ꯃꯌꯥꯝ ꯂꯥꯛꯁꯤꯟꯕꯤꯔꯣ ꯁꯤꯌꯔꯁꯨ ꯇꯧꯕ ꯌꯥꯔꯗꯤ ꯁꯤꯌꯔ ꯇꯧꯁꯟꯕꯤꯔꯝꯃꯣ ꯃꯇꯝꯁꯨ ꯊꯦꯡꯉꯕꯅꯤꯅ ꯃꯌꯥꯝꯁꯦ ꯉꯥꯏꯕꯗ ꯌꯨꯝꯅꯥꯝ ꯕꯤꯗ꯭ꯌꯥꯅꯟꯗ ꯁꯤꯡ ꯕ꯭ꯔꯣ ꯆꯥꯛ ꯆꯥꯔꯕꯣ ꯍꯥꯏ ꯕꯤꯗ꯭ꯌꯥꯅꯟꯗ ꯆꯥꯛ ꯆꯥꯗ꯭ꯔꯤꯌꯦ ꯆꯥꯛꯇꯤ ꯑꯩꯗꯤ ꯈꯔꯁꯨ ꯊꯦꯡꯅ ꯆꯥꯏ ꯑꯗꯨꯒ ꯁꯤ ꯂꯥꯏꯚ ꯂꯣꯏꯔꯒ ꯑꯣꯏꯅ ꯆꯥꯒꯦꯅ ꯉꯁꯤꯁꯨ ꯆꯥꯛꯇꯤ ꯆꯥꯗ꯭ꯔꯤ ꯆꯥꯛꯇꯤ ꯂꯣꯏꯔꯦ ꯕꯤꯗ꯭ꯌꯥꯅꯟꯗꯗꯤ ꯆꯥꯛ ꯆꯥꯔꯕ꯭ꯔꯣ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯃꯌꯥꯝꯁꯦ ꯌꯥꯝ ꯆꯪꯅꯔꯛꯇ꯭ꯔꯤ ꯊꯦꯡꯅꯗ꯭ꯔꯤ ꯃꯥꯜꯂꯦ ꯅꯣꯇꯤꯐꯤꯀꯦꯁꯟ ꯂꯥꯛꯇꯕ ꯃꯥꯜꯂꯦ ꯃꯌꯥꯝ ꯂꯥꯏꯚ ꯊꯥꯕ ꯃꯇꯝꯗꯀꯣ ꯂꯥꯏꯚ ꯍꯦꯛ ꯊꯥꯕꯒ ꯊꯦꯡꯅꯅꯕ ꯈꯪꯅꯕ ꯑꯩꯈꯣꯏꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯈꯛꯇ ꯅꯠꯇꯅ ꯆꯦꯅꯦꯜꯗꯣ ꯅꯣꯇꯤꯐꯤꯀꯦꯁꯟꯗꯣ ꯑꯣꯜꯗ ꯊꯝꯕꯤꯌꯨ ꯑꯣꯜꯗ ꯊꯝ ꯇꯥꯔꯗꯤ ꯂꯥꯏꯚ ꯊꯥꯕ ꯃꯇꯝꯗ ꯑꯗꯨꯝ ꯂꯥꯛꯄꯅꯦꯕ ꯅꯠꯇ꯭ꯔꯗꯤ ꯑꯇꯣꯞꯄ ꯚꯤꯗꯤꯑꯣ ꯊꯥꯒꯠꯄ ꯑꯣꯏꯔꯁꯨ ꯑꯗꯩꯗꯤ ꯂꯥꯏꯚ ꯊꯥꯕ ꯑꯣꯏꯔꯁꯨ ꯅꯣꯇꯤꯐꯤꯀꯦꯁꯟꯁꯦ ꯑꯣꯜꯗ ꯊꯝꯗ꯭ꯔꯗꯤ ꯈꯨꯗꯛꯇ ꯂꯥꯛꯇꯕꯅꯤ ꯀꯣꯟꯅ ꯊꯦꯡꯅꯒ ꯂꯥꯛꯄ ꯑꯗꯩ ꯅꯣꯡ ꯅꯤꯅꯤ ꯂꯩꯔꯒ ꯂꯥꯛꯄ ꯌꯥꯎꯕꯅꯦ ꯏꯌꯥꯝꯕꯁꯨ ꯂꯥꯛꯑꯦ ꯏꯌꯥꯝꯕ ꯌꯥꯝ ꯆꯪꯉꯛꯑꯦ ꯂꯥꯏꯛ ꯑꯃ ꯇꯧꯁꯜꯂꯛꯏꯁꯦ ꯑꯌꯥꯝꯕ ꯑꯣꯏꯔꯝꯗꯧ ꯃꯥꯜꯂꯦ ꯍꯦꯛ ꯂꯥꯛꯄꯒ ꯂꯥꯏꯛꯇ ꯅꯝꯁꯤꯜꯂꯛꯏꯁꯦ ꯑꯌꯥꯝꯕꯗꯤ ꯍꯦꯛꯇ ꯅꯝꯁꯤꯟꯕꯅꯦ ꯃꯌꯥꯝ ꯑꯇꯩꯗꯤ ꯀꯥꯎꯕ꯭ꯔꯥ ꯀꯩꯅꯣ ꯑꯌꯥꯝꯕꯗꯤ ꯂꯥꯏꯛ ꯅꯝꯁꯤꯟꯕꯁꯤꯗꯤ ꯀꯥꯎꯒꯟꯗꯕꯅꯤ ꯕ꯭ꯔꯣ F55ꯒꯤ ꯃꯇꯥꯡꯗ ꯈꯤꯇ ꯍꯥꯏꯕꯤꯔꯛꯑꯣ ꯃꯥꯒꯤ ꯄ꯭ꯔꯣꯁꯦꯁꯔ ꯀꯦꯃꯦꯔꯥ ꯗꯤꯁꯄ꯭ꯂꯦ ꯍꯥꯏꯌꯦ ꯕꯤꯗ꯭ꯌꯥꯅꯟꯗ F55ꯁꯦ ꯑꯩ ꯉꯔꯥꯡꯁꯨ ꯂꯥꯏꯚꯇꯁꯨ ꯀꯅꯥꯅꯣꯝꯅ ꯍꯪꯉꯛꯈ꯭ꯔꯦꯕꯀꯣ ꯑꯗꯣ F55 ꯃꯥꯒꯤ ꯄ꯭ꯔꯣꯁꯦꯁꯔ ꯀꯦꯃꯦꯔꯥꯁꯦ ꯑꯦꯛꯖꯤꯅꯣꯁꯀꯤ ꯄ꯭ꯔꯣꯁꯦꯁꯔ ꯑꯣꯏꯕꯁꯤꯗꯀꯣ ꯄ꯭ꯔꯣꯁꯦꯁꯔꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯅꯣꯔꯃꯦꯜ ꯇꯥꯛꯁꯀꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗꯤ ꯑꯗꯨꯝ ꯌꯥꯕ ꯑꯗꯨꯒ ꯌꯥꯝꯅ ꯍꯦꯚꯤ ꯇꯥꯛꯁꯇꯗꯤ ꯃꯣꯏꯁꯦ ꯍꯤꯇꯤꯡ ꯏꯁꯨꯒꯨꯝꯕꯁꯦ ꯈꯔ ꯂꯩꯌꯦ ꯑꯗꯨꯅ ꯌꯥꯝꯅ ꯑꯩꯈꯣꯏ ꯒꯦꯝꯒꯨꯝꯕ ꯁꯥꯟꯅꯒꯟꯕ ꯑꯗꯩꯗꯤ ꯑꯇꯣꯞꯄ ꯑꯩꯈꯣꯏꯒꯤ ꯐꯣꯟꯗꯒ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯥꯟꯗꯤ ꯔꯤꯜꯁ ꯅꯝꯅꯔꯦ ꯔꯤꯜꯁ ꯁꯦꯝꯕ ꯈꯣꯠꯄ ꯑꯗꯩ ꯚꯤꯗꯤꯑꯣ ꯑꯗꯨꯝ ꯏꯗꯤꯠ ꯇꯧꯕ ꯈꯣꯠꯄ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯑꯗꯨꯝ ꯈꯔꯗꯤ ꯑꯗꯨꯝ ꯍꯥꯞꯅꯩꯗꯅꯀꯣ ꯑꯗꯨꯝꯕ ꯍꯥꯞꯄꯒꯤ ꯍꯦꯚꯤ ꯇꯧꯕꯒꯤꯗꯤ ꯃꯥꯁꯦ ꯌꯥꯝꯅ ꯀꯥ ꯍꯦꯟꯅ ꯐꯕ ꯄ꯭ꯔꯣꯁꯦꯁꯔꯗꯤ ꯑꯣꯏꯗꯦꯕꯀꯣ ꯑꯗꯨꯒ ꯀꯦꯃꯦꯔꯥꯒꯨꯝꯕ ꯑꯇꯩ ꯑꯇꯩꯒꯤ ꯐꯤꯆꯔꯁꯇꯤ ꯑꯗꯨꯝ ꯐꯩ ꯑꯗꯨꯅ ꯁꯤꯖꯤꯟꯅꯗꯣꯔꯤꯗꯣ ꯑꯗꯨꯒꯤ ꯌꯨꯖꯦꯁꯇꯨꯒꯤ ꯃꯈꯥ ꯄꯣꯜꯂꯦ ꯑꯗꯨꯃꯥꯏꯅ ꯑꯌꯥꯝꯕꯅ ꯐꯥꯔꯁ ꯂꯥꯏꯛ ꯍꯥꯏ ꯍꯣꯏ ꯑꯌꯥꯝꯕ ꯂꯥꯏꯛ ꯑꯃ ꯂꯩꯔꯤꯁꯦ ꯑꯌꯥꯝꯕꯅ ꯅꯝꯁꯤꯟꯕꯤꯗ ꯑꯇꯩꯗꯤ ꯅꯝꯁꯤꯜꯂꯛꯇ꯭ꯔꯤ ꯌꯦꯡꯉꯁꯨ ꯃꯌꯥꯝ ꯑꯃꯨꯛꯇꯪ ꯂꯥꯏꯛꯁꯦ ꯑꯃꯨꯛꯇꯪ ꯁꯠ ꯅꯝꯁꯤꯟꯕꯤꯔꯗꯤ ꯅꯨꯡꯉꯥꯏꯅꯤ ꯃꯇꯝꯁꯦ ꯊꯦꯡꯅ ꯇꯧꯕꯒꯤꯔ ꯀꯩꯅꯣ ꯑꯩ ꯃꯇꯝꯁꯦ ꯀꯩꯅꯣ ꯇꯧꯗꯕꯒꯤ ꯂꯥꯏꯚꯁꯦ ꯉꯟꯅ ꯊꯥꯗꯕꯩꯔ ꯀꯩꯅꯣ ꯃꯌꯥꯝꯁꯦ ꯊꯦꯡꯅꯗꯕ꯭ꯔꯥ ꯍꯧꯖꯤꯛꯀꯥꯟꯁꯦ ꯂꯥꯏꯚꯁꯦ ꯃꯤ ꯃꯁꯤꯡꯁꯤ ꯋꯥꯠꯄꯗꯧꯅ ꯇꯧꯋꯤ ꯀꯃꯦꯟ ꯇꯧꯒꯟꯕ ꯑꯗꯩꯗꯤ ꯁꯨꯝ ꯑꯩꯈꯣꯏ ꯋꯥꯔꯤ ꯋꯥꯇꯥꯏ ꯑꯗꯨꯝ ꯁꯥꯟꯅꯕ ꯑꯌꯥꯝꯕ ꯃꯇꯝꯗ ꯂꯥꯏꯚ ꯊꯥ ꯃꯇꯝꯗ ꯑꯗꯨꯝ ꯊꯦꯡꯅꯕꯁꯤꯡꯁꯦ ꯆꯪꯉꯛꯑꯒ ꯀꯃꯦꯟ ꯇꯧꯗ꯭ꯔꯤꯔꯥ ꯅꯠꯇ꯭ꯔꯒꯅ ꯊꯦꯡꯅꯗ꯭ꯔꯕ꯭ꯔꯥ ꯆꯪꯉꯛꯇꯕ꯭ꯔꯥ ꯀꯩꯅꯣꯝꯗꯤ ꯇꯧꯔꯦ ꯑꯗꯨꯅ ꯃꯌꯥꯝꯒꯤ ꯑꯄꯥꯝꯕ ꯑꯅꯤꯡꯕꯁꯦ ꯂꯣꯏꯅꯃꯛꯇꯤ ꯊꯨꯡꯍꯟꯅꯤꯡꯉꯤ ꯑꯗꯨꯕꯨ ꯑꯩ ꯂꯣꯏꯅꯃꯛꯇꯤ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯃꯌꯥꯝꯒꯤ ꯑꯄꯥꯝꯕ ꯈꯨꯗꯤꯡꯃꯛꯇ ꯂꯣꯏ ꯊꯨꯡꯍꯟꯕꯗꯤ ꯉꯝꯗ꯭ꯔꯦ ꯃꯇꯝ ꯈꯔꯗꯪ ꯑꯩ ꯏꯁꯥꯅꯁꯨ ꯑꯗꯨꯒꯤ ꯇꯥꯟꯖꯥꯗꯣ ꯉꯥꯏꯖꯔꯤꯕꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯃꯌꯥꯝꯁꯨ ꯉꯥꯏꯃꯤꯟꯅꯁꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯑꯗꯨꯒꯤ ꯃꯇꯝꯗ ꯂꯥꯛ ꯃꯇꯝꯗꯗꯤ ꯃꯌꯥꯝꯒꯤ ꯍꯪꯉꯛꯏꯕ ꯀꯣꯏꯁꯟ ꯑꯟꯁꯔꯒꯤ ꯚꯤꯗꯤꯑꯣꯒꯤ ꯇꯣꯉꯥꯟꯅ ꯅꯍꯥꯟꯋꯥꯏ ꯑꯩꯈꯣꯏ ꯁꯦꯇꯔꯗꯦ ꯁꯟꯗꯦꯗ ꯑꯩꯈꯣꯏꯒꯤ Q&A ꯁꯦꯔꯤꯁꯀ ꯇꯧꯔꯝꯕꯗꯣ ꯀꯣꯏꯁꯟ ꯑꯟꯁꯔꯒꯤ ꯑꯣꯏꯕ ꯇꯣꯉꯥꯟꯕ ꯁꯦꯔꯤꯁ ꯑꯃ ꯃꯌꯥꯝꯒꯤ ꯀꯣꯏꯁꯟꯁꯤꯡꯁꯦ ꯂꯣꯏ ꯂꯧꯈꯠꯂꯀꯥꯟꯗ ꯑꯗꯨꯒꯤ ꯀꯃꯦꯟꯇꯨꯒꯤ ꯄꯥꯊꯣꯛꯑꯒ ꯑꯟꯁꯔ ꯄꯤꯕꯒꯤ ꯑꯗꯨꯝꯕ ꯚꯤꯗꯤꯑꯣꯒꯤ ꯁꯦꯔꯤꯁ ꯑꯃ ꯇꯧꯔꯝꯕꯗꯣ ꯑꯗꯨꯁꯨ ꯑꯩ ꯈꯔ ꯂꯩꯔꯒ ꯇꯧꯒꯦꯅꯗꯤ ꯑꯗꯨꯝ ꯈꯜꯂꯤ ꯍꯧꯖꯤꯛꯁꯤꯁꯨ ꯋꯥꯈꯜꯁꯤꯗꯀꯣ ꯑꯗꯨꯒ ꯃꯇꯝꯁꯦ ꯈꯤꯇꯪ ꯑꯩꯉꯣꯟꯗ ꯇꯟꯖꯥ ꯆꯥꯟꯅꯗꯕ ꯍꯥꯏꯒꯗ꯭ꯔꯥ ꯑꯗꯩꯗꯤ ꯑꯩꯉꯣꯟꯗ ꯍꯧꯖꯤꯛꯁꯦ ꯑꯩꯉꯣꯟꯗ ꯃꯗꯨꯒꯤꯗ ꯗꯔꯀꯥꯔ ꯑꯣꯏꯕ ꯏꯀ꯭ꯋꯤꯞꯃꯦꯟꯁꯤꯡꯁꯦ ꯈꯔ ꯂꯩꯇꯕꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯁꯦꯝꯕ ꯈꯣꯠꯄꯁꯤꯁꯦ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯈꯤꯇꯪ ꯂꯩꯕꯒꯤ ꯑꯩ ꯃꯗꯨ ꯍꯧꯕ ꯉꯝꯗꯗꯅ ꯂꯩꯔꯦ ꯑꯗꯨꯁꯨꯈꯔ ꯂꯩꯔꯒꯗꯤ ꯑꯩ ꯍꯧꯔꯛꯑꯅꯤ ꯑꯗꯨꯅ ꯃꯌꯥꯝ ꯑꯗꯨꯝ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯉꯁꯤꯐꯥꯎ ꯁꯞꯄꯣꯔꯠ ꯑꯗꯨꯝ ꯇꯧꯔ ꯂꯥꯛꯏꯕ ꯃꯌꯥꯝꯁꯤꯡꯒꯤ ꯁꯞꯄꯣꯔꯠꯇꯨ ꯇꯨꯡꯗꯁꯨ ꯑꯗꯨꯝ ꯇꯧꯈꯤꯅꯤ ꯍꯥꯏꯕ ꯊꯥꯖꯩ ꯑꯗꯨꯅ ꯃꯇꯝ ꯈꯔꯗꯪꯗꯤ ꯉꯥꯏꯃꯤꯟꯅꯁꯦ ꯑꯗꯨꯒ ꯉꯔꯥꯡꯁꯦ ꯚꯤꯗꯤꯑꯣꯁꯦ ꯁꯦꯝꯃꯦꯕ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡꯁꯦ ꯂꯥꯏꯚ ꯊꯥꯕ ꯂꯣꯏꯔ ꯆꯥꯛ ꯆꯥꯊꯣꯛꯑꯒ ꯚꯤꯗꯤꯑꯣꯁꯦ ꯁꯦꯝꯃꯦ ꯑꯗꯨꯒ ꯀꯩꯅꯣꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏꯒꯤ ꯌꯨꯇ꯭ꯌꯨꯕꯀꯤ ꯀꯣꯟꯇꯦꯟ ꯃꯣꯅꯤꯇꯥꯏꯖꯦꯁꯟꯒꯤ ꯃꯇꯥꯡꯗꯨꯗ ꯚꯤꯗꯤꯑꯣ ꯁꯦꯝꯕꯤꯔꯛꯑꯣꯅ ꯃꯤ ꯈꯔꯅ ꯑꯗꯨꯝ ꯀꯃꯦꯟ ꯇꯧꯔꯛꯄꯁꯨ ꯌꯥꯎꯋꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯄꯨꯔꯥꯟ ꯊꯥꯕ ꯍꯥꯏꯅ ꯆꯦꯅꯦꯜ ꯑꯃ ꯂꯩꯕꯗꯣ ꯑꯗꯨꯒꯤ ꯏꯌꯥꯝꯕꯗꯨꯅꯁꯨ ꯃꯥꯅ ꯑꯗꯨꯒꯤ ꯃꯇꯥꯡꯗꯨꯗ ꯃꯥ ꯈꯤꯇꯪ ꯚꯤꯗꯤꯑꯣ ꯑꯝꯇ ꯁꯦꯝꯃꯗꯤ ꯅꯨꯡꯉꯥꯏꯅꯤꯅ ꯍꯥꯏꯅ ꯇꯧꯔꯛꯄꯗ ꯑꯩꯁꯦ ꯚꯤꯗꯤꯑꯣꯁꯦ ꯁꯦꯝꯃꯦ ꯑꯗꯨꯒ ꯑꯣꯟ ꯇꯧꯔ ꯃꯥꯏꯀ꯭ꯔꯣꯐꯣꯟꯁꯦ ꯑꯣꯟ ꯇꯧꯔꯒ ꯐꯝꯃꯒ ꯉꯥꯡꯉꯦ ꯑꯗꯨꯒ ꯂꯥꯁꯇ ꯁꯤꯒꯤ ꯃꯥꯏꯀ꯭ꯔꯣꯐꯣꯟꯁꯦ ꯑꯣꯟ ꯇꯧꯔꯝꯗꯕꯅꯦꯕ ꯁꯤꯒꯤ ꯒ꯭ꯔꯤꯟ ꯃꯆꯨꯒꯤ ꯂꯥꯏꯠ ꯉꯥꯜꯂꯝꯗꯕꯅꯦ ꯋꯥꯉꯩ ꯅꯝꯕ ꯂꯣꯏꯔꯀꯥꯟꯗ
ꯁꯥꯎꯟꯗꯣ ꯑꯃꯐꯥꯎ ꯆꯠꯂꯝꯗ ꯂꯩꯔꯝꯃꯦ ꯃꯀꯣꯛꯇꯩ ꯑꯃꯨꯛ ꯍꯟꯕꯒꯤ ꯐꯤꯕꯝꯗ ꯂꯩ ꯑꯗꯨꯅ ꯏꯇꯣꯝꯇ ꯇꯧꯕꯅꯤꯅꯀꯣ ꯀꯦꯃꯦꯔꯥꯁꯦ ꯚꯤꯗꯤꯑꯣ ꯑꯣꯟ ꯇꯧꯔꯒ ꯃꯅꯤꯡꯗ ꯑꯃꯨꯛ ꯆꯦꯟꯁꯤꯜꯂꯒ ꯑꯃꯨꯛ ꯅꯝꯗꯣꯏꯅꯤꯅꯀꯣ ꯐ꯭ꯔꯟꯠ ꯀꯦꯃꯦꯔꯥꯁꯤꯗ ꯅꯝꯕꯁꯤꯗꯤ ꯑꯃꯨꯛ ꯃꯌꯦꯛꯁꯨ ꯈꯤꯇꯪ ꯁꯦꯡꯕ ꯋꯥꯠꯂꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯍꯣꯔꯥꯏꯖꯟꯇꯦꯜ ꯚꯔꯇꯤꯀꯦꯜꯁꯤ ꯀꯩꯅꯣꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯈꯤꯇꯪ ꯃꯥꯒꯤ ꯑꯦꯂꯥꯏꯟꯃꯦꯟꯁꯦ ꯆꯥꯟꯅꯗꯦꯕ ꯃꯇꯥꯏꯁꯦ ꯁꯦꯜꯐꯤ ꯀꯦꯃꯦꯔꯥꯁꯦ ꯃꯊꯛꯇ ꯂꯩꯕꯅꯤꯅ ꯑꯗꯨꯅ ꯈꯤꯇꯪ ꯐꯔꯛ ꯇꯥꯕꯗꯨꯅ ꯀꯅꯥꯒꯨꯝꯕ ꯃꯇꯦꯡ ꯄꯥꯡꯕꯤꯅꯕꯒ ꯂꯩꯔꯗꯤ ꯀꯦꯃꯦꯔꯥ ꯅꯝꯀꯥꯟꯗ ꯌꯥꯔꯦꯍꯦ ꯅꯪꯒꯤꯗꯣ ꯃꯄꯥꯗꯣ ꯆꯥꯅ ꯂꯩꯔꯦ ꯑꯗꯩꯗꯤ ꯃꯥꯏꯀ꯭ꯔꯣꯐꯣꯟꯗꯣ ꯑꯣꯟ ꯇꯧꯔꯦ ꯈꯣꯠꯂꯦ ꯀꯥꯏꯅ ꯈꯤꯇꯪ ꯃꯅꯤꯡꯗꯒꯤꯒ ꯍꯥꯏꯕꯤꯔꯛꯑꯗꯤ ꯂꯩꯗꯅꯀꯣ ꯑꯗꯨ ꯐꯕ ꯑꯩꯗꯤ ꯑꯃꯨꯛ ꯀꯦꯃꯦꯔꯥꯁꯦ ꯑꯃꯨꯛ ꯑꯣꯟ ꯇꯧꯔꯒ ꯃꯅꯤꯡꯗ ꯑꯃꯨꯛ ꯆꯦꯟꯁꯤꯜꯂꯒ ꯑꯃꯨꯛ ꯅꯝꯗꯣꯏꯅꯦ ꯋꯥ ꯑꯃꯨꯛ ꯉꯥꯡꯉ ꯑꯗꯨꯒ ꯂꯥꯁꯇ ꯑꯃꯨꯛ ꯀꯦꯃꯦꯔꯥ ꯚꯤꯗꯤꯑꯣꯁꯤꯗ ꯃꯥꯏꯀ꯭ꯔꯣꯐꯣꯟꯁꯦ ꯑꯃꯨꯛ ꯑꯣꯟ ꯇꯧꯔꯝꯗꯣꯏꯅꯦ ꯉꯔꯥꯡ ꯉꯥꯛꯇ ꯅꯠꯇꯦꯀꯣ ꯃꯥꯡꯗꯁꯨ ꯌꯥꯝ ꯌꯥꯎꯋꯦꯕꯀꯣ ꯑꯗꯨꯗꯨꯅ ꯑꯩꯉꯣꯟꯗꯗꯤ ꯌꯥꯝꯅ ꯈꯤꯇꯪ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯈꯤꯇꯪ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩ ꯑꯗꯨ ꯄ꯭ꯔꯣꯕ꯭ꯂꯦꯝꯗꯨ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯑꯆꯧꯕ ꯑꯔꯨꯕ ꯄ꯭ꯔꯣꯕ꯭ꯂꯦꯝꯕꯨꯗꯤ ꯅꯠꯇꯦ ꯀꯩꯁꯨ ꯊꯣꯏꯅꯕꯨꯗꯤ ꯈꯟꯗꯦ ꯑꯗꯣ ꯊꯕꯛꯁꯦ ꯑꯅꯤ ꯍꯟꯅꯕ ꯍꯥꯏꯁꯨ ꯅꯨꯡꯉꯥꯏꯇꯦꯗꯅꯀꯣ ꯑꯍꯥꯟꯕꯗꯨꯗ ꯌꯥꯝꯅ ꯃꯨꯠ ꯑꯃꯒ ꯂꯣꯏꯅꯅ ꯌꯥꯝ ꯏꯟꯇꯔꯦꯁꯇꯤꯡ ꯑꯣꯏꯅ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯕ ꯇꯣꯄꯤꯛꯁꯤꯡꯗꯣ ꯑꯩꯅ ꯍꯥꯏꯔꯒ ꯚꯤꯗꯤꯑꯣꯁꯦ ꯅꯝꯈ꯭ꯔꯕꯅꯦꯕ ꯑꯗꯣ ꯑꯃꯨꯛ ꯍꯟꯕ ꯃꯇꯝꯗꯗꯤ ꯉꯁꯥꯏ ꯑꯍꯥꯟꯕꯗ ꯍꯥꯏꯈꯤꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯆꯤꯟꯐꯥ ꯐꯥꯕꯗꯤ ꯅꯠꯇꯕꯅꯤꯅ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯍꯥꯏꯕꯁꯨ ꯉꯝꯗ ꯆꯤꯊꯍꯧꯕꯁꯨ ꯑꯗꯨꯝ ꯌꯥꯎꯔꯛꯏꯗꯅ ꯑꯗꯨꯗꯨꯅ ꯚꯤꯗꯤꯑꯣꯁꯦ ꯁꯦꯝꯕ ꯀꯥꯟꯁꯤꯗ ꯐꯔꯛꯁꯦ ꯌꯥꯝ ꯇꯥꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗꯨꯒꯤꯅꯤ ꯃꯌꯥꯝ ꯁꯥꯎ ꯌꯥꯗꯦ ꯋꯥꯔꯧꯕꯤ ꯌꯥꯗꯦ ꯉꯁꯤ ꯐꯥꯎꯕꯗꯤ ꯑꯗꯨꯝ ꯁꯞꯄꯣꯔꯠ ꯇꯧꯗꯅ ꯂꯥꯛꯏ ꯇꯧꯕꯁꯨ ꯇꯧꯔꯛꯈꯤꯅꯤ ꯇꯨꯡꯗꯁꯨ ꯊꯥꯖꯩ ꯑꯗꯣ ꯁꯨꯔꯦꯁ ꯃꯣꯏꯔꯥꯡꯊꯦꯝ ꯍꯥꯏꯕ꯭ꯔꯣ ꯍꯥꯏ ꯁꯨꯔꯦꯁ ꯁꯣꯔꯤ ꯃꯌꯥꯡꯂꯝꯕꯝ ꯍꯥꯏꯕꯀꯣ ꯑꯗꯨꯒ ꯀꯃꯥꯟꯗꯣ ꯃꯣꯏꯔꯥꯡꯊꯦꯝ ꯍꯥꯏꯕ ꯕ꯭ꯔꯣꯁꯨ ꯁꯞꯄꯣꯔꯠ ꯊꯦꯡꯉꯦꯗ ꯄꯨꯡ 10ꯗꯩ ꯂꯥꯏꯚ ꯇꯧꯁꯦ ꯃꯊꯪꯗꯩꯗꯤ ꯕ꯭ꯔꯣ ꯍꯥꯏ ꯍꯣꯏ ꯅꯅꯥꯎ ꯑꯩꯁꯦ ꯂꯥꯏꯚꯁꯤꯗꯤ ꯉꯟꯅꯗꯤ ꯌꯥꯝ ꯇꯧꯅꯤꯡꯕꯅꯦ ꯑꯗꯨꯗ ꯑꯩꯉꯣꯟꯗꯁꯨ ꯈꯤꯇꯪ ꯑꯩꯒꯤ ꯇꯧꯗ ꯌꯥꯗꯕꯀꯣ ꯊꯥꯡꯖ ꯅꯣꯡꯃꯥꯏꯖꯤꯡꯁꯤꯗ ꯁꯨꯇꯤ ꯐꯪꯕ ꯃꯇꯝꯁꯤꯗ ꯑꯩꯁꯨ ꯑꯇꯣꯞꯄ ꯊꯕꯛꯁꯤꯡꯗꯣ ꯇꯧꯍꯧꯗ꯭ꯔꯒꯗꯤ ꯑꯇꯩ ꯃꯇꯝꯗ ꯇꯧꯕꯒꯤ ꯃꯇꯝꯁꯨ ꯑꯝꯇ ꯂꯩꯇꯕ ꯁꯝꯅ ꯍꯥꯏꯔꯀꯥꯟꯗ ꯏꯁꯝ ꯁꯝꯕꯤꯗ ꯅꯣꯔꯃꯦꯜꯂꯤ ꯊꯕꯛ ꯆꯠꯄ ꯃꯇꯝꯗꯗꯤ ꯁꯪꯗꯕꯅꯤ나 ꯀꯣꯏꯕꯧ ꯀꯛ ꯁꯪꯗꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯊꯥꯡꯖ ꯅꯣꯡꯃꯥꯏꯖꯤꯡ ꯀꯣꯏ ꯀꯛꯄꯐꯧ ꯌꯥꯎꯔꯒ ꯏꯁꯝ ꯁꯝꯕꯅꯦꯅꯀꯣ ꯑꯩꯅ ꯍꯥꯏꯁꯦ ꯃꯌꯥꯝ ꯇꯧꯗ ꯌꯥꯗꯕ ꯍꯤꯡꯕꯗ ꯆꯪꯕ ꯌꯥꯗꯕ ꯊꯕꯛ ꯃꯌꯥꯝꯗꯣ ꯑꯗꯨ ꯃꯌꯥꯝꯗꯣ ꯂꯣꯏ ꯊꯥꯡꯖ ꯅꯣꯡꯃꯥꯏꯖꯤꯡꯗ ꯇꯧꯕꯅꯤꯅ ꯑꯩꯗꯣ ꯈꯤꯇꯪ ꯃꯇꯝꯁꯦ ꯀꯥꯏꯊꯣꯛꯄ ꯉꯝꯗꯕꯒꯤꯅꯤ ꯃꯗꯨ ꯋꯥꯔꯧꯕꯤꯔꯣꯏꯅ ꯑꯩ ꯈꯟꯖꯩ ꯑꯃꯁꯨꯡ ꯑꯗꯨꯕꯨꯗꯤ ꯋꯥꯔꯧꯕꯤꯗꯅꯕ ꯑꯩ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯔꯤ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯑꯩꯁꯨ ꯉꯝꯃꯒꯗꯤ ꯌꯥꯔꯤꯉꯩꯗꯤ ꯉꯟꯅꯕꯗꯤ ꯑꯩ ꯍꯣꯠꯅꯖꯕꯅꯦ ꯑꯗꯨ ꯍꯧꯖꯤꯛꯁꯨ ꯆꯥꯛ ꯆꯥꯗ꯭ꯔꯤꯕꯀꯣ ꯏꯔꯨꯖ ꯂꯣꯏꯕꯒꯅꯤ ꯐꯝꯃꯤꯁꯦ ꯂꯥꯏꯠ ꯇꯧꯔꯒ ꯐꯝꯃꯤꯁꯦ ꯑꯗꯨꯅ ꯋꯥꯔꯧꯕꯤꯕ ꯌꯥꯗꯦ ꯔꯤꯌꯦꯜꯃꯤ 15 ꯄ꯭ꯔꯣꯁꯦ ꯀꯃꯥꯏꯅ ꯇꯧꯕꯖꯥꯠꯅꯣ ꯑꯩꯁꯨ ꯍꯧꯖꯤꯛꯇ ꯌꯦꯡꯂꯝꯕꯅꯤ ꯂꯥꯏꯚ ꯍꯧꯔꯁꯦ ꯍꯥꯏꯕꯗꯨꯗ ꯀꯣꯟꯅ ꯌꯦꯡꯉꯒꯦ ꯇꯧꯕ ꯔꯤꯌꯦꯜꯃꯤ 15 ꯄ꯭ꯔꯣ ꯑꯩ ꯏꯌꯥꯝꯕ ꯃꯗꯨꯒꯤ ꯐꯣꯟꯗꯣ ꯑꯩ ꯐꯖꯅ ꯃꯥꯒꯤ ꯐꯤꯆꯔꯁꯤꯡꯗꯤ ꯑꯩ ꯌꯦꯡꯉꯨꯗ꯭ꯔꯤ ꯑꯩꯁꯨ ꯃꯗꯨ ꯑꯃꯨꯛꯇꯪ ꯌꯦꯡꯗ꯭ꯔꯒꯗꯤ ꯐꯖꯅ ꯀꯩꯅꯣ ꯇꯧꯕꯗꯣ ꯑꯩ ꯍꯥꯏꯐꯝ ꯈꯪꯉꯣꯏ ꯑꯗꯨꯅ ꯃꯈꯥ ꯇꯥꯅ ꯀꯣꯟꯅ ꯑꯃꯨꯛ ꯌꯦꯡꯉꯒ ꯑꯗꯨꯃꯥꯏꯅ ꯑꯣꯏꯅ ꯑꯗꯨꯝ ꯏꯆꯤꯜ ꯏꯅꯥꯎ ꯑꯗꯨꯝ ꯄꯥꯎ ꯐꯥꯎꯅꯔꯁꯦ ꯑꯗꯨꯝ ꯋꯥꯆꯞꯇꯁꯨ ꯀꯩꯁꯨ ꯄꯥꯎ ꯐꯥꯎꯅꯕ ꯌꯥꯕ ꯂꯩꯕꯅꯤꯅ ꯕ꯭ꯔꯣ ꯅꯣꯠ 14 ꯄ꯭ꯔꯣꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯂꯩꯒꯦ ꯇꯧꯅꯤ ꯍꯥꯏꯌꯦ ꯅꯥꯎꯕ ꯂꯣꯏꯇꯣꯟꯖꯝ ꯅꯣꯠ 14 ꯄ꯭ꯔꯣꯗꯀꯣ ꯑꯩꯅ ꯅꯣꯠ 14ꯒꯤ ꯁꯦꯔꯤꯁꯁꯤꯡꯗꯣ ꯌꯦꯡꯉꯦ ꯃꯣꯏꯒꯤ ꯀꯦꯃꯦꯔꯥꯒꯁꯦ ꯁꯣꯅꯤꯒꯤ ꯀꯦꯃꯦꯔꯥ ꯑꯣꯏꯌꯦ ꯗꯤꯖꯥꯏꯟꯒꯁꯨ ꯌꯥꯝ ꯐꯖꯔꯦ ꯃꯅꯤꯡꯒꯤ ꯒ꯭ꯂꯥꯁ ꯕꯦꯛꯀ ꯑꯣꯏꯕ ꯈꯣꯠꯄ ꯑꯗꯨꯒꯤ ꯅꯣꯠꯀꯤ 14 ꯁꯦꯔꯤꯁꯁꯦ ꯂꯣꯏ ꯐꯩꯌꯦꯕꯀꯣ ꯀꯦꯃꯦꯔꯥꯒꯤ ꯁꯣꯅꯤꯒꯁꯨ ꯌꯥꯎꯔꯤꯗꯨꯁꯨ ꯀꯦꯃꯦꯔꯥꯒꯗ ꯃꯌꯦꯛ ꯌꯥꯝ ꯁꯦꯡꯒꯗꯕꯅꯦꯕꯀꯣ ꯑꯗꯨꯒ ꯃꯥꯒꯤꯗ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯑꯦꯝ ꯑꯥꯏꯒꯤ ꯍꯥꯏꯇꯥꯔꯦꯅꯦ ꯁꯥꯎꯃꯤꯒꯤ ꯀꯩꯅꯣꯅꯤ ꯁꯝꯕ꯭ꯔꯥꯅꯤꯅ ꯃꯉꯣꯟꯗ ꯈꯤꯇꯪ ꯀꯩꯅꯣꯁꯦ ꯗ꯭ꯔꯣꯕꯦꯛ ꯍꯥꯏꯇꯥꯔꯒꯗꯤ ꯃꯇꯝ ꯈꯔ ꯑꯣꯏꯁꯜꯂꯛꯑꯀꯥꯟꯗ ꯀꯦꯃꯦꯔꯥ ꯃꯌꯦꯛ ꯁꯦꯡꯂꯛꯇꯕꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤꯃꯗꯤ ꯑꯩ ꯇꯁꯦꯡꯅ ꯏꯁꯥꯅ ꯑꯩꯅ ꯊꯦꯡꯅꯔꯦ ꯍꯥꯏꯇꯥꯔꯦ ꯑꯩꯒꯤ ꯏꯃꯥꯟꯅꯕ ꯑꯃꯅꯁꯨ ꯃꯥꯒꯤ ꯔꯦꯗꯃꯤꯒꯤ ꯁꯦꯔꯤꯁ ꯑꯃ ꯃꯥꯒꯤꯗꯣ 13ꯗ 12ꯗ ꯀꯥꯎꯔꯦ ꯑꯗꯨꯗꯣ ꯂꯩ ꯃꯇꯝꯁꯤꯗ ꯀꯦꯃꯦꯔꯥꯁꯦ ꯈꯔꯒ ꯌꯥꯔꯛꯇꯗꯅ ꯑꯩ ꯏꯃꯥꯡꯗꯅꯤꯀꯣ ꯍꯥꯏꯁꯦ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯌꯥꯎꯈꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯀꯦꯃꯦꯔꯥꯁꯦ ꯌꯥꯔꯛꯇꯕ ꯈꯛꯇ ꯅꯠꯇꯅ ꯑꯩꯈꯣꯏꯒꯤ ꯃꯌꯦꯛ ꯁꯦꯡꯕꯒꯤ ꯆꯥꯡꯁꯦ ꯍꯟꯊꯔꯛꯑꯦꯕꯀꯣ ꯁꯣꯐꯋꯦꯔ ꯑꯅꯧꯕ ꯑꯞꯗꯦꯠꯀꯨꯝꯕꯒ ꯂꯥꯛꯑꯀꯥꯟꯗ ꯑꯗꯨꯁꯨ ꯑꯃ ꯂꯩꯈ꯭ꯔꯦ ꯑꯗꯨꯒꯤꯅ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯅꯧꯕ ꯍꯥꯏꯄꯔ ꯑꯣ ꯑꯦꯁꯁꯦ ꯃꯁꯤꯗꯩꯁꯤꯗ ꯑꯣ ꯑꯦꯁꯀꯤꯁꯦ ꯈꯤꯇꯪ ꯅꯨꯡꯉꯥꯏꯕ ꯋꯥꯠꯂꯤ ꯍꯥꯟꯅꯒꯤ ꯑꯣ ꯑꯦꯁꯇꯨꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏ ꯍꯥꯏꯕꯁꯤ ꯌꯨꯖꯔ ꯃꯌꯥꯝꯅ ꯍꯥꯏꯕ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯇꯨꯅ ꯑꯗꯨꯅ ꯈꯤꯇꯪ ꯃꯁꯤꯗꯩꯁꯤꯗ ꯁꯤꯖꯤꯟꯅꯕꯗ ꯅꯨꯡꯉꯥꯏꯔꯣꯏꯗ꯭ꯔꯥ ꯍꯥꯏꯅ ꯑꯩꯅ ꯈꯟꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯀꯩꯒꯨꯝꯕ ꯐꯣꯟꯗꯣ ꯂꯩꯁꯜꯂꯨꯔꯀꯥꯟꯗ ꯑꯩꯅ ꯇꯨꯡꯗ ꯅꯤꯡꯉꯝꯗꯕ ꯂꯥꯛꯀꯗꯧꯕꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯃꯗꯨ ꯑꯩꯅ ꯁꯖꯦꯁ ꯇꯧꯅꯤꯡꯗꯕꯅꯤ ꯐꯣꯟꯒꯤ ꯑꯣꯏꯅꯗꯤ ꯏꯁꯄꯦꯁꯤꯐꯤꯀꯦꯁꯟꯒꯨꯝꯕ ꯑꯗꯨꯒ ꯗꯤꯖꯥꯏꯟꯒꯨꯝꯕꯗꯤ ꯌꯥꯝ ꯐꯖꯕ ꯃꯗꯨꯒ ꯄ꯭ꯔꯥꯏꯁꯁꯨ ꯑꯗꯨꯝ ꯀꯩꯁꯨ ꯌꯥꯝꯅ ꯇꯥꯡꯕ ꯅꯠꯇꯦ ꯚꯦꯂꯨ ꯐꯣꯔ ꯃꯅꯤ ꯍꯥꯏꯇꯥꯔꯦ ꯄꯤꯔꯤꯕ ꯏꯁꯄꯦꯁꯤꯐꯤꯀꯦꯁꯟ ꯑꯗꯨꯃꯥꯏꯅꯗꯤ ꯑꯣꯏꯕ ꯐꯣꯟ ꯑꯃꯗꯤ ꯑꯣꯏ ꯑꯗꯨ ꯅꯥꯎꯕꯒꯤ ꯋꯥꯈꯜꯂꯣꯟ ꯇꯥꯔꯦ ꯑꯗꯨ ꯅꯠꯇꯕꯗ ꯑꯩꯒꯤ ꯋꯥꯈꯜꯗꯗꯤ ꯑꯇꯣꯞꯄ ꯕ꯭ꯔꯥꯟ ꯑꯃ ꯕꯖꯦꯠ ꯔꯦꯟꯖꯇꯣ ꯌꯦꯡꯉꯒ ꯑꯇꯣꯞꯄ ꯑꯃ ꯌꯦꯡꯕꯅ ꯍꯦꯟꯅ ꯐꯅꯦꯅ ꯑꯩ ꯑꯗꯨꯃꯥꯏꯅ ꯁꯖꯦꯁ ꯇꯧꯅꯤꯡꯉꯤ ꯕ꯭ꯔꯣ ꯁ꯭ꯅꯦꯞꯗ꯭ꯔꯦꯒꯟ 7 ꯖꯦꯅꯦꯔꯦꯁꯟ 1 ꯑꯗꯨꯝ ꯅꯨꯡꯉꯥꯏꯒꯗ꯭ꯔꯥ ꯍꯣꯏ ꯁ꯭ꯅꯦꯞꯗ꯭ꯔꯦꯒꯟ 7 ꯖꯦꯅꯦꯔꯦꯁꯟ 1ꯁꯤ ꯑꯗꯨꯝ ꯅꯨꯡꯉꯥꯏꯅꯤ ꯃꯁꯤ 25,000 ꯐꯥꯎꯒꯤ ꯔꯦꯟꯖ ꯁ꯭ꯋꯥꯏꯗꯒ ꯂꯩꯕ ꯐꯣꯟ ꯑꯌꯥꯝꯕꯅ ꯃꯁꯤꯒꯤ ꯄ꯭ꯔꯣꯁꯦꯁꯔꯁꯤꯡ ꯉꯛꯇ ꯑꯌꯥꯝꯕ ꯂꯣꯏ ꯁꯤꯖꯤꯟꯅꯩ ꯑꯗꯨꯒ ꯃꯁꯤ ꯁ꯭ꯅꯦꯞꯗ꯭ꯔꯦꯒꯟꯒꯤ ꯂꯦꯇꯦꯁ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯈꯔ ꯇꯦꯛꯅꯣꯂꯣꯖꯤ ꯃꯥꯁꯤ 5 ꯑꯣꯏꯔꯝꯕ ꯃꯥꯜꯂꯦ ꯅꯦꯅꯣꯃꯤꯇꯔ ꯑꯗꯨꯃꯥꯏꯅ ꯁꯥꯕ ꯕꯦꯇ꯭ꯔꯤ ꯄꯋꯥꯔ ꯑꯦꯐꯤꯁꯤꯌꯦꯟ ꯑꯣꯏꯕ ꯑꯗꯨꯝꯕ ꯄ꯭ꯔꯣꯁꯦꯁꯔ ꯑꯃ ꯑꯣꯏꯕꯅꯤꯅ ꯃꯥꯒꯤ ꯑꯗꯨꯝ ꯅꯨꯡꯉꯥꯏꯕ ꯁꯤꯖꯤꯟꯅꯕ ꯅꯨꯡꯉꯥꯏꯕ ꯒꯦꯝꯒꯁꯨ ꯑꯗꯨꯝ ꯐꯖꯅ ꯑꯗꯨꯝ ꯁꯥꯟꯅꯕ ꯌꯥꯕ ꯑꯗꯨꯝꯕ ꯄ꯭ꯔꯣꯁꯦꯁꯔ ꯑꯃ ꯑꯣꯏ ꯍꯤꯇꯤꯡ ꯏꯁꯨꯒꯨꯝꯕ ꯀꯩꯒꯨꯝꯕꯁꯤꯁꯨ ꯄꯥꯛꯇꯤ ꯂꯩꯒꯟꯗꯦꯅ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯅ ꯊꯦꯡꯅꯩ ꯍꯥꯏꯇꯥꯔꯦ
ꯕ꯭ꯔꯣ 15K ꯐꯥꯎꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯐꯣꯟ ꯑꯕꯨ ꯑꯝꯇ ꯍꯥꯏꯔꯛꯑꯣ ꯍꯥꯏ ꯀꯃꯥꯟꯗꯣ ꯃꯣꯏꯔꯥꯡꯊꯦꯝ ꯑꯩ 15 ꯂꯨꯄꯥ 15,000 ꯐꯥꯎꯒꯤ ꯃꯅꯨꯡꯗ ꯂꯩꯕꯗꯤ ꯑꯩ ꯍꯟꯗꯛꯀꯤ ꯆꯠꯈꯤꯕ ꯊꯥ ꯑꯃꯅꯤꯁꯤꯗꯀꯣ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯍꯥꯏꯇꯥꯔꯦꯅꯦ ꯑꯇꯣꯞꯄ ꯃꯥꯒ ꯀꯝꯄꯤꯌꯔ ꯇꯧꯕ ꯌꯥꯕ ꯀꯝꯄꯤꯇꯤꯁꯟꯗ ꯑꯩꯈꯣꯏꯒꯤ ꯇꯛꯀꯔ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯑꯦꯟ ꯇꯨ ꯑꯦꯟ ꯃꯣꯏꯒꯤ ꯐꯥꯏꯠ ꯇꯧꯅꯕ ꯌꯥꯕ ꯐꯣꯟꯁꯦ ꯑꯌꯥꯝꯕꯁꯤ ꯀꯌꯥ ꯀꯟꯅ ꯎꯗꯦ ꯍꯧꯖꯤꯛ ꯐꯥꯎꯒꯤ ꯑꯣꯏꯅꯗꯤ ꯑꯩꯗꯤ P3 ꯔꯤꯌꯦꯜꯃꯤ P3ꯁꯦ ꯁꯖꯦꯁ ꯌꯥꯝ ꯇꯧꯅꯤꯡꯉꯦ ꯍꯥꯏꯕꯗꯤ ꯁꯖꯦꯁ ꯇꯧꯕꯇ ꯅꯠꯇꯅ ꯑꯩꯒꯤ ꯏꯃꯥꯟꯅꯕꯁꯤꯡ ꯑꯃꯁꯨ ꯃꯥ P3ꯗꯨ ꯂꯩꯔꯒ ꯄꯥꯏꯔꯦ ꯃꯥꯁꯨ ꯅꯨꯡꯉꯥꯏꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯐꯤꯆꯔꯁꯤꯡꯗꯨꯁꯨ ꯌꯥꯝ ꯐꯔꯦ ꯑꯗꯨꯒ ꯂꯨꯄꯥ 15,000ꯒꯤ ꯔꯦꯟꯖ ꯁ꯭ꯋꯥꯏꯋꯥꯏꯁꯤꯗ ꯃꯥꯒꯤ ꯀꯦꯃꯦꯔꯥ ꯀꯩꯀꯩ ꯑꯗꯨꯝꯕ ꯕꯦꯇ꯭ꯔꯤꯒꯗꯨ ꯇꯣꯛꯊꯣꯛꯈ꯭ꯔꯀꯥꯟꯗ ꯃꯉꯣꯟꯗꯒ ꯋꯥꯇꯔ ꯄ꯭ꯔꯨꯐ ꯑꯣꯏꯕ ꯋꯥꯇꯔ ꯔꯦꯁꯤꯁꯇꯦꯟꯠꯀ IP69ꯒ ꯌꯥꯎꯕꯁꯦ ꯃꯁꯤ ꯌꯥꯝ ꯐꯕ ꯐꯤꯆꯔꯅꯤ ꯑꯗꯨꯅ ꯃꯁꯤ ꯁꯖꯦꯁ ꯇꯧꯅꯤꯡꯉꯤ ꯃꯗꯨ ꯗꯤꯖꯥꯏꯟ ꯑꯃꯁꯨꯡ ꯑꯩꯈꯣꯏꯒ ꯕ꯭ꯔꯥꯟ ꯔꯤꯌꯦꯜꯃꯤ ꯄꯥꯝꯗꯕ ꯃꯤꯁꯨ ꯑꯗꯨꯝ ꯂꯩꯗꯅꯀꯣ ꯑꯗꯨ ꯏꯁꯥꯒꯤ ꯑꯗꯨꯝꯕꯒꯤ ꯃꯈꯥꯕꯨꯗꯤ ꯈꯔ ꯄꯣꯜꯂꯦ ꯍꯥꯏꯇꯥꯔꯦ ꯆꯥꯛ ꯆꯥꯔꯕꯗꯨꯗ ꯍꯥꯏꯌꯦ ꯏꯂꯤꯌꯥꯟ ꯀꯤꯡꯅ ꯏꯂꯤꯌꯥꯟ ꯑꯩ ꯆꯥꯛ ꯆꯥꯗ꯭ꯔꯤꯌꯦ ꯆꯥꯛꯇꯤ ꯂꯣꯏꯔꯒ ꯂꯩꯔꯕꯅꯦ ꯑꯗꯨꯒ ꯆꯥꯛꯁꯦ ꯍꯣꯔꯦꯟ ꯁꯤ ꯂꯥꯏꯚꯁꯦ ꯂꯣꯏꯔꯒ ꯑꯣꯏꯅ ꯆꯥꯔꯅꯤ ꯃꯌꯥꯝ ꯁꯨꯝ ꯍꯥꯟꯅ ꯂꯥꯏꯚꯁꯦ ꯇꯧꯍꯧꯗ꯭ꯔꯒꯗꯤ ꯊꯦꯡꯈ꯭ꯔꯒꯗꯤ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯒꯤ ꯇꯨꯝꯅꯕ ꯃꯇꯝꯁꯨ ꯌꯧꯔꯛꯑꯕꯅꯤꯀꯣ ꯃꯅꯤꯄꯨꯔꯗꯗꯤ ꯍꯧꯖꯤꯛ ꯄꯨꯡ 8:30 10 ꯇꯥꯁꯜꯂꯛꯄ ꯍꯥꯏꯁꯦ ꯃꯤꯀꯞ ꯑꯃ ꯇꯨꯝꯃꯒ ꯃꯤꯀꯞ ꯊꯣꯛꯄ ꯃꯤꯕꯨ ꯌꯥꯎꯅꯔꯝꯃꯅꯤ ꯄꯨꯡ 6:30 7:30 ꯑꯗꯨꯋꯥꯏꯗꯒ ꯆꯥꯛ ꯆꯥꯔ ꯇꯨꯝꯕ ꯃꯤ ꯃꯌꯥꯝ ꯌꯥꯎꯕꯅꯦꯕ ꯂꯩꯕꯅꯦꯕꯀꯣ ꯑꯩꯈꯣꯏ ꯂꯩꯀꯥꯏꯗꯨꯐꯥꯎꯗ ꯃꯌꯥꯝ ꯂꯩꯌꯦꯕ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯁꯤꯗꯤ ꯀꯩ ꯍꯥꯏꯅꯤ ꯅꯣꯡꯄꯣꯛꯂꯣꯝ ꯊꯪꯕ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯃꯥꯏꯀꯩꯗ ꯂꯩꯔꯨꯕꯒꯤ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯅꯨꯃꯤꯠꯅ ꯊꯣꯛꯂꯛꯄ ꯃꯥꯏꯀꯩꯔꯣꯝꯗ ꯍꯥꯟꯅ ꯊꯣꯛꯄ ꯂꯝꯗꯣꯝꯗ ꯂꯩꯕꯅꯤꯅ ꯉꯟꯅ ꯅꯨꯃꯤꯠ ꯊꯣꯛꯄꯅꯤꯅ ꯉꯟꯅ ꯅꯨꯃꯤꯠ ꯇꯥꯏ ꯑꯗꯨꯅ ꯉꯟꯅ ꯃꯝꯃꯕꯅꯤꯅ ꯆꯥꯛ ꯏꯁꯤꯡ ꯆꯥꯔꯒ ꯇꯨꯝꯕꯩ ꯃꯇꯝꯁꯦ ꯑꯩꯈꯣꯏꯅ ꯉꯟꯕ ꯅꯠꯇꯦꯕ ꯑꯩꯈꯣꯏꯒꯤꯗꯃꯛꯇꯗꯤ ꯆꯞ ꯆꯥꯖꯔꯤꯅꯦꯕ ꯑꯁꯤꯒꯤ ꯃꯦꯟꯂꯦꯟ ꯏꯟꯗꯤꯌꯥꯒ ꯆꯥꯡꯗꯝꯅ ꯌꯦꯡꯀꯥꯟꯗ ꯏꯟꯗꯤꯌꯥꯒꯤ ꯑꯇꯣꯞꯄ ꯃꯐꯝꯁꯤꯡꯗꯒ ꯑꯩꯅ ꯍꯧꯖꯤꯛ ꯂꯩ ꯁ꯭ꯋꯥꯏꯋꯥꯏꯁꯤꯗꯗꯤ ꯄꯨꯡ 8ꯒ ꯇꯥꯔꯒ ꯃꯝꯃꯤ ꯑꯗꯨ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗꯗꯤ ꯄꯨꯡ 8 ꯍꯥꯏꯁꯤ ꯌꯥꯝ ꯊꯦꯡꯉꯕ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯌꯧꯗ꯭ꯔꯣꯕꯩ ꯋꯥꯈꯜ ꯈꯜꯂꯤꯗꯅꯀꯣ ꯑꯗꯨꯗꯨꯅ ꯑꯩꯈꯣꯏ ꯇꯨꯝꯅꯕ ꯃꯇꯝ ꯌꯧꯔꯅꯤꯅ ꯃꯌꯥꯝꯁꯦ ꯊꯦꯡꯉꯒ ꯂꯥꯏꯐꯁꯦ ꯇꯧꯍꯧꯗ꯭ꯔꯒꯗꯤ ꯍꯥꯟꯅ ꯇꯧꯔꯒꯦ ꯑꯗꯨꯒ ꯂꯣꯏꯔ ꯆꯥꯔꯒꯦꯅ ꯑꯩ ꯆꯥꯛꯁꯦ ꯆꯥꯗ꯭ꯔꯦ ꯅꯥꯎꯕ ꯂꯣꯏꯇꯣꯟꯖꯝꯅ ꯑꯃꯨꯛ ꯍꯥꯏꯔꯦ ꯕ꯭ꯔꯣ ꯑꯩꯒꯤ ꯃꯔꯨꯞꯅ ꯍꯥꯏꯔꯛꯄꯅꯦ ꯌꯥꯝ ꯐꯩ ꯑꯗꯣ ꯃꯣꯏꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯣꯏꯗꯕ꯭ꯔꯣ ꯍꯥꯏꯌꯦ ꯅꯥꯎꯕ ꯀꯩ ꯍꯥꯏꯅꯤ ꯐꯣꯟꯗꯨꯕꯨꯗꯤꯀꯣ ꯑꯩ ꯉꯁꯥꯏꯗꯁꯨ ꯍꯥꯏꯈ꯭ꯔꯦ ꯐꯣꯟꯗꯤ ꯅꯨꯡꯉꯥꯏ ꯄ꯭ꯔꯣꯁꯦꯁꯔꯒꯗꯣ ꯑꯗꯨꯝ ꯑꯐꯕ ꯑꯗꯨꯝ ꯄꯤ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯗ꯭ꯔꯣꯕꯦꯛꯇꯨꯅꯤ ꯑꯩꯅ ꯍꯥꯏꯈꯤꯕꯗꯣ ꯀꯦꯃꯦꯔꯥꯒꯤ ꯃꯇꯥꯡꯗ ꯑꯗꯨꯒ ꯉꯁꯥꯏꯒꯤ OS ꯇꯨ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯕ ꯑꯣꯏ ꯑꯗꯨꯒ ꯔꯦꯗꯃꯤꯒꯤ ꯁꯥꯎꯃꯤ ꯍꯥꯏꯇꯥꯔꯦ MIꯒꯤ ꯂꯩꯔꯤꯕ ꯐꯣꯟꯁꯤꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯦꯗꯚꯔꯇꯥꯏꯁ ꯊꯣꯛꯄꯗꯣ ꯁ꯭ꯀ꯭ꯔꯤꯟꯗ ꯑꯦꯗꯚꯔꯇꯥꯏꯁ ꯊꯣꯛꯄ ꯍꯦꯛ ꯑꯦꯗꯚꯔꯇꯥꯏꯁ ꯊꯣꯛꯆꯜꯂꯛꯄꯗꯣ ꯃꯗꯨꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯗꯨꯃꯗꯤ ꯑꯗꯨꯝ ꯂꯩꯕꯅꯤꯀꯣ ꯑꯦꯗꯚꯔꯇꯥꯏꯁ ꯊꯣꯛꯆꯟꯕꯗꯣ ꯃꯣꯏꯁꯨ ꯑꯗꯨꯗꯒꯤ ꯔꯦꯚꯤꯅ꯭ꯌꯨ ꯖꯦꯅꯦꯔꯦꯠ ꯇꯧꯔꯤꯅꯤꯅ ꯄꯩꯁꯥ ꯐꯪꯉꯤꯅꯤꯅ ꯑꯗꯨꯒꯤꯗꯣ ꯃꯣꯏ ꯑꯦꯗꯚꯔꯇꯥꯏꯁꯃꯦꯟ ꯄꯨꯁ ꯇꯧꯕ ꯑꯇꯣꯞꯄ ꯀꯝꯄꯅꯤꯒ ꯌꯦꯡꯅꯕ ꯀꯥꯟꯗ ꯃꯣꯏꯅ ꯈꯔ ꯍꯦꯟꯅ ꯇꯧꯕ ꯍꯥꯏꯇꯥꯔꯦ ꯀꯔꯤ ꯃꯊꯦꯜ ꯊꯣꯡꯒꯦ ꯑꯩꯗꯤ ꯊꯔꯣꯏ ꯇꯧꯔꯦ ꯍꯥꯏꯌꯦ ꯏꯌꯥꯝꯕ ꯉꯁꯤꯗꯤ ꯑꯩꯁꯨ ꯍꯋꯥꯏ ꯀꯔꯤ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯏꯟꯁꯥꯡ ꯃꯅꯥ ꯃꯁꯤꯡ ꯃꯈꯥꯗ ꯑꯃꯨꯛ ꯏꯃꯥ ꯕꯤꯗꯥꯟꯗꯅ ꯕ꯭ꯔꯣ F55ꯇꯣ ꯁ꯭ꯅꯦꯞꯗ꯭ꯔꯦꯒꯟ 7 ꯑꯣꯏꯔꯤꯁꯦ ꯑꯗꯨꯝ ꯅꯨꯡꯉꯥꯏꯒꯗ꯭ꯔꯣ ꯍꯥꯏꯌꯦ ꯁ꯭ꯅꯦꯞꯗ꯭ꯔꯦꯒꯟ F7 ꯖꯦꯅꯦꯔꯦꯁꯟ 1ꯁꯤꯗꯤ ꯌꯥꯝ ꯐꯕ ꯄ꯭ꯔꯣꯁꯦꯁꯔꯅꯦ ꯑꯩ ꯃꯃꯥꯡꯗꯁꯨ ꯀꯅꯥꯅꯣꯝꯒꯤ ꯍꯧꯖꯤꯛꯀꯤ ꯑꯩꯈꯣꯏ ꯉꯥꯛꯇꯪꯒꯤ ꯃꯃꯥꯡꯗꯁꯨ ꯑꯩ ꯀꯃꯦꯟ ꯑꯃꯈꯛꯇ ꯄꯥꯎꯈꯨꯝ ꯄꯤꯈꯤꯕꯅꯤ ꯕꯤꯗꯥꯟꯗꯅ ꯏꯔꯛꯄ ꯑꯣꯏꯔ ꯃꯥꯜꯂꯦ ꯀꯃꯦꯟꯗꯨ ꯃꯤꯡ ꯄꯥꯍꯧꯗ꯭ꯔꯦ ꯑꯗꯨꯝ ꯍꯣꯏ ꯁ꯭ꯅꯦꯞꯗ꯭ꯔꯦꯒꯟꯗꯨ ꯌꯥꯝ ꯐꯅꯤ ꯑꯗꯨꯝ BF ꯕꯤꯄꯤꯟꯅ ꯒꯨꯗ ꯏꯚꯤꯅꯤꯡ ꯍꯥꯏ ꯕꯤꯄꯤꯟ ꯒꯨꯗ ꯏꯚꯤꯅꯤꯡ ꯉꯔꯥꯡꯗꯤ ꯑꯩꯅ ꯉꯁꯥꯏ ꯍꯥꯏꯕꯗꯣ ꯚꯤꯗꯤꯑꯣꯁꯦ ꯋꯥꯡꯉꯩ ꯅꯝꯖꯔꯦ ꯑꯗꯨꯒ ꯂꯣꯏꯔꯛꯄ ꯀꯥꯟꯗ ꯑꯁ ꯂꯣꯏꯔꯦ ꯀꯥꯏꯅ ꯆꯪꯁꯤꯜꯂꯒ ꯌꯦꯡ ꯀꯥꯟꯗ ꯄ꯭ꯂꯦ ꯇꯧ ꯀꯥꯟꯗ ꯁꯥꯎꯟ ꯑꯃ ꯊꯣꯛꯇꯕꯅꯦ ꯑꯗꯨꯒꯗꯤ ꯃꯥꯏꯀ꯭ꯔꯣꯐꯣꯟꯁꯦ ꯁꯤꯒꯤ ꯃꯥꯏꯀ꯭ꯔꯣꯐꯣꯟꯁꯦ ꯑꯣꯐ ꯂꯩꯔꯝꯕꯅꯦꯕ ꯒ꯭ꯔꯤꯟ ꯉꯥꯜꯂꯁꯦ ꯉꯥꯜꯂꯝꯗꯕꯅꯦꯕ ꯑꯗꯨꯅ ꯌꯥꯝ ꯌꯥꯎꯋꯦꯗ ꯁꯨꯃꯥꯏꯅ ꯇꯧꯕ ꯑꯗꯣ BSNL ꯅꯦꯠꯋꯥꯛ ꯅꯨꯡꯉꯥꯏꯔꯕꯗꯨꯗ ꯑꯩꯈꯣꯏꯔꯣꯝꯗꯗꯤ ꯑꯩꯈꯣꯏꯒꯤ ꯐꯖꯅ ꯅꯨꯡꯉꯥꯏꯔꯦ ꯑꯗꯨꯕꯨ ꯒꯦꯝꯒꯤ ꯁꯥꯟꯅꯕ ꯌꯥꯗꯦ ꯒꯦꯝꯒꯗꯤ ꯁꯥꯟꯅꯕ ꯌꯥꯗꯦ BSNLꯒꯤ ꯅꯦꯠꯋꯥꯛꯁꯦ ꯑꯦꯂꯤꯌꯟ ꯑꯗꯩ ꯃꯐꯝꯁꯤꯡꯁꯦ ꯌꯥꯝ ꯂꯣꯏꯅꯃꯛ ꯊꯨꯡꯅ ꯅꯨꯡꯉꯥꯏꯕꯗꯤ ꯑꯣꯏꯗꯦ BSNLꯒꯤ ꯍꯥꯟꯅꯒꯤꯗꯨ ꯂꯩꯔꯝꯕ ꯀꯩ ꯍꯥꯏꯅꯤ ꯑꯗꯨꯗ ꯑꯞꯒ꯭ꯔꯦꯗ ꯇꯧꯅꯕ ꯃꯣꯏ ꯌꯥꯝ ꯀꯟꯅꯗꯤ ꯍꯣꯠꯅꯔꯤꯀꯣ ꯃꯃꯥꯡ ꯉꯔꯥꯡ ꯅꯍꯥꯟꯁꯨ ꯚꯤꯗꯤꯑꯣ BSNLꯒꯤ ꯑꯃ ꯁꯦꯝꯈꯤꯕꯗꯣ ꯃꯣꯏꯁꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅꯗꯤ ꯊꯣꯏꯅꯕꯨ ꯑꯩ ꯃꯣꯏꯅ ꯌꯥꯝ ꯀꯟꯅ ꯀꯦꯌꯔ ꯂꯧꯔꯛꯀꯅꯤ ꯍꯥꯏꯕꯁꯨ ꯑꯩ ꯊꯥꯖꯕ ꯂꯩꯇꯦ ꯑꯩ ꯋꯥꯈꯜꯁꯤꯗꯀꯣ ꯑꯗꯨꯒ ꯑꯇꯣꯞꯄ ꯁ꯭ꯇꯦꯠꯁꯤꯡꯗ ꯑꯇꯣꯞꯄ ꯃꯐꯝꯁꯤꯡꯗꯗꯤ BSNLꯁꯦ ꯃꯣꯏ ꯌꯥꯝ ꯐꯖꯅ ꯒꯣꯔꯃꯦꯟꯒꯤ ꯁꯥꯏꯠꯇꯒ ꯑꯗꯨꯒ ꯃꯣꯏ ꯌꯥꯝ ꯐꯖꯅ ꯑꯇꯣꯞꯄ ꯀꯝꯄꯅꯤ ꯄ꯭ꯔꯥꯏꯚꯦꯠ ꯀꯝꯄꯅꯤꯁꯤꯡꯒ ꯀꯣꯂꯥꯕꯔꯦꯠ ꯇꯧꯔꯀꯥꯟꯗ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯔꯤ ꯃꯣꯏ ꯌꯥꯝ ꯐꯒꯠꯅꯕ ꯍꯥꯏꯅ ꯌꯥꯝ ꯀꯟꯅ ꯇꯧꯔꯤ ꯑꯗꯣ ꯑꯗꯨꯝ ꯃꯣꯏꯁꯨ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯄꯥꯝꯕꯅꯤꯅ ꯑꯗꯨꯝ ꯄꯩꯁꯥ ꯔꯦꯚꯤꯅ꯭ꯌꯨ ꯍꯥꯏꯕꯗꯣ ꯄꯩꯁꯥꯗꯣ ꯇꯥꯅꯤꯡꯕꯅꯤꯅꯀꯣ ꯑꯗꯨ ꯃꯣꯏꯁꯨ ꯇꯧꯔꯛꯀꯅꯤꯅ ꯈꯜꯂꯦ ꯑꯗꯣ ꯃꯅꯤꯄꯨꯔꯗꯒꯤꯗꯤ ꯈꯔ ꯏꯝꯐꯥꯜꯒꯨꯝꯕ ꯒ꯭ꯔꯦꯇꯔ ꯏꯝꯐꯥꯜ ꯑꯦꯔꯤꯌꯥꯒꯨꯝꯕꯗꯒ ꯈꯔ ꯐꯖꯅ ꯇꯧꯔꯁꯨ ꯑꯇꯣꯞꯄ ꯖꯒꯥꯁꯤꯡꯗꯗꯤ ꯃꯣꯏꯒꯤ ꯁꯥꯔꯚꯤꯁꯁꯤꯡꯁꯦ ꯈꯔꯗꯤ ꯇꯞꯀꯗꯕꯗꯤ ꯃꯥꯜꯂꯦ ꯑꯗꯣ ꯍꯥꯏꯕ ꯉꯝꯗꯦ ꯃꯁꯤ ꯇꯧꯒꯦ ꯍꯥꯏꯔꯒꯗꯤ ꯅꯣꯡꯃ ꯅꯤꯅꯤꯗ ꯂꯣꯏꯁꯤꯟꯕꯁꯨ ꯉꯝꯕ
ꯌꯥꯕ ꯄꯣꯠꯅꯤꯅ Sudhir Ramana Samsung A35 5G 36 하거든요. sorry. A36에 마이 그노싱지 스페시피케이션 샘성기 시대네번 미미암도 꼭 하루지 A55 A56 먼저 아니 오면 론스 tꯧꯁꯔꯅꯤ 스페시피케이션 ꯒꯅꯦ camera kari gasi battery gasi sab man halak processor se kati khara moi gi Exynos ki processor to on jin tawra kanda adumaina launch tawbuse mayam je Samsung gi brand je yam phabani na ko hadi Android tadi moi jo yam na khadi phaba brand hai tare flagship phone ga launch tawris S series kase aduna mayamna di yam pamba user experience yam nungai bani ai su Samsung gi payu ꯑꯗꯨꯒꯤ ꯅꯨꯡꯉꯥꯏꯕꯗꯨꯗꯤ ꯑꯩꯁꯨ ꯈꯪꯉꯦꯕ ꯑꯗꯨꯒ ꯃꯣꯏꯁꯦ ꯕꯖꯦꯠ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯁꯤꯒꯨꯝꯕ ꯂꯦꯚꯦꯜꯁꯤꯗꯩꯁꯤꯗ ꯂꯨꯄꯥ ꯂꯤꯁꯤꯡ 30 ꯐꯥꯎꯒꯤ ꯃꯅꯨꯡꯁꯤꯗꯗꯤ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯃꯣꯏꯁꯦ ꯐꯕ ꯐꯣꯟ ꯑꯣꯏꯗꯦꯕ ꯂꯣꯏꯅꯃꯛꯇꯅꯤꯀꯣ ꯍꯥꯏꯁꯦ ꯐꯣꯟ ꯑꯗꯨꯝ ꯌꯦꯡꯕ ꯃꯇꯝꯗ ꯃꯃꯥꯡꯗ M35 ꯇꯨꯃ ꯑꯗꯨꯝ ꯐꯈꯤ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯑꯣꯏ ꯑꯗꯨꯅ A36 ꯀꯁꯤꯁꯨ ꯑꯗꯨꯝ ꯑꯦꯚꯔꯦꯖ ꯑꯣꯏꯕ ꯐꯣꯟ ꯌꯥꯝꯅ ꯃꯥꯒꯤ ꯕꯖꯦꯠ ꯔꯦꯟꯖ ꯀꯩꯅꯣꯗꯨꯗ ꯚꯦꯂꯨ ꯐꯣꯔ ꯃꯅꯤ ꯄꯦꯀꯦꯖ ꯑꯣꯏꯕꯗꯣ ꯑꯗꯨꯗꯤ ꯑꯣꯏꯗꯦ ꯑꯗꯨꯃꯥꯏꯅ ꯂꯩ ꯑꯗꯨꯒ ꯁꯦꯝꯁꯪꯒꯤ ꯉꯁꯥꯏꯒꯤ UI ꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯋꯥꯟ UI ꯑꯗꯒꯤ ꯃꯥꯒꯤ ꯁꯣꯐꯋꯦꯌꯔ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯂꯩꯗꯅꯀꯣ ꯑꯗꯩꯗꯤ ꯀꯦꯃꯦꯔꯥꯒꯨꯝꯕꯒꯤ ꯈꯜꯂꯒ ꯑꯗꯨꯝꯕꯒꯤꯗꯤ ꯌꯥꯝꯅ ꯐꯕ ꯄꯥꯝꯕꯒꯤ ꯃꯌꯥꯝꯅ ꯑꯗꯨꯝ ꯂꯩꯅꯕ ꯐꯣꯟ ꯑꯃꯗꯤ ꯑꯣꯏ A36ꯁꯦ ꯐꯠꯇꯕ ꯐꯣꯟꯅꯤꯗꯤ ꯑꯩ ꯍꯥꯏꯔꯣꯏ ꯑꯗꯨꯕꯨ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯐꯕ ꯐꯣꯟ ꯑꯃꯗꯤ ꯑꯣꯏꯗꯦ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯤꯡꯉꯤ ꯁꯨꯗꯤ ꯁꯍꯤꯗꯨꯔ ꯍꯥꯏꯕ ꯁꯣꯔꯤ ꯑꯗꯨꯗꯤ ꯃꯣꯏꯒ ꯃꯥꯟꯅꯕ ꯀꯔꯝꯕ ꯐꯒꯅꯤ ꯍꯥꯏꯕꯤꯔꯝꯃꯣ ꯍꯥꯏ ꯉꯁꯥꯏꯒꯤ ꯀꯩꯅꯣꯗꯣ ꯅꯥꯎꯕ ꯂꯣꯏꯇꯣꯟꯖꯝꯅ ꯃꯥꯒꯤꯁꯦ Redmi 14 Plus ꯀꯤꯗꯣ ꯑꯣꯏꯗꯧ ꯃꯥꯜꯂꯤꯀꯣ ꯅꯥꯎꯕ ꯍꯧꯖꯤꯛ ꯑꯣꯟꯂꯥꯏꯟꯗ ꯃꯁꯤ ꯄ꯭ꯔꯥꯏꯁ ꯀꯌꯥ ꯂꯩꯒꯦꯅ ꯆꯦꯛ ꯑꯝꯇꯪ ꯇꯧꯕꯤꯔꯛꯑꯣ ꯑꯩꯗꯤ ꯂꯥꯏꯚ ꯊꯥꯔꯤꯕꯅꯤꯅ ꯐꯣꯟꯁꯦ ꯌꯦꯡ ꯌꯥꯗ꯭ꯔꯦꯕꯀꯣ ꯑꯗꯣ ꯂꯥꯏꯚ ꯊꯥꯔꯤꯕꯅꯤꯅ ꯑꯩꯅ ꯕꯦꯛ ꯆꯠꯊꯣꯛꯑ ꯑꯗꯨꯝ ꯂꯥꯏꯚ ꯇꯠꯈ꯭ꯔꯅꯤ ꯑꯗꯨꯒ ꯃꯃꯜꯗꯣ ꯀꯌꯥ ꯂꯩꯒꯦꯅ ꯑꯝꯇꯪ ꯌꯦꯡꯉꯛꯑꯣ ꯑꯗꯨꯒ ꯑꯗꯨꯒꯤ ꯄ꯭ꯔꯥꯏꯁ ꯔꯦꯟꯖꯇꯨꯗ ꯑꯩꯅ ꯈꯪꯕꯗ ꯑꯐꯕ ꯐꯣꯟ ꯑꯃ ꯑꯩ ꯑꯗꯨꯝ ꯁꯖꯦꯁ ꯇꯧꯔꯛꯀꯦ ꯏꯌꯥꯝꯕꯅꯁꯨ ꯍꯥꯏꯔꯤ ꯃꯌꯥꯝ ꯂꯥꯏꯛ ꯅꯝꯕ ꯀꯥꯎꯅꯒꯨꯝꯁꯦ ꯈꯔ ꯂꯣꯏꯁꯤꯟꯕꯤꯌꯨ ꯍꯣꯏ ꯃꯤ ꯑꯗꯨꯝ ꯈꯔ ꯑꯗꯨꯝ ꯌꯦꯡꯉꯦ ꯌꯥꯝꯗ꯭ꯔꯒꯁꯨ ꯃꯌꯥꯝ ꯑꯃꯃꯝꯇꯪ ꯂꯥꯏꯛꯁꯦ ꯑꯃꯃꯝꯇꯪ ꯅꯝꯁꯤꯟꯕꯤꯔ ꯇꯥꯔꯗꯤ ꯃꯁꯤꯡꯁꯦ ꯃꯤ ꯃꯁꯤꯡꯒ ꯂꯥꯏꯛ ꯃꯁꯤꯡꯒ ꯆꯞ ꯃꯥꯟꯅꯅ ꯂꯩ ꯇꯥꯔꯒꯗꯤ ꯅꯨꯡꯉꯥꯏꯒꯗꯕꯅꯤ ꯀꯃꯦꯟꯁꯨ ꯑꯗꯨꯝ ꯃꯌꯥꯝꯁꯨ ꯇꯧꯔꯤ ꯑꯗ ꯂꯥꯏꯛꯁꯤꯁꯨ ꯑꯗꯨꯝ ꯇꯧꯁꯟꯕꯤꯕꯗꯤ ꯖꯦꯂꯤ ꯁꯅ ꯗꯥꯏꯃꯦꯟꯁꯤꯇꯤ 7,200ꯁꯦ ꯑꯗꯨꯝ ꯄꯋꯥꯔꯐꯨꯜ ꯑꯣꯏꯒꯗ꯭ꯔꯥ ꯍꯥꯏ ꯀꯩꯅꯣ ꯖꯦꯂꯤ ꯗꯥꯏꯃꯦꯟꯁꯤꯇꯤꯁꯦ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯁ꯭ꯅꯦꯞꯗ꯭ꯔꯦꯒꯟ ꯍꯥꯏꯅ ꯃꯥꯅ ꯍꯦꯟꯅ ꯐꯕꯒꯤ ꯃꯥꯔꯀꯦꯠ ꯀꯦꯞꯆꯔ ꯑꯣꯏꯕꯁꯦ ꯃꯥꯔꯀꯦꯠꯁꯦ ꯀꯔꯤ ꯍꯥꯏꯅꯤ ꯁꯝꯅ ꯍꯥꯏꯔꯀꯥꯟꯗ ꯃꯥꯔꯀꯦꯠꯁꯤꯗ ꯑꯌꯥꯝꯕ ꯃꯥꯔꯀꯦꯠ ꯁꯤꯌꯔꯁꯦ 60-70% ꯁ꯭ꯅꯦꯞꯗ꯭ꯔꯦꯒꯟꯒꯤ ꯄ꯭ꯔꯣꯁꯦꯁꯔꯁꯤꯡꯅ ꯑꯣꯀꯨꯄꯥꯏ ꯇꯧꯔ ꯂꯩꯕꯁꯤꯗ ꯁ꯭ꯅꯦꯞꯗ꯭ꯔꯦꯒꯟꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯐꯔꯕ ꯑꯣꯏꯅ ꯈꯟꯕ ꯋꯥꯅꯤꯀꯣ ꯑꯗꯨꯕꯨ ꯃꯤꯗꯤꯌꯥꯇꯤꯛ ꯗꯥꯏꯃꯦꯟꯁꯤꯇꯤꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯁꯦꯁꯔ ꯑꯐ ꯑꯐꯕ ꯃꯌꯥꯝ ꯂꯣꯟꯆ ꯇꯧꯏꯀꯣ ꯏꯚꯟ ꯁ꯭ꯅꯦꯞꯗ꯭ꯔꯦꯒꯟꯗꯒꯤ ꯍꯦꯟꯅ ꯐꯕꯐꯥꯎ ꯌꯥꯎꯋꯦ ꯑꯗꯣ 7,200 ꯀꯥꯏꯁꯦ ꯑꯗꯨꯝ ꯐꯕ ꯄ꯭ꯔꯣꯁꯦꯁꯔꯅꯦꯕꯀꯣ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯃꯥꯔꯀꯦꯠꯇ ꯃꯌꯥꯝꯅ ꯄꯥꯝꯅꯕ ꯄꯣꯠ ꯑꯃ ꯍꯥꯏꯗꯅ ꯕ꯭ꯔꯥꯟ ꯚꯦꯂꯨ ꯍꯥꯏꯕ ꯑꯃ ꯂꯩꯗꯅꯀꯣ ꯑꯗꯨꯗꯨꯒꯤ ꯍꯥꯏꯔꯀꯥꯟꯗ ꯃꯌꯥꯝꯅ ꯁ꯭ꯅꯦꯞꯗ꯭ꯔꯦꯒꯟ ꯂꯣꯝꯗ ꯇꯥꯟꯅꯕꯩ ꯋꯥꯅꯤ ꯑꯗꯨ ꯗꯥꯏꯃꯦꯟꯁꯤꯇꯤ 200 7,200 ꯁꯤꯁꯨ ꯄꯋꯥꯔꯐꯨꯜ ꯑꯗꯨꯝ ꯑꯣꯏ ꯑꯗꯨꯒ ꯌꯥꯝꯅ ꯍꯦꯚꯤꯗꯤ ꯅꯠꯇꯦꯀꯣ ꯃꯥꯁꯦ ꯑꯩꯈꯣꯏ ꯀꯩ ꯍꯥꯏꯅꯤ PUBG ꯀꯥꯏꯅ ꯍꯥꯏꯅꯕꯗꯣ ꯃꯌꯥꯝꯅ ꯒꯦꯝꯒ ꯁꯥꯟꯅꯕꯗꯣ ꯑꯗꯨꯒ ꯍꯥꯏ ꯑꯦꯟ ꯁꯦꯠꯇꯤꯡꯗꯨꯒ ꯑꯗꯨꯝꯕ ꯄ꯭ꯔꯣꯁꯦꯁꯔ ꯑꯃꯗꯤ ꯅꯠꯇꯦ ꯍꯥꯏꯇꯥꯔꯦ ꯕꯤꯄꯤꯟꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯖꯤꯃꯦꯜ ꯑꯦꯀꯥꯎꯟ ꯔꯤꯀꯚꯔꯤ ꯇꯧꯕꯒꯤ ꯉꯔꯥꯡ ꯍꯥꯏꯖꯈꯤꯕꯗꯣ ꯑꯣꯞꯁꯟ ꯑꯣꯏꯅꯗꯤ ꯑꯩꯁꯨ ꯍꯥꯏꯐꯦꯠ ꯑꯦꯀꯥꯎꯟꯁꯦ ꯃꯥꯁꯨ ꯁꯨꯃꯥꯏꯅ ꯄꯥꯁꯋꯥꯔꯗꯁꯨ ꯀꯥꯎꯈ꯭ꯔꯦ ꯔꯤꯀꯣꯚꯔ ꯇꯧꯕ ꯉꯝꯗ꯭ꯔꯦ ꯍꯥꯏꯅ ꯃꯥꯒꯤ ꯖꯤꯃꯦꯜ ꯑꯥꯏꯇꯤꯒ ꯄꯥꯁꯋꯥꯔꯗꯀ ꯃꯥ ꯑꯩꯉꯣꯟꯗ ꯁꯤꯌꯔ ꯇꯧꯔꯛꯇꯅ ꯑꯩꯅ ꯔꯤꯀꯣꯚꯔ ꯇꯧꯒꯦꯅ ꯑꯩꯁꯨ ꯐꯅꯌꯥꯝ ꯀꯟꯅꯗꯤ ꯍꯣꯠꯅꯕꯅꯤ ꯌꯥꯔꯒꯗꯤꯅ ꯑꯗꯣ ꯉꯁꯥꯏꯒꯤ ꯇꯨ ꯋꯦ ꯑꯣꯊꯦꯟꯇꯤꯀꯦꯁꯟ ꯍꯥꯞꯄꯗꯣ ꯑꯩꯈꯣꯏꯅ ꯑꯇꯣꯞꯄ ꯐꯣꯟꯗ ꯅꯠꯇ꯭ꯔꯒꯅ ꯔꯤꯀꯣꯚꯔꯤ ꯃꯦꯜ ꯀꯥꯏꯅ ꯑꯩꯈꯣꯏꯅ ꯍꯥꯞꯈꯤꯕꯗꯣ ꯑꯗꯨꯃꯥꯏꯅ ꯍꯥꯞꯈꯤꯕ ꯑꯦꯀꯥꯎꯟ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯐꯅꯌꯥꯝ ꯔꯤꯁꯦꯠ ꯇꯧꯒꯦꯅ ꯇꯧ ꯇꯥꯔꯒꯁꯨ ꯉꯁꯥꯏꯒꯤ ꯔꯤꯀꯣꯚꯔꯤꯗꯒ ꯂꯩꯕ ꯑꯗꯨ ꯊꯤꯡꯕꯒꯤ ꯅꯠꯇ꯭ꯔꯒꯅ ꯑꯇꯣꯞꯄ ꯃꯣꯕꯥꯏꯜ ꯑꯃꯗ ꯆꯦꯟꯖ ꯇꯧꯊꯣꯛꯄꯒꯤ ꯑꯣꯞꯁꯟꯁꯨ ꯂꯩꯇꯦꯕꯀꯣ ꯑꯗꯨꯗꯨꯅ ꯔꯤꯀꯣꯚꯔ ꯇꯧꯕꯁꯦ ꯁꯨꯡꯉꯝ ꯉꯝꯗ꯭ꯔꯦ ꯑꯗꯨꯅ ꯍꯧꯖꯤꯛꯀꯤꯗꯨꯁꯨ ꯏꯟꯗꯤꯄꯤꯟꯒꯤꯗꯨꯁꯨ ꯑꯗꯨꯃꯥꯏꯅ ꯑꯣꯏꯈꯤꯕ ꯑꯗꯨꯝꯕ ꯇꯨ ꯋꯦ ꯑꯣꯊꯦꯟꯇꯤꯀꯦꯁꯟꯒꯤ ꯀꯩꯅꯣꯗꯣ ꯍꯥꯞꯈꯤꯕ ꯑꯦꯀꯥꯎꯟ ꯑꯃ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯃꯗꯨ ꯑꯩꯈꯣꯏꯅ ꯑꯩ ꯏꯁꯥꯅꯗꯤ ꯑꯩꯅ ꯁꯦꯝꯕꯗꯗꯤ ꯈꯔ ꯋꯥꯔꯅꯤ ꯏꯁꯥꯅ ꯄꯥꯁꯋꯥꯔꯗꯀꯨꯝꯕꯗꯣ ꯈꯤꯇꯪ ꯃꯦꯃꯣꯔꯤ ꯅꯤꯡꯁꯤꯡꯕꯗꯤ ꯉꯝꯗꯕꯩ ꯔꯤꯀꯣꯚꯔ ꯇꯧꯕ ꯉꯝꯗꯦ ꯔꯤꯀꯣꯚꯔꯤꯒꯤ ꯑꯩꯈꯣꯏꯅ
ꯍꯥꯞꯈꯤꯕ ꯏꯃꯦꯜ ꯑꯦꯀꯥꯎꯟ ꯅꯠꯇ꯭ꯔꯒ ꯐꯣꯟ ꯅꯝꯕꯔꯗꯣ ꯕꯥꯏ ꯑꯦꯅꯤ ꯆꯥꯟꯁ ꯑꯦꯅꯤ ꯃꯤꯟꯁ ꯇꯧꯔꯀꯥꯟꯗ ꯃꯗꯨꯗꯒꯤ OTPꯗꯣ ꯂꯧꯕ ꯌꯥꯅꯕ ꯀꯔꯤ ꯑꯣꯞꯁꯟ ꯂꯩꯒꯦꯅ ꯊꯤꯕ ꯑꯗꯨ ꯅꯠꯇ꯭ꯔꯒꯗꯤ ꯎꯄꯥꯏ ꯁꯨꯡꯂꯩ ꯂꯩꯇ꯭ꯔꯒꯗꯤ ꯉꯁꯥꯏꯒꯤ ꯖꯤꯃꯦꯜꯒꯤꯗꯨꯗ ꯑꯩꯅ ꯍꯥꯏꯖꯕꯗ ꯃꯣꯏꯒꯤ ꯀꯦꯌꯔ ꯂꯩꯕꯗꯨꯗ ꯃꯦꯜ ꯊꯥꯕꯤꯔꯣ ꯌꯥꯝꯅ ꯑꯗꯨꯝ ꯃꯦꯜ ꯑꯃ ꯐꯖꯅ ꯊꯥꯕ ꯃꯇꯝꯗ ꯃꯣꯏ ꯑꯗꯨꯝ ꯔꯤꯄ꯭ꯂꯥꯏ ꯇꯧꯔꯛꯀꯅꯤ ꯏꯁꯥꯒꯤ ꯑꯁꯦꯡꯕ ꯑꯦꯀꯥꯎꯟ ꯑꯣꯏꯔꯗꯤ ꯃꯣꯏ ꯑꯗꯨꯝ ꯃꯇꯦꯡ ꯄꯥꯡꯉꯛꯀꯅꯤ ꯑꯣꯔ ꯅꯠꯇ꯭ꯔꯒꯅ ꯇ꯭ꯋꯤꯇꯔ ꯑꯦꯀꯥꯎꯟꯒꯨꯝꯕꯗ ꯇꯦꯛ ꯇꯧꯔꯒ ꯃꯣꯏꯗ DM ꯇꯧꯁꯟꯕꯤꯔꯣ ꯁꯨꯃꯥꯏꯅ ꯁꯨꯃꯥꯏꯅ ꯇꯧꯕꯅꯦ ꯃꯣꯏ ꯑꯗꯨꯝ ꯇ꯭ꯋꯤꯇꯔꯗꯒ ꯑꯣꯏꯇꯥꯔꯗꯤ ꯍꯧꯖꯤꯛꯄꯨꯗꯤ X ꯍꯥꯏꯈ꯭ꯔꯦꯗꯅꯀꯣ ꯇ꯭ꯋꯤꯇꯔꯗꯒ ꯑꯣꯏꯔꯗꯤ ꯃꯣꯏ ꯈꯨꯗꯛꯇꯒ ꯔꯤꯄ꯭ꯂꯥꯏ ꯂꯥꯛꯄꯅꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒꯗꯤ ꯈꯤꯇꯪ ꯌꯥꯒꯅꯤꯅ ꯑꯣꯞꯁꯟ ꯑꯃꯗꯤ ꯑꯗꯨꯃꯥꯏꯅꯗꯤ ꯈꯜꯂꯤ ꯑꯗꯨꯕꯨ ꯑꯩꯒꯤ ꯁꯥꯏꯠꯇꯒꯤꯗꯤ ꯑꯗꯨꯃꯥꯏꯅ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯑꯗꯨ ꯅꯠꯇ꯭ꯔꯒꯗꯤ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯃꯣꯏꯗꯣꯔꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯏꯁꯅꯥ ꯂꯥꯛꯑꯦ ꯍꯥꯏ ꯄꯨꯡꯉꯥꯏ ꯍꯣꯏ ꯑꯗꯨꯏꯁꯅꯥ ꯈꯔꯁꯤꯗꯤ ꯈꯔ ꯊꯦꯡꯕ ꯃꯥꯜꯂꯦ ꯑꯩꯅꯁꯨ ꯊꯦꯡꯅꯁꯨ ꯍꯧꯔꯦ ꯗꯤꯀꯦꯁꯅ ꯌꯥꯝꯕ ꯃꯣꯇꯣ G96 ꯑꯗꯨꯝ ꯄꯥꯏꯕ ꯌꯥꯕ꯭ꯔꯥ ꯄꯣꯠ ꯑꯃ ꯑꯣꯏꯕ꯭ꯔꯥ ꯍꯥꯏꯕꯁꯦ ꯈꯪꯖꯒꯦ ꯍꯥꯏꯌꯦ ꯗꯤꯀꯦꯁ ꯌꯥꯝꯅ ꯐꯕ ꯐꯣꯟ ꯑꯃꯅꯤꯀꯣ ꯃꯥꯒꯤ ꯕꯖꯦꯠ ꯔꯦꯟꯖꯁꯤꯗ ꯍꯧꯖꯤꯛꯀꯥꯟꯁꯦ ꯃꯌꯥꯝꯁꯦ ꯇꯁꯦꯡꯅꯃꯛꯀꯤꯗꯤ ꯃꯁꯤꯒꯤ ꯆꯃꯝꯅꯕꯁꯦ ꯀꯣꯛꯅꯕ ꯍꯥꯏꯅ ꯑꯩꯁꯨ ꯑꯩꯒꯤ ꯑꯉꯝꯕ ꯕꯦꯁ ꯂꯦꯚꯦꯜꯗꯗꯤ ꯁꯤ ꯚꯤꯗꯤꯑꯣ ꯁꯦꯝꯗꯅ ꯈꯣꯠꯇꯅ ꯍꯣꯠꯅꯔꯤꯅꯤꯗꯅ ꯐꯣꯟꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏ ꯀꯥꯟꯗ ꯑꯟꯁꯔꯗꯨꯗ ꯑꯗꯨꯝ ꯂꯥꯛꯀꯦ ꯑꯗꯨ ꯇꯥꯔꯒꯁꯨ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯁꯦ ꯀꯩꯅꯣ ꯍꯥꯏ ꯀꯥꯟꯗ ꯌꯦꯡꯉꯣ Oppo ꯂꯩꯔꯦ Vivo ꯂꯩꯔꯦ Motorola ꯂꯩꯔꯦ OnePlus ꯂꯩꯔꯦ Nothing ꯂꯩꯔꯦ iQOOꯕꯨ ꯍꯥꯏꯕꯅꯦ ꯑꯗꯩꯗꯤ Honorꯕꯨ ꯍꯥꯏꯕꯅꯦ Samsung ꯍꯥꯏꯕꯅꯦ ꯀꯔꯤ ꯀꯔꯤꯅꯣ ꯌꯦꯡꯉꯣ ꯑꯩꯅ ꯍꯥꯏꯕꯗ ꯃꯃꯤꯡ 9 ꯃꯥꯄꯟ ꯁꯨꯔꯦ ꯑꯗꯨ ꯃꯃꯤꯡ 9 ꯃꯥꯄꯟꯁꯤꯅ ꯀꯝꯄꯅꯤ 9 ꯃꯥꯄꯟꯁꯤꯅ ꯑꯗꯨꯒꯤ ꯄ꯭ꯔꯥꯏꯁ ꯔꯦꯟꯖꯁꯤꯗ ꯐꯣꯟ ꯑꯅꯤꯗ ꯂꯣꯟꯆ ꯇꯧꯔꯛꯑꯁꯨ 9 ꯐꯣꯟ 19 20 ꯃꯅꯨꯡꯗꯨꯗ ꯀꯔꯝꯕ ꯐꯣꯟꯅ ꯐꯗꯣꯏꯅꯣꯅ ꯈꯟꯗꯣꯛꯄꯁꯦ ꯃꯌꯥꯝꯗ ꯌꯥꯝ ꯊꯤꯅ ꯀꯣꯛ ꯉꯥꯎꯕ ꯄꯣꯠ ꯑꯃ ꯑꯣꯏꯕꯅꯦꯕ ꯍꯥꯏꯗꯤ ꯍꯥꯏꯐꯦꯠ ꯃꯥꯟꯅꯍꯜꯂꯀꯥꯟꯗ ꯀꯣꯁ ꯀꯠꯇꯤꯡꯁꯦ ꯀꯗꯥꯏꯗꯅꯣ ꯈꯔ ꯑꯃꯅ ꯀꯦꯃꯦꯔꯥꯗ ꯈꯤꯇꯪ ꯍꯦꯛ ꯀꯣꯁ ꯀꯠꯇꯤꯡ ꯇꯧꯕꯒꯨꯝꯕ ꯈꯔ ꯑꯃꯅ ꯗꯤꯁꯄ꯭ꯂꯦꯗ ꯇꯧꯕꯒꯨꯝꯕ ꯈꯔ ꯑꯃꯅ ꯕꯦꯇ꯭ꯔꯤꯗ ꯅꯠꯇ꯭ꯔꯒ ꯈꯔ ꯑꯃꯅ ꯄ꯭ꯔꯣꯁꯦꯁꯔꯗ ꯇꯧ ꯑꯗꯨꯃꯥꯏꯅ ꯇꯧꯔꯀꯥꯟꯗ ꯃꯥꯅ ꯇꯧꯔꯀꯥꯟꯗ ꯀꯝꯄꯤꯇꯤꯁꯟꯁꯦ ꯑꯗꯨꯒꯤ ꯕꯖꯦꯠ ꯔꯦꯟꯖꯇꯨꯗ ꯐꯣꯟꯁꯦ ꯃꯌꯥꯝ ꯂꯣꯟꯆ ꯇꯧꯅꯔꯛꯄꯅꯤꯅ ꯀꯔꯝꯕ ꯐꯣꯟꯅ ꯐꯗꯣꯏꯅꯣ ꯍꯥꯏꯅ ꯈꯟꯗꯣꯛꯄꯁꯦ ꯈꯔ ꯑꯋꯥꯕ ꯑꯣꯏꯕꯅꯦ ꯑꯗꯣ Motorola ꯍꯥꯏꯕ ꯀꯝꯄꯅꯤꯁꯦ ꯃꯥꯒꯤ ꯉꯁꯤꯐꯥꯎꯗ ꯁꯨꯝ ꯌꯦꯡꯕꯗ ꯂꯨꯄꯥ ꯂꯤꯁꯤꯡ 15 10 15 30 15 ꯁ꯭ꯋꯥꯏꯐꯥꯎꯒꯤ ꯔꯦꯟꯖꯁꯤꯗ 35ꯇꯒꯤꯗꯤ ꯍꯦꯜꯂꯒꯗꯤ ꯃꯣꯏꯁꯤ ꯀꯌꯥ ꯀꯟꯅ ꯐꯕ ꯐꯣꯟꯗꯤ ꯂꯣꯟꯆ ꯂꯩꯁꯨ ꯂꯩꯇꯦ ꯑꯗꯨꯒ ꯂꯣꯟꯆ ꯇꯧꯗꯦ ꯁꯤ ꯃꯅꯨꯡꯁꯤꯗ ꯃꯣꯏꯁꯦ ꯁꯤꯒꯤ ꯂꯦꯚꯦꯜꯁꯤꯗ ꯐꯣꯟꯁꯦ ꯑꯐꯕ ꯐꯣꯟꯅꯦꯕ ꯃꯣꯏ ꯂꯣꯟꯆ ꯇꯧꯔꯤꯁꯦ ꯑꯗꯨꯕꯨ ꯀꯔꯤ ꯍꯥꯏꯅꯤ ꯃꯥꯔꯀꯦꯠꯁꯦ ꯀꯝꯄꯤꯇꯤꯁꯟ ꯌꯥꯝꯕ ꯑꯗꯨꯒ Motorolaꯁꯦ ꯃꯇꯝ ꯈꯔ ꯁꯥꯡꯅ ꯑꯩꯈꯣꯏ ꯃꯥꯔꯀꯦꯠꯇꯒꯤ ꯃꯥꯡꯉꯨꯕꯁꯦ ꯁꯤꯁꯤꯅ ꯃꯌꯥꯝꯅ ꯈꯤꯇꯪ ꯇ꯭ꯔꯁ ꯏꯁꯨ ꯂꯩꯕ ꯑꯗꯨꯒꯨꯝꯕ ꯀꯝꯄꯅꯤ ꯑꯃ ꯑꯣꯏꯈꯤꯕꯩꯅꯦꯕꯀꯣ ꯃꯌꯥꯝ ꯍꯧꯖꯤꯛ ꯀꯣꯏꯇꯥꯟ ꯇꯥꯟꯅꯗ꯭ꯔꯤꯁꯦ ꯍꯥꯏꯇꯥꯔꯦ ꯑꯃꯔꯣꯝꯗ ꯐꯣꯟꯗꯤ ꯌꯥꯝ ꯑꯐꯕ ꯌꯥꯝ ꯂꯣꯟꯆ ꯇꯧꯋꯤ ꯃꯣꯏꯁꯦ ꯕꯖꯦꯠ ꯔꯦꯟꯖꯇꯨꯒꯤ ꯍꯥꯏꯔꯒꯗꯤ ꯑꯗꯨꯒ ꯃꯣꯏꯒꯤ ꯇꯁꯦꯡꯅ ꯍꯥꯏꯇꯥꯔꯗꯤ ꯃꯣꯏꯒꯤ ꯀꯩꯅꯣꯁꯦ ꯑꯦꯟꯗ꯭ꯔꯣꯏꯗꯁꯦ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯣꯛ ꯑꯦꯟꯗ꯭ꯔꯣꯏꯗꯀ ꯃꯥꯟꯅ ꯃꯣꯏꯗ UI ꯃꯣꯏꯒꯤ ꯀꯩ ꯍꯥꯏꯅꯤ ꯀꯁꯇꯃꯥꯏꯁ ꯇꯧꯕꯁꯦ ꯌꯥꯝ ꯇꯧꯗꯕꯤꯗ ꯁ꯭ꯇꯣꯛ ꯑꯦꯟꯗ꯭ꯔꯣꯏꯗꯀ ꯃꯥꯟꯅꯅ ꯌꯥꯝꯅ ꯁꯣꯐꯋꯦꯌꯔ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯀꯝꯄꯅꯤ ꯑꯃꯁꯨ ꯑꯣꯏ ꯑꯗꯨꯒ ꯄ꯭ꯔꯣꯁꯦꯁꯔꯁꯨ ꯑꯗꯨꯝ ꯐꯖꯅ ꯄꯤ ꯑꯗꯨꯒ ꯏꯚꯟ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗ ꯕꯖꯦꯠ ꯔꯦꯟꯖꯇ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯂꯨꯄꯥ ꯂꯤꯁꯤꯡ 15 ꯁ꯭ꯋꯥꯏꯗꯩ ꯍꯧꯔꯒ 30 ꯐꯥꯎꯒꯤ ꯃꯅꯨꯡꯗꯒ IP ꯋꯥꯇꯔ ꯔꯦꯁꯤꯁꯇꯦꯟꯒꯤ ꯀꯩꯅꯣꯒꯤ ꯇ꯭ꯔꯦꯟ ꯑꯃ ꯑꯩꯈꯣꯏꯒꯤ IP ꯔꯦꯇꯤꯡꯒ ꯍꯥꯞꯄꯛꯄꯒꯤ ꯇ꯭ꯔꯦꯟꯒꯁꯦ ꯇꯁꯦꯡꯅ ꯍꯥꯏꯇꯥꯔꯗꯤ Motorolana ꯍꯧꯗꯣꯛꯄꯅꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ Motorolaꯒꯤ ꯐꯣꯟꯁꯦ ꯂꯣꯏ ꯐꯕꯅꯦ ꯁꯤꯖꯤꯟꯅꯕꯁꯨ ꯅꯨꯡꯉꯥꯏ ꯗꯤꯖꯥꯏꯟꯗꯤ ꯑꯄꯥꯝ ꯄꯥꯝꯗꯗꯤ ꯃꯤꯒꯤ ꯃꯤꯠꯇ ꯂꯩꯔꯦꯀꯣ ꯑꯩꯒꯤ ꯑꯄꯥꯝ ꯄꯥꯝꯗꯅ ꯂꯩꯔꯦ ꯑꯗꯨꯒ ꯃꯣꯏꯒꯤ ꯍꯧꯖꯤꯛ ꯐꯥꯎꯒꯤ ꯑꯣꯏꯅꯗꯤ ꯐꯖꯅ ꯂꯣꯟꯆ ꯇꯧꯔꯤ G96 ꯍꯥꯏꯁꯤꯁꯨ ꯌꯥꯝ ꯐꯕ ꯐꯣꯟ ꯑꯃꯅꯤ ꯃꯗꯨ ꯅꯥꯎꯔꯣꯏꯗꯅ ꯃꯦꯁꯦꯖ ꯑꯃ ꯏꯔꯝꯃꯒ ꯑꯃꯨꯛ ꯀꯛꯈ꯭ꯔꯦ ꯑꯗꯨꯒ ꯑꯔꯅꯣꯜ ꯂꯣꯏꯅ ꯊꯥꯕ ꯑꯃꯅ ꯒꯦꯃꯤꯡ ꯐꯣꯟꯗ ꯑꯟꯗꯔ 20Kꯗ ꯍꯥꯏꯕꯤꯔꯛꯑꯣ ꯍꯥꯏ ꯂꯨꯄꯥ ꯂꯤꯁꯤꯡ 10 ꯐꯥꯎꯒꯤ ꯃꯅꯨꯡꯗ ꯒꯦꯝ ꯁꯥꯟꯅꯕ ꯌꯥꯕꯁꯤꯗꯤ ꯍꯧꯖꯤꯛꯇꯤ ꯑꯅꯧꯕꯗꯀꯣ 22 23 ꯑꯗꯥꯏꯋꯥꯏꯗꯨꯗ ꯄꯣꯀꯣꯒꯤ ꯍꯧꯖꯤꯛ F7 ꯀꯥꯏꯅ ꯂꯣꯟꯆ ꯇꯧꯔꯤꯗꯣ ꯑꯗꯩꯗꯤ iQOO 10 ꯀꯥꯏꯅ ꯂꯩꯔꯦ ꯑꯗꯨꯒ 19.3A Snapdragon 7 8 Generation 3 ꯑꯣꯏꯔꯝꯒꯅꯤꯀꯣ ꯑꯗꯨꯃꯥꯏꯅꯒ ꯄ꯭ꯔꯣꯁꯦꯁꯔꯁꯦ ꯑꯐꯕ ꯈꯔ ꯌꯥꯎꯋꯦ ꯑꯗꯣ Poco F7ꯒ ꯑꯗꯨꯝꯕꯗꯣ ꯑꯣꯏꯅ ꯌꯦꯡꯕꯅ ꯐꯅꯤ 20K ꯃꯅꯨꯡꯗꯗꯤ ꯐꯣꯟꯕꯨꯗꯤ ꯂꯩꯇꯕꯗꯤ ꯅꯠꯇꯦ ꯍꯥꯟꯅ ꯈꯔ ꯂꯤꯔꯕ ꯐꯣꯟ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦ Moto G85 ꯀꯨꯝꯕꯒ ꯂꯩ ꯒꯦꯝ ꯁꯥꯟꯅꯕꯗ ꯈꯔ ꯅꯨꯡꯉꯥꯏꯕ ꯐꯣꯟ ꯈꯔ ꯑꯗꯨꯝꯕ ꯐꯣꯟꯗꯣ ꯑꯃꯨꯛ ꯉꯁꯤꯗꯩꯅ ꯆꯍꯤ 1 2ꯒꯤ ꯃꯃꯥꯡꯗ ꯂꯣꯟꯆ ꯇꯧꯈꯤꯕ ꯐꯣꯟ ꯑꯣꯏꯇꯥꯔꯗꯤ ꯈꯤꯇꯪ ꯂꯤꯕ ꯐꯣꯟ ꯑꯣꯏꯇꯥꯔꯗꯤ ꯑꯩ ꯁꯖꯦꯁ ꯇꯧꯅꯤꯡꯗꯕ ꯑꯗꯣ ꯁꯣꯐꯋꯦꯌꯔ ꯑꯞꯗꯦꯠꯀꯨꯝꯕꯒꯁꯦ ꯄꯥꯛ ꯂꯥꯛꯑꯔꯣꯏ ꯑꯗꯨꯒ ꯀꯩꯅꯣꯁꯨ ꯑꯅꯧꯕ ꯂꯩꯔꯒꯗꯤ ꯃꯇꯝꯒ ꯆꯥꯟꯅꯕ ꯌꯥꯝꯅ ꯔꯤꯁꯦꯟꯠ ꯑꯣꯏꯕ ꯇ꯭ꯔꯦꯟꯗꯤꯡ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯈꯤꯇꯪ ꯅꯧꯅ ꯂꯣꯟꯆ ꯇꯧꯈꯤꯕ ꯐꯣꯟ ꯑꯗꯨꯝꯕ ꯑꯣꯏꯅ ꯁꯖꯦꯁ ꯇꯧꯅꯤꯡꯕꯒꯤꯅꯦ ꯑꯩꯅ ꯍꯥꯏꯁꯦ ꯕꯖꯦꯠ ꯍꯦꯟꯒꯠꯂꯒ ꯄꯩꯁꯥ ꯍꯦꯟꯒꯠꯂꯒ ꯍꯦꯟꯅ ꯐꯅꯤ ꯍꯥꯏꯕꯒꯤ ꯋꯥꯗꯤ ꯅꯠꯇꯦ ꯅꯥꯎꯕꯗꯨꯗ ꯔꯦꯗꯃꯤꯗ ꯍꯧꯖꯤꯛꯀꯤ 14 Proꯗꯣ 33 ꯂꯩ ꯇꯥꯔꯒꯗꯤ
33,000 ꯂꯩ ꯍꯥꯏꯗꯣꯏꯅꯤꯀꯣ ꯅꯥꯎꯕꯗꯩ ꯆꯝꯅ ꯍꯥꯏꯔꯁꯦ 33ꯒꯤꯁꯦ ꯁꯤꯅ ꯑꯩꯅ ꯄꯥꯝꯂꯕ ꯍꯥꯏꯁꯦ ꯑꯗꯣ ꯍꯣꯏ ꯏꯁꯥꯅ ꯄꯥꯝꯕꯤꯕ ꯐꯣꯟ ꯑꯃ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩ ꯉꯁꯥꯏꯁꯨ ꯍꯥꯏꯈꯤꯕꯗꯣ ꯐꯣꯟꯗꯨꯗꯤ ꯀꯩꯁꯨ ꯐꯠꯇꯕ ꯐꯣꯟꯗꯤ ꯅꯠꯇꯦ ꯑꯗꯨꯒ ꯃꯇꯝ ꯈꯔ ꯂꯩꯔꯀꯥꯟꯗ ꯀꯦꯃꯦꯔꯥꯗ ꯏꯁꯨ ꯂꯥꯛꯀꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯆꯤꯡꯅꯕ ꯁꯣꯅꯤꯒꯤ ꯁꯦꯟꯁꯔ LYT 700 ꯁꯦꯟꯁꯔ ꯀꯩꯅꯣꯝ ꯑꯣꯏꯕꯅꯤ ꯑꯗꯨꯃꯥꯏꯅꯒ ꯍꯥꯞꯄꯤꯅꯦ ꯑꯗꯨꯅ ꯅꯥꯎꯕ ꯀꯩꯁꯨ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯇꯦ ꯃꯗꯨꯒꯤ ꯐꯣꯟꯗꯣ ꯂꯩꯕꯗ ꯗꯤꯖꯥꯏꯟꯁꯨ ꯑꯗꯨꯝ ꯐꯖꯩ ꯒ꯭ꯂꯥꯁ ꯕꯦꯛꯀ ꯑꯣꯏꯔꯀꯥꯟꯗꯒ ꯋꯥꯏꯠ ꯃꯆꯨꯗꯒ ꯑꯩꯁꯨ ꯌꯦꯡꯕꯗ ꯌꯥꯝ ꯐꯖꯩꯅ ꯈꯜꯂꯝꯃꯤꯅꯦ ꯑꯗꯨꯕꯨ ꯑꯗꯨ ꯏꯁꯥꯒꯤ ꯁꯤꯖꯤꯟꯅꯕꯒꯤꯁꯨ ꯃꯈꯥ ꯌꯥꯝ ꯄꯣꯜꯂꯦ ꯑꯗꯨꯅ ꯐꯣꯟꯗꯣ ꯀꯩꯁꯨ ꯌꯥꯝꯅ ꯌꯥꯝ ꯍꯦꯚꯤꯗ ꯀꯩꯗ ꯁꯤꯖꯤꯟꯅꯗꯕ ꯑꯣꯏꯇꯥꯔꯒꯗꯤ ꯑꯗꯨꯝ ꯐꯖꯅ ꯃꯇꯝ ꯀꯨꯏꯅ ꯁꯥꯡꯅ ꯁꯤꯖꯤꯟꯅꯕ ꯌꯥꯕ ꯐꯣꯟ ꯑꯃꯗꯤ ꯑꯗꯨꯝ ꯑꯣꯏ ꯃꯌꯥꯝ ꯂꯥꯏꯛ ꯃꯁꯤꯡꯁꯤꯗꯤ ꯋꯥꯠꯂꯤꯀꯣ ꯍꯥꯏꯅ ꯍꯥꯏꯔꯤ ꯊꯥꯗꯣꯏꯁꯅꯥꯅ ꯍꯣꯏ ꯑꯗꯨꯅꯦ ꯊꯥꯗꯣꯏꯁꯅꯥ ꯃꯌꯥꯝꯁꯨ ꯂꯥꯏꯛ ꯃꯁꯤꯡꯁꯤꯗꯤ ꯑꯗꯨꯝ ꯋꯥꯠꯂꯤ ꯁꯣꯛꯄ꯭ꯔꯥ ꯍꯥꯏꯌꯦ ꯑꯩꯅ ꯆꯥꯔꯖ ꯇꯧꯁꯜꯂꯁꯨ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯑꯣꯚꯔ ꯆꯥꯔꯖ ꯄ꯭ꯔꯣꯇꯦꯛꯁꯟ ꯀꯥꯏꯅ ꯍꯧꯖꯤꯛꯀꯥꯟꯒꯤ ꯐꯣꯟ ꯑꯅꯧꯕꯁꯤꯡꯗꯗꯤ ꯂꯣꯏꯅꯗꯤ ꯌꯥꯎꯔꯕꯅꯤ ꯑꯗꯨꯝꯕꯒꯤ ꯁꯣꯐꯋꯦꯌꯔ ꯑꯗꯨꯝꯕꯒꯤ ꯀꯩꯅꯣꯗꯣ ꯌꯥꯎꯔꯝꯗ꯭ꯔ ꯇꯥꯔꯒꯗꯤ ꯍꯣꯏ ꯐꯣꯟꯒꯤ ꯕꯦꯇ꯭ꯔꯤꯗꯨꯗꯀꯣ ꯃꯥꯒꯤ ꯕꯦꯇ꯭ꯔꯤꯒꯤ ꯂꯥꯏꯐ ꯁꯥꯏꯀꯜꯗꯨꯗ ꯈꯔ ꯑꯗꯨꯝ ꯁꯣꯛꯅꯤꯡꯉꯥꯏ ꯑꯣꯏꯕ ꯃꯔꯝ ꯂꯩ ꯑꯗꯨꯅ ꯐꯣꯟ ꯆꯥꯔꯖ ꯐꯨꯜ ꯂꯣꯏꯔꯒꯗꯤ ꯑꯩꯈꯣꯏ ꯇꯧꯁꯨ ꯇꯧꯅꯗꯦꯗꯅꯀꯣ ꯇꯧꯁꯨ ꯇꯧꯔꯨꯅꯨ ꯍꯥꯏꯇꯥꯔꯦ ꯐꯨꯜ ꯂꯣꯏꯔꯒꯗꯤ ꯑꯗꯨꯝ ꯆꯠꯇꯣꯛꯑ ꯊꯝꯕ ꯍꯥꯏꯗꯤ ꯗꯥꯏꯔꯦꯛ ꯐꯨꯜ ꯑꯣꯏꯅ 100% ꯇꯧꯕꯁꯤꯐꯥꯎꯗ ꯐꯠꯇꯦ ꯍꯥꯏꯅ ꯑꯩ ꯃꯃꯥꯡꯗꯁꯨ ꯑꯗꯨꯝ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯥꯏꯈꯤꯕꯁꯨ ꯂꯩꯕꯅꯤ ꯑꯗꯨꯅ ꯐꯣꯟ ꯕꯦꯇ꯭ꯔꯤꯁꯤꯗꯤ ꯐꯨꯜ ꯑꯣꯏꯅ ꯆꯥꯔꯖ ꯇꯧꯕꯁꯤꯗꯤ ꯇꯧꯗ꯭ꯔꯤꯈꯩ ꯐꯩ ꯍꯥꯏꯇꯥꯔꯦ ꯇ꯭ꯋꯤꯇꯔꯗ ꯌꯥꯒꯗ꯭ꯔꯣ ꯀꯃꯥꯏꯅ ꯍꯥꯏꯐꯦꯠ ꯍꯥꯏꯕꯤꯔꯝꯃꯨ ꯍꯥꯏ ꯍꯣꯏ ꯕꯤꯄꯤꯟ ꯑꯩꯈꯣꯏꯒꯤ ꯇ꯭ꯋꯤꯇꯔꯗꯣ X ꯍꯥꯏꯗꯣ ꯑꯗꯨꯗꯩꯗꯨꯗ ꯖꯤꯃꯦꯜꯒꯤ ꯑꯗꯨꯝ ꯂꯩꯔꯝꯒꯅꯤ ꯏꯟꯗꯤꯌꯥꯒꯤ ꯑꯦꯀꯥꯎꯟ ꯀꯣ ꯖꯤꯃꯦꯜ ꯏꯟꯗꯤꯌꯥ ꯑꯦꯀꯥꯎꯟꯗꯨꯗ ꯑꯩꯈꯣꯏꯒꯤ ꯃꯣꯏꯗ ꯇꯦꯛ ꯇꯧꯕꯤꯔꯣ ꯃꯉꯣꯟꯗ ꯅꯠꯇ꯭ꯔꯒꯅ ꯄꯣꯁ ꯑꯃ ꯑꯗꯨꯝ ꯄꯥꯕ꯭ꯂꯤꯛ ꯄꯣꯁ ꯑꯃ ꯃꯣꯏ ꯇꯦꯛ ꯇꯧꯔꯒ ꯇꯧꯕ ꯃꯇꯝꯗ ꯑꯩꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯁꯨꯃꯥꯏꯅ ꯂꯩꯕꯅꯤ ꯁꯤꯅꯤ ꯑꯩ ꯔꯤꯀꯣꯚꯔ ꯇꯧꯕ ꯄꯥꯝꯃꯤ ꯈꯣꯠꯄꯅꯤ ꯍꯥꯏꯕ ꯃꯇꯝꯗꯨꯗ ꯃꯣꯏ ꯑꯗꯨꯝ ꯃꯣꯏꯅ ꯔꯤꯄ꯭ꯂꯥꯏ ꯇꯧꯔꯛꯀꯅꯤ ꯃꯣꯏꯅ ꯔꯤꯄ꯭ꯂꯥꯏꯗ ꯑꯗꯨꯝ ꯗꯥꯏꯔꯦꯛ DMꯗ ꯗꯥꯏꯔꯦꯛ ꯃꯦꯁꯦꯖ ꯑꯣꯏꯅ ꯃꯣꯏꯗ ꯑꯣꯏꯅ ꯄ꯭ꯔꯥꯏꯚꯦꯠ ꯆꯦꯠ ꯑꯣꯏꯅ ꯇꯧꯔꯛꯑꯣꯅ ꯔꯤꯄ꯭ꯂꯥꯏ ꯑꯗꯨꯝ ꯂꯥꯛꯀꯅꯤ ꯑꯗꯨꯗ ꯑꯩꯒꯤꯗ ꯁꯨꯃꯥꯏꯅ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯕꯅꯤꯅ ꯍꯥꯏꯕ ꯃꯇꯝꯗ ꯃꯣꯏꯅ ꯁꯤ ꯇꯧꯕ ꯌꯥꯕꯒꯤ ꯑꯣꯞꯁꯟ ꯂꯩ ꯍꯥꯏꯗꯣ ꯑꯗꯨꯝ ꯍꯥꯏꯔꯛꯀꯅꯤ ꯍꯥꯏꯇꯥꯔꯦ ꯌꯨꯝꯅꯥꯝ ꯕꯤꯗ꯭ꯌꯥꯅꯟꯗꯅ ꯕ꯭ꯔꯣ F55ꯒ A36 ꯀꯔꯝꯕꯅ ꯍꯦꯟꯅ ꯐꯒꯦ ꯍꯥꯏꯌꯦ ꯕꯤꯗ꯭ꯌꯥꯅꯟꯗ F55ꯁꯦ ꯑꯩꯅ ꯈꯟꯕꯗ ꯐꯣꯟꯗꯤ ꯐꯕ ꯃꯥꯁꯦ ꯃꯅꯤꯡꯗꯣ ꯑꯩꯈꯣꯏꯒꯤ TPU ꯂꯦꯗꯔ ꯑꯣꯏꯕꯗꯣ TPU ꯂꯦꯗꯔ ꯑꯣꯏꯕꯗꯣ ꯑꯣꯏꯗꯣꯏꯅꯤꯀꯣ ꯃꯥꯒꯤ ꯑꯩꯈꯣꯏꯒꯤ ꯂꯦꯗꯔ ꯍꯥꯏꯇꯥꯔꯦꯅꯦ ꯂꯦꯗꯔ ꯃꯥꯟꯕ ꯂꯦꯗꯔ ꯑꯣꯔꯤꯖꯤꯅꯦꯜꯗꯤ ꯅꯠꯇꯕ TPUꯒꯤ ꯑꯩꯈꯣꯏꯒꯤ ꯐꯣꯝꯒꯨꯝꯕ ꯑꯃ ꯑꯣꯏꯕꯗꯨꯗ ꯃꯥꯒꯤ ꯕꯦꯛꯁꯦ ꯃꯇꯝ ꯈꯔ ꯂꯩꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯃꯀꯨ ꯀꯣꯛꯂꯛꯄꯒꯨꯝꯕ ꯃꯀꯨ ꯍꯨꯔꯛꯄꯒꯨꯝꯕ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯁꯨꯝ ꯄꯥꯏꯔꯗꯤ ꯁꯤꯖꯤꯟꯅꯔꯗꯤ ꯀꯩꯅꯣ ꯇꯧꯔꯛꯏꯗꯅꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯑꯃꯈꯛ ꯂꯩꯕ ꯑꯃ ꯌꯥꯎꯋꯦ ꯑꯗꯨꯗꯨꯅ ꯑꯩꯁꯦ F55ꯁꯦ ꯑꯇꯩꯗꯤ ꯂꯣꯏ ꯐꯔꯀꯥꯟꯗ ꯃꯥꯒꯤ ꯕꯦꯛꯇꯨꯗ ꯈꯤꯇꯪ ꯑꯩꯒꯤ ꯑꯣꯏꯅ ꯄꯥꯔꯁꯣꯅꯦꯜ ꯑꯣꯄꯤꯅꯤꯌꯟꯗ ꯄꯥꯝꯗꯕ ꯑꯃꯈꯛ ꯂꯩꯌꯦ ꯑꯗꯨꯅ ꯃꯁꯤ ꯕꯤꯗ꯭ꯌꯥꯅꯟꯗ ꯑꯗꯨꯝ ꯐꯣꯟꯗꯤ ꯑꯗꯨꯝ ꯑꯗꯨꯃꯛ ꯐꯔꯒ 55ꯇ ꯈꯤꯇꯪ ꯑꯩ ꯔꯤꯀꯃꯦꯟ ꯇꯧꯅꯤꯡꯗꯦ ꯑꯗꯨꯃꯥꯏꯅ ꯑꯣꯏꯅ ꯑꯩ ꯍꯥꯏꯒꯦ ꯃꯥꯒꯤ TPUꯒꯤ ꯀꯩꯅꯣ ꯑꯣꯏꯕꯗꯨꯗꯅꯤꯀꯣ ꯑꯩꯈꯣꯏꯒꯤ ꯑꯣꯔꯤꯖꯤꯅꯦꯜ ꯂꯦꯗꯔꯁꯨ ꯅꯠꯇꯕ ꯑꯩꯈꯣꯏꯒꯤ ꯃꯀꯨ ꯀꯣꯛꯂꯛꯄ ꯑꯃ ꯂꯩꯗꯥꯏꯅꯦ ꯈꯪꯉꯤꯅ ꯑꯩꯈꯣꯏ ꯐꯣꯝ ꯀꯥꯏꯅꯒ ꯍꯥꯏꯅꯕ ꯑꯗꯨꯝꯕꯒꯤ ꯃꯦꯇꯔꯤꯌꯦꯜ ꯑꯃꯈꯛ ꯑꯣꯏꯕꯗꯨꯗ ꯏꯕꯨꯡ ꯀꯩ ꯃꯊꯦꯜ ꯊꯣꯡꯉꯒꯦ ꯆꯥꯕꯗꯤ ꯆꯥꯔꯝꯈꯤꯔꯣꯏ ꯈꯪꯉꯦ ꯍꯣꯏ ꯆꯥꯗ꯭ꯔꯤꯌꯦ ꯀꯩꯅꯣ ꯇꯧꯋꯦ ꯃꯌꯥꯜ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯑꯩꯈꯣꯏꯒꯤ ꯍꯋꯥꯏ ꯀꯔꯤ ꯀꯔꯤ ꯑꯗꯨꯝ ꯃꯤꯛꯁ ꯇꯧꯔꯒ ꯑꯥꯂꯨ ꯀꯩꯀꯩ ꯇꯧꯔꯒ ꯊꯣꯡꯕ ꯑꯗꯨꯃꯥꯏꯅ ꯅꯊꯤꯡ CMF ꯐꯣꯟ 2 ꯁꯤꯕꯨ ꯀꯃꯥꯏꯅ ꯇꯧꯕꯖꯥꯠꯅꯣ ꯑꯩꯗꯤ ꯀꯌꯥꯗꯤ ꯄꯥꯝꯗꯦ ꯍꯥꯏ ꯏꯌꯥꯝꯕ ꯅꯊꯤꯡ ꯐꯣꯟ CMF 2ꯁꯦ ꯑꯩꯁꯨ ꯁꯖꯦꯁ ꯇꯧꯅꯤꯡꯗꯦ ꯑꯩ ꯃꯃꯥꯡꯗꯁꯨ ꯃꯌꯥꯝꯅꯁꯨ ꯑꯗꯨꯝ ꯁꯖꯦꯁ ꯇꯧꯕꯗ ꯌꯥꯎꯔꯝꯗꯧꯁꯨ ꯃꯥꯟꯗꯦ ꯄꯥꯛꯇꯤ ꯇꯧꯗꯕꯅꯤ ꯉꯁꯥꯏꯒꯤ ꯃꯣꯏꯒꯤ ꯗꯤꯖꯥꯏꯟꯗꯨꯕꯨꯗꯤ ꯌꯥꯝꯅ ꯌꯨꯅꯤꯛ ꯑꯣꯏꯕ ꯗꯤꯖꯥꯏꯟ ꯑꯃ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯑꯣꯏꯕꯒꯤ ꯃꯌꯥꯝ ꯖꯦꯟꯖꯤꯁꯤꯡꯅ ꯍꯧꯖꯤꯛꯀꯥꯟꯒꯤ ꯑꯪꯀ ꯂꯩꯕ ꯅꯍꯥꯁꯤꯡꯅ ꯌꯥꯝ ꯄꯥꯝꯅꯕ ꯑꯗꯨꯒꯨꯝꯕ ꯗꯤꯖꯥꯏꯟ ꯑꯃꯗꯤ ꯑꯣꯏꯕꯀꯣ ꯑꯗꯣ ꯁꯣꯐꯋꯦꯌꯔꯁꯨ ꯑꯗꯨꯝ ꯅꯨꯡꯉꯥꯏ ꯑꯗꯨꯒ ꯃꯥꯒꯤ ꯀꯦꯃꯦꯔꯥꯒꯨꯝꯕꯒꯁꯦ ꯀꯝꯄ꯭ꯔꯣꯃꯥꯏꯁ ꯈꯔꯗꯤ ꯇꯧꯋꯦ ꯍꯥꯏꯇꯥꯔꯦ ꯃꯥꯒꯤ ꯀꯣꯁ ꯀꯠꯇꯤꯡ ꯇꯧꯅꯕ ꯍꯣꯠꯅꯕꯗꯀꯣ ꯑꯗꯨꯗꯨꯅ ꯃꯁꯤ ꯑꯩ ꯌꯥꯝ ꯀꯟꯅ ꯔꯤꯀꯃꯦꯟ ꯇꯧꯅꯤꯡꯕ ꯐꯣꯟ ꯑꯃꯗꯤ ꯑꯣꯏꯗꯦ ꯑꯗꯨ ꯅꯠꯇꯕ ꯐꯣꯟ ꯑꯣꯏꯅ ꯌꯦꯡꯕꯅꯕꯨ ꯍꯦꯟꯅ ꯐꯅꯤ ꯍꯥꯏꯇꯥꯔꯦ CMF 2ꯁꯦ ꯑꯗꯣ ꯉꯔꯥꯡꯒꯤ ꯏꯌꯥꯝꯕꯒꯤ ꯏꯆꯥꯅꯨꯄꯥꯒꯤ
ꯂꯩꯒꯦꯅ ꯌꯦꯡꯉꯝꯃꯦ ꯍꯥꯏꯗꯣ ꯑꯗꯨ ꯑꯣꯏꯗꯣꯏ ꯃꯥꯜꯂꯤ ꯑꯗꯨꯒꯤ ꯈꯟꯕ ꯃꯥꯜꯂꯤ ꯑꯗꯣ ꯑꯩꯁꯨ ꯌꯦꯡꯒꯦꯅꯗꯤ ꯍꯥꯏꯔꯒ ꯉꯔꯥꯡꯁꯦ ꯑꯗꯨꯝ ꯌꯦꯡꯈꯤꯗ꯭ꯔꯦ ꯉꯁꯤꯁꯨ ꯑꯗꯨꯝ ꯑꯃ ꯇꯧꯗꯅ ꯌꯦꯡꯗ꯭ꯔꯦ ꯉꯁꯤꯗꯤ ꯁꯣꯏꯗꯅ ꯀꯥꯎꯗꯅꯕ ꯌꯦꯡꯉꯒ ꯑꯩ ꯀꯔꯝꯕ ꯐꯣꯟ ꯑꯣꯏꯗꯣ ꯑꯩ ꯁꯣꯏꯗꯅ ꯁꯖꯦꯁ ꯇꯧꯔꯛꯀꯅꯤ ꯑꯩ ꯀꯥꯎꯗꯤ ꯀꯥꯎꯖꯗꯦ ꯑꯗꯨꯕꯨ ꯑꯩ ꯃꯇꯝ ꯇꯟꯖꯥ ꯆꯥꯟꯅꯗꯕꯒꯤ ꯌꯦꯡꯕ ꯁꯪꯗ꯭ꯔꯕ ꯑꯟꯗꯔ 15ꯗ ꯑꯗꯨꯝ ꯒꯦꯝꯒꯨꯝꯕ ꯁꯥꯟꯅꯕ ꯌꯥꯕ ꯑꯉꯥꯡꯁꯤꯡꯅꯀꯣ ꯃꯣꯏ ꯀꯔꯝꯕ ꯐꯣꯟ ꯂꯩꯒꯦꯗꯣ ꯑꯩ ꯁꯣꯏꯗꯅ ꯑꯩ ꯉꯁꯤꯗꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯕꯤꯗ ꯑꯩ ꯀꯥꯎꯗꯅꯕ ꯏꯁꯜꯂꯕꯅꯤ ꯅꯣꯠꯕꯨꯛꯁꯤꯗ ꯑꯩ ꯅꯣꯠ ꯇꯧꯔꯤꯅꯤ ꯍꯧꯖꯤꯛ ꯑꯩ ꯍꯣꯔꯦꯟ ꯂꯣꯏꯔꯀꯥꯟꯗ ꯂꯥꯏꯚꯁꯤ ꯂꯣꯏꯔꯀꯥꯟꯗ ꯐꯣꯟ ꯑꯃꯗꯤ ꯀꯝꯄꯤꯌꯔ ꯇꯧꯔꯒ ꯌꯦꯡꯉꯀꯥꯟꯗ ꯒꯦꯝꯒꯁꯨ ꯑꯗꯨꯝ ꯈꯔ ꯁꯥꯟꯅꯕ ꯌꯥꯕ ꯐꯣꯟ ꯂꯩꯔꯒꯗꯤ ꯑꯩ ꯁꯣꯏꯗꯅ ꯑꯩ ꯂꯤꯡꯛ ꯑꯣꯏꯅ ꯊꯥꯔꯛꯑꯒꯦ ꯑꯗꯨꯗ ꯌꯥꯝꯅ ꯀ꯭ꯂꯤꯛ ꯇꯧꯔꯒ ꯐꯣꯟꯒꯤ ꯗꯤꯖꯥꯏꯟ ꯑꯃꯁꯨꯡ ꯀꯩꯀꯩꯗꯨ ꯌꯦꯡꯉꯀꯥꯟꯗ ꯄꯥꯝꯗꯗꯤ ꯈꯟꯕꯤꯔꯣ ꯌꯨꯝꯅꯥꯝ ꯕꯤꯗ꯭ꯌꯥꯅꯟꯗꯅ ꯕ꯭ꯔꯣꯁꯤ ꯀꯥꯏꯗ ꯂꯩꯒꯦ ꯑꯥꯎꯠꯁꯥꯏꯗꯠꯇ ꯂꯩꯕ꯭ꯔꯣ ꯀꯩ ꯍꯣꯠꯅꯔꯤꯅꯣ ꯈꯪꯖꯅꯤꯡꯉꯤ ꯍꯥꯏ ꯕꯤꯗ꯭ꯌꯥꯅꯟꯗ ꯑꯩꯁꯦ ꯃꯃꯥꯡꯗꯁꯨ ꯃꯤ ꯃꯌꯥꯝ ꯑꯃꯅꯗꯤ ꯍꯪꯉꯛꯑꯦ ꯌꯨꯝꯗꯕꯨꯗꯤ ꯂꯩꯇꯦꯀꯣ ꯑꯩꯁꯨ ꯑꯥꯎꯠꯁꯥꯏꯗꯠꯇ ꯍꯣꯏ ꯂꯩ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛ ꯂꯩꯇꯦ ꯂꯝꯁꯦ ꯑꯩꯅ ꯍꯥꯏꯗꯣꯛꯅꯤꯡꯗꯕ ꯏꯀꯥꯏꯕ ꯍꯥꯏꯇꯥꯔꯦꯀꯣ ꯏꯀꯥꯏꯕ ꯃꯤꯟꯁ ꯀꯩ ꯍꯥꯏꯅꯤ ꯑꯩꯈꯣꯏꯁꯦ ꯃꯅꯤꯄꯨꯔꯁꯦ ꯍꯟꯗꯛꯀꯤ ꯏꯔꯥꯡꯁꯤꯅꯀꯣ 2023ꯒꯤ ꯃꯦꯒꯤ 3ꯗ ꯊꯣꯛꯈꯤꯕ ꯏꯔꯥꯡꯗꯨꯅ ꯌꯥꯝ ꯐꯖꯅ ꯏꯝꯄꯦꯛ ꯇꯧꯕ ꯑꯗꯨꯒꯨꯝꯕ ꯂꯩꯀꯥꯏ ꯑꯃꯗꯣ ꯑꯩꯈꯣꯏꯁꯨ ꯌꯥꯎꯔꯨꯔꯦ ꯑꯗꯨꯗꯨꯅ ꯉꯁꯥꯏꯒꯤ ꯁꯨꯐꯝ ꯅꯣꯝꯐꯝ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯁꯦꯟ ꯇꯥꯟꯅꯕꯒꯤ ꯂꯝꯕꯤꯁꯦ ꯂꯩꯁꯜꯂꯛꯇꯕꯒꯤ ꯄꯩꯁꯥ ꯊꯣꯛꯇꯕꯗꯤ ꯌꯥꯗꯕꯅꯤꯅ ꯃꯤꯑꯣꯏꯕ ꯑꯃꯅ ꯍꯤꯡꯕꯗ ꯁꯦꯜꯗꯤ ꯆꯪꯕꯅꯤꯅ ꯁꯦꯜ ꯇꯥꯅꯕ ꯍꯣꯠꯅꯕꯗ ꯌꯨꯝ ꯊꯥꯗꯣꯛꯑꯒ ꯆꯠꯂꯦ ꯍꯥꯏꯗꯨꯅꯤ ꯄꯥꯏꯔꯦ ꯍꯥꯏꯗꯨꯅꯤ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯌꯨꯝꯗꯗꯤ ꯂꯩꯇ꯭ꯔꯦ ꯂꯝ ꯈꯔ ꯂꯥꯞꯄꯦ ꯂꯩꯔꯤꯁꯦ ꯑꯩ ꯃꯃꯥꯡꯗ ꯃꯤ ꯃꯌꯥꯝ ꯍꯪꯉꯛꯑꯦ ꯑꯗꯣ ꯉꯁꯤꯗꯤ ꯍꯥꯏꯔꯒꯦ ꯕꯤꯗ꯭ꯌꯥꯅꯟꯗꯅ ꯁꯨꯝ ꯍꯪꯉꯛꯄꯁꯤꯗꯀꯣ ꯕꯦꯡꯒ꯭ꯂꯣꯔꯗ ꯂꯩꯌꯦ ꯊꯥꯡꯖ ꯅꯣꯡꯃꯥꯏꯖꯤꯡꯁꯦ ꯁꯪꯕ ꯀꯥꯟꯁꯤꯗ ꯑꯩꯁꯦ ꯊꯕꯛ ꯑꯇꯩ ꯑꯇꯩ ꯆꯠꯂꯨꯔꯁꯨ ꯊꯥꯡꯖ ꯅꯣꯡꯃꯥꯏꯖꯤꯡ ꯁꯪ ꯀꯥꯟꯁꯤꯗ ꯚꯤꯗꯤꯑꯣꯁꯨ ꯁꯦꯝꯕ ꯂꯥꯏꯚꯁꯨ ꯊꯥꯕ ꯑꯗꯨꯃꯥꯏꯅ ꯇꯧꯕꯁꯤꯗ ꯃꯇꯝꯁꯦ ꯇꯁꯦꯡꯅ ꯀꯥꯏꯊꯣꯛꯄ ꯉꯝꯗꯕꯅꯦꯕꯀꯣ ꯑꯗꯨꯗꯨꯅ ꯑꯩ ꯃꯌꯥꯝꯒꯤ ꯚꯤꯗꯤꯑꯣꯗꯣ ꯁꯦꯝꯅꯤꯡꯕ ꯂꯩꯔꯁꯨ ꯁꯦꯝꯕ ꯉꯝꯗꯦ ꯍꯥꯟꯅꯗꯤ ꯌꯨꯝꯗ ꯂꯩꯔꯤꯉꯩꯗꯗꯤ ꯁ꯭ꯀꯨꯜꯗ ꯇꯧꯔꯤꯉꯩ ꯃꯇꯝꯗꯗꯤ ꯑꯩ ꯃꯇꯝꯁꯦ ꯈꯔ ꯁꯥꯡꯅ ꯐꯪꯉꯦ ꯍꯥꯏꯇꯥꯔꯦ ꯐ꯭ꯔꯤ ꯑꯣꯏꯕ ꯃꯇꯝꯁꯦ ꯑꯗꯨꯅ ꯐ꯭री ꯑꯣꯏꯕ ꯃꯇꯝꯁꯦ ꯈꯔ ꯁꯥꯡꯅ ꯐꯪꯕꯅꯤꯅ ꯚꯤꯗꯤꯑꯣꯕꯨ ꯁꯦꯝꯒꯦ ꯍꯥꯏꯔꯁꯨ ꯑꯗꯩꯗꯤ ꯑꯦꯅꯤ ꯇꯣꯄꯤꯛ ꯑꯃꯗ ꯔꯤꯁꯔꯁ ꯇꯧꯔꯁꯨ ꯐꯣꯟꯒꯤ ꯀꯩꯒꯤ ꯃꯇꯥꯡꯗꯕꯨ ꯈꯔ ꯍꯦꯟꯅ ꯌꯦꯡ ꯇꯥꯔꯒꯁꯨ ꯇꯥꯟꯖꯥꯗꯣ ꯈꯔ ꯁꯥꯡꯅ ꯐꯪꯕꯒꯤꯀꯣ ꯑꯗꯨꯅ ꯚꯤꯗꯤꯑꯣꯒꯁꯦ ꯐꯖꯅ ꯁꯦꯝꯕ ꯉꯝꯃꯕꯅꯦ ꯍꯧꯖꯤꯛꯀꯥꯟꯗꯤ ꯑꯗꯨꯒꯤ ꯚꯤꯗꯤꯑꯣꯗꯣ ꯁꯦꯝꯕ ꯉꯝꯗ꯭ꯔꯕꯁꯤꯗ ꯑꯗꯩ ꯚꯤꯗꯤꯑꯣ ꯊꯥꯒꯠꯇꯕꯒꯤ ꯁꯨꯝ ꯃꯇꯝ ꯀꯨꯏꯅ ꯁꯥꯡꯅ ꯂꯩꯕꯗꯣ ꯃꯌꯥꯝꯒ ꯁꯤꯒꯤ ꯔꯤꯂꯦꯁꯟꯁꯤꯞꯁꯨ ꯇꯠꯅꯤꯡꯗꯕꯒꯤ ꯑꯩꯅ ꯑꯗꯨꯝ ꯂꯥꯏꯚꯁꯦ ꯑꯣꯏꯅ ꯇꯧꯔꯛꯄꯅꯦ ꯍꯥꯏꯇꯥꯔꯦ ꯁꯦꯇꯔꯗꯦ ꯁꯟꯗꯦ ꯁꯤꯗꯩꯁꯤꯗ ꯀꯩ ꯇꯣꯄꯤꯛꯅꯣ ꯍꯥꯏꯌꯦ ꯂꯥꯏꯖ ꯌꯨꯝꯅꯥꯝꯅ ꯂꯥꯏꯖ ꯇꯣꯄꯤꯛ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ ꯁ꯭ꯄꯦꯁꯤꯐꯤꯛ ꯇꯣꯄꯤꯛ ꯑꯃꯗ ꯑꯩꯈꯣꯏ ꯂꯩꯔꯀꯥꯟꯗ ꯂꯥꯏꯚ ꯇꯧꯕꯗꯤ ꯅꯠꯇꯦ ꯃꯗꯨ ꯑꯇꯣꯞꯄ ꯆꯦꯅꯦꯜꯁꯤꯡꯗꯕꯨꯗꯤ ꯇꯧꯔꯝꯒꯅꯤ ꯑꯗꯨꯒ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧꯗ꯭ꯔꯦ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯑꯩꯈꯣꯏꯒꯤ ꯏꯁꯝ ꯁꯝꯅ ꯑꯩꯈꯣꯏꯒꯤ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯆꯦꯅꯦꯜꯗ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯔꯛꯏꯕ ꯃꯌꯥꯝꯁꯦ ꯑꯗꯨꯝ ꯃꯌꯥꯝꯅꯁꯨ ꯋꯥꯍꯪ ꯃꯌꯥꯝ ꯍꯪꯉꯛꯄ ꯌꯥꯎꯏ ꯑꯗ ꯑꯩꯅꯁꯨ ꯄꯥꯎꯈꯨꯝ ꯄꯤꯅꯤꯡꯕ ꯌꯥꯎꯏ ꯑꯗꯣ ꯃꯤ ꯈꯨꯗꯤꯡꯃꯛꯀꯤ ꯑꯃꯃꯝꯇ ꯑꯣꯏꯅ ꯀꯃꯦꯟꯇꯣ ꯔꯤꯄ꯭ꯂꯥꯏ ꯇꯧꯔꯒ ꯇꯥꯏꯞ ꯇꯧꯔꯒ ꯂꯩꯕꯗꯣ ꯑꯩꯉꯣꯟꯗ ꯇꯁꯦꯡꯅ ꯍꯥꯏ ꯇꯥꯔꯒꯗꯤ ꯈꯤꯇꯪ ꯇꯟꯖꯥ ꯆꯥꯅꯗꯕꯒꯤ ꯁꯪꯗꯕꯒꯤ ꯂꯥꯏꯚ ꯇꯧꯔꯒꯗꯤ ꯁꯦꯇꯔꯗꯦ ꯁꯟꯗꯦꯗ ꯃꯌꯥꯝꯅ ꯋꯥꯍꯪ ꯍꯪꯉꯛꯄ ꯈꯣꯠꯂꯛꯄꯗꯣ ꯑꯩꯁꯨ ꯗꯥꯏꯔꯦꯛ ꯐꯦꯁ ꯇꯨ ꯐꯦꯁ ꯋꯥꯔꯤ ꯁꯥꯟꯅꯕ ꯑꯗꯨꯃꯥꯏꯅ ꯄꯥꯎꯈꯨꯝꯁꯦ ꯄꯤꯔꯒꯗꯤ ꯅꯨꯡꯉꯥꯏꯅꯦꯅ ꯑꯗꯨꯃꯥꯏꯅ ꯂꯥꯏꯚ ꯇꯧꯕꯅꯤ ꯑꯗꯨ ꯂꯥꯏꯚꯁꯦ ꯉꯁꯤꯈꯛ ꯊꯦꯡꯅꯕ ꯃꯥꯜꯂꯤ ꯆꯦꯅꯦꯜꯁꯦ ꯉꯁꯤ ꯑꯣꯏꯇꯥꯔꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯔꯕꯅꯤꯅ ꯚꯤꯗꯤꯑꯣ ꯀꯔꯤ ꯀꯔꯤ ꯊꯥꯒꯠꯂꯤꯅꯣ ꯑꯩ ꯆꯦꯅꯦꯜꯁꯤꯗ ꯀꯔꯤ ꯀꯔꯤ ꯚꯤꯗꯤꯑꯣ ꯃꯔꯨ ꯑꯣꯏꯅ ꯆꯦꯅꯦꯜꯁꯤ ꯀꯔꯝꯕ ꯀꯣꯟꯇꯦꯟꯗꯅꯣ ꯁꯦꯝꯕꯅꯣ ꯍꯥꯏꯗꯨꯁꯨ ꯊꯦꯡꯅꯔꯒ ꯌꯦꯡ ꯇꯥꯔꯒꯗꯤ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯇꯦꯗꯨꯁꯨ ꯃꯊꯪꯒꯤ ꯂꯥꯏꯚꯇ ꯑꯃꯨꯛ ꯍꯥꯏꯔꯛꯑꯣ ꯑꯗꯨꯒ ꯑꯗꯨꯝ ꯃꯊꯪꯒꯤ ꯂꯥꯏꯚꯇꯁꯨ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕ ꯑꯗꯨꯝ ꯌꯥꯔꯅꯤ ꯕ꯭ꯔꯣ ꯑꯗꯨꯒ ꯑꯩꯒꯤ ꯃꯔꯨꯞ ꯑꯞꯗꯦꯠ ꯂꯥꯛꯑꯦ ꯍꯥꯏꯅ 5 GB ꯆꯥꯎꯋꯦ ꯍꯥꯏ ꯑꯗꯨ ꯄꯤꯕꯅ 5 GB ꯆꯥꯎꯋꯦ ꯍꯥꯏꯗꯣ ꯃꯥꯒꯤ ꯐꯥꯏꯜ ꯁꯥꯏꯖꯇꯣ ꯆꯥꯎꯋꯤꯗꯣ ꯑꯩꯅ ꯈꯟꯕꯗ ꯑꯦꯟꯗ꯭ꯔꯣꯏꯗ ꯑꯞꯗꯦꯠ ꯂꯥꯛꯄ ꯑꯣꯏꯔꯝꯒꯅꯤ ꯑꯦꯟꯗ꯭ꯔꯣꯏꯗ 15ꯒꯨꯝꯕ ꯑꯞꯗꯦꯠ ꯂꯥꯛꯄ ꯑꯣꯏꯔꯝꯒꯅꯤꯀꯣ ꯑꯦꯟꯗ꯭ꯔꯣꯏꯗ 15ꯗꯣ ꯑꯩꯒꯤꯁꯨ ꯐꯣꯟꯁꯦ ꯑꯞꯗꯦꯠ ꯇꯧꯈꯤꯕ ꯃꯇꯝꯗ 3 GB ꯃꯊꯛꯇ ꯂꯥꯛꯈꯤ ꯑꯗꯨꯒ ꯃꯥꯒꯤꯗꯣ ꯑꯞꯗꯦꯠ ꯈꯛꯇ ꯅꯠꯇꯅ ꯑꯩꯈꯣꯏꯒꯤ ꯃꯣꯏꯒꯤ ꯍꯥꯏꯄꯔ OSꯀꯤ ꯑꯞꯗꯦꯠꯁꯨ ꯌꯥꯎꯔꯝꯒꯗꯧ ꯃꯥꯜꯂꯤ ꯑꯩꯈꯣꯏꯒꯤ ꯑꯦꯟꯗ꯭ꯔꯣꯏꯗꯀꯤ ꯚꯔꯖꯟ ꯑꯅꯧꯕ ꯑꯞꯗꯦꯠ ꯇꯧꯕ ꯑꯣꯏꯇꯥꯔꯒꯗꯤ ꯍꯥꯟꯅ ꯂꯩꯔꯝꯃꯤꯕ ꯑꯦꯟꯗ꯭ꯔꯣꯏꯗ ꯚꯔꯖꯟꯗꯒꯤ ꯑꯅꯧꯕ ꯑꯦꯟꯗ꯭ꯔꯣꯏꯗ ꯑꯃ ꯍꯥꯞꯆꯤꯜꯂꯛꯄ ꯍꯥꯏꯕꯁꯦ ꯃꯥꯒꯤ ꯐꯤꯆꯔꯁꯤꯡ ꯏꯁꯄꯦꯁꯤꯐꯤꯀꯦꯁꯟ ꯑꯗꯩꯗꯤ ꯃꯥꯒꯤ ꯃꯅꯨꯡꯒꯤ ꯂꯦꯑꯥꯎꯠ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯗꯣ ꯑꯍꯣꯡꯕ ꯆꯦꯟꯖ ꯃꯌꯥꯝ ꯂꯥꯛꯀꯗꯣꯏꯅꯤ ꯑꯅꯧꯕ ꯗꯤꯖꯥꯏꯟꯁꯤꯡꯗꯣ ꯑꯩꯈꯣꯏꯅ ꯆꯦꯛ ꯇꯧꯅꯤꯡꯕ ꯇ꯭ꯔꯥꯏ ꯇꯧꯅꯤꯡꯕꯒꯤꯗꯤ ꯑꯞꯗꯦꯠ ꯇꯧꯊꯣꯛꯄꯗꯤ ꯐꯩ ꯁꯤꯁꯇꯦꯝ ꯑꯞꯗꯦꯠ ꯇꯧꯊꯣꯛꯄꯗꯤ ꯐꯩ ꯑꯗꯨꯒ ꯁꯤꯁꯇꯦꯝ ꯑꯞꯗꯦꯠ ꯇꯧꯊꯣꯛꯄꯗꯨꯗ UI ꯑꯞꯗꯦꯠ ꯇꯧꯕ ꯃꯇꯝꯗ ꯉꯁꯥꯏꯒꯤ ꯍꯥꯏꯄꯔ OSꯇꯣ ꯑꯃꯁꯨ ꯑꯅꯤ ꯑꯍꯨꯝ ꯑꯗꯨꯃꯥꯏꯅ ꯑꯅꯧꯕ ꯑꯞꯗꯦꯠ ꯂꯥꯛꯄ ꯍꯥꯟꯅꯒꯤ ꯍꯥꯏꯄꯔ OSꯇꯨꯒꯤ ꯑꯅꯧꯕ ꯑꯞꯗꯦꯠ ꯑꯃ ꯄꯤꯔꯛ ꯇꯥꯔꯒꯗꯤ ꯍꯥꯟꯅ ꯕꯛꯁ ꯂꯩꯔꯝꯕ ꯈꯣꯠꯂꯝꯕ ꯑꯗꯨꯁꯨ ꯅꯨꯡꯉꯥꯏꯇꯕꯗꯨꯁꯨ ꯐꯤꯛꯁ ꯇꯧꯔꯛꯀꯗꯣꯏꯅꯤ ꯑꯗꯨꯒꯤꯁꯨ ꯐꯔꯦ ꯑꯗꯨꯒ
ꯔꯦꯝꯒꯨꯝꯕꯗꯗꯤ ꯈꯔ ꯑꯣꯀꯨꯄꯥꯏ ꯇꯧꯁꯤꯜꯂꯛꯑꯅꯤ ꯈꯤꯇꯪ ꯔꯦꯝꯗꯣ ꯃꯥꯅ ꯀꯟꯖꯨꯝ ꯇꯧꯔꯅꯤ ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯃꯨꯛ ꯑꯞꯗꯦꯠꯇꯣ ꯇꯧꯗ꯭ꯔꯤꯉꯩꯗꯀꯣ ꯑꯩꯅ ꯑꯞꯗꯦꯠ ꯇꯧꯕ ꯃꯇꯥꯡꯗꯁꯨ ꯃꯃꯥꯡꯗꯁꯨ ꯚꯤꯗꯤꯑꯣ ꯁꯦꯝꯈꯤꯗꯅ ꯆꯦꯅꯦꯜꯗ ꯑꯩꯈꯣꯏꯅ ꯑꯞꯗꯦꯠꯁꯤꯗ ꯀꯔꯤ ꯀꯔꯤ ꯌꯥꯎꯔꯤꯒꯦ ꯁꯤꯒꯤ ꯑꯞꯗꯦꯠꯁꯤꯗ ꯀꯔꯤ ꯀꯔꯤꯅꯣ ꯐꯣꯟꯁꯤꯗ ꯑꯞꯗꯦꯠ ꯇꯧꯔꯛꯀꯗꯣꯏꯁꯦ ꯍꯥꯏꯗ ꯂꯣꯏꯅ ꯌꯦꯡ ꯌꯥꯕꯅꯦꯕꯀꯣ ꯑꯗꯨꯒꯤ ꯑꯞꯗꯦꯠꯇꯣ ꯇꯧꯗ꯭ꯔꯤꯉꯩꯗ ꯑꯗꯨꯒꯤ ꯄꯣꯠꯁꯤꯡꯗꯣ ꯑꯩꯈꯣꯏꯅ ꯌꯦꯡꯊꯣꯛꯑꯒ ꯃꯁꯤꯒꯤ ꯑꯞꯗꯦꯠꯁꯤ ꯇꯧꯔꯒꯗꯤ ꯑꯩꯉꯣꯟꯗ ꯀꯥꯟꯅꯕ ꯑꯣꯏꯅꯤ ꯅꯠꯇ꯭ꯔꯒꯅ ꯑꯣꯏꯗꯦ ꯑꯗꯨ ꯏꯂꯥꯏ ꯂꯥꯏꯅ ꯈꯪꯒꯅꯤ ꯑꯗꯨ ꯈꯪꯉꯒ ꯑꯞꯗꯦꯠ ꯇꯧꯊꯣꯛꯄ ꯇꯥꯔꯒꯗꯤ ꯀꯩꯁꯨ ꯊꯣꯏꯅ ꯃꯥꯡꯖꯅꯤꯡꯉꯥꯏ ꯑꯣꯏꯗꯦ ꯍꯥꯏꯅ ꯍꯥꯏꯇꯥꯔꯦ ꯑꯩꯒꯤ ꯏꯇꯥꯎ ꯍꯨꯔꯥꯟꯕ ꯃꯌꯥꯝꯁꯦ ꯑꯃꯠꯇ ꯂꯥꯛꯇꯦ ꯍꯣꯏ ꯊꯥꯗꯣꯏ ꯑꯩꯈꯣꯏ ꯅꯪꯒꯤ ꯅꯇꯥꯎ ꯃꯌꯥꯝꯗꯣ ꯍꯟꯗꯛꯇꯤ ꯉꯔꯥꯡꯁꯨ ꯎꯗꯦ ꯂꯥꯏꯚꯁꯤꯗ ꯆꯪꯉꯛꯄ ꯀꯃꯦꯟ ꯇꯧꯔꯛꯄꯁꯨ ꯑꯝꯇ ꯊꯦꯡꯅꯈꯤꯗꯦ ꯃꯣꯏꯁꯦ ꯀꯗꯥꯏ ꯀꯗꯥꯏ ꯆꯠꯅꯈ꯭ꯔꯕꯖꯥꯠꯅꯣ ꯃꯥꯡꯈ꯭ꯔ ꯃꯥꯜꯂꯦ ꯈꯔ ꯊꯤ ꯍꯨꯝꯗꯅ ꯀꯧꯗꯅ ꯈꯔ ꯇꯧꯗꯗꯤ ꯌꯥꯔꯣꯏꯗꯧꯔꯤ iPhone 14ꯒ S24 Fan Editionꯒ ꯀꯦꯃꯦꯔꯥꯁꯤ ꯀꯅꯥꯅ ꯍꯦꯟꯗꯧ ꯃꯥꯜꯂꯤꯕ꯭ꯔꯣ ꯍꯥꯏ ꯑꯗꯨꯗꯤ ꯁꯣꯃꯣꯔꯖꯤꯠ iPhone 14ꯅ ꯀꯦꯃꯦꯔꯥ ꯈꯛꯇꯪꯒꯤ ꯑꯣꯏꯅ ꯈꯜꯂꯒꯗꯤ iPhone 14ꯅ ꯍꯦꯜꯂꯅꯤ ꯕ꯭ꯔꯣ ꯆꯥꯔꯖꯔ 45 watts ꯐꯥꯁꯠ ꯆꯥꯔꯖꯤꯡ ꯁꯞꯄꯣꯔꯠ ꯇꯧꯕ ꯐꯣꯟꯗ 25 wattꯀꯤ ꯆꯥꯔꯖꯔꯅ ꯆꯥꯔꯖ ꯇꯧꯕꯗ ꯐꯣꯟ ꯁꯣꯛꯄ꯭ꯔꯣ ꯐꯣꯟꯗꯗꯤ ꯀꯩꯁꯨ ꯁꯣꯛꯅꯤꯡꯉꯥꯏ ꯂꯩꯇꯦ ꯙ꯭ꯌꯥꯟꯗ ꯑꯗꯨꯕꯨ ꯆꯥꯔꯖ ꯇꯧꯕꯗꯤ ꯃꯥꯗꯤ ꯈꯔ ꯇꯞꯄꯅꯤꯅꯀꯣ ꯃꯥꯒꯤ ꯋꯥꯠꯀꯤ ꯄꯋꯥꯔꯗꯣ ꯄꯤꯛꯑꯕꯅꯤꯅ ꯃꯇꯝ ꯈꯔ ꯁꯥꯡꯅ ꯍꯦꯟꯅ ꯆꯪꯒꯅꯤ ꯑꯗꯨ ꯃꯉꯥꯏ ꯁꯥꯏ ꯍꯣ ꯅꯥꯎ ꯍꯥꯏꯔꯒ ꯑꯩ ꯇꯧꯈ꯭ꯔꯦ ꯀꯔꯤ ꯍꯥꯏꯔꯝꯕꯅꯣ ꯎꯈꯤꯗ꯭ꯔꯦ ꯁꯦꯝꯁꯪ ꯒꯦꯂꯦꯛꯁꯤ A16 8128 ꯀꯝ ꯇꯧꯒꯦ ꯍꯥꯏ ꯀꯩꯅꯣꯁꯦ ꯔꯣꯃꯤꯌꯣ ꯑꯔꯥꯝꯕꯝ ꯍꯥꯏꯕꯀꯣ ꯔꯣꯃꯤꯌꯣ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯁ꯭ꯄꯦꯁ ꯆꯥꯎꯕ ꯈꯣꯠꯄꯒꯤ ꯑꯗꯨꯝꯕꯗꯗꯤ ꯊꯣꯏꯅ ꯌꯦꯡꯕꯤꯔꯨꯅꯣꯕꯀꯣ ꯐꯣꯟꯗꯨꯗ ꯌꯥꯎꯔꯤꯕ ꯄ꯭ꯔꯣꯁꯦꯁꯔꯁꯤ ꯀꯔꯝꯕ ꯄ꯭ꯔꯣꯁꯦꯁꯔꯅꯣ ꯍꯥꯏꯗꯨꯃ ꯌꯥꯝ ꯐꯖꯅ ꯃꯨꯟꯅ ꯌꯦꯡꯊꯣꯛꯄꯤꯌꯨ ꯉꯁꯥꯏꯒꯤ ꯔꯦꯝ ꯆꯥꯎꯕ ꯑꯗꯨꯒ ꯀꯩꯅꯣꯒꯤꯁꯨ ꯃꯈꯥꯕꯨꯗꯤ ꯄꯣꯜꯂꯤ ꯁꯦꯝꯁꯪꯒꯤ A16 ꯀꯥꯏꯁꯦ ꯃꯣꯏꯁꯦ ꯑꯗꯨꯝ ꯕꯦꯁꯤꯛ ꯌꯨꯖꯔꯒꯤꯅꯦ ꯍꯥꯏꯇꯥꯔꯦꯀꯣ ꯁꯝꯅ ꯌꯥꯝꯅ ꯍꯧꯖꯤꯛꯀꯥꯟꯒꯤ ꯑꯩꯅ ꯈꯟꯕꯗ ꯑꯉꯥꯡꯁꯤꯡꯅ ꯍꯥꯏꯇꯥꯔꯦ ꯅꯍꯥꯁꯤꯡꯅ ꯄꯥꯏꯕꯗꯗꯤ ꯌꯥꯝꯅ ꯀꯟꯅ ꯍꯧꯖꯤꯛ ꯃꯇꯝꯁꯤꯗꯗꯤ ꯑꯩꯇꯕꯨ ꯒꯦꯝ ꯁꯥꯟꯅꯗꯦ ꯑꯗꯨ ꯃꯌꯥꯝꯗꯤ ꯌꯥꯝꯅ ꯍꯦꯚꯤꯗ ꯁꯥꯟꯅꯔꯒꯁꯨ ꯅꯣꯡ ꯐꯥꯗꯣꯛ ꯒꯦꯝ ꯁꯥꯟꯅꯕꯁꯨ ꯌꯥꯎꯏ ꯑꯗꯩꯗꯤ ꯀꯦꯃꯦꯔꯥꯗꯁꯨ ꯈꯤꯇꯪ ꯁꯦꯡꯕ ꯈꯣꯠꯄ ꯄꯥꯝꯃꯦ ꯀꯩꯅꯣꯝ ꯆꯠꯊꯣꯛꯄ ꯈꯣꯠꯇꯣꯛꯄ ꯐꯣꯇꯣ ꯀꯥꯞꯄ ꯈꯣꯠꯄ ꯑꯗꯨꯝꯕꯗ ꯑꯗꯩꯗꯤ ꯉꯁꯥꯏꯒꯤ ꯐꯣꯟꯗꯣ ꯒꯦꯝ ꯁꯥꯟꯅꯕ ꯃꯇꯝꯗ ꯕꯦꯇ꯭ꯔꯤ ꯈꯔ ꯈꯥꯡꯕ ꯈꯣꯠꯄ ꯀꯥꯏꯁꯦ ꯄ꯭ꯔꯣꯁꯦꯁꯔꯒꯤ ꯃꯈꯥ ꯌꯥꯝ ꯄꯣꯜꯂꯦ ꯑꯗꯨ ꯔꯦꯝꯒꯤꯁꯨ ꯗꯔꯀꯥꯔ ꯔꯣꯃꯤꯌꯣ ꯔꯦꯝ ꯑꯃꯁꯨꯡ ꯉꯁꯥꯏꯒꯤ ꯀꯩꯅꯣꯁꯦ ꯃꯥꯒꯤ ꯃꯦꯃꯣꯔꯤ ꯀꯩꯇꯧꯕꯗꯤ ꯐꯩꯅ ꯈꯜꯂꯦ ꯑꯗꯣ 128 GBꯁꯦꯀꯣ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯤꯗ 128 GBꯁꯦ ꯈꯤꯇꯪ ꯆꯥꯟꯅꯕ ꯋꯥꯠꯂꯦꯅ ꯑꯩ ꯈꯟꯕ ꯍꯥꯏꯇꯥꯔꯦ ꯑꯩꯁꯨ 128 GBꯅꯦꯕ ꯑꯩ ꯐꯣꯟꯁꯦ ꯑꯗꯣ ꯑꯩꯗꯤ ꯑꯃꯨꯛ ꯚꯤꯗꯤꯑꯣ ꯅꯝꯕ ꯈꯣꯠꯄ ꯚꯤꯗꯤꯑꯣ ꯏꯗꯤꯠ ꯇꯧꯕ ꯈꯣꯠꯄ ꯇꯧꯕꯁꯤꯗ 128 GBꯁꯦ ꯀꯣꯟꯅꯔꯛꯇ꯭ꯔꯦꯕ ꯑꯗꯨꯅ 256 GBꯒꯨꯝꯕ ꯑꯣꯏꯇꯥꯔꯒꯗꯤ ꯆꯞ ꯆꯥꯕ ꯑꯃ ꯑꯣꯏꯌꯦꯅ ꯈꯜꯂꯦ ꯑꯩ ꯋꯥꯈꯜꯗ 128ꯁꯦ 30K ꯐꯥꯎꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯐꯣꯟ ꯅꯨꯡꯉꯥꯏꯒꯗꯕ ꯑꯝꯇ ꯍꯥꯏꯕꯤꯔꯛꯑꯣ ꯍꯥꯏ ꯚꯤ ꯑꯥꯏ ꯃꯣꯏꯔꯥꯡꯊꯦꯝ ꯚꯤ ꯑꯥꯏ ꯑꯩꯗꯤ ꯀꯩꯅꯣ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯍꯟꯗꯛꯇꯁꯨ ꯂꯣꯟꯆ ꯇꯧꯈꯤꯕ ꯇꯥꯡ 9ꯗ ꯂꯣꯟꯆ ꯇꯧꯈꯤꯕ ꯑꯩ ꯋꯥꯟ ꯄ꯭ꯂꯁ ꯅꯣꯠ 5ꯇꯣ ꯁꯖꯦꯁ ꯇꯧꯅꯤꯡꯉꯤ 30K ꯕꯨꯗꯤ ꯍꯦꯜꯂꯒ ꯂꯩꯕꯅꯤ 31ꯂ 32 ꯂꯩꯒꯨꯝ ꯇꯧꯕꯅꯤ ꯑꯗꯣ ꯕꯦꯡ ꯑꯣꯐꯔ ꯀꯥꯔꯠꯀꯨꯝꯕ ꯑꯣꯐꯔ ꯍꯥꯞ ꯇꯥꯔꯒꯗꯤ ꯑꯗꯨꯝ 30 ꯑꯃꯗ ꯑꯗꯨꯝ ꯀꯝꯄꯜꯁꯔꯤ ꯐꯪꯒꯅꯤ ꯑꯗꯣ ꯃꯥ ꯂꯣꯏꯅꯃꯛ ꯐꯔꯦ ꯍꯥꯏꯇꯥꯔꯦ ꯀꯦꯃꯦꯔꯥꯗ ꯑꯣꯏꯔꯁꯨ ꯄ꯭ꯔꯣꯁꯦꯁꯔꯗ ꯕꯦꯇ꯭ꯔꯤꯗ ꯗꯤꯖꯥꯏꯟꯗꯕꯨ ꯑꯣꯏꯔꯁꯨ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯑꯩ ꯃꯗꯨꯒꯤ ꯐꯣꯟꯗꯨꯅ ꯈ꯭ꯋꯥꯏꯗꯒꯤ ꯕꯦꯁꯅꯦ ꯍꯥꯏꯅ ꯑꯩ ꯈꯜꯂꯦ ꯑꯗꯨꯃꯥꯏꯅ ꯁꯖꯦꯁ ꯇꯧꯅꯤꯡꯉꯤ ꯀꯣꯔꯨꯡꯅ ꯆꯥꯛ ꯆꯥꯔꯕ꯭ꯔꯣ ꯇꯥꯃꯣ ꯍꯥꯏ ꯆꯥꯔꯕ ꯇꯥꯃꯣ ꯐꯣꯟ ꯑꯅꯧꯕ ꯂꯩꯕꯗ ꯇꯉꯥꯏ ꯐꯗꯅ ꯌꯦꯡꯒꯗꯕꯁꯤꯡꯗꯣ ꯍꯥꯟꯅꯁꯨ ꯍꯥꯏꯈ꯭ꯔꯦ ꯑꯃꯨꯛ ꯅꯧꯅ ꯅꯤꯡꯁꯤꯡꯔꯛꯑꯣ ꯍꯥꯏ ꯏꯌꯥꯝꯕꯅ ꯍꯥꯏꯔꯛꯏꯁꯦ ꯌꯥꯝ ꯐꯔꯦ ꯃꯌꯥꯝꯅ ꯉꯁꯥꯏꯒꯤ ꯁꯤ ꯐꯣꯟꯁꯦ ꯐꯕ꯭ꯔꯥ ꯁꯤ ꯐꯣꯟꯁꯦ ꯐꯕ꯭ꯔꯥ ꯍꯥꯏꯅ ꯑꯗꯨꯝ ꯐꯣꯟ ꯈꯨꯗꯤꯡꯃꯛꯇ ꯍꯪꯕꯗꯤ ꯂꯩꯕ ꯏꯁꯥꯒꯤ ꯑꯄꯥꯝꯕ ꯗꯤꯖꯥꯏꯟ ꯑꯗꯩ ꯄꯥꯔꯇꯤꯀꯨꯂꯔ ꯃꯣꯗꯦꯜꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅꯕꯨꯗꯤ ꯍꯪꯉꯛꯏꯅꯦ ꯑꯗꯨ ꯑꯣꯏꯇꯥꯔꯁꯨ ꯍꯧꯖꯤꯛ ꯈꯪꯗꯣꯛꯄ ꯂꯥꯏꯅꯕ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯉꯁꯤꯒꯤ ꯂꯥꯏꯚ ꯊꯥꯔꯤꯕ ꯀꯥꯡꯕꯨ ꯑꯇꯩ ꯃꯌꯥꯝ ꯈꯪꯗ꯭ꯔꯒꯁꯨ ꯑꯗꯩꯗꯤ ꯂꯥꯏꯚꯁꯤ ꯂꯣꯏꯔꯀꯥꯟꯗ ꯌꯦꯡꯉꯛꯄ ꯃꯌꯥꯝꯁꯨ ꯈꯪꯍꯧꯅꯕ ꯑꯩ ꯑꯗꯨꯝ ꯏꯌꯥꯝꯕꯒꯤ ꯄꯥꯎꯈꯨꯝꯁꯦ ꯄꯤꯔꯛꯑꯒꯦ ꯀꯣꯔꯨꯡ ꯇꯥꯃꯣ ꯑꯩꯗꯤ ꯅꯥꯒꯥ ꯇ꯭ꯔꯥꯏꯕꯅꯦ ꯍꯥꯏꯌꯦ ꯀꯣꯔꯨꯡ ꯍꯣꯏ ꯃꯤꯡꯁꯦ ꯇꯥꯕꯗꯕꯨꯗꯤ ꯏꯌꯥꯝꯕꯒꯤ ꯄꯥꯎꯈꯨꯝꯗꯨꯁꯨ ꯑꯩ ꯄꯤꯖꯔꯛꯀꯦ ꯃꯤꯡꯁꯦ ꯇꯥꯕꯗ ꯎꯕꯗ ꯕꯨꯗꯤ ꯑꯩ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯗꯤ ꯑꯣꯏꯔꯝꯒꯗꯧꯕ ꯃꯥꯜꯂꯨꯗ꯭ꯔꯦ ꯑꯗꯨꯕꯨ ꯑꯗꯨꯒ ꯅꯥꯒꯥꯅꯦꯅꯁꯨ ꯏꯁꯥꯅꯁꯨ ꯇꯥꯛꯄꯤꯔꯛꯑꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯁꯤꯗꯩꯁꯤꯗ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯗꯗꯤ ꯖꯥꯇꯤꯒꯤ ꯑꯣꯏꯅꯗꯤ ꯊꯣꯏꯅ ꯈꯟꯕꯤꯔꯨꯅꯨ ꯑꯦꯅꯤ ꯑꯩꯈꯣꯏꯒꯤ ꯅꯥꯒꯥꯕꯨ ꯑꯣꯏꯔꯁꯨ ꯃꯩꯇꯩꯕꯨ ꯑꯣꯏꯔꯁꯨ ꯄꯥꯉꯟꯕꯨ ꯑꯣꯏꯔꯁꯨ ꯑꯇꯣꯞꯄ ꯕꯦꯡꯒꯣꯂꯤꯕꯨ ꯑꯣꯏꯔꯁꯨ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯑꯀꯥꯏꯕ ꯂꯩꯇꯦ ꯑꯩꯈꯣꯏ ꯃꯁꯦꯟ ꯁꯤꯗꯩꯁꯤꯗ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯗ ꯑꯗꯨꯒꯨꯝꯕ ꯍꯦꯠ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯑꯃꯒ ꯑꯃꯒ ꯅꯨꯡꯁꯤꯅꯗꯕ ꯑꯗꯨꯒꯨꯝꯕ ꯀꯩꯅꯣ ꯁꯟꯗꯣꯛꯄ
ꯑꯝꯇ ꯂꯩꯇꯕꯅꯤꯅ ꯀꯩꯁꯨ ꯑꯀꯥꯏꯕ ꯂꯩꯇꯦ ꯑꯗꯨꯅ ꯁꯛꯇꯥꯛ ꯊꯣꯛꯄꯤꯔꯛꯄꯕꯨꯗꯤ ꯌꯥꯝ ꯐꯩ ꯑꯗꯨ ꯉꯁꯥꯏꯒꯤ ꯏꯌꯥꯝꯕꯒꯤ ꯄꯥꯎꯈꯨꯝꯗ ꯑꯩ ꯍꯥꯏꯔꯛꯑꯒꯦ ꯑꯩꯈꯣꯏꯒꯤ ꯄꯥꯎꯈꯨꯝꯁꯤ ꯄꯤꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯑꯩꯈꯣꯏ ꯌꯦꯡꯕꯤꯔꯤꯕ ꯃꯌꯥꯝꯁꯤꯅ ꯏꯁꯥꯅ ꯐꯣꯟ ꯑꯃ ꯂꯩꯔꯝꯗꯥꯏꯗ ꯂꯩꯗ꯭ꯔꯤꯉꯩꯗ ꯏꯁꯥꯗ ꯋꯥꯍꯪ ꯑꯅꯤꯈꯛ ꯍꯥꯟꯅ ꯍꯪꯕꯤꯌꯨ ꯍꯥꯏꯇꯥꯔꯦ ꯑꯩꯅ ꯂꯩꯒꯗꯧꯔꯤꯕ ꯐꯣꯟꯁꯤ ꯀꯔꯤꯒꯤꯗꯃꯛꯇ ꯂꯩꯗꯣꯏꯅꯣ ꯍꯥꯏꯅ ꯑꯩꯅ ꯀꯔꯤꯒꯤꯗꯃꯛꯇ ꯂꯩꯗꯣꯔꯤꯕ ꯐꯣꯟꯅꯣ ꯍꯥꯏꯅ ꯍꯪꯕ ꯃꯇꯝꯁꯤꯗ ꯄꯥꯎꯈꯨꯝ ꯑꯃ ꯊꯣꯛꯂꯛꯑꯅꯤ ꯑꯩꯗꯤ ꯑꯩꯒꯤ ꯑꯣꯏꯅ ꯀꯦꯃꯦꯔꯥ ꯌꯥꯝ ꯁꯦꯡꯕ ꯐꯣꯟ ꯑꯃ ꯄꯥꯝꯃꯤ ꯑꯩꯗꯤ ꯒꯦꯝ ꯁꯥꯟꯅꯕ ꯌꯥꯝ ꯄꯥꯝꯖꯕ ꯒꯦꯝ ꯌꯥꯝ ꯇꯣꯏꯅ ꯁꯥꯟꯅꯕ ꯑꯗꯨꯒꯨꯝꯕ ꯃꯤ ꯑꯃꯅꯤ ꯑꯗꯨꯅ ꯑꯩ ꯒꯦꯝ ꯈꯔ ꯁꯥꯟꯅꯕꯗ ꯅꯨꯡꯉꯥꯏꯒꯗꯕ ꯐꯣꯟ ꯑꯃ ꯄꯥꯝꯃꯤ ꯅꯠꯇ꯭ꯔꯒꯅ ꯑꯩꯗꯤ ꯒꯦꯝꯁꯨ ꯁꯥꯟꯅꯗꯦ ꯀꯦꯃꯦꯔꯥꯒꯤꯁꯨ ꯊꯣꯏꯅ ꯃꯊꯧ ꯇꯥꯗꯦ ꯑꯗꯨ ꯐꯣꯟꯁꯦ ꯁꯤꯖꯤꯟꯅꯕ ꯅꯨꯡꯉꯥꯏꯔ ꯂꯣꯏꯔꯦ ꯍꯥꯏꯕ ꯑꯗꯨꯝꯕꯁꯨ ꯂꯩꯀꯣ ꯑꯗꯩ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯑꯩꯗꯤ ꯊꯕꯛ ꯏꯪꯈꯥꯡ ꯌꯥꯝ ꯇꯣꯏꯅ ꯆꯠꯊꯣꯛꯄ ꯌꯨꯝꯗ ꯄꯥꯛ ꯂꯩꯒꯟꯗꯕ ꯂꯝ ꯈꯔ ꯆꯠꯀꯟꯕ ꯃꯐꯝ ꯃꯤ ꯑꯣꯏꯕꯅꯤꯅ ꯑꯩꯗꯤ ꯕꯦꯇ꯭ꯔꯤꯁꯦ ꯅꯣꯡꯃ ꯆꯥꯔꯖ ꯇꯧꯕꯩ ꯃꯇꯝꯗ ꯄꯥꯛ ꯐꯪꯗꯦ ꯑꯗꯨꯅ ꯕꯦꯇ꯭ꯔꯤ ꯈꯔ ꯌꯥꯝ ꯈꯥꯡꯕ ꯕꯦꯇ꯭ꯔꯤꯒꯤ ꯀꯦꯄꯥꯁꯤꯇꯤ ꯈꯔ ꯌꯥꯝ ꯆꯥꯎꯕ ꯐꯣꯟ ꯑꯃ ꯄꯥꯝꯃꯤ ꯍꯥꯏꯕ ꯑꯃ ꯑꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯦ ꯏꯁꯥꯅ ꯋꯥꯍꯪ ꯑꯃꯃꯝ ꯍꯪꯖꯕ ꯃꯇꯝꯗ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯑꯃ ꯊꯣꯛꯂꯛꯀꯅꯦꯕ ꯑꯗꯨꯒ ꯑꯅꯤꯁꯨꯕꯗꯅ ꯑꯩꯅ ꯂꯩꯒꯗꯧꯔꯤꯕ ꯐꯣꯟꯁꯦ ꯑꯩ ꯂꯨꯄꯥ ꯀꯌꯥꯐꯥꯎꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯐꯣꯟꯅꯣ ꯑꯩꯅ ꯂꯩꯕ ꯉꯝꯃꯤꯁꯦ ꯑꯩꯅ ꯄꯨꯊꯣꯛꯄ ꯉꯝꯃꯤꯁꯦ ꯐꯣꯟꯁꯦ ꯂꯩꯅꯕꯒꯤꯗꯃꯛꯇ ꯑꯩ ꯂꯨꯄꯥ ꯀꯌꯥ ꯐꯥꯎꯕ ꯇꯧꯕ ꯉꯝꯒꯦ ꯁ꯭ꯄꯦꯟ ꯇꯧꯕ ꯉꯝꯒꯗꯒꯦ ꯍꯥꯏꯕꯁꯤꯃꯒ ꯍꯪꯕꯤꯔꯣ ꯑꯗꯨ ꯇꯧꯕ ꯃꯇꯝꯗ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩ ꯂꯨꯄꯥ 15,000 ꯁ꯭ꯄꯦꯟ ꯇꯧꯕ ꯉꯝꯃꯤ ꯍꯥꯏꯇꯥꯔꯒꯗꯤ ꯑꯩ ꯂꯨꯄꯥ 10,000 ꯄꯤꯕ ꯐꯣꯟꯗꯣ ꯌꯦꯡꯉꯨꯕꯒꯤ ꯃꯊꯧ ꯁꯨꯡꯇꯥ ꯇꯥꯗ꯭ꯔꯦ ꯃꯔꯝꯗꯤ ꯑꯩꯒꯤꯗꯃꯛꯇ 10 ꯄꯤꯕꯗꯣ ꯑꯩꯒꯤ ꯂꯩꯕ ꯑꯦꯐꯣꯔꯠ ꯇꯧꯕ ꯉꯝꯕ ꯐꯣꯟꯁꯨ ꯑꯣꯏꯗ꯭ꯔꯦ ꯑꯗꯨꯒ ꯐꯕꯗꯤ 15 ꯄꯤꯕꯗꯨꯗꯗꯤ 10 ꯄꯤꯕꯗꯨꯅꯗꯤ ꯈꯔꯗꯤ ꯍꯦꯟꯅ ꯐꯔꯅꯤ ꯑꯗꯨꯕꯨ ꯐꯔꯦ ꯍꯥꯏꯗꯨꯅ ꯑꯩꯅ ꯑꯦꯐꯣꯔꯠ ꯇꯧꯕ ꯉꯝꯗꯕ ꯐꯣꯟꯗꯣ ꯄꯩꯁꯥ ꯑꯃꯨꯛ ꯑꯋꯥꯠꯄꯗꯣ ꯄꯨꯕꯅꯤ ꯂꯪꯕꯅꯤ ꯈꯣꯠꯄꯅꯤ ꯈꯪꯗꯦ ꯀꯗꯥꯏꯗꯩꯅꯣ ꯑꯩ ꯋꯥꯅ ꯇꯨꯡꯁꯤꯟꯖꯕꯅꯤ ꯈꯪꯗꯦ ꯍꯥꯞꯄꯒ ꯑꯃꯨꯛ ꯂꯩꯔꯨ ꯇꯥꯔꯗꯤ 10 ꯌꯧꯔꯛ ꯇꯥꯔꯗꯤ 10 ꯄꯤꯕ ꯂꯩꯅ ꯂꯩꯔꯗꯤ 10ꯗꯩ ꯄꯤꯕ ꯈꯔ ꯐꯕ ꯑꯃꯨꯛ ꯌꯦꯡꯒꯦꯅꯤ 15 ꯄꯤꯕ 15ꯗꯩ ꯈꯔ ꯐꯕ 30 ꯁꯨꯝ ꯌꯧꯈꯤꯅꯦꯕ ꯑꯗꯨꯅ ꯑꯗꯨꯗꯤ ꯑꯩꯒꯤ ꯕꯖꯦꯠ ꯂꯤꯃꯤꯠꯇꯨꯒꯤ ꯋꯥꯡꯃꯗ ꯂꯩꯕ ꯐꯣꯟꯁꯤꯃ ꯁꯨꯡꯌꯦꯡ ꯌꯦꯡꯕꯤꯔꯨꯔꯅꯨ ꯑꯗꯨꯅ ꯑꯩꯅ ꯗꯔꯀꯥꯔ ꯑꯣꯏꯔꯤꯁꯦ ꯀꯔꯤꯅꯣ ꯑꯗꯨꯒ ꯑꯩꯒꯤ ꯄꯩꯁꯥꯁꯤꯅ ꯀꯩꯅꯣ ꯍꯥꯏꯕꯁꯦ ꯑꯅꯤꯁꯦ ꯈꯪꯉꯕ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯉꯁꯥꯏꯒꯤ ꯄꯥꯎꯈꯨꯝ ꯑꯃ ꯂꯥꯛꯑꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯌꯦꯡꯒꯗꯕꯁꯦ ꯐꯣꯟꯁꯦ ꯂꯩꯔꯝꯗꯥꯏꯁꯤꯗ ꯑꯩꯅ ꯂꯩꯗꯣꯔꯤꯕ ꯐꯣꯟꯁꯦ ꯂꯨꯄꯥ 15,000ꯗ ꯍꯥꯏꯔꯒꯦ 15,000 ꯄꯤꯕ ꯐꯣꯟꯁꯤꯗꯩꯁꯤꯗ ꯃꯉꯣꯟꯗ ꯌꯥꯎꯔꯤꯕ ꯄ꯭ꯔꯣꯁꯦꯁꯔꯁꯦ ꯀꯔꯝꯕ ꯄ꯭ꯔꯣꯁꯦꯁꯔꯅꯣ ꯍꯥꯏꯕꯁꯤꯃ ꯌꯦꯡꯊꯣꯛꯄꯤꯔꯣ ꯄ꯭ꯔꯣꯁꯦꯁꯔꯁꯤ ꯃꯥꯒꯤ ꯕꯖꯦꯠ ꯁꯦꯒꯃꯦꯟꯗꯨꯗ 15,000 ꯄꯤꯕ ꯐꯣꯟꯒꯤ ꯕꯖꯦꯠ ꯁꯦꯒꯃꯦꯟꯗꯨꯗ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯄ꯭ꯔꯣꯁꯦꯁꯔ ꯑꯃ ꯌꯥꯎꯔꯝ ꯇꯥꯔꯗꯤ ꯌꯥꯝ ꯐꯔꯦ ꯉꯁꯥꯏꯒꯤ ꯐꯣꯟꯗꯨ ꯁꯤꯖꯤꯟꯅꯕ ꯃꯇꯝꯗ ꯍꯦꯡ ꯆꯠꯄ ꯈꯣꯠꯄ ꯑꯗꯩꯗꯤ ꯑꯩꯈꯣꯏꯒꯤ ꯅꯣꯔꯃꯦꯜ ꯇꯥꯛꯁ ꯇꯧꯕ ꯈꯣꯠꯄꯗ ꯑꯗꯨꯝꯕꯗ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯀꯔꯤꯝ ꯂꯩꯔꯔꯣꯏ ꯁꯝꯅ ꯍꯥꯏꯔꯀꯥꯟꯗ Snapdragon 6 Gen 4 ꯀꯥꯏꯅ ꯂꯩꯗꯅꯀோ 6 Gen 3 ꯀꯥꯏꯅꯒ ꯂꯩꯗꯅ 6S Gen 3 ꯀꯥꯏꯅ ꯑꯗꯨꯒꯨꯝꯕ ꯄ꯭ꯔꯣꯁꯦꯁꯔ ꯑꯃ ꯌꯥꯎꯔꯝ ꯇꯥꯔꯗꯤ ꯂꯨꯄꯥ 15,000 ꯄꯤꯕ ꯐꯣꯟ ꯑꯃꯗ ꯌꯥꯝ ꯐꯔꯕ ꯄ꯭ꯔꯣꯁꯦꯁꯔꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗꯒꯤ ꯃꯊꯪꯗ ꯀꯦꯃꯦꯔꯥꯁꯤ ꯑꯩꯈꯣꯏꯅ ꯌꯦꯡꯕ ꯃꯇꯝꯗ ꯀꯦꯃꯦꯔꯥꯁꯤ 3 ꯄꯥꯜꯂꯦ 2 ꯄꯥꯜꯂꯦ ꯀꯦꯃꯦꯔꯥ 3 ꯄꯥꯟꯕꯤ 2 ꯄꯥꯟꯕꯤ ꯀꯥꯏꯅ ꯃꯇꯝ ꯈꯔ ꯃꯃꯥꯡꯗ ꯀꯦꯃꯦꯔꯥ 3 ꯄꯥꯟꯕ 4 ꯄꯥꯟꯕꯁꯦ ꯌꯥꯝ ꯇ꯭ꯔꯦꯟ ꯑꯣꯏꯔꯝꯃꯦ ꯍꯧꯖꯤꯛꯇꯤ ꯑꯣꯏꯗ꯭ꯔꯦ ꯑꯃꯈꯛ ꯄꯥꯜꯂꯁꯨ ꯑꯅꯤꯈꯛ ꯄꯥꯜꯂꯁꯨ ꯊꯣꯏꯅ ꯈꯟꯅꯗ꯭ꯔꯦ ꯑꯗꯨꯅ ꯀꯦꯃꯦꯔꯥꯁꯦ 2 ꯄꯥꯟꯕ 3 ꯄꯥꯟꯕꯗ ꯌꯦꯡꯕꯤꯔꯨꯔꯅꯨ ꯑꯩꯈꯣꯏ ꯀꯦꯃꯦꯔꯥ 3 ꯄꯥꯟꯕꯁꯦ ꯐꯣꯇꯣ ꯀꯥꯞꯄ ꯃꯇꯝꯗ ꯁꯨꯝ ꯌꯦꯡꯉꯣꯕꯀꯣ ꯀꯦꯃꯦꯔꯥ 3ꯃꯛ ꯃꯊꯧ ꯑꯃ ꯇꯧꯗ ꯑꯃꯈꯛꯇꯅꯦꯕ ꯇꯧꯗꯣꯏꯁꯦ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯋꯥꯏꯠ ꯑꯦꯡꯒꯜ ꯑꯗꯨ ꯑꯗꯥ ꯁꯤꯟꯗꯣꯛꯑꯀꯥꯟꯗ ꯀꯦꯃꯦꯔꯥ 2ꯒꯨꯝꯕꯒ ꯃꯊꯧ ꯇꯧꯔꯛꯀꯗ꯭ꯔꯥ ꯑꯇꯩꯗꯤ ꯑꯃꯗꯤ ꯁꯨꯝ ꯃꯥꯔꯀꯦꯇꯤꯡꯒꯤ ꯃꯁꯛ ꯐꯖꯅꯕ ꯃꯌꯥꯝꯅ ꯌꯦꯡꯕ ꯄꯥꯝꯅꯕ ꯍꯥꯞꯆꯤꯟꯕ ꯑꯗꯨꯃꯥꯏꯅ ꯑꯣꯏꯅ ꯇꯧꯒꯜꯂꯦꯕ ꯇꯧꯁꯨ ꯇꯧꯋꯦꯕꯀꯣ ꯑꯩꯒꯤ ꯐꯣꯟꯁꯤꯗ ꯀꯦꯃꯦꯔꯥ 3 ꯄꯥꯜꯂꯤꯁꯦ 2ꯗꯩ ꯍꯦꯟꯅ ꯃꯊꯧ ꯁꯤꯟꯅꯕ ꯑꯩ ꯉꯁꯤꯐꯥꯎꯗ ꯎꯗ꯭ꯔꯤꯕ ꯑꯗꯨꯒ ꯑꯗꯨꯁꯨ ꯄꯥꯟꯕꯒꯤ ꯀꯦꯃꯦꯔꯥ 2 3 ꯄꯥꯟꯕꯒꯤꯁꯨ ꯂꯩꯔꯦ ꯑꯗꯨꯒ ꯃꯦꯒꯥ ꯄꯤꯛꯁꯦꯜ ꯌꯥꯝ ꯆꯥꯎꯕ ꯈꯣꯠꯄꯁꯨ ꯑꯃꯨꯛ ꯌꯦꯡꯕꯤꯔꯨꯅꯣꯕ ꯃꯦꯒꯥ ꯄꯤꯛꯁꯦꯜ ꯑꯁꯤ 200 ꯃꯦꯒꯥ ꯄꯤꯛꯁꯦꯜꯅꯤ 50 ꯃꯦꯒꯥ ꯄꯤꯛꯁꯦꯜꯅꯤ ꯀꯥꯏꯅꯒ 30 ꯃꯦꯒꯥ ꯄꯤꯛꯁꯦꯜꯅꯤ ꯀꯥꯏꯅꯒ ꯃꯥꯔꯀꯦꯇꯤꯡꯅꯦꯕ ꯑꯗꯨꯗꯣ ꯌꯦꯡꯕꯤꯕ ꯃꯍꯨꯠꯇ ꯑꯗꯨꯒꯤ ꯐꯣꯟꯗꯨꯒꯤ ꯀꯦꯃꯦꯔꯥꯗꯨ ꯌꯥꯎꯔꯤꯁꯦ ꯀꯔꯝꯕ ꯁꯦꯟꯁꯔꯅꯣ ꯁꯣꯅꯤꯒꯤ IMX ꯁꯦꯟꯁꯔ ꯀꯥꯏꯁꯦ ꯌꯥꯝ ꯐꯔꯕ ꯁꯦꯟꯁꯔꯅꯤꯀꯣ IMX ꯁꯦꯟꯁꯔꯒ ꯌꯥꯎꯔꯝ ꯇꯥꯔꯗꯤ ꯑꯗꯨ ꯈꯤꯇꯪ ꯑꯔꯤꯕ ꯑꯣꯏꯔꯦ ꯑꯔꯤꯕ ꯆꯞꯇꯤ ꯃꯥꯟꯅꯔꯒ LYT ꯁꯦꯟꯁꯔ ꯀꯥꯏꯅ ꯊꯣꯛꯂꯛꯏꯁꯤꯅ ꯃꯣꯏꯅ ꯈꯔ ꯑꯅꯧꯕ ꯁꯦꯟꯁꯔ ꯑꯣꯏꯔꯦ ꯑꯗꯩ ꯁꯣꯅꯤꯒꯤ ꯁꯦꯟꯁꯔ ꯂꯩꯔꯤ ꯑꯗꯩꯗꯤ ꯑꯩꯈꯣꯏꯒꯤ ꯁꯦꯝꯁꯪꯒꯤ ꯁꯦꯟꯁꯔ ꯂꯩꯔꯤ ꯑꯗꯨ ꯀꯔꯝꯕ ꯁꯦꯟꯁꯔꯅꯣ ꯌꯥꯎꯔꯤꯁꯦꯅ ꯉꯁꯥꯏꯒꯤ ꯃꯦꯒꯥ ꯄꯤꯛꯁꯦꯜ 200 ꯑꯣꯏꯇꯥꯔꯁꯨ ꯅꯣꯔꯃꯦꯜ ꯀꯔꯤꯅꯣ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯕ ꯁꯦꯟꯁꯔ ꯑꯃ ꯍꯥꯞꯆꯤꯜꯂꯛꯄꯒ ꯁꯣꯅꯤꯒꯤ IMXꯀꯤ 12 ꯃꯦꯒꯥ ꯄꯤꯛꯁꯦꯜ ꯑꯃ ꯍꯥꯞꯆꯤꯜꯂꯛꯄꯒ ꯑꯗꯨꯝ 12 ꯃꯦꯒꯥ ꯄꯤꯛꯁꯦꯜꯒꯤ ꯁꯣꯅꯤꯒꯤꯗꯨꯅ ꯍꯦꯟꯅ ꯃꯌꯦꯛ ꯁꯦꯡꯉꯛꯀꯗꯣꯏꯅꯦꯕ ꯑꯗꯨꯒ ꯕꯦꯇ꯭ꯔꯤꯁꯤꯅ ꯃꯤꯅꯤꯃꯝꯗ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗꯗꯤ ꯑꯩ ꯋꯥꯈꯜꯗ 5,000 mAh ꯇꯥꯗꯕ 5,000 mAh ꯍꯥꯏꯁꯦ ꯅꯣꯡꯃꯒꯤ ꯑꯦꯚꯔꯦꯖ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯃ ꯕꯦꯀअꯞ ꯑꯗꯨꯝ ꯄꯤꯕ ꯉꯝꯕ ꯑꯗꯨꯝꯕ ꯕꯦꯇ꯭ꯔꯤꯒꯤ ꯕꯦꯀअꯞ ꯄꯤꯕ ꯉꯝꯕ ꯑꯃ ꯑꯣꯏꯔꯦ ꯑꯗꯨꯒ ꯐꯥꯁꯠ ꯆꯥꯔꯖꯤꯡ ꯑꯣꯏꯒꯗꯕ ꯐꯥꯁꯠ ꯆꯥꯔꯖꯤꯡꯁꯦ ꯀꯩꯅꯣ ꯑꯦꯠꯂꯤꯁ 30 ꯋꯥꯠꯇꯒꯤ ꯇꯥꯗꯕ ꯍꯥꯏꯇꯥꯔꯦꯀꯣ 25 ꯋꯥꯠꯀꯨꯝꯕꯁꯦ ꯁꯦꯝꯁꯪꯒꯤꯗꯁꯨ ꯍꯧꯖꯤꯛꯁꯨ ꯑꯣꯏꯔꯤ ꯑꯗꯨꯕꯨ ꯁꯦꯝꯁꯪꯒꯤ ꯑꯦꯛꯁꯦꯞꯁꯟ ꯅꯠꯇꯅ ꯑꯇꯣꯞꯄ ꯀꯝꯄꯅꯤꯁꯤꯡꯅꯗꯤ ꯍꯧꯖꯤꯛ 45 50 55ꯀ ꯂꯣꯏ ꯄꯤꯔꯦꯗꯅꯀꯣ 30 ꯋꯥꯠꯇꯒꯤꯗꯤ ꯇꯥꯗꯕ ꯑꯣꯏꯒꯗꯕꯅꯦꯕ ꯃꯔꯝꯗꯤ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏ
ꯐꯣꯟ ꯑꯃ ꯆꯥꯔꯖ ꯇꯧꯔꯤꯕꯅꯦ ꯍꯥꯏꯗꯅ ꯑꯩꯈꯣꯏ ꯍꯥꯟꯅ ꯑꯗꯨꯃꯥꯏꯅ ꯃꯇꯝ ꯑꯗꯨꯃꯥꯏꯅ ꯃꯃꯥꯡꯉꯩ ꯃꯇꯝꯗ ꯐꯣꯟ ꯑꯃ ꯆꯥꯔꯖ ꯇꯧꯕ ꯄꯨꯡ 2ꯒ ꯆꯪꯉꯤꯗꯅꯀꯣ ꯑꯩꯈꯣꯏ 10 ꯋꯥꯠ 5 ꯋꯥꯠꯀꯤ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯑꯗꯣ ꯐꯣꯟ ꯆꯥꯔꯖ ꯇꯧꯔꯤꯅꯦꯗꯅ ꯑꯩ ꯐꯣꯟꯗꯨ ꯊꯟꯕ ꯉꯥꯏꯔꯅꯦꯅ ꯄꯨꯡ 1 ꯄꯨꯡ 2 ꯐꯝ ꯂꯩꯕꯒꯤ ꯃꯇꯝꯁꯦ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯤꯗ ꯀꯅꯥꯁꯨ ꯂꯩꯅꯗ꯭ꯔꯦ ꯁꯪꯅꯗ꯭ꯔꯦ ꯑꯗꯨꯅ ꯃꯇꯝꯁꯦ ꯈꯤꯇꯪ ꯇꯦꯟꯅ ꯆꯪꯕ ꯍꯥꯏꯇꯥꯔꯦ ꯐꯥꯁ ꯆꯥꯔꯖꯤꯡ ꯑꯣꯏꯕ ꯑꯗꯨꯝꯕ ꯑꯃ ꯌꯦꯡꯕꯤ ꯇꯥꯔꯦ ꯑꯗꯨꯒ ꯉꯁꯥꯏꯒꯤ UI ꯒꯤ ꯃꯇꯥꯡꯁꯤꯗꯤ ꯀꯝꯄꯅꯤꯒꯤ ꯐꯣꯟ ꯀꯝꯄꯅꯤꯁꯤꯡꯒꯤ ꯃꯈꯥ ꯄꯣꯜꯂꯦ UI ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯕꯁꯤꯗꯤ ꯑꯩꯅ ꯁꯨꯝ ꯈꯟꯕꯗ ꯑꯦꯟꯗ꯭ꯔꯣꯏꯗꯇꯗꯤ ꯁꯦꯝꯁꯪꯒꯤ ꯋꯥꯟ UIꯁꯦ ꯐꯖꯅ ꯅꯨꯡꯉꯥꯏꯔꯦꯀꯣ ꯑꯗꯨꯒ ꯋꯥꯟ ꯄ꯭ꯂꯁꯀꯤꯗ ꯌꯥꯎꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤꯁꯦ ꯑꯣꯛꯁꯤꯖꯦꯟ OS ꯍꯥꯏꯕ ꯃꯥꯜꯂꯦ ꯑꯣꯛꯁꯤꯖꯦꯟ OS ꯁꯤꯁꯨ ꯅꯨꯡꯉꯥꯏ ꯑꯁꯤꯒꯨꯝꯕ ꯔꯤꯌꯦꯜꯃꯤꯒꯤꯗ ꯌꯥꯎꯔꯤꯕ ꯀꯂꯔ OS ꯀꯥꯏꯁꯤꯁꯨ ꯅꯨꯡꯉꯥꯏꯌꯦꯕ ꯑꯗꯨꯃꯥꯏꯅ ꯁꯥꯎꯃꯤꯒꯤ MIꯁꯦ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯦ ꯀꯩꯅꯣ ꯍꯥꯏꯄꯔ OS ꯑꯝꯗ ꯈꯔ ꯅꯨꯡꯉꯥꯏꯇꯦꯅ ꯁꯨꯃꯥꯏꯅ ꯀꯦꯃꯦꯔꯥꯒꯤ ꯃꯇꯥꯡ ꯄ꯭ꯔꯣꯁꯦꯁꯔ ꯃꯇꯥꯡ ꯁꯤꯒꯤ ꯑꯅꯤ ꯑꯍꯨꯝꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯅ ꯑꯍꯨꯝ ꯃꯔꯤꯁꯦ ꯌꯦꯡꯊꯣꯛꯄ ꯇꯥꯔꯗꯤ ꯈꯪꯗꯣꯛꯄ ꯇꯥꯔꯒꯗꯤ ꯑꯩꯅ ꯉꯁꯥꯏꯒꯤ ꯄꯦꯀꯦꯖꯇꯨꯒꯤ ꯃꯅꯨꯡꯗ ꯁꯤꯒꯤ ꯐꯣꯟꯁꯤꯗꯅ 5000 mAh ꯑꯣꯏꯔꯦ ꯁꯤꯒꯤ ꯐꯣꯟꯁꯤꯗꯅ 6000 ꯑꯣꯏꯇꯥꯔꯒꯁꯨ ꯐꯥꯁ ꯆꯥꯔꯖꯤꯡꯗꯤ ꯑꯣꯏꯗ꯭ꯔꯦ 10 ꯋꯥꯠ ꯈꯛꯇꯪ ꯑꯣꯏꯔꯦ ꯑꯃꯁꯤꯅ 5000 mAh ꯑꯣꯏꯇꯥꯔꯁꯨ 30 ꯋꯥꯠꯀꯤ ꯐꯥꯁ ꯆꯥꯔꯖꯤꯡ ꯑꯣꯏꯔꯦ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯕꯦꯇ꯭ꯔꯤꯗꯣ ꯑꯃꯗꯨꯅ ꯍꯦꯟꯖꯈꯤ ꯇꯥꯔꯒꯁꯨ 5000 ꯑꯣꯏꯔꯒꯁꯨ 30 ꯋꯥꯠꯀꯤ ꯐꯥꯁ ꯆꯥꯔꯖꯤꯡ ꯑꯣꯏꯕꯁꯤꯅ ꯍꯦꯟꯅ ꯐꯔꯦ ꯃꯔꯝꯗꯤ ꯃꯥ ꯆꯥꯔꯖ ꯇꯧꯕ ꯃꯇꯝꯗ ꯊꯨꯅ ꯆꯪꯉꯛꯑꯅꯤ ꯑꯗꯨꯒ ꯄꯨꯡ 2-3 ꯆꯪ ꯇꯥꯔꯗꯤ ꯑꯃꯗꯨꯅ ꯄꯨꯡ ꯈꯥꯏꯗ ꯊꯜꯂꯛꯀꯗꯣꯏꯅꯤꯅ ꯍꯦꯟꯅ ꯐꯒꯦ ꯑꯗꯨꯃ ꯆꯥꯡꯗꯝꯅꯔꯒ ꯍꯥꯏꯐꯦꯠ ꯌꯦꯡꯊꯣꯛ ꯐꯣꯟ ꯑꯄꯥꯝꯕ ꯃꯣꯗꯦꯜ ꯑꯃꯅꯤꯗꯣ ꯌꯦꯡꯊꯣꯛꯄꯤꯔꯣ ꯑꯗꯨ ꯀꯦꯃꯦꯔꯥꯒꯤ ꯃꯇꯥꯡꯗꯨꯃ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯤꯗꯗꯤ ꯑꯩꯅ ꯄꯟꯗ꯭ꯔꯤꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏ ꯀꯥꯟꯗ 5Gꯒꯤ ꯂꯣꯏ ꯑꯗꯨꯅ 5Gꯗꯤ ꯀꯝꯄꯜꯁꯔꯤꯅꯦꯕ ꯑꯗꯨꯝ ꯑꯣꯏꯔꯛꯑꯅꯦꯕ 5Gꯁꯦ ꯑꯗꯨꯒ 5G ꯁꯞꯄꯣꯔꯠ ꯇꯧꯗ꯭ꯔꯒꯗꯤ ꯁꯨꯡꯂꯩ ꯂꯩꯕꯤꯔꯨꯔꯅꯨ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯤꯗꯤ ꯀꯥꯟꯅꯗ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯤ 5G ꯁꯞꯄꯣꯔꯠ ꯇꯧꯗꯕ ꯐꯣꯟ ꯑꯃ ꯂꯩꯔꯨꯗ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯤꯗ ꯁꯨꯡꯆꯥꯟ ꯆꯥꯟꯅꯕ ꯐꯣꯟ ꯑꯣꯏꯗ꯭ꯔꯦ ꯑꯗꯨꯒ 5Gꯗꯨꯗ ꯑꯃꯨꯛꯁꯨ ꯑꯩꯈꯣꯏꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯑꯗꯨꯒꯨꯝꯕ 5Gꯒꯤ ꯐꯣꯟ ꯑꯃ ꯀꯃꯥꯏꯅ ꯈꯟꯗꯣꯛꯀꯅꯤ ꯍꯥꯏ ꯇꯥꯔꯗꯤ 5Gꯒꯤ ꯕꯦꯟ ꯃꯌꯥꯝ ꯂꯩꯕꯅꯦꯕ ꯕꯦꯟ 6 ꯁꯞꯄꯣꯔꯠ ꯇꯧꯕ 9 ꯇꯧꯕ 13 ꯇꯧꯕ ꯍꯥꯏꯅ ꯑꯗꯣ 5Gꯒꯤ ꯕꯦꯟ ꯀꯌꯥ ꯁꯞꯄꯣꯔꯠ ꯇꯧꯒꯦꯅ ꯌꯦꯡꯕꯤꯌꯣꯕ 5Gꯒꯤ ꯕꯦꯟꯁꯦ ꯈꯔ ꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧ ꯇꯥꯔꯒꯗꯤ ꯈꯔ ꯍꯦꯟꯅ ꯅꯦꯠꯋꯥꯔꯛꯀꯤ ꯀꯦꯔꯤꯌꯔꯁꯤꯡꯗꯨꯒꯤ ꯅꯦꯠꯋꯥꯔꯛ ꯀꯩꯅꯣꯁꯤꯡꯗ ꯂꯣꯏ ꯆꯥꯟꯅꯔꯒ ꯃꯣꯏꯅ ꯍꯦꯟꯅ ꯈꯔ ꯍꯦꯟꯅ ꯅꯨꯡꯉꯥꯏꯗꯣꯏꯅꯦꯕ ꯌꯥꯝ ꯂꯩ ꯌꯦꯡꯒꯗꯕꯗꯤ ꯐꯣꯟꯁꯤꯒꯤ ꯃꯅꯨꯡꯗ ꯑꯗꯨꯕꯨ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯈꯔ ꯈꯛꯇꯅꯦ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯄꯟꯕꯗꯗꯤ ꯌꯥꯎꯗꯕ ꯑꯗꯨꯒ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ ꯄꯣꯠ ꯑꯃꯈꯛꯇ ꯂꯩꯔꯤꯕ ꯐꯣꯟꯒꯤ ꯁꯥꯔ ꯚꯦꯂꯨ ꯍꯥꯏꯅ ꯑꯃ ꯂꯩꯌꯦꯕꯀꯣ ꯑꯩ ꯃꯃꯥꯡꯗ ꯚꯤꯗꯤꯑꯣ ꯑꯃ ꯁꯦꯝꯈ꯭ꯔꯕꯅꯤ ꯍꯥꯏꯖꯈ꯭ꯔꯕꯅꯤ ꯁꯥꯔ ꯚꯦꯂꯨ ꯍꯥꯏꯁꯦ ꯀꯩꯅꯣ ꯍꯥꯏ ꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯐꯣꯟꯁꯤꯅ ꯔꯦꯗꯤꯌꯦꯁꯟ ꯊꯥꯗꯣꯛꯑꯦꯕ ꯐꯣꯟꯁꯦ ꯔꯦꯗꯤꯌꯦꯁꯟ ꯊꯥꯗꯣꯛꯄ ꯃꯇꯝꯗ ꯑꯩꯅ ꯐꯣꯟꯁꯦ ꯁꯨꯃꯥꯏꯅ ꯅꯥꯀꯣꯡ ꯃꯌꯥꯁꯦ ꯐꯣꯟꯁꯦ ꯑꯗꯨꯝ ꯄꯥꯏꯔꯒ ꯄꯨꯡꯈꯥꯏ ꯄꯨꯡ ꯑꯃ ꯋꯥꯔꯤ ꯁꯥꯟꯅ ꯂꯩ ꯇꯥꯔꯗꯤ ꯃꯥꯒꯤ ꯔꯦꯗꯤꯌꯦꯁꯟꯗꯣ ꯌꯥꯝ ꯋꯥꯡꯅ ꯊꯥꯗꯣꯛꯄ ꯐꯣꯟ ꯑꯃ ꯑꯣꯏꯇꯥꯔꯗꯤ ꯃꯗꯨꯗꯨꯅ ꯑꯩꯈꯣꯏꯗ ꯍꯛꯆꯥꯡꯗ ꯑꯅꯥꯕ ꯃꯌꯥꯝ ꯑꯃ ꯏꯚꯟ ꯀꯦꯟꯁꯔ ꯕ꯭ꯔꯦꯟ ꯇ꯭ꯌꯨꯃꯔ ꯐꯥꯎꯕ ꯅꯥꯍꯟꯕ ꯌꯥꯕꯒꯤ ꯀꯩꯅꯣ ꯂꯩꯌꯦꯕ ꯑꯗꯨꯗꯨꯅ ꯑꯗꯨꯒꯤ ꯁꯥꯔ ꯚꯦꯂꯨꯗꯣ ꯑꯅꯦꯝꯕ ꯑꯄꯤꯛꯄ ꯊꯤꯕꯤꯒꯗꯕꯅꯦꯕ ꯏꯟꯗꯤꯌꯥꯗꯗꯤ 1.5 ꯀꯤꯂꯣ ꯋꯥꯠ ꯄꯔ ꯀꯦꯖꯤꯁꯦ ꯃꯥꯒꯤ ꯂꯤꯃꯤꯠꯅꯦꯕꯀꯣ ꯑꯗꯨ ꯌꯦꯡꯒꯦ ꯍꯥꯏꯇꯥꯔꯗꯤ ꯁ꯭ꯇꯥꯔ #07 ꯍꯥꯏꯅ ꯑꯗꯨꯝ ꯏꯁꯥꯒꯤ ꯐꯣꯟꯗꯨꯗ ꯑꯦꯅꯤ ꯃꯣꯗꯦꯜꯗ ꯑꯦꯅꯤ ꯀꯝꯄꯅꯤꯗ ꯗꯥꯏꯜ ꯇꯧꯕꯤꯔꯣ ꯑꯗꯨꯝ ꯑꯗꯨꯒꯤ ꯁꯥꯔ ꯚꯦꯂꯨ ꯊꯣꯛꯂꯛꯑꯅꯤ ꯕꯣꯗꯤꯒꯤ ꯍꯦꯠꯀꯤ ꯑꯗꯨꯝ ꯊꯣꯛꯂꯛꯑꯅꯤ ꯑꯗꯨꯒꯤ ꯁꯥꯔ ꯚꯦꯂꯨꯁꯦ ꯅꯦꯝꯃꯤꯈꯩ ꯐꯕ ꯐꯣꯟꯅꯦꯕ ꯑꯗꯨꯒꯤ ꯁꯥꯔ ꯚꯦꯂꯨꯁꯦ ꯑꯅꯦꯝꯕ ꯌꯦꯡꯕꯤꯌꯣꯕ ꯑꯗꯨꯅ ꯑꯩꯒꯤ ꯁꯤꯒꯤ ꯀꯣꯂꯣꯝꯁꯦ ꯐꯣꯟ ꯑꯇꯣꯞꯄ ꯑꯃꯅꯦꯅ ꯈꯜꯂꯁꯦ ꯃꯥꯒꯤ ꯁꯥꯔ ꯚꯦꯂꯨꯁꯦ 1.2 kgꯅꯦꯅ ꯈꯜꯂꯁꯦ ꯁꯤꯒꯤ ꯐꯣꯟ ꯁꯤꯁꯤꯅ ꯐꯣꯟ ꯑꯇꯣꯞꯄ ꯑꯃꯅꯦꯅ ꯈꯜꯂꯁꯦ ꯁꯤꯁꯤꯅ ꯃꯥꯒꯤ ꯁꯥꯔ ꯚꯦꯂꯨꯁꯦ 1 ꯌꯧꯗꯦꯕ ꯁꯝꯅ ꯍꯥꯏꯔꯀꯥꯟꯗ 0.8 kgꯅꯦꯅ ꯈꯜꯂꯁꯦ ꯑꯁꯤꯒꯤ ꯐꯣꯟꯁꯤꯅ ꯄꯨꯡꯈꯥꯏ ꯑꯃ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯇꯝꯗ ꯑꯩꯒꯤ ꯍꯛꯆꯥꯡꯗ ꯁꯣꯛꯍꯟꯕꯒ ꯁꯤꯒꯤ ꯐꯣꯟꯁꯤꯅ ꯄꯨꯡ ꯑꯃ ꯋꯥꯔꯤ ꯁꯥꯟꯅꯕꯒ ꯍꯛꯆꯥꯡꯗ ꯁꯣꯛꯍꯟꯕꯒ ꯑꯅꯤꯁꯦ ꯃꯥꯟꯅꯔꯛꯇꯣꯏꯅꯦꯕ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯉꯁꯥꯏꯒꯤ ꯃꯥꯒꯤ ꯀꯤꯂꯣ ꯋꯥꯠꯇꯣ ꯌꯥꯝ ꯋꯥꯡꯉꯤꯈꯩꯗꯤ ꯑꯩꯅ ꯐꯣꯟꯁꯦ ꯉꯥꯏꯍꯥꯛꯇꯪ ꯋꯥꯔꯤ ꯁꯥꯟꯅꯕꯗ ꯑꯩ ꯍꯛꯆꯥꯡꯗ ꯃꯌꯥꯝ ꯑꯃ ꯁꯣꯛꯍꯟꯗꯣꯏꯅꯦ ꯑꯗꯣ ꯍꯧꯖꯤꯛ ꯈꯨꯗꯛꯇꯗꯤ ꯑꯗꯨꯒꯤ ꯑꯁꯣꯛꯄꯗꯣ ꯑꯩꯈꯣꯏꯅ ꯈꯪꯗꯕꯅꯤꯅ ꯃꯇꯝ ꯀꯨꯏꯅ ꯁꯥꯡꯅ ꯂꯩꯔꯀꯥꯟꯗ ꯁꯣꯛꯂꯛꯄꯗꯣ ꯈꯪꯉꯛꯄꯅꯤ ꯍꯧꯖꯤꯛ ꯃꯌꯥꯝ ꯀꯌꯥꯝ ꯈꯟꯅꯗꯦꯕ ꯁꯝꯅ ꯍꯥꯏꯔꯀꯥꯟꯗ ꯑꯩ ꯆꯍꯤ 90 ꯌꯥꯡꯈꯩ ꯅꯠꯇ꯭ꯔꯒ ꯆꯍꯤ 100 ꯍꯤꯡꯒꯗꯕ ꯑꯩꯁꯦ ꯉꯁꯥꯏꯒꯤꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯆꯍꯤ 2 ꯈꯛ ꯇꯦꯟꯁꯤꯜꯂꯒ 98ꯗ ꯁꯤꯕꯗꯨꯗꯤ ꯐꯣꯟꯗꯨꯅ ꯃꯔꯝꯗ ꯁꯣꯛꯍꯟꯕꯅꯦꯗ ꯀꯅꯥꯁꯨ ꯈꯪꯉꯣꯏꯗꯅꯀꯣ ꯑꯗꯨꯗꯨꯅ ꯁꯥꯔ ꯚꯦꯂꯨ ꯍꯥꯏꯕꯁꯤꯁꯨ ꯌꯥꯝ ꯗꯔꯀꯥꯔ ꯑꯣꯏꯕ ꯄꯣꯠ ꯑꯃꯈꯛꯅꯤ ꯐꯣꯟꯒꯤ ꯔꯦꯗꯤꯌꯦꯁꯟꯁꯤꯗꯅ ꯑꯩꯈꯣꯏꯅ ꯇꯨꯝꯕ ꯃꯇꯝꯗ ꯐꯣꯟꯁꯤ ꯏꯅꯥꯛ ꯊꯝꯃꯣꯏꯗꯕꯅꯤ ꯀꯣꯛ ꯃꯅꯥꯛꯇ ꯊꯝꯃꯣꯏꯗꯕꯅꯤ ꯈꯔ ꯂꯥꯞꯅ ꯊꯝꯒꯗꯕꯅꯤ ꯀꯥꯏꯅ ꯍꯥꯏꯔꯤꯁꯦ ꯑꯗꯩꯗꯤ ꯑꯩꯈꯣꯏꯅ ꯐꯣꯟꯁꯦ ꯅꯦꯠꯋꯥर्क ꯐꯪꯉꯛꯇꯕ ꯃꯇꯝꯗ ꯐꯣꯟꯁꯦ ꯅꯦꯠꯋꯥर्कꯀꯤ ꯁꯤꯒꯅꯦꯜꯒꯨꯝꯕꯁꯦ ꯅꯦꯝꯃꯛꯄ ꯃꯇꯝꯗ ꯇꯥꯋꯔꯁꯦ ꯐꯨꯜ ꯀꯥꯗꯕ ꯃꯇꯝꯗ ꯐꯣꯟꯁꯦ ꯁꯥꯒꯠꯂꯛꯄ ꯌꯥꯎꯏꯗꯣ ꯉꯁꯥꯏꯒꯤ ꯐꯣꯟꯒꯤ ꯁꯤꯒꯅꯦꯜꯗꯣ ꯐꯥꯅꯕ ꯍꯣꯠꯅꯔꯛꯄꯗ ꯐꯣꯟꯁꯤꯅ ꯔꯦꯗꯤꯌꯦꯁꯟ ꯊꯥꯗꯣꯛꯄꯒꯤ ꯆꯥꯡꯁꯦ ꯌꯥꯝ ꯋꯥꯡꯉꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯅꯦꯠꯋꯥर्क ꯐꯪꯗꯕ ꯖꯒꯥꯒꯨꯝꯕꯗ ꯂꯩꯔꯒ ꯐꯣꯟ ꯋꯥꯔꯤ ꯁꯥꯟꯅꯕꯁꯦ ꯌꯥꯔꯤꯈꯩ ꯅꯥꯀꯣꯡꯗꯒ ꯊꯝꯃ ꯋꯥꯔꯤ ꯁꯥꯟꯅ ꯂꯥꯎꯠ ꯁ꯭ꯄꯤꯀꯔ ꯊꯥꯗꯣꯛꯄꯤꯒꯗꯕꯅꯤ ꯑꯗꯨꯒ ꯄꯨꯡꯈꯥꯏ ꯑꯃ ꯄꯨꯡ ꯑꯃ ꯍꯦꯟꯅ ꯋꯥꯔꯤ ꯁꯥꯟꯅꯒꯗꯧꯕ ꯑꯩꯈꯣꯏꯒꯤ ꯗꯔꯀꯥꯔ ꯑꯣꯏꯕ ꯊꯕꯛꯀꯤ ꯋꯥꯔꯤ ꯁꯥꯟꯅꯗ ꯌꯥꯗꯕ ꯂꯩꯇꯥꯔꯒꯗꯤ ꯂꯥꯎꯠ ꯁ꯭ꯄꯤꯀꯔ ꯊꯥꯕꯅꯤ ꯈꯪꯗꯦ ꯑꯩꯈꯣꯏꯅ ꯍꯦꯗꯐꯣꯟ ꯍꯥꯞꯄꯅꯤ ꯈꯪꯗꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯋꯥꯔꯤ ꯁꯥꯟꯅꯕꯤ ꯇꯥꯔꯗꯤ ꯍꯛꯆꯥꯡꯗ ꯁꯣꯛꯄꯒꯤ ꯆꯥꯡꯁꯤꯁꯨ ꯋꯥꯠꯂꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯐꯣꯟ ꯑꯃ ꯂꯩꯕ ꯍꯥꯏꯕꯁꯦ ꯏꯂꯦꯛꯇ꯭ꯔꯣꯅꯤꯛꯁꯀꯤ ꯗꯤꯚꯥꯏꯁ ꯑꯃꯁꯨ ꯑꯣꯏꯔꯤꯕꯅꯤꯅ ꯃꯁꯤꯒꯤ ꯕꯦꯇ꯭ꯔꯤꯗꯨꯗ
ꯄꯣꯛꯈꯥꯏꯕ ꯌꯥꯕꯒꯤ ꯆꯥꯟꯁ ꯂꯩ ꯑꯗꯩꯗꯤ ꯑꯇꯣꯞꯄ ꯃꯌꯥꯝ ꯂꯩꯕꯅꯤ ꯑꯩꯈꯣꯏ ꯆꯦꯛꯁꯤꯟꯅ ꯃꯨꯟꯅ ꯃꯁꯤ ꯃꯌꯥꯝꯁꯤ ꯌꯦꯡꯕ ꯑꯃꯗꯤ ꯆꯪꯉꯦꯕ ꯑꯗꯨꯗꯨꯅ ꯃꯁꯤ ꯃꯌꯥꯝꯁꯦ ꯀꯨꯞꯊꯅ ꯂꯣꯏꯅꯃꯛ ꯀꯔꯤ ꯀꯔꯤ ꯗꯔꯀꯥꯔ ꯇꯥꯒꯦ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯍꯥꯏꯕꯁꯦ ꯑꯩ ꯃꯃꯥꯡꯗ ꯈꯔ ꯃꯈꯩꯗꯤ ꯃꯔꯨꯑꯣꯏꯕ ꯈꯔ ꯃꯈꯩꯗꯤ ꯑꯩ ꯄꯜꯂꯒ ꯑꯩ ꯚꯤꯗꯤꯑꯣ ꯑꯃꯗꯤ ꯁꯦꯝꯈ꯭ꯔꯕꯅꯦ ꯑꯗꯨ ꯌꯥꯝꯅ ꯉꯁꯤ ꯍꯪꯕꯤꯔꯛꯏꯁꯤꯁꯨ ꯌꯥꯝꯅꯗꯤ ꯑꯐꯕ ꯀꯩꯅꯣ ꯑꯃꯗꯤ ꯑꯣꯏꯔꯦ ꯑꯩ ꯂꯥꯏꯐꯁꯤꯗꯁꯨ ꯑꯗꯨꯝ ꯍꯥꯏꯖꯔꯤ ꯑꯩ ꯃꯇꯨꯡꯗꯁꯨ ꯌꯥꯔꯒꯗꯤ ꯑꯩ ꯇꯥꯟꯖꯥ ꯆꯥꯕ ꯑꯃꯗ ꯍꯦꯟꯅ ꯀꯨꯞꯊꯅ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅꯃꯛ ꯇꯆ ꯇꯧꯔꯀꯥꯟꯗ ꯄꯣꯏꯟ ꯈꯨꯗꯤꯡꯃꯛꯁꯦ ꯂꯣꯏꯅꯃꯛ ꯇꯆ ꯇꯧꯔꯀꯥꯟꯗ ꯑꯩ ꯄꯣꯏꯟꯠꯁꯤꯡꯗꯣ ꯌꯥꯎꯕ ꯚꯤꯗꯤꯑꯣ ꯑꯃ ꯑꯩ ꯁꯦꯝꯃꯛꯀꯦꯅꯗꯤ ꯈꯜꯂꯤ ꯑꯗꯨ ꯃꯌꯥꯝꯅ ꯄꯥꯝꯕꯤꯔꯒꯗꯤ ꯃꯗꯨ ꯄꯥꯝꯃꯦꯅ ꯀꯃꯦꯟ ꯇꯧꯁꯟꯕꯤꯔꯛꯑꯣ ꯅꯠꯇ꯭ꯔꯒ ꯅꯥꯀꯟꯗ ꯂꯞ ꯁꯥꯏꯟꯒꯤ ꯕꯇꯟ ꯑꯃ ꯂꯩꯕꯗꯨ ꯂꯥꯏꯛꯇꯗꯤ ꯌꯥꯔꯔꯣꯏ ꯑꯗꯨ ꯑꯝꯇꯪ ꯅꯝꯁꯤꯟꯕꯤꯔꯛꯑꯣ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩ ꯃꯗꯨꯒꯤ ꯄꯣꯠꯇꯨꯃ ꯑꯩ ꯅꯣꯠ ꯇꯧꯁꯟꯖꯔꯀꯥꯟꯗ ꯑꯩ ꯚꯤꯗꯤꯑꯣꯗꯣ ꯑꯩ ꯃꯊꯪ ꯇꯥꯔꯛꯄ ꯃꯇꯝꯗ ꯃꯗꯨꯒꯤ ꯚꯤꯗꯤꯑꯣ ꯑꯃ ꯑꯩ ꯁꯣꯏꯗꯅ ꯁꯦꯝꯕ ꯉꯝꯅꯕ ꯑꯩ ꯍꯣꯠꯅꯖꯔꯛꯀꯦ ꯑꯗꯣ ꯃꯌꯥꯝꯒꯤ ꯑꯄꯥꯝꯕ ꯄꯥꯝꯗꯗꯣ ꯀꯃꯦꯟ ꯑꯣꯏꯅ ꯇꯧꯁꯟꯕꯤꯔꯛꯄꯅꯤ ꯈꯪꯗꯦ ꯂꯥꯏꯛ ꯕꯇꯟꯗꯨ ꯅꯝꯁꯤꯟꯕꯤꯕꯅꯤ ꯈꯪꯗꯦ ꯑꯝꯇꯪ ꯃꯌꯥꯝꯒꯤ ꯑꯣꯄꯤꯅꯤꯌꯟꯗꯣ ꯄꯥꯝꯃꯤ ꯃꯗꯨꯒꯨꯝꯕ ꯚꯤꯗꯤꯑꯣꯗꯣ ꯌꯦꯡꯅꯤꯡꯉꯦ ꯍꯥꯏꯕꯗꯣ ꯀꯃꯦꯟ ꯑꯃꯇꯪ ꯐꯣꯡꯗꯣꯛꯄꯤꯔꯗꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯏꯌꯥꯝꯕꯒꯤ ꯄꯥꯎꯈꯨꯝꯗꯣ ꯑꯩ ꯍꯧꯖꯤꯛ ꯍꯥꯏꯔꯤꯕ ꯈꯔꯗꯨꯗ ꯑꯗꯨꯝ ꯌꯥꯎꯔꯝꯒꯅꯤꯅ ꯈꯟꯖꯩ ꯑꯗꯨ ꯃꯄꯨꯡ ꯐꯥꯎꯕ ꯄꯥꯎꯈꯨꯝ ꯑꯣꯏꯗ꯭ꯔꯒꯁꯨ ꯊꯧꯕ ꯑꯩꯅ ꯄꯟꯕꯗ ꯋꯥꯠꯄ ꯑꯩꯅ ꯌꯥꯝꯅ ꯍꯥꯏꯅꯤꯡꯕ ꯂꯩꯔꯒꯁꯨ ꯑꯗꯨꯝ ꯀꯃꯦꯟꯗꯣ ꯃꯈꯥ ꯇꯥꯅ ꯏꯁꯟꯕꯤꯔꯛꯑꯣ ꯑꯗꯨꯒ ꯀꯃꯦꯟ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯈ꯭ꯔꯦ ꯁꯤꯁꯤꯡꯁꯦ ꯑꯝꯇꯪ ꯄꯥꯊꯣꯛꯆꯈꯤꯒꯦ ꯀꯣꯔꯨꯡꯅ ꯃꯦꯁꯦꯖ ꯈꯔ ꯏꯔꯝꯃ ꯀꯥꯟꯗ ꯃꯥꯗꯤ ꯀꯛꯈ꯭ꯔꯦ ꯑꯩ ꯄꯥꯍꯧꯗ꯭ꯔꯦ ꯀꯣꯔꯨꯡ ꯑꯩ ꯀꯟꯅ ꯑꯗꯨꯒꯤ ꯋꯥꯗꯣ ꯇꯣꯄꯤꯛꯇꯣ ꯑꯗꯨꯝ ꯆꯠꯊꯔꯤꯉꯩ ꯃꯔꯛꯇ ꯇꯠꯅꯤꯡꯗ꯭ꯔꯕꯀꯣ ꯑꯗꯨꯗꯨꯒꯤꯅ ꯀꯩꯒꯨꯝꯕ ꯍꯥꯏꯅꯤꯡꯕ ꯂꯩꯔꯒꯁꯨ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯑꯣ ꯑꯣꯖꯥ ꯌꯨꯇꯨꯕ ꯂꯣꯟꯆ ꯇꯧꯕ ꯍꯥꯏꯞ ꯄꯤꯕ ꯂꯥꯏꯚ ꯊꯥꯅꯕ ꯑꯥꯔꯇꯤꯁ ꯁꯤ ꯀꯣꯏꯔꯦꯡ ꯍꯥꯏꯅ ꯍꯥꯏꯕ ꯑꯃꯅ ꯑꯣꯖꯥ ꯌꯨꯇꯨꯕ ꯂꯣꯟꯆ ꯇꯧꯕ ꯍꯥꯏꯞ ꯄꯤꯕ ꯂꯥꯏꯚ ꯊꯥꯅꯕ ꯃꯔꯝꯗ ꯈꯪꯂꯗꯤ ꯇꯥꯛꯄꯤꯔꯛꯎꯗ ꯄ꯭ꯂꯤꯁ ꯍꯥꯏ ꯀꯣꯔꯦꯟ ꯑꯗꯣꯝꯅ ꯍꯥꯏꯅꯤꯡꯉꯤꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕꯁꯦ ꯑꯩ ꯆꯞ ꯆꯥꯕꯗꯤ ꯐꯖꯅꯗꯤ ꯂꯧꯁꯟꯕ ꯉꯝꯗ꯭ꯔꯦ ꯑꯩꯅ ꯑꯈꯪꯕ ꯈꯔꯗꯤ ꯍꯥꯏꯐꯦꯠ ꯍꯪꯅꯤꯡꯉꯤꯁꯤ ꯁꯤ ꯑꯣꯏꯔꯝꯕ ꯌꯥꯏꯅ ꯑꯩꯅ ꯑꯃꯗꯤ ꯏꯃꯦꯖꯤꯅꯦꯁꯟ ꯇꯧꯔꯦ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝꯗꯤ ꯄꯤꯖꯔꯛꯑꯒꯦ ꯀꯣꯔꯤꯌꯟꯁꯦ ꯀꯣꯝ ꯑꯣꯏꯗꯣꯏꯅꯤꯀꯣ ꯃꯣꯏꯁꯦ ꯀꯣꯔꯦꯡ ꯀꯩꯅꯣꯝ ꯍꯥꯏꯗꯥꯏꯅꯦ ꯃꯣꯏꯒꯤ ꯖꯥꯇꯤꯁꯦ ꯑꯩꯒꯤꯁꯨ ꯏꯃꯥꯟꯅꯕ ꯑꯃ ꯂꯩꯌꯦ ꯑꯩꯈꯣꯏꯒꯤ ꯇꯥꯔꯝꯃꯅꯤ ꯀꯣꯔꯦꯟ ꯀꯩꯅꯣꯗꯣ ꯉꯥꯏꯔꯣꯡ ꯍꯥꯏꯗꯣ ꯇꯥꯕ꯭ꯔꯥ ꯉꯥꯏꯔꯣꯡ ꯍꯥꯏꯗꯨꯗ ꯑꯩꯒꯤ ꯑꯣꯖꯥ ꯑꯣꯏꯃꯤꯟꯅꯕ ꯑꯩꯒꯤ ꯃꯔꯨꯞ ꯃꯄꯥꯡ ꯃꯌꯥꯝ ꯑꯃ ꯂꯩ ꯌꯨꯇꯨꯕꯇ ꯂꯥꯏꯚ ꯊꯥꯕꯁꯦ ꯚꯔꯇꯤꯀꯦꯜ ꯂꯥꯏꯚ ꯁꯦꯛꯁꯟ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯗꯤ ꯂꯣꯡ ꯐꯣꯔꯝ ꯚꯤꯗꯤꯑꯣꯁꯨ ꯑꯗꯨꯝ ꯊꯥꯒꯠꯂꯤꯗꯅꯀꯣ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯏꯅ ꯂꯥꯏꯚ ꯊꯥꯕꯁꯦ ꯚꯔꯇꯤꯀꯦꯜꯗ ꯁꯨꯃꯥꯏꯅ ꯅꯨꯃꯤꯗꯥꯡ ꯑꯍꯤꯡ ꯆꯨꯞꯄꯒ ꯃꯤ ꯂꯥꯏꯚ ꯊꯥꯕ ꯃꯌꯥꯝ ꯊꯦꯡꯅꯔꯝꯒꯅꯤ ꯆꯦꯅꯦꯜ ꯃꯌꯥꯝ ꯂꯩꯔꯝꯒꯅꯤꯀꯣ ꯃꯁꯤꯁꯦ ꯌꯨꯇꯨꯕ ꯍꯥꯏꯕ ꯄ꯭ꯂꯦꯠꯐꯣꯝꯁꯦ ꯑꯩ ꯉꯔꯥꯡ ꯈꯛꯇ ꯑꯩꯅ ꯊꯦꯡꯅꯕꯗ ꯃꯣꯏꯒꯤ ꯔꯤꯁꯔꯁꯀꯤ ꯃꯇꯨꯡ ꯏꯟꯅ ꯄꯨꯡ ꯑꯃꯗ ꯄ꯭ꯔꯤꯊꯤꯕꯤ ꯄꯨꯝꯕꯁꯤꯗ 10 ꯕꯤꯂꯤꯌꯟꯁ ꯑꯋꯥꯔꯁ ꯍꯥꯏꯕ ꯀꯩꯅꯣ ꯃꯣꯏꯁꯦ ꯃꯤ ꯌꯥꯝꯅ ꯌꯦꯡꯉꯦ ꯍꯧꯖꯤꯛꯀꯤ ꯌꯨꯇꯨꯕꯀꯤ ꯐꯤꯆꯔꯁꯦ 2000 ꯑꯦꯟꯇꯔꯇꯦꯟꯃꯦꯟꯠꯀꯤ ꯄ꯭ꯂꯦꯠꯐꯣꯝ ꯑꯣꯏꯔꯅꯤ ꯍꯥꯏꯅ ꯃꯣꯏꯅ ꯄ꯭ꯔꯤꯗꯤꯛ ꯇꯧꯋꯦ ꯑꯣꯏꯁꯨ ꯑꯣꯏꯅꯤ ꯐꯦꯁꯕꯨꯛꯀꯨꯝꯕ ꯏꯟꯁꯇꯥꯒꯨꯝꯕꯒꯗꯤ ꯀꯌꯥ ꯊꯣꯏꯅ ꯇꯧꯗꯦ ꯑꯗꯨꯒ ꯃꯌꯥꯝꯅ ꯄꯥꯝꯃꯤ ꯏꯟꯇꯔꯦꯁ ꯕꯦꯁꯇ ꯃꯌꯥꯝꯒꯤ ꯑꯄꯥꯝꯕ ꯏꯟꯇꯔꯦꯁꯀꯤ ꯃꯇꯨꯡ ꯏꯟꯅ ꯊꯤꯕ ꯃꯇꯝꯗ ꯚꯤꯗꯤꯑꯣ ꯈꯨꯗꯤꯡꯃꯛꯁꯦ ꯌꯨꯇꯨꯕꯇ ꯑꯦꯕꯥꯏꯂꯦꯕꯜ ꯑꯣꯏꯕ ꯑꯗꯨꯃꯥꯏꯅ ꯑꯣꯏꯕꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯀꯩꯗꯧꯒꯦ ꯍꯥꯏ ꯀꯥꯟꯗ ꯌꯨꯇꯨꯕ ꯍꯥꯏꯕ ꯄ꯭ꯂꯦꯠꯐꯣꯝꯁꯤꯒꯤ ꯏꯟꯇꯤꯒ꯭ꯔꯤꯇꯤ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯌꯨꯇꯨꯕꯁꯤ ꯃꯌꯥꯝꯅ ꯃꯥꯒꯤ ꯅꯤꯌꯣꯝ ꯃꯥꯒꯤ ꯒꯥꯏꯗꯂꯥꯏꯟꯁ ꯃꯌꯥꯝꯁꯦ ꯉꯥꯛꯅ ꯆꯠꯅꯕ ꯍꯣꯠꯅꯕꯗ ꯉꯁꯥꯏ ꯍꯟꯗꯛꯇꯁꯨ ꯖꯨꯂꯥꯏꯗ ꯑꯞꯗꯦꯠ ꯃꯣꯅꯤꯇꯥꯏꯖꯦꯁꯟ ꯄꯣꯂꯤꯁꯤ ꯑꯅꯧꯕ ꯑꯞꯗꯦꯠ ꯇꯧꯔꯦ ꯁꯤ ꯃꯇꯥꯡꯗꯁꯨ ꯚꯤꯗꯤꯑꯣ ꯑꯃ ꯁꯦꯝꯈꯤꯕꯅꯦ ꯊꯥꯒꯠꯂꯛꯑꯅꯤ ꯋꯦꯗꯅꯁꯗꯦ ꯅꯨꯃꯤꯠꯇ ꯊꯥꯒꯠꯀꯦ ꯇꯧꯔꯦ ꯑꯗꯨꯃꯥꯏꯅ ꯄ꯭ꯂꯦꯠꯐꯣꯝꯁꯤ ꯀꯟꯅꯕ ꯍꯣꯠꯅꯕꯗ ꯃꯣꯏꯅ ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯃꯨꯛ ꯀꯩꯗꯧꯔꯦ ꯍꯥꯏ ꯀꯥꯟꯗ ꯌꯨꯇꯨꯕ ꯄ꯭ꯂꯦꯠꯐꯣꯝꯁꯤꯗ ꯀ꯭ꯔꯤꯌꯦꯇꯔ ꯃꯌꯥꯝꯁꯦ ꯚꯤꯗꯤꯑꯣ ꯁꯦꯝꯃꯤꯕ ꯀꯔꯤ ꯀꯔꯤ ꯃꯌꯥꯝꯁꯦ ꯑꯦꯇ꯭ꯔꯦꯛ ꯇꯧꯅꯕ ꯍꯥꯏꯅ ꯃꯣꯏꯅ ꯃꯈꯜ ꯃꯈꯜ ꯀꯌꯥꯒꯤ ꯀꯩꯅꯣ ꯁꯤꯖꯤꯟꯅꯩꯌꯦꯕ ꯑꯗꯨꯅ ꯂꯥꯏꯚ ꯊꯥꯕ ꯀꯥꯡꯕꯨꯁꯤꯗꯁꯨ ꯃꯣꯏꯅ ꯌꯥꯝ ꯀꯟꯅ ꯀꯩ ꯍꯥꯏꯅꯤ ꯂꯥꯏꯚ ꯀ꯭ꯔꯤꯌꯦꯇꯔ ꯃꯌꯥꯝꯁꯤꯡꯁꯦ ꯃꯣꯏꯅ ꯑꯦꯇ꯭ꯔꯦꯛ ꯇꯧꯅꯕꯒꯤ ꯍꯣꯠꯅꯕꯗꯃꯛꯇ ꯍꯧꯖꯤꯛꯀꯥꯟ ꯂꯥꯏꯚ ꯊꯥꯔꯤꯕ ꯀꯥꯡꯕꯨꯁꯤꯗꯁꯨ ꯃꯣꯏ ꯑꯗꯨꯝ ꯍꯥꯏꯞ ꯑꯃꯒ ꯂꯣꯏꯅꯅ ꯃꯣꯏꯗꯁꯨ ꯈꯔ ꯈꯨꯗꯣꯡꯆꯥꯕ ꯑꯗꯨꯝ ꯌꯨꯇ꯭ꯌꯨꯕꯀꯤ ꯑꯜꯒꯣꯔꯤꯊꯝꯁꯤꯅ ꯄꯤꯕ ꯃꯥꯜꯂꯦꯕ ꯑꯗꯨꯗꯨꯅ ꯃꯌꯥꯝꯅ ꯌꯥꯝ ꯄꯥꯝꯅꯗꯨꯅ ꯁꯨꯝ ꯂꯥꯏꯚꯁꯦ ꯌꯥꯝ ꯀꯟꯅ ꯊꯥꯅꯔꯤ ꯂꯥꯏꯚꯁꯤꯒꯤ ꯀꯥꯟꯅꯕꯁꯤꯅ ꯈꯨꯗꯣꯡꯆꯥꯕꯁꯤꯅ ꯀꯩꯅꯣ ꯍꯥꯏ ꯇꯥꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯂꯥꯏꯚꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁꯨꯄꯔ ꯆꯦꯠ ꯀꯥꯏꯅ ꯂꯩꯗꯅꯀꯣ ꯁꯨꯄꯔ ꯆꯦꯠ ꯀꯥꯏꯅ ꯂꯩꯕꯗꯨꯗ ꯄꯩꯁꯥꯅꯦꯕ ꯆꯦꯠ ꯇꯧꯔꯤꯗꯣ ꯑꯩꯈꯣꯏꯅ ꯃꯁꯤ ꯀꯃꯦꯟ ꯇꯧꯔꯤꯁꯤ ꯁꯤ ꯄꯩꯁꯥ ꯇꯤꯡꯗꯦꯗꯅ ꯑꯗꯨꯒ ꯁꯨꯄꯔ ꯆꯦꯠ ꯇꯧꯕ ꯃꯇꯝꯗ ꯂꯨꯄꯥ 50 ꯆꯥꯝꯃ ꯆꯅꯤ ꯃꯌꯥꯝꯗꯨ ꯊꯦꯡꯅꯔꯝꯒꯅꯤ ꯑꯗꯨꯃꯥꯏꯅ ꯀꯃꯦꯟꯁꯦ ꯇꯧꯕ ꯃꯇꯝꯗ ꯄꯩꯁꯥꯁꯦ ꯀ꯭ꯔꯤꯌꯦꯇꯔꯁꯤꯡꯗ ꯍꯦꯟꯅ ꯄꯩꯁꯥ ꯇꯥꯟꯕ ꯌꯥꯝ ꯃꯣꯅꯤꯇꯥꯏꯁ ꯇꯧꯕ ꯌꯥꯕꯒꯤ ꯑꯗꯨꯒꯨꯝꯕ ꯑꯣꯞꯁꯟꯁꯦ ꯄꯤꯕꯗꯨꯗ ꯃꯌꯥꯝꯅ ꯌꯥꯝꯅꯁꯨ ꯄꯥꯝꯅꯕ ꯄꯣꯠ ꯑꯃꯁꯨ ꯑꯣꯏꯕꯅꯦ ꯑꯗꯨꯒꯤ ꯑꯣꯏꯔꯝꯒꯅꯦꯅ ꯈꯜꯂꯦ ꯀꯣꯔꯤꯌꯟꯅ ꯍꯪꯉꯤꯗꯣ ꯑꯗꯨꯒ ꯏꯃꯨꯡ ꯅꯨꯄꯤ ꯊꯤꯕꯒꯤ ꯋꯥꯔꯤ ꯍꯧꯔꯁꯦ ꯍꯥꯏꯌꯦ ꯊꯥꯗꯣꯛꯏ ꯃꯗꯨꯒꯤ ꯋꯥꯔꯤꯗꯣ ꯇꯥꯕꯗꯀꯣ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯦꯍꯦ ꯑꯗꯨ ꯀꯌꯥ
ꯃꯇꯝꯅ ꯑꯗꯨꯝ ꯄꯨꯖꯔꯛꯑꯅꯤ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯋꯥꯈꯜꯁꯦ ꯈꯟꯕꯨ ꯈꯜꯂꯨꯗ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯑꯦꯁ ꯊꯥꯗꯣꯏ ꯅꯕꯨꯡ ꯑꯩꯅ ꯍꯥꯏꯕꯤꯒꯦ ꯖꯥꯕ꯭ꯔꯥ ꯍꯥꯏ hayo hayo kano Korean kari hai ning mono eta hayo 120 watts di mai ni bro hai thok thak men na 120 watts di hoi ma di yamna super fast charger hai tare ni ko pajana charge fast hai ma di yam thuna charge than mane ma Korean yai hai ne boko bro poco f7 camera ji kya seng dabra hai poco f7 ji ma ji camera gi damakta di hoi yam ka hena sengba camera phone oide maram di kaigino hai kan ma di gamer sing ina game sana bugum da performance kum da moi di ꯁꯦꯝꯕ ꯑꯗꯨꯝꯕ ꯐꯣꯟ ꯑꯃ ꯑꯣꯏꯕꯅꯤꯅ ꯀꯦꯃꯦꯔꯥꯒꯨꯝꯕꯗ ꯈꯔ ꯀꯝꯄ꯭ꯔꯣꯃꯥꯏꯁ ꯇꯧꯏ ꯔꯣꯁꯤꯕ आर्यन रहेन मोबाइल कैमरा OIS एंड सोनी IMX अनीसे कईदा खेनगे ताकपिरो है अम कैमरा द OIS हाइसिनको आर्यन ऑप्टिकल इमेज स्टेबलाइजेशन हाइबनेबा खोइना फोन से पाइरगा चटपा मतम स्वाइ नम्मा नम्मा चटपा मतम द खोइ चटपा द स्वाइ लेंगिदना लेंगबदु द खोइगे गिम्बल गुम्बा हाप तारगदि लेंगबदु मांगिदना स्मूथ ओइना सुंनें नेंग बिसब अदुमाइना OIS सो ऑप्टिकल इमेज स्टेबलाइजेशन सो ngasai लेंस टू द माने गिम्बल गी टाइप द यावरिबा aduna footage ko na chen ma tam da nam tar su ka leng mo do wa le ba camera ki footage to da ko aduni mana aduna hardware gi oi ba thabak ne duga Sony IMX ha sina sensor ni magi camera gi sensor do ni manung da lai ba ko ke lens kum bai ta lens na te lens gi manung da sensor na apa ko mo ka yauri ba adugi sensor to image capture tong ba sensor do ni magi mathau sina mo camera seng da ba da magi to ani jam tong al hai ta re mo ni function de mana de कैमरा से करम ब्रांड ना फगे फोन था ये RKGS क्वाइदे फबदी सोनी नदी फरे सैमसंग की सुलाई बनी तो सैमसंग की क्या कोई ना फबदी हुई थी वेलकम याम्बा सिद्दीकी लीना लाइव कुइरे थरक तबा है सिद्दीकी आईडी लाइव से ngarang ju thai nang thina udruba male aduga live se idi thade habiti keno ai kanda saturday sunday ka tane thai se nimit khuding gi thade ko saturday sunday se nga nga khak tha bani aduna ngasi amuk thinare yam phare comment option be pa nungai hai tare ꯑꯩꯈꯣꯏꯅ ꯑꯩꯒ ꯊꯥꯗꯣꯏꯒ ꯀꯣꯏꯅꯔꯒ ꯅꯨꯡꯁꯤꯅꯕ ꯌꯨꯝꯀꯩ ꯄꯥꯟꯃꯤꯟꯅꯕ ꯁꯤꯕꯨ ꯅꯨꯄꯤ ꯅꯨꯄꯥ ꯍꯥꯏꯅ ꯀꯧꯕꯅꯤ ꯍꯥꯏꯌꯦ ꯑꯣ ꯀꯣꯔꯤꯌꯟꯒꯤ ꯋꯥꯈꯜꯂꯣꯟꯁꯦ ꯊꯥꯗꯣꯏ ꯁꯅꯥꯕꯨ ꯅꯨꯡꯁꯤꯕꯒꯤ ꯋꯥꯈꯜꯂꯣꯟ ꯑꯣꯏꯔ ꯃꯥꯜꯂꯦ ꯑꯗꯣ ꯑꯗꯨꯝ ꯃꯁꯥꯗ ꯑꯣꯏꯅ ꯍꯪꯕꯤꯔꯣ ꯀꯣꯔꯤꯌꯟ ꯀꯔꯤ ꯍꯥꯏꯅꯤ ꯃꯁꯥꯅꯕꯨ ꯌꯥꯔꯗꯤ ꯑꯗꯨꯝ ꯌꯥꯔꯦꯅꯦꯀꯣ ꯀꯣꯔꯤꯌꯟꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯑꯣꯖꯥ ꯑꯁꯦꯡꯕꯅꯤ ꯀꯣꯔꯤꯌꯟ ꯉꯥꯏꯔꯣꯡ ꯈꯨꯟꯒꯤ ꯑꯣꯖꯥ ꯆꯨꯝꯃꯤ ꯍꯥꯏ ꯀꯣꯔꯤꯌꯟ ꯀꯩꯅꯣꯅꯤ ꯉꯥꯏꯔꯣꯡꯗ ꯑꯩꯒꯤꯁꯨ ꯀꯩꯅꯣ ꯂꯩꯌꯦ ꯑꯩ ꯃꯔꯨꯞ ꯃꯌꯥꯝ ꯑꯃ ꯂꯩꯀꯣ ꯑꯩꯒ ꯇꯤꯟꯅꯔꯝꯕ ꯑꯣꯖꯥ ꯑꯣꯏꯃꯤꯟꯅꯔꯝꯕ ꯂꯩ ꯃꯣꯏ ꯌꯥꯝ ꯐꯕ ꯅꯨꯡꯁꯤꯕ ꯃꯔꯨꯞ ꯉꯥꯛꯇꯅꯦ ꯃꯕꯨꯛ ꯃꯄꯥꯎꯁꯨ ꯌꯥꯝ ꯆꯝꯕ ꯐꯕ ओप्पो वीवो से कम तौबगे ब्रो है सैदुर रामन सैदुर ओप्पो वीवो से को फ्लैगशिप फोन मोगी मैम ओप्पो गे ओप्पो रेनो गायना लेदना मोय अदुम खरा खरा हाई ओइबा हंदके ओप्पो 14 series la kanum haide mamin duwa adugumba flagship sing dadi moje camera gumba ka yam phaiyo ko adu processor yam pha pha snapdragon gi processor ga matam dugi high end processor ga hapet di flagship ni maman su tangi du paisa budget range da laiba phone sing dadi moje kamai to ga ka camera si yam na screen daga di yeng mo yam se laktik kalang yam phaja ne bo मैम ने नुपी सिंग यam pamna ne selfie ka mek seng ma man ne ba adu kai no hai kan da moje filter hai ta ne khoina filter on tawdrasu masana manung de gi dum software da filter gumba yaw adumba phone amo e duna camera se sing male aduga kaina sengba phagati oide processor gumba se khara weak oigalle moi se khara budget range da di moi se yam aphaba phone oina consider tawning de tawdi hai tare Korean kaino aigi nate ibungi nupi thi bagini hai o mane thadoi na hai dana aigi nupi thi bai patang dani Korean gyan ta de aigi nupi thi bai patang hi ai sabu gyan ta de mase mayam gyan ta ai gyan ta de noi gyan ta wai de koye ticket nya de nam to bom nei dai de ali la ge ai gyan ta de nang gyan ta ko ai to bu nothing 3 agi best adapter am ta suggest to biro bro hai slap hain thaba kamaina ai hujikki oina de yengdadi haiba ngamaroi step ꯑꯗꯨꯗꯣ ꯌꯨꯇ꯭ꯌꯨꯕ ꯀꯩꯅꯣꯒꯤ ꯋꯥꯆꯞꯀꯤ ꯒ꯭ꯔꯨꯞꯀꯨꯝꯕꯗꯨꯗ ꯌꯥꯎꯔꯝ ꯇꯥꯔꯒꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯅꯤ ꯑꯩꯒꯤ ꯒ꯭ꯔꯨꯞꯇ ꯌꯥꯎꯔꯝ ꯇꯥꯔꯗꯤ ꯑꯩ ꯀꯣꯟꯅ ꯌꯦꯡꯉꯒ ꯂꯤꯡ ꯊꯥꯔꯛ ꯇꯥꯔꯒꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧꯕꯤꯔꯛꯑꯒꯗꯤ ꯑꯗꯨꯅ ꯍꯦꯟꯅ ꯐꯅꯤ ꯍꯧꯖꯤꯛꯇꯤ ꯑꯩ ꯌꯦꯡꯕꯁꯨ ꯌꯦꯡꯗ꯭ꯔꯒꯗꯤ ꯑꯩ ꯍꯥꯏꯕꯁꯨ ꯉꯝꯃꯔꯣꯏ ꯊꯣꯏꯅꯁꯨ ꯑꯩꯅ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯌꯦꯡꯒꯗ꯭ꯔꯕꯅꯤ ꯈꯪꯗ꯭ꯔꯦ
ꯚꯤꯗꯤꯑꯣ ꯀꯦꯃꯦꯔꯥꯒꯤ ꯑꯣꯏꯅ ꯐꯣꯟ ꯑꯃꯇ ꯁꯖꯦꯁ ꯇꯧꯕꯤꯌꯣ ꯍꯥꯏ RKGSꯅ ꯚꯤꯗꯤꯑꯣ ꯅꯝꯕꯒꯤꯗꯃꯛꯇꯗꯤ iPhone ꯐꯔꯦ ꯑꯗꯨꯕꯨ ꯕꯖꯦꯠ ꯔꯦꯟꯖꯇꯣ ꯍꯥꯏꯕꯤꯔꯛꯑꯣ ꯂꯨꯄꯥ ꯂꯤꯁꯤꯡ ꯀꯌꯥꯃꯨꯛ ꯄꯤꯕ ꯀꯌꯥꯐꯥꯎꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯐꯣꯟ ꯄꯥꯝꯃꯤꯅꯣ ꯍꯥꯏꯅ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩ iPhone ꯐꯔꯦ ꯍꯥꯏꯁꯦ Androidꯗꯁꯨ ꯑꯗꯨꯝ ꯑꯐꯕ ꯀꯦꯃꯦꯔꯥ ꯃꯌꯦꯛ ꯁꯦꯡꯕ ꯂꯩ ꯑꯗꯨꯝ ꯑꯩ ꯁꯖꯦꯁ ꯇꯧꯖꯔꯛꯀꯦ ꯃꯃꯜꯗ ꯂꯨꯄꯥ ꯀꯌꯥꯕꯣ ꯑꯗꯨ ꯀꯦꯃꯦꯔꯥ ꯚꯤꯗꯤꯑꯣ ꯅꯝꯕꯩꯗꯨꯗꯤ iPhoneꯁꯤꯗꯤ ꯃꯥꯗꯤ ꯂꯝꯕꯥ ꯂꯩꯇꯦ ꯍꯥꯏꯕ ꯌꯥꯏ ꯚꯤꯗꯤꯑꯣ ꯈꯛꯇꯒꯤꯅꯤ ꯋꯥꯏꯁꯦ PS Ravi Sharmana OnePlus 12R की कैमरा मयेक सेंगबा सेंगदबा खरा हाइबियो OnePlus की फोन से मयेक याम सेंगबने 12R से खोगी चाही ममांग चाही अमागे फर्स्ट जनरेशन अमा बैकअप दी ओइरे अदु तारसु OnePlus की फोन दी मयेक याम सेंगबने आई OnePlus की फोन आई सासु सिनरमे नाइट मोड की कैमरा जो OnePlus की नाइट मोड से ngasibo आई Samsung दसु उद्रि हाइ तारे नुमिदांग द कैमरा काबस पुरा युंग नुंगी नुमाय लंगट्रिक लंगना फजन उने Realme की 5G ओइबा खरा फबा अमता हाइबियो याम बाहे सिदिकी लुपा क्यामुकी मनुंग द लैबनो अदो येंगो P3 Ultra P3 Pro काइन लेसिंग द दुम Realme की याम फराबने अदुगा Realme 14 series तो दुम फै थौबना बजेट ता कैमरा स्टेबलाइजर ओइबा फोन खितंग हा सजेस्ट तौबियो बजेट ता हाइसे अदोंगी बजेट रेंज तो लुपा लिसिंग क्याबोगी मनुंग नो दुम पनबिरो अदुगा हाइरके अदुगा होजिकान की फोन सिंगसे लोइनमक अयाम्बा लॉन्च फोन leibu leiramaro haitare OIS to optical image stabilization sidi khara da yaw khara da yaw da laibu ko aduka EIS and electronic image stabilization ena adudi loi yawrabane aduna electronic image stabilization ji yaw tare ga di khara khaidi footage to dum stable oiba phone da su dum hojikan di loi namba yarabane phone ayamba da aisu thadoi pakhang oiribani chanai o pakhang ni mani korean pakhang oi ga di try doksalo dum adoi kana khangi yarak paso nang hona ba lep traga di mai pak paso ai hona ba lep kan korean korean o mayam ho ho to dana thire birani hai ibung aise kari wari sao hai no ai phone gi wari saga da su leite ai sum yeng leyo hai ro hai kem kai de nang kari wari no heta haujalo mayam si comment tau dei mayam sida kada kana no wari sajalo moi su tum kari kai no khumjar chani ai ju dum yauksalake adu gi comment dum tau ra di pakhom wahang ama hangta de pakhom ama dum leidro bani aduga problem am le solution am le ado duna solution am dum thola dam ne adu thoina waro no Samsung S25 Ultra Z iPhone 16 Pro Max ka video karam mana fagani karam mana khanbam khangda leirabani amukta haibiramoy video gi damakto eta iPhone 16 Pro ne na farani RKGS maduda kaimta doubt leningai leite aduga video du khogi normal footage akoina hujik nammi ba sumaina dum normal da kaida number oita gadi iPhone na farani ko aduga ara apada zoom tokshan ge hai tar gadi S25 Ultra di amuk lamba pa ngamaro iPhone du namu zoom gumba kaigumba gi thoina mathau tadragadi video footage mayek sengba cinematic views gumba kari kari yamna khara leidana ko video da adumba khara nam gi hai taragadi iPhone gi duna fare video number gi under 30k da camera stabilizer gi do hai as under 30k wadi lupa lising kuntra bo leibo gam ta li thoba nga sai su pan gi da yaw gi do OnePlus Note 5 tam tang yengom adu yam pharaman iPhone 12 Pro ga 13 ga ani si karambana fani bro hai thok thak men 12 Pro ga 13 ga ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯤꯗꯗꯤ ꯃꯁꯤꯒꯤ ꯐꯣꯟ ꯑꯅꯤꯃꯛꯇꯤ ꯁꯖꯦꯁꯇꯤ ꯇꯧꯅꯤꯡꯗꯦꯕꯀꯣ ꯑꯩꯁꯦ ꯃꯔꯝꯗꯤ ꯈꯔ ꯀꯨꯏꯔꯕ ꯐꯣꯟ ꯑꯣꯏꯔꯦ 12 Proꯗꯣ ꯀꯨꯏꯁꯨ ꯀꯨꯏꯔꯦ ꯗꯤꯖꯥꯏꯟꯕꯨꯗꯤ ꯐꯖꯕꯅꯤ ꯑꯗꯨꯒ ꯄ꯭ꯔꯣ ꯃꯣꯗꯦꯜ ꯄꯥꯝꯕ ꯑꯅꯤꯁꯤꯗ ꯆꯃꯝꯅꯕ ꯑꯃꯗꯤ ꯂꯩ ꯑꯃꯅ 13ꯗꯨꯅ ꯉꯁꯥꯏꯒꯤ ꯑꯞꯗꯦꯇꯦꯠ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯁꯣꯐꯋꯦꯌꯔꯁꯤꯁꯨ ꯆꯍꯤ ꯑꯃꯒꯤ ꯑꯞꯗꯦꯠ ꯍꯦꯟꯅ ꯂꯥꯛꯀꯗꯣꯏꯅꯤ ꯃꯥꯒꯤ ꯄ꯭ꯔꯣꯁꯦꯁꯔꯁꯨ ꯆꯍꯤ ꯑꯃ ꯂꯦꯇꯦꯁ ꯑꯣꯏꯕ ꯑꯅꯧꯕ ꯑꯣꯏꯗꯣꯏꯅꯤ A15 by any chipset ꯑꯣꯏꯔꯝꯒꯅꯤ ꯑꯗꯨꯅ ꯑꯩ iPhone 13 ꯑꯣꯏꯅ ꯁꯖꯦꯁ ꯇꯧꯅꯤꯡꯉꯤ ꯍꯥꯏꯇꯥꯔꯦ 12 Proꯗꯣ ꯃꯥꯒꯤ ꯀꯦꯃꯦꯔꯥꯗ ꯃꯥꯅ ꯑꯅꯤ ꯑꯍꯨꯝ ꯌꯥꯎꯕꯗꯨꯗ ꯈꯤꯇꯪ ꯗꯤꯖꯥꯏꯟꯒꯗꯨ ꯐꯖꯕꯗ ꯑꯗꯣꯝꯗ ꯑꯣꯏꯅ ꯈꯜꯂꯝꯕꯁꯨ ꯌꯥꯏ ꯑꯗꯨꯒ ꯉꯁꯥꯏꯒꯤ 12ꯀꯗꯨꯗꯤ ꯈꯔꯁꯨ ꯀꯨꯏꯔꯦ ꯌꯥꯝꯅ ꯀꯨꯏꯔꯦ ꯍꯥꯏꯇꯥꯔꯦ ꯈꯔ ꯀꯨꯏꯔꯦ ꯅꯠꯇꯦ ꯌꯥꯝ ꯀꯨꯏꯔꯦ ꯆꯍꯤ 4-5 ꯃꯃꯥꯡꯒꯤ ꯐꯣꯟ ꯑꯣꯏꯔꯦ 13 ꯑꯣꯏꯅꯕꯨ ꯑꯩꯗꯤ ꯍꯥꯏꯅꯤꯡꯉꯤ ꯍꯥꯏꯇꯥꯔꯦ ꯑꯣꯖꯥ ꯑꯩꯒꯤ ꯐꯣꯟꯁꯤ Oppo ꯑꯔꯤꯕꯅꯤ ꯄ꯭ꯔꯥꯏꯁꯅ 30ꯗꯅꯤ ꯑꯩꯗꯤ ꯐꯣꯟꯁꯤ ꯐ꯭ꯌꯨꯆꯔꯁꯦ ꯈꯪꯗꯦ ꯑꯣꯖꯥ ꯁꯨꯒꯥꯏꯅ ꯇꯥꯛꯄꯤꯔꯛꯎ ꯑꯣꯖꯥ ꯍꯥꯏ ꯂꯨꯄꯥ 30,000 ꯄꯤꯕ Oppo ꯂꯩꯈꯤꯕ ꯃꯇꯝꯗꯣ ꯀꯌꯥꯝ ꯈꯔꯁꯨ ꯀꯨꯏꯔꯦ ꯍꯥꯏꯕꯅꯤꯅ ꯃꯃꯟꯗꯤ ꯌꯥꯝ ꯇꯥꯡꯕꯅꯤ Oppo F27 ꯀꯥꯏꯅ ꯀꯩ ꯀꯩꯅꯣ ꯌꯥꯝ ꯂꯩꯈꯤꯗꯥꯏ ꯑꯗꯨꯒꯤ ꯃꯣꯗꯦꯜꯁꯤꯡꯗꯤ ꯀꯥꯎꯔꯦ ꯑꯗꯨ ꯃꯇꯝꯁꯤꯡꯗ ꯃꯇꯝꯗꯨꯗ ꯉꯁꯤꯗꯩꯅ ꯆꯍꯤ ꯈꯔ ꯃꯃꯥꯡꯗ ꯑꯩꯈꯣꯏꯒꯤ ꯑꯣꯐꯂꯥꯏꯟ ꯃꯥꯔꯀꯦꯠꯁꯤꯗ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯇꯧꯏ
ꯑꯩꯈꯣꯏꯒꯤ ꯐꯣꯟꯁꯦ ꯇꯁꯦꯡꯅ ꯍꯥꯏ ꯇꯥꯔꯗꯤ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯏꯅ ꯌꯨꯇ꯭ꯌꯨꯕꯇ ꯌꯦꯡꯉꯒ ꯔꯤꯚ꯭ꯌꯨꯒꯨꯝꯕ ꯌꯦꯡꯉꯒ ꯐꯣꯟꯒꯤ ꯐꯤꯆꯔꯁꯒꯨꯝꯕꯁꯦ ꯄꯥꯔꯒ ꯑꯐꯕ ꯐꯣꯟ ꯈꯜꯂꯒ ꯂꯩꯕꯁꯦ ꯃꯤ ꯈꯔ ꯈꯛꯇꯅꯤꯀꯣ, ꯃꯤ 100 ꯃꯅꯨꯡꯗ ꯃꯤ 15 10ꯒꯨꯝꯕ ꯇꯧꯔꯝꯒꯗ, ꯑꯇꯩꯗꯤ ꯀꯩꯁꯨ ꯊꯣꯏꯅ ꯀꯅꯥꯁꯨ ꯌꯦꯡꯅꯗꯦ, ꯈꯟꯁꯨ ꯈꯟꯅꯗꯦ꯫ ꯕꯖꯥꯔꯗ ꯑꯩ ꯂꯨꯄꯥ 10,000 ꯂꯩꯔꯦ, 30 ꯂꯩꯔꯦ, ꯃꯗꯨ ꯄꯨꯔ ꯆꯠꯂꯒ ꯗꯨꯀꯥꯟ ꯑꯃꯗ ꯐꯣꯟ ꯑꯝꯇ ꯌꯦꯡꯒꯦ, ꯂꯨꯄꯥ 30,000 ꯄꯤꯕ ꯑꯐꯕ ꯑꯝꯇ ꯄꯨꯊꯣꯛꯑ ꯄꯤꯕꯤꯔꯛꯑꯣ ꯍꯥꯏꯕꯗ ꯉꯁꯥꯏꯒꯤ ꯗꯨꯀꯥꯟ ꯃꯄꯨꯗꯨꯅ ꯁꯤ ꯐꯕꯅꯦ ꯁꯤ ꯐꯕꯅꯦꯅ ꯍꯥꯏꯔꯒ ꯄꯤꯁꯜꯂꯛꯄꯗ ꯑꯗꯨꯝ ꯐꯔ ꯃꯥꯜꯂꯦ ꯂꯧꯔ ꯂꯥꯛꯄ ꯉꯥꯛꯇꯅꯦꯕ꯫ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗ ꯑꯩꯒ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯑꯩ ꯏꯌꯥꯝꯕꯅ ꯐꯣꯟ ꯑꯃ ꯂꯩꯒꯦꯅ ꯃꯥꯅ ꯑꯗꯨꯃꯥꯏꯅ ꯑꯉꯥꯡ ꯑꯃꯗ ꯗꯨꯀꯥꯟ ꯑꯉꯥꯡ ꯑꯃꯗ ꯍꯥꯏꯔꯨꯔꯒ ꯃꯣꯏꯅ ꯌꯨꯝꯗ ꯊꯤꯜꯂꯛꯇꯅ ꯇꯧꯕ ꯀꯥꯟꯗ ꯐꯣꯟꯗꯣ ꯑꯁꯦꯡꯕꯒꯤꯗꯤ ꯌꯥꯝ ꯐꯕ ꯐꯣꯟꯁꯨ ꯅꯠꯇꯕ ꯐꯣꯟ ꯑꯃ ꯄꯤꯁꯜꯂꯝꯃꯦꯕ꯫ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯇꯧꯕꯅꯦ꯫ ꯑꯗꯨꯅ ꯑꯣꯞꯄꯣꯒꯨꯝꯕꯩ ꯐꯣꯟꯁꯦ ꯃꯥꯔꯀꯦꯠꯇ ꯍꯥꯏꯇꯥꯔꯒꯗꯤ ꯃꯃꯜ ꯂꯨꯄꯥ 30,000 ꯄꯤ ꯍꯥꯏꯗꯣ ꯑꯗꯨꯒꯤ ꯔꯦꯟꯖꯇ ꯂꯩꯒꯗꯕ ꯐꯣꯟ ꯐꯥꯎꯕ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯇꯥꯔꯦ꯫ ꯕ꯭ꯔꯣ ꯍꯧꯖꯤꯛꯀꯤ ꯋꯥꯟ ꯄ꯭ꯂꯁꯀꯤ ꯃꯃꯤꯡꯗꯣ ꯍꯥꯏꯕꯤꯔꯛꯑꯣ꯫ ꯋꯥꯟ ꯄ꯭ꯂꯁ ꯅꯣꯔꯠ 5 ꯍꯥꯏꯕ ꯍꯟꯗꯛꯀꯤ ꯖꯨꯂꯥꯏ, ꯍꯧꯖꯤꯛ ꯖꯨꯂꯥꯏ ꯊꯥꯅꯤꯗꯅ, ꯖꯨꯂꯥꯏ ꯊꯥ ꯂꯣꯏꯗ꯭ꯔꯤꯗꯅ, ꯖꯨꯂꯥꯏꯒꯤ ꯇꯥꯡ 9ꯗ ꯂꯣꯟꯆ ꯇꯧꯈꯤꯕꯅꯦꯕ, ꯀꯨꯏꯗ꯭ꯔꯤꯕꯅꯦ꯫ ꯅꯣꯔꯠ 5 ꯍꯥꯏꯕ ꯊꯣꯛ ꯊꯥꯛ ꯃꯦꯟꯅꯁꯨ ꯍꯥꯏꯔꯛꯑꯦ, ꯅꯣꯔꯠ 5 ꯍꯥꯏꯕ ꯍꯥꯏꯅ꯫ ꯃꯤꯡꯁꯤꯗꯤ ꯆꯦꯅꯦꯜ ꯃꯃꯤꯡ ꯈꯨꯊꯣꯟꯁꯤꯗꯤ ꯅꯩꯑꯦꯕ ꯃꯤ ꯉꯛꯇꯅꯤ ꯇꯧꯔꯛꯏꯁꯤꯡꯁꯦ꯫ ꯑꯩ ꯏꯅꯥꯎꯁꯤꯡ ꯍꯥꯏꯒꯗ꯭ꯔꯥ ꯃꯔꯨꯞꯁꯤꯡ ꯍꯥꯏꯒꯗ꯭ꯔꯥ ꯊꯣꯛ ꯊꯥꯛ ꯃꯦꯟꯕꯨ ꯍꯥꯏꯕꯣ ꯀꯔꯤ ꯀꯔꯤꯅꯣ ꯈꯪꯗꯦ, ꯃꯃꯤꯡꯁꯦ ꯖꯥꯠ ꯖꯥꯠꯅꯤ ꯌꯥꯝ ꯊꯣꯜꯂꯤꯁꯦ꯫ ꯑꯩ ꯃꯃꯥꯡꯗꯁꯨ ꯌꯥꯝ ꯌꯥꯎꯔꯕꯅꯦ, ꯄꯥꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯕ ꯅꯣꯛꯅꯤꯡ ꯅꯣꯛꯅꯤꯡꯕ ꯃꯤꯡꯒꯁꯨ ꯃꯤꯅ ꯍꯦꯛ ꯇꯥꯕꯗ ꯀꯥꯎꯔꯣꯏꯗꯕ ꯃꯤꯡꯒꯁꯨ ꯌꯥꯝ ꯊꯣꯜꯂꯦ꯫ ꯑꯩꯗꯤ ꯊꯣꯟꯐꯝ ꯈꯪꯗꯗꯅ ꯑꯩꯒꯤ ꯃꯤꯡꯗꯒꯤ ꯁꯝꯖꯜꯂꯒ ꯂꯥꯁꯇ ꯖꯤꯕꯤ ꯍꯥꯏꯅ ꯂꯩꯈ꯭ꯔꯤꯁꯦ꯫ ꯃꯁꯤꯁꯨ ꯀ꯭ꯔꯤꯌꯦꯇꯤꯞ ꯑꯣꯏꯕ ꯑꯥꯏꯗꯤꯌꯥ ꯄꯨꯊꯣꯛꯄ ꯉꯝꯕ ꯑꯁꯤꯁꯨ ꯑꯐꯕ ꯋꯥꯈꯜ ꯑꯃꯅꯤ, ꯀꯩꯅꯣ ꯃꯈꯜ ꯑꯃꯅꯤ ꯍꯥꯏꯇꯥꯔꯦ꯫ ꯂꯥꯏꯛ ꯐꯖꯔꯦ ꯍꯥꯏꯔꯤ ꯏꯌꯥꯝꯕꯅ꯫ ꯍꯣꯏ ꯏꯌꯥꯝꯕ, ꯃꯤ ꯃꯁꯤꯡꯒ ꯂꯥꯏꯛ ꯃꯁꯤꯡꯒ ꯑꯗꯨꯝ ꯃꯥꯟꯅꯔꯕꯒꯨꯝꯕꯅꯦ, ꯑꯗꯣ ꯑꯃꯅꯤ ꯋꯥꯠꯂꯤꯁꯤ ꯃꯌꯥꯝ ꯑꯝꯇ ꯅꯝꯁꯤꯟꯕꯤꯔꯗꯤ ꯂꯥꯏꯛꯁꯦ ꯆꯞ ꯃꯥꯟꯅꯍꯜꯂꯗꯤ ꯌꯦꯡꯕ ꯅꯨꯡꯉꯥꯏꯗꯧꯅꯤ꯫ ꯄꯨꯡꯁꯨ ꯑꯃ ꯐꯥꯖꯤꯜꯂꯛꯑꯦ ꯂꯥꯏꯚ ꯊꯥꯔꯤꯁꯦ ꯉꯁꯥꯏꯗꯒꯤ ꯐꯅ ꯀꯨꯏꯔꯝꯃꯦ, ꯋꯥꯔꯤꯁꯨ ꯑꯗꯨꯝ ꯅꯨꯡꯉꯥꯏꯕꯅꯤꯅ ꯃꯇꯝꯕꯨ ꯍꯧꯈꯤꯕ ꯈꯪꯍꯧꯗ꯭ꯔꯦ ꯍꯥꯏꯇꯥꯔꯦ꯫ ꯑꯗꯨ ꯃꯌꯥꯝꯁꯨ ꯀꯃꯦꯟ ꯇꯧꯁꯟꯕꯤꯔꯛꯑꯣ, ꯌꯥꯝ ꯀꯨꯏꯔꯗꯤ ꯇꯧꯔꯔꯣꯏꯒꯦ, ꯋꯥꯁꯜꯂꯛꯑꯕꯅꯤꯀꯣ ꯄꯨꯡ ꯑꯃ ꯐꯥꯖꯤꯜꯂꯛꯄꯗꯨꯗ ꯑꯩꯁꯨ ꯂꯣꯏꯁꯤꯟꯅꯤꯡꯉꯛꯑꯕꯅꯤ꯫ ꯄꯨꯡ 12 ꯁ꯭ꯋꯥꯏꯐꯥꯎꯗꯗꯤ ꯂꯣꯏꯁꯤꯜꯂꯁꯤꯔꯥ ꯍꯥꯏꯅ ꯈꯜꯂꯤꯅꯦ꯫ ꯊꯦꯡꯁ ꯑꯣꯖꯥ, ꯇꯥꯛꯄꯤꯔꯛꯄꯒꯤꯗꯃꯛ ꯊꯥꯒꯠ ꯍꯣꯔꯦꯟ ꯑꯩꯁꯨ ꯌꯥꯝꯅ ꯈꯪꯕ ꯍꯩꯕꯒꯤ ꯋꯥꯗꯤ ꯅꯠꯇꯦ, ꯑꯗꯨꯝ ꯑꯩꯅ ꯑꯗꯨꯝ ꯈꯪꯖꯕ, ꯑꯩꯅ ꯑꯗꯨꯝ ꯊꯦꯡꯅꯕ ꯌꯨꯖꯔ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯇꯨꯅꯤꯀꯣ꯫ ꯁꯝꯅ ꯍꯥꯏꯔꯀꯥꯟꯗ ꯑꯩꯁꯦ ꯃꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯚꯤꯗꯤꯑꯣ ꯁꯦꯝꯕ, ꯌꯨꯇ꯭ꯌꯨꯕꯇ ꯀꯩꯅꯣ ꯇꯧꯕ, ꯚꯤꯗꯤꯑꯣ ꯁꯦꯝꯕ ꯈꯛꯇꯒꯤ ꯋꯥꯈꯜꯂꯣꯟꯅ ꯈꯟꯕꯤꯒꯅꯣꯕ꯫ ꯉꯁꯥꯏꯒꯤ ꯌꯨꯖꯔ ꯑꯃ ꯑꯣꯏꯅ ꯑꯗꯣꯝꯅ ꯐꯥꯎꯕꯗꯣ ꯑꯗꯨꯃꯥꯏꯅ ꯑꯩꯁꯨ ꯐꯥꯎꯏ ꯍꯥꯏꯇꯥꯔꯦ꯫ ꯑꯩ ꯑꯣꯏꯇꯥꯔꯒꯁꯨ ꯑꯩꯅ ꯕꯖꯥꯔꯗ ꯃꯥꯔꯀꯦꯠꯇ ꯄꯣꯠ ꯑꯃ ꯂꯩꯒꯦꯅ ꯆꯠ ꯇꯥꯔꯒꯗꯤ ꯑꯩꯅ ꯄꯥꯏꯔꯤꯕ ꯄꯩꯁꯥꯗꯨꯗ ꯑꯐꯕꯁꯨ ꯐꯪꯕ, ꯃꯃꯜꯁꯨ ꯍꯣꯡꯅ ꯐꯪꯕ ꯄꯣꯠ ꯍꯥꯏꯁꯦ ꯊꯤꯗꯣꯏꯅꯤꯅ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯣꯏ ꯊꯤꯅꯩꯅꯤꯗꯅ꯫ ꯏꯟꯁꯥꯡ ꯅꯥꯄꯤꯇ ꯂꯩ ꯆꯠꯂꯒꯁꯨ ꯑꯍꯣꯡꯕꯅꯤ ꯑꯆꯥꯎꯕꯅꯤ ꯊꯤꯅꯩꯁꯦ ꯅꯠꯇ꯭ꯔꯥ? ꯑꯗꯨꯅ ꯍꯌꯦꯡ ꯂꯩꯔꯨꯔꯀꯥꯟꯗ ꯅꯨꯡꯉꯥꯏꯔꯛꯇꯕ ꯌꯥꯔꯛꯇꯕ ꯌꯥꯎ ꯇꯥꯔꯗꯤ ꯂꯩꯔꯨꯕ ꯑꯩ ꯈꯔꯅꯤ ꯂꯩꯔ ꯂꯩꯁꯜꯂꯒ ꯄꯥꯝꯗꯕꯒꯁꯨ ꯑꯗꯨꯝ ꯌꯥꯎꯔꯤꯅꯦꯕ꯫ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗꯣ ꯊꯣꯛꯇꯅꯕ ꯍꯥꯏꯗꯅ ꯀꯔꯤ ꯀꯔꯤ ꯇꯧꯕ ꯌꯥꯕ ꯂꯩꯒꯦ, ꯑꯗꯨꯒ ꯑꯩꯈꯣই ꯀꯔꯤ ꯈꯤꯇꯪ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯂꯧꯕ ꯌꯥꯕ ꯂꯩꯕꯒꯦ, ꯁꯤ ꯃꯇꯥꯡꯗ ꯑꯩꯁꯨ ꯌꯨꯖꯔ ꯑꯃ ꯑꯣꯏꯅ ꯑꯩꯅ ꯏꯁꯥꯅ ꯗꯥꯏꯔꯦꯛ ꯑꯩꯒꯤꯃꯛꯅꯤ ꯍꯥꯏꯅ ꯈꯜꯂꯒ, ꯑꯩꯒꯤꯃꯛ ꯂꯩꯗꯣꯔꯤꯅꯤ ꯐꯣꯟꯁꯦ, ꯑꯩꯒꯤ ꯂꯩꯔꯝꯗꯥꯏꯗ ꯑꯩꯅ ꯌꯦꯡꯕ ꯑꯗꯨꯃꯥꯏꯅ ꯌꯦꯡꯉꯀꯥꯟꯗ ꯀꯔꯝꯕꯅ ꯐꯒꯗꯒꯦꯅ ꯈꯜꯂꯒ ꯑꯗꯨꯃꯥꯏꯅ ꯁꯖꯦꯁ ꯇꯧꯖꯕ ꯈꯛꯇꯅꯤ꯫ ꯃꯗꯨꯗ ꯃꯌꯥꯝꯅꯁꯨ ꯊꯣꯏꯅ ꯂꯥꯟꯅ ꯑꯩ ꯈꯟꯕꯤꯔꯣꯏꯅꯁꯨ ꯈꯜꯂꯝꯃꯣꯏꯅꯁꯨ ꯈꯜꯂꯦ ꯍꯥꯏꯇꯥꯔꯦ꯫ ꯏꯌꯥꯝꯕ, ꯍꯟꯗꯛ ꯊꯣꯛꯂꯤꯕ ꯇꯦꯛꯅꯣ ꯄꯣꯕꯥ 7 ꯄ꯭ꯔꯣꯗꯣ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏ? ꯇꯦꯛꯅꯣ ꯄꯣꯕꯥ 7 ꯄ꯭ꯔꯣꯗꯣ ꯃꯁꯛꯀꯁꯨ ꯌꯥꯝ ꯐꯖꯩ, ꯑꯗꯨꯒ ꯐꯤꯆꯔꯒꯁꯨ ꯌꯥꯝ ꯐꯖꯩꯀꯣ, ꯖꯤꯗꯜ ꯀꯕꯣꯔꯝꯕꯝ ꯍꯥꯏꯗꯣ꯫ ꯑꯗꯨꯒ ꯃꯥꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯟ ꯑꯦꯟ ꯑꯣꯟꯂꯤ ꯗ꯭ꯔꯣꯕꯦꯛꯁꯦ ꯀꯩꯅꯣ ꯍꯥꯏ ꯀꯥꯟꯗ, ꯑꯅꯧꯕ ꯀꯝꯄꯅꯤ ꯑꯣꯏꯕꯒꯤ ꯃꯣꯏꯒꯤ ꯁꯥꯔꯚꯤꯁ ꯁꯦꯟꯇꯔꯁꯦ ꯂꯩꯇꯕꯁꯦ, ꯍꯌꯦꯡꯋꯥꯏ ꯌꯥꯗ꯭ꯔꯀꯥꯟꯗ ꯁꯦꯝꯕ ꯈꯣꯠꯄ, ꯑꯗꯩꯗꯤ ꯃꯣꯏꯒꯤ ꯄꯥꯔꯠꯀꯨꯝꯕ ꯔꯤꯄ꯭ꯂꯦꯁ ꯇꯧꯕꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃꯈꯛ ꯁꯨꯃꯥꯏꯅ ꯂꯩꯕꯁꯦ, ꯁꯥꯔꯚꯤꯁ ꯁꯦꯟꯇꯔ ꯃꯄꯨꯡ ꯐꯥꯅ ꯃꯇꯤꯛ ꯆꯥꯅ ꯂꯩꯇꯕꯁꯦ, ꯑꯁꯤ ꯈꯛꯀꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤ ꯂꯩ꯫ ꯑꯗꯨ ꯅꯠꯇ꯭ꯔꯒꯗꯤ ꯐꯣꯟꯒꯗꯤ ꯑꯗꯨꯝ ꯐꯖ ꯐꯖꯕ ꯗꯤꯖꯥꯏꯟꯅꯤ ꯍꯥꯏꯇꯥꯔꯦ ꯃꯥꯅ ꯍꯟꯗꯛ ꯇꯧꯔꯤꯗꯣ, ꯗꯤꯖꯥꯏꯟꯁꯨ ꯐꯖꯩ, ꯐꯤꯆꯔꯁꯨ ꯑꯗꯨꯝ ꯐꯖꯩ꯫ ꯕ꯭ꯔꯣ, ꯑꯗꯨ ꯑꯟꯇꯣꯇꯣ ꯁ꯭ꯀꯣꯔ ꯍꯥꯏꯔꯤꯁꯤ ꯀꯔꯤꯅꯣ? ꯃꯁꯤꯒꯤ ꯋꯥꯡꯕꯅ ꯐꯣꯟꯗ ꯀꯔꯤ ꯀꯥꯟꯅꯕ ꯄꯤꯒꯦ ꯍꯥꯏ? ꯑꯦꯟꯇꯨꯇꯨ ꯁ꯭ꯀꯣꯔꯁꯦ ꯀꯩꯅꯣꯅꯤ, ꯑꯩꯈꯣꯏꯒꯤ ꯁꯣꯐꯋꯦꯌꯔ ꯃꯈꯜ ꯑꯃꯅꯤ ꯍꯥꯏꯇꯥꯔꯦꯀꯣ, ꯁ꯭ꯇ꯭ꯔꯦꯁ ꯇꯦꯁ ꯇꯧꯕ ꯍꯥꯏꯇꯥꯔꯦ꯫ ꯃꯁꯤꯒꯤ ꯐꯣꯟꯁꯦ ꯀꯌꯥꯝ ꯌꯥꯝꯅ ꯁ꯭ꯇ꯭ꯔꯦꯁ, ꯃꯥꯁꯦ ꯀꯌꯥꯝ ꯌꯥꯝꯅ ꯄꯔꯐꯣꯔꯃꯦꯟꯁ ꯀꯗꯥꯏ ꯐꯥꯎꯕ ꯃꯥꯁꯦ ꯁꯤꯟꯕ ꯉꯝꯃꯤ, ꯀꯗꯥꯏ ꯐꯥꯎꯕ ꯆꯤꯡꯗ ꯆꯠꯄ ꯉꯝꯃꯦꯅ ꯑꯩꯈꯣꯏ ꯇꯦꯁ ꯇꯧꯕ ꯃꯈꯜ ꯑꯃꯅꯤ ꯑꯩꯈꯣꯏꯅ ꯐꯣꯟꯗꯨꯗ ꯃꯅꯨꯡꯒꯤ ꯂꯩꯔꯤꯕ ꯁꯣꯐꯋꯦꯌꯔ, ꯃꯥꯒꯤ ꯈ꯭ꯋꯥꯏ ꯃꯔꯨꯑꯣꯏꯅ ꯃꯥꯒꯤ ꯄ꯭ꯔꯣꯁꯦꯁꯔꯗꯣ ꯆꯥꯡꯌꯦꯡ ꯇꯧꯕꯅꯤ ꯍꯥꯏꯇꯥꯔꯦ꯫ ꯑꯗꯨꯗꯩꯗꯨꯗ ꯁ꯭ꯀꯣꯔꯁꯤ ꯁꯤꯡꯒꯜ ꯀꯣꯔ, ꯃꯜꯇꯤ ꯀꯣꯔ ꯀꯥꯏꯅ ꯂꯩꯗꯅ, ꯑꯗꯨꯒꯤ ꯁ꯭ꯀꯣꯔꯁꯤꯡꯁꯤ ꯋꯥꯡꯅ ꯂꯥꯛꯑꯒꯗꯤ, ꯁꯝꯅ ꯍꯥꯏꯔꯀꯥꯟꯗ A ꯀꯧꯕ ꯄ꯭ꯔꯣꯁꯦꯁꯔ ꯑꯃꯒ B ꯀꯧꯕ ꯄ꯭ꯔꯣꯁꯦꯁꯔ ꯑꯃꯒ ꯑꯅꯤꯁꯤ ꯆꯥꯡꯗꯝꯅꯕ ꯃꯇꯝꯗ ꯑꯦꯟꯇꯨꯇꯨ ꯁ꯭ꯀꯣꯔꯗ A ꯄ꯭ꯔꯣꯁꯦꯁꯔꯁꯤꯅ ꯁ꯭ꯀꯣꯔꯁꯤ ꯋꯥꯡꯂꯛꯑꯒꯗꯤ ꯃꯥꯁꯦ ꯍꯦꯚꯤ ꯇꯥꯛꯁ ꯇꯧꯕ ꯃꯇꯝꯗ ꯃꯥꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯔꯅꯤ, ꯑꯗꯩꯗꯤ ꯑꯇꯣꯞꯄ ꯒꯦꯝꯒꯨꯝꯕ ꯁꯥꯟꯅꯕꯗ ꯃꯥꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯔꯅꯤ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯅ ꯈꯪꯗꯣꯛꯄꯒꯤ ꯋꯥꯅꯤ꯫ ꯑꯗꯣ ꯃꯥꯒꯤ ꯀꯣꯔꯁꯤꯡꯁꯤꯗ ꯀꯌꯥꯝ ꯌꯥꯝꯅ
ꯄꯋꯥꯔꯐꯨꯜ ꯑꯣꯏꯕ ꯀꯣꯔꯁꯤꯡ ꯍꯥꯞꯄꯤꯅꯣ ꯈꯣꯠꯂꯤꯅꯣ ꯀꯥꯏꯅꯀꯣ ꯑꯗꯨꯝꯕ ꯑꯩꯈꯣꯏꯅ ꯑꯣꯛꯇꯥ ꯀꯣꯔ ꯑꯗꯩꯗꯤ ꯍꯦꯛꯆꯥ ꯀꯣꯔ ꯀꯥꯏꯅ ꯄ꯭ꯔꯣꯁꯦꯁꯔꯗ ꯃꯃꯤꯡ ꯑꯃꯃꯝ ꯊꯣꯜꯂꯤꯗꯅꯀꯣ ꯑꯩꯈꯣꯏꯅ ꯃꯣꯅꯣꯗꯥꯏ ꯇ꯭ꯔꯥꯏ ꯑꯗꯩꯗꯤ ꯀ꯭ꯋꯥꯠ ꯄꯦꯟꯇꯥ ꯑꯣꯛꯇꯥ ꯍꯦꯛꯆꯥ ꯍꯥꯏꯅ ꯂꯩꯗꯅ ꯑꯗꯨꯝ ꯃꯥꯒꯤ ꯃꯁꯤꯡꯗꯨꯅꯤ ꯍꯥꯏꯇꯥꯔꯦ 1 2 3 ꯍꯥꯏꯕꯒꯨꯝꯕꯅꯦ ꯑꯗꯨ ꯀꯣꯔ ꯀꯌꯥ ꯌꯥꯎꯔꯤꯅꯣ ꯍꯥꯏꯕꯗꯣ ꯑꯗꯨꯗꯩꯗ ꯂꯣꯏ ꯊꯣꯛꯂꯛꯑꯅꯤ ꯄ꯭ꯔꯣꯁꯦꯁꯔꯗꯨꯒꯤ ꯗꯤꯇꯦꯜꯁꯀꯨꯝꯕꯁꯤꯡꯗꯣ ꯑꯗꯨꯒꯤ ꯁ꯭ꯀꯣꯔꯗꯣ ꯋꯥꯡꯈꯩ ꯁꯨꯝ ꯁꯤꯖꯤꯟꯅꯕ ꯄ꯭ꯔꯣꯁꯦꯁꯔꯗꯣ ꯑꯐꯕ ꯄ꯭ꯔꯣꯁꯦꯁꯔ ꯑꯣꯏ ꯍꯥꯏꯅ ꯑꯗꯨꯒꯤ ꯇꯦꯁ ꯇꯧꯅꯕ ꯈꯛꯇꯅꯤ ꯑꯦꯟꯇꯤꯇꯨ ꯁ꯭ꯀꯣꯔꯁꯦ ꯑꯗꯨ ꯅꯠꯇ꯭ꯔꯒꯁꯨ ꯒꯤꯛ ꯕꯦꯟꯁ ꯀꯥꯏꯅꯁꯨ ꯂꯩꯕꯅꯦ ꯃꯌꯥꯝ ꯑꯃ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯐꯣꯟꯒꯤ ꯀꯦꯃꯦꯔꯥ ꯃꯌꯦꯛ ꯁꯦꯡꯕꯒꯤꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯑꯣꯏꯅ ꯊꯣꯛꯄ ꯊꯣꯛꯇꯕꯗꯤ ꯈꯪꯗꯦ ꯗꯤ ꯑꯦꯛꯁ ꯑꯣ ꯃꯥꯔꯛ ꯀꯩꯅꯣ ꯑꯃ ꯂꯩꯕꯅꯦꯕꯀꯣ ꯗꯤ ꯑꯦꯛꯁ ꯑꯣ ꯃꯥꯔꯛꯁꯤꯗ ꯁ꯭ꯀꯣꯔ ꯋꯥꯡꯉꯤꯈꯩ ꯀꯦꯃꯦꯔꯥꯁꯦ ꯃꯌꯦꯛ ꯁꯦꯡꯕ ꯍꯦꯟꯕꯅꯦ ꯁ꯭ꯃꯥꯔꯠ ꯋꯥꯠꯆ 5K ꯃꯅꯨꯡꯗ ꯂꯩꯕ ꯑꯝꯇ ꯍꯥꯏꯕꯤꯔꯛꯑꯣ ꯑꯩ ꯊꯣꯛꯊꯥꯛ ꯃꯦꯟ ꯁ꯭ꯃꯥꯔꯠ ꯋꯥꯠꯆ ꯑꯩ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯋꯥꯔꯧ ꯌꯥꯗꯦ ꯑꯩꯅ ꯔꯤꯁꯦꯟꯠꯂꯤ ꯑꯅꯧꯕ ꯀꯔꯝꯕ ꯂꯣꯟꯆ ꯇꯧꯈꯤꯕ ꯂꯩꯈ꯭ꯔꯦ ꯑꯗꯨꯒ ꯃꯃꯜꯅ ꯀꯌꯥꯝ ꯄꯤꯔꯤꯕꯅꯣ ꯍꯥꯏꯗꯣ ꯑꯩ ꯍꯟꯗꯛꯀꯤ ꯔꯤꯁꯦꯟꯠꯂꯤ ꯑꯣꯏꯅ ꯌꯦꯡꯉꯨꯗ꯭ꯔꯦ ꯑꯗꯨꯃꯗꯤ ꯑꯩ ꯁꯖꯦꯁ ꯇꯧꯕ ꯉꯝꯃꯔꯣꯏ ꯃꯔꯝꯗꯤ ꯑꯩꯅ ꯍꯧꯖꯤꯛ ꯈꯪꯗꯅ ꯍꯥꯏꯕꯁꯨ ꯌꯥꯕ ꯄꯣꯠꯁꯨ ꯅꯠꯇꯦ ꯑꯗꯨꯒ ꯑꯩ ꯌꯦꯡꯉꯒꯗꯤ ꯍꯥꯏꯕꯗꯤ ꯌꯥꯕꯅꯤ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯌꯦꯡꯕꯒꯤ ꯑꯣꯞꯁꯟꯗꯨꯁꯨ ꯂꯩꯇꯦ ꯑꯩꯉꯣꯟꯗ ꯑꯩꯒꯤ ꯋꯥꯆꯞ ꯒ꯭ꯔꯨꯞꯇꯨꯗ ꯂꯤꯡꯛꯇꯨꯗ ꯖꯣꯏꯟ ꯇꯧꯁꯟꯕꯤꯔꯛꯑꯣ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯑꯩ ꯌꯦꯡꯉꯀꯥꯟꯗ ꯑꯩꯉꯣꯟꯗ ꯋꯥꯆꯞꯇꯨꯗ ꯑꯗꯨꯝ ꯑꯩ ꯅꯠꯇ꯭ꯔꯒꯅ ꯐꯦꯁꯕꯨꯛꯇꯕꯨ ꯏꯟꯁꯇꯥꯗ ꯑꯣꯏꯔꯁꯨ ꯑꯩ ꯑꯗꯨꯝ ꯁꯖꯦꯁ ꯀꯣꯟꯅ ꯑꯣꯏꯅ ꯇꯧꯔꯛꯑꯒꯦ ꯑꯦꯕꯁꯣꯂꯨꯠꯂꯤ ꯁꯥꯔ ꯒꯨꯗ ꯀꯃꯦꯟ ꯍꯥꯏ ꯊꯥꯒꯠꯆꯔꯤ ꯀꯣꯔꯦꯟ ꯏꯃꯨꯡ ꯑꯇꯩꯗꯨ ꯂꯣꯏ ꯀꯧꯔꯛꯑꯣ ꯍꯥꯏ ꯃꯥꯅꯦ ꯀꯔꯥꯏ ꯆꯠꯈ꯭ꯔꯕꯅꯣ ꯏꯌꯥꯝꯕꯁꯨ ꯂꯩꯈꯤꯕꯅꯦ ꯏꯌꯥꯝꯕ ꯁꯌꯥꯝꯁꯨ ꯂꯩꯈꯤꯕꯅꯦ ꯊꯥꯗꯣꯏ ꯅꯪꯒ ꯋꯥꯔꯤ ꯁꯥꯅꯕ ꯑꯇꯣꯞꯄ ꯀꯅꯥ ꯕꯟꯇꯒꯨꯝꯕ ꯀꯅꯥꯅꯣ ꯂꯥꯛꯈꯤꯕ ꯃꯌꯥꯝꯁꯤꯡꯗꯣ ꯅꯪꯒꯤ ꯃꯔꯨꯞ ꯁꯣꯍꯦꯜꯒꯗꯣ ꯉꯔꯥꯡꯗꯤ ꯂꯥꯛꯑꯝꯕꯅꯤ ꯉꯁꯤꯗꯤ ꯎꯈꯤꯗ꯭ꯔꯦ ꯀꯥꯏꯗ ꯂꯩꯔꯒ ꯇꯨꯃꯤꯟꯅ ꯂꯣꯠꯇꯅ ꯂꯩꯔꯤꯕ꯭ꯔꯥ ꯈꯪꯗ꯭ꯔꯦ ꯑꯗꯣ ꯑꯝꯇ ꯀꯧꯔ ꯌꯦꯡꯉꯣ ꯔꯦꯗꯃꯤ ꯅꯣꯠ 13 5G ꯔꯦꯗꯃꯤ 14 5G ꯀꯝꯗꯧꯕꯒꯦ ꯕ꯭ꯔꯣ ꯍꯥꯏꯌꯦ ꯁꯩꯗꯨ ꯔꯥꯃꯟ ꯁꯩꯗꯨ ꯉꯁꯥꯏꯗꯁꯨ ꯑꯩ 14ꯒꯤ ꯃꯇꯥꯡꯗꯣ ꯑꯩ ꯍꯥꯏꯈꯤꯕꯅꯤ 14ꯒꯤꯗꯣ ꯃꯥꯒꯤ ꯀꯦꯃꯦꯔꯥꯗꯨꯁꯨ ꯁꯣꯅꯤꯁꯨ ꯑꯣꯏꯔꯦ ꯑꯗꯨꯝ ꯀꯦꯃꯦꯔꯥꯒꯁꯨ ꯑꯗꯨꯝ ꯃꯌꯦꯛ ꯁꯦꯡꯉꯦ ꯑꯗꯨꯒ ꯗꯤꯖꯥꯏꯟꯁꯨ ꯐꯖꯩ ꯃꯥꯒꯤ ꯁꯦꯔꯤꯁꯁꯦ ꯑꯗꯨꯝ ꯐꯕꯗꯤ ꯑꯣꯏ ꯉꯁꯥꯏꯒꯤ ꯍꯥꯏꯈꯤꯕꯗꯣ ꯁꯣꯐꯋꯦꯌꯔꯒꯤ ꯌꯨꯖꯔꯒꯤ ꯃꯥꯒꯤ OSꯀꯤ ꯃꯇꯥꯡ ꯑꯗꯨꯒ ꯀꯦꯃꯦꯔꯥꯁꯦ ꯀꯨꯏꯔꯀꯥꯟꯗ ꯁꯦꯡꯉꯣꯏꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯁꯤꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤꯃ ꯂꯩꯕꯗꯨꯗ ꯈꯤꯇꯪ ꯆꯃꯝꯅꯕ ꯑꯣꯏꯅ ꯁꯖꯦꯁ ꯇꯧꯅꯤꯡꯗꯕ ꯐꯣꯟ ꯑꯃ ꯑꯣꯏꯈꯤꯕꯒꯤ ꯋꯥꯅꯤ ꯊꯥꯗꯣꯏ ꯀꯩ ꯃꯇꯥꯡ ꯇꯧꯁꯤꯒꯦ ꯋꯥꯔꯤ ꯍꯧꯔꯛꯑꯣꯅꯦ ꯏꯌꯥꯝꯕꯅꯁꯨ ꯉꯁꯥꯏꯗꯒꯤ ꯍꯥꯏ ꯂꯩꯔꯝꯃꯦ ꯊꯥꯗꯣꯏ ꯑꯗꯨꯅꯤ ꯉꯁꯥꯏꯗꯒꯤ ꯋꯥꯔꯤ ꯁꯥꯟꯅꯕ ꯂꯩꯇꯦ ꯑꯗꯣ ꯂꯩꯔꯤꯁꯤꯕꯨ ꯏꯌꯥꯝꯕꯒ ꯑꯗꯨꯝ ꯁꯥꯎ ꯑꯩꯁꯨ ꯑꯗꯨꯝ ꯀꯃꯦꯟ ꯄꯥꯔꯒ ꯑꯩꯁꯨ ꯃꯔꯛꯇ ꯑꯗꯨꯝ ꯌꯥꯎꯁꯜꯂꯛꯀꯦ ꯖꯤꯗꯜꯅ ꯑꯗꯨ ꯏꯌꯥꯝꯕ 4nm 5nmꯒ ꯇꯧꯔꯤꯁꯦ ꯀꯔꯝꯕꯅ ꯐꯔꯤꯅꯣ ꯍꯥꯏ 4nmꯁꯤꯅ ꯐꯗꯣꯏꯅꯤ 5nmꯁꯤꯅ ꯑꯃꯨꯛ ꯉꯁꯥꯏꯒꯤ ꯕꯦꯇ꯭ꯔꯤ ꯄꯋꯥꯔ ꯏꯐꯤꯁꯤꯌꯦꯟ ꯑꯣꯏꯕꯒꯤ ꯆꯥꯡꯁꯦ ꯉꯁꯥꯏꯒꯤ ꯄ꯭ꯔꯣꯁꯦꯁꯔꯁꯦ ꯃꯥꯒꯤ ꯑꯥꯔꯀꯤꯇꯦꯛ ꯍꯥꯏꯇꯥꯔꯦ ꯃꯥꯒꯤ ꯄ꯭ꯔꯣꯁꯦꯁꯔꯁꯦ ꯁꯥꯕꯒꯤ ꯅꯦꯅꯣꯃꯤꯇꯔꯒꯤ ꯀꯩꯅꯣꯗꯨꯅꯦꯕꯀꯣ 4nm 5nm ꯍꯥꯏꯁꯦ 5 6 7 8 ꯑꯅ ꯈꯔ ꯃꯃꯥꯡꯉꯩ ꯃꯇꯝꯗ ꯑꯌꯥꯝꯕ ꯄ꯭ꯔꯣꯁꯦꯁꯔꯁꯤꯡꯁꯤꯗꯤ 5ꯇꯒ ꯁ꯭ꯅꯦꯞꯗ꯭ꯔꯦꯒꯟ 8 ꯖꯦꯅꯦꯔꯦꯁꯟ 1 ꯀꯃꯥꯏꯅ ꯂꯩꯈꯤꯕ ꯑꯗꯨꯝꯕꯁꯤꯡꯗꯤ ꯃꯣꯏꯗꯤ 5nmꯒꯨꯝꯕꯗꯒ ꯁꯥꯕ ꯑꯣꯏꯔꯝꯒꯅꯤ ꯑꯗꯨꯗꯨꯅ ꯃꯣꯏꯁꯦ ꯄꯔꯐꯣꯔꯃꯦꯟꯁꯁꯦ ꯄꯋꯥꯔꯐꯨꯜ ꯑꯣꯏꯕꯁꯦ ꯄꯤꯛꯏꯉꯩ ꯐꯔꯦꯅ ꯈꯟꯕꯤꯔꯣ ꯁꯝ ꯁꯝꯕꯤꯗ ꯍꯧꯖꯤꯛꯀꯤ ꯑꯥꯏꯐꯣꯟꯒꯤꯗꯒ 3nmꯗꯒ ꯊꯣꯛꯂꯛꯏꯗꯣ ꯃꯣꯏꯗꯤ ꯄꯋꯥꯔꯐꯨꯜꯁꯨ ꯑꯣꯏꯔꯦ ꯄ꯭ꯂꯁ ꯕꯦꯇ꯭ꯔꯤ ꯑꯦꯟ ꯄꯋꯥꯔ ꯏꯐꯤꯁꯤꯌꯦꯟ ꯑꯣꯏꯕ ꯍꯥꯏꯁꯦ ꯉꯁꯥꯏꯒꯤ ꯕꯦꯇ꯭ꯔꯤꯁꯨ ꯆꯥꯕꯒꯤ ꯆꯥꯡꯁꯦ ꯋꯥꯠꯂꯛꯀꯗꯣꯏꯅꯦꯕ ꯕꯦꯇ꯭ꯔꯤ ꯑꯦꯅꯔꯖꯤ ꯀꯟꯖ꯭ꯌꯨꯝ ꯇꯧꯕꯒꯤ ꯆꯥꯡꯁꯦ ꯑꯗꯨꯅ ꯕꯦꯇ꯭ꯔꯤ ꯈꯥꯡꯉꯛꯀꯗꯣꯏꯅꯦꯕ ꯐꯣꯟꯗꯨꯗꯀꯣ ꯑꯗꯨꯒ ꯁꯤꯖꯤꯟꯅꯕꯗꯁꯨ ꯄꯔꯐꯣꯔꯃꯦꯟꯁꯇꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯑꯣꯏꯔꯛꯀꯗꯣꯏꯅꯤ ꯃꯁꯤ ꯃꯇꯥꯡꯁꯤꯗꯤ ꯌꯥꯝꯅ ꯀꯨꯞꯊꯅ ꯍꯥꯏꯔꯒꯗꯤ ꯌꯥꯝꯅ ꯆꯥꯎꯈ꯭ꯔꯦ ꯑꯗꯨꯅ ꯁꯟꯗꯣꯛꯅ ꯍꯥꯏꯕꯗꯣ ꯀꯩꯅꯣꯁꯨ ꯇꯧꯗ꯭ꯔꯦ ꯑꯗꯨꯒ ꯃꯗꯨꯒꯤ ꯃꯇꯥꯡꯗ ꯐꯖꯅ ꯚꯤꯗꯤꯑꯣ ꯑꯃꯕꯨ ꯑꯣꯏꯅ ꯁꯦꯝꯕ ꯌꯥꯅꯤ ꯍꯥꯏꯇꯥꯔꯦ ꯑꯩ ꯃꯃꯥꯡꯗ ꯚꯤꯗꯤꯑꯣꯒ ꯑꯃꯗꯤ ꯑꯩ ꯁꯤꯒꯤ ꯆꯦꯅꯦꯜꯁꯦ ꯈꯔ ꯀꯨꯏꯔꯦ ꯆꯍꯤ ꯑꯃꯃꯨꯛꯀꯤ ꯃꯃꯥꯡꯗ ꯍꯥꯏꯇꯥꯔꯦ ꯑꯩ ꯚꯤꯗꯤꯑꯣ ꯑꯃꯗꯤ ꯁꯦꯝꯈ꯭ꯔꯕꯅꯤ ꯄ꯭ꯔꯣꯁꯦꯁꯔꯁꯤꯡꯁꯦ ꯆꯥꯡꯗꯝꯅꯕꯒꯤ ꯃꯇꯥꯡꯗ ꯚꯤꯗꯤꯑꯣ ꯑꯃꯗꯤ ꯑꯩ ꯍꯥꯞꯆꯈ꯭ꯔꯕꯅꯤ ꯑꯗꯨ ꯍꯥꯏꯐꯦꯠ ꯆꯪꯉꯒ ꯌꯦꯡ ꯇꯥꯔꯗꯤ ꯑꯥꯏꯗꯤꯌꯥ ꯈꯔꯗꯤ ꯂꯩꯅꯤ ꯏꯆꯟ ꯑꯦꯁ ꯊꯥꯗꯣꯏ ꯗꯣꯟꯠ ꯃꯥꯏꯟ ꯖꯁ ꯑꯦꯟꯇꯔꯇꯦꯟꯃꯦꯟ ꯑꯣꯀꯦ ꯁꯣꯔꯤ ꯍꯥꯏꯌꯦ ꯀꯩꯝꯇ ꯁꯥꯎꯅꯤꯡꯉꯥꯏ ꯂꯩꯇꯦ ꯃꯁꯤ ꯑꯗꯨꯝ ꯐꯥꯒꯤꯅꯤ ꯍꯥꯏꯕꯁꯤ ꯑꯗꯨꯝ ꯈꯪꯅꯔꯤ ꯉꯥꯛꯇꯅꯤꯀꯣ ꯀꯣꯔꯤꯌꯟ ꯑꯗꯨꯝ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯑꯗꯨꯝ ꯁꯥꯕꯤꯌꯣ ꯑꯗꯨꯝ ꯐꯥꯒꯤ ꯖꯣꯒꯥꯏ ꯇꯧꯕ ꯀꯩꯝ ꯀꯥꯏꯗꯦ ꯁ꯭ꯌꯥꯝ ꯏꯕꯨꯡ ꯆꯥꯛ ꯊꯣꯡꯕꯤꯅꯕ ꯊꯤꯔꯁꯦ ꯂꯥꯏꯚ ꯅꯨꯡꯇꯤꯒꯤ ꯊꯥꯕ ꯉꯝꯅꯕ ꯍꯥꯏꯌꯦ ꯃꯥꯅꯤꯅꯦ ꯊꯥꯗꯣꯛꯑꯦ ꯃꯗꯣ ꯅꯪꯅ ꯑꯩꯒꯤ ꯋꯥꯈꯜ ꯑꯩꯒꯤ ꯄꯨꯛꯅꯤꯡꯗ ꯂꯩꯕ ꯋꯥꯗꯣ ꯊꯣꯛ ꯍꯦꯛꯇ ꯍꯥꯏꯗꯣꯔꯛꯑꯦ ꯁꯤꯅꯤꯁꯦ ꯉꯁꯥꯏꯒꯤ ꯆꯥꯛꯇꯨ ꯊꯣꯡꯕꯤꯅꯕ ꯂꯩꯇ꯭ꯔꯕꯅꯤꯅ ꯆꯥꯛꯄꯨ ꯊꯣꯡꯒꯗ꯭ꯔꯥ ꯀꯣꯟꯕꯨ ꯐꯦꯡꯒꯗ꯭ꯔꯥ ꯐꯤꯕꯨ ꯁꯨꯒꯗ꯭ꯔꯥ ꯇꯧꯔꯤꯉꯩꯗ ꯃꯇꯝꯁꯦ ꯂꯩꯍꯧꯗ ꯂꯥꯏꯠ ꯊꯥꯡꯉꯒ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯃꯁꯤꯗ ꯆꯥꯛꯀꯗꯨ ꯊꯣꯡꯕꯤꯗ꯭ꯔꯥ ꯆꯥꯛꯇꯨ ꯂꯣꯏꯁꯤꯜꯂ ꯊꯝ ꯇꯥꯔꯗꯤ ꯃꯗꯨ ꯑꯩꯅ ꯂꯥꯏꯐ ꯁꯨꯝ ꯇꯧ ꯂꯩꯔꯒ ꯂꯣꯏꯁꯤꯜꯂꯛꯄ ꯃꯇꯝꯗ ꯆꯥꯛꯀꯗꯣ ꯍꯥꯎꯅ ꯐꯣꯡ ꯐꯣꯡ ꯁꯥꯅ ꯆꯥꯔꯗꯤ ꯅꯨꯡꯇꯤꯒꯤ ꯂꯥꯏꯐ ꯊꯥꯗꯅ ꯃꯌꯥꯝꯁꯦ ꯀꯌꯥꯝ ꯅꯨꯡꯉꯥꯏꯅꯤꯁꯦ ꯃꯥꯅꯦ ꯑꯗꯨꯅ ꯋꯥꯔꯤꯗꯣ ꯅꯨꯡꯉꯥꯏꯕ ꯈꯔ ꯁꯥꯔꯛꯑꯣ ꯑꯗꯨ ꯇꯧꯕꯇꯕꯨ ꯑꯩꯗꯤ ꯀꯌꯥ ꯊꯣꯏꯅꯗꯤ ꯈꯟꯗ꯭ꯔꯦ ꯁ꯭ꯃꯥꯔꯠ ꯋꯥꯆꯀꯤꯗꯣ ꯚꯤꯗꯤꯑꯣ ꯑꯝꯇ ꯁꯦꯝꯕꯤꯔꯛꯑꯣ ꯄ꯭ꯂꯤꯁ ꯍꯣꯏ ꯑꯩ ꯁ꯭ꯃꯥꯔꯠ ꯋꯥꯆꯀꯤ ꯚꯤꯗꯤꯑꯣ ꯌꯦꯡꯉꯒꯦ ꯀꯔꯝꯕ ꯕꯖꯦꯠ ꯔꯦꯟꯖ ꯐꯥꯎꯒꯤ ꯃꯅꯨꯡꯗ ꯀꯔꯝꯕ ꯑꯐꯕ ꯚꯤꯗꯤꯑꯣ
ꯁ꯭ꯃꯥꯔꯠ ꯋꯥꯠꯆꯁꯤꯡ ꯂꯩꯒꯦ ꯍꯥꯏꯗꯣ ꯁꯦꯝꯕ ꯌꯥꯕ꯭ꯔꯥ ꯂꯩꯕ꯭ꯔꯥ ꯍꯥꯏꯅ ꯁ꯭ꯃꯥꯔꯠ ꯋꯥꯠꯆ ꯑꯩ ꯅꯣꯠ ꯇꯧꯁꯟꯂꯒꯦ ꯑꯗꯨꯒ ꯉꯁꯤ ꯍꯌꯦꯡ ꯃꯣꯏ ꯁꯦꯝꯃꯛꯀꯅꯤ ꯍꯥꯏꯕꯗꯤ ꯑꯩ ꯍꯥꯏꯕ ꯉꯝꯗꯦ ꯈꯤꯇꯪ ꯃꯇꯝ ꯈꯔꯗꯤ ꯉꯥꯏꯕꯤꯔꯣ ꯁ꯭ꯃꯥꯔꯠ ꯋꯥꯠꯆ ꯑꯟꯗꯔ 5Kꯗ ꯚꯤꯗꯤꯑꯣ ꯑꯃ ꯁꯦꯝꯅꯕ ꯑꯩ ꯅꯣꯠ ꯇꯧꯁꯟꯖꯔꯦ Xiaomi 11i 5G ꯁꯤꯖꯤꯟꯅꯕ ꯌꯥꯔꯕ꯭ꯔꯣ Xiaomi 11i ꯗꯨꯗꯤ ꯈꯔ ꯀꯨꯏꯔꯦ ꯃꯗꯨꯒꯤ ꯐꯣꯟꯗꯨꯗꯤ ꯂꯩꯗꯕꯅꯕꯨ ꯐꯔꯅꯤꯗ ꯃꯥꯒꯤꯁꯦ ꯌꯥꯝꯃꯟꯗꯅ ꯈꯟꯕ ꯋꯥꯔ ꯃꯥꯜꯂꯦ ꯅꯠꯇ꯭ꯔꯒ ꯃꯥꯅ ꯊꯤꯕꯅ ꯅꯥꯀꯟ ꯑꯃꯗ ꯂꯩꯕꯅ ꯑꯇꯣꯞꯄ ꯃꯔꯝ ꯑꯃꯗ ꯂꯩꯕ ꯑꯣꯏꯅ ꯇꯧꯔ ꯃꯥꯜꯂꯦ ꯏꯌꯥꯝꯕ ꯌꯥꯝꯃꯟꯕꯩ ꯅꯠꯇꯦ ꯁꯨꯡꯂꯩ ꯂꯩꯇ꯭ꯔꯤꯕꯅꯤ ꯇꯧꯔꯤꯁꯦ ꯁꯤꯅꯤ ꯕꯦꯔꯥ ꯀꯥꯔꯤꯁꯦ ꯂꯩꯇꯕ ꯑꯁꯤꯁꯨꯀꯣ ꯑꯁꯤꯁꯨ ꯑꯋꯥꯕ ꯃꯈꯜ ꯑꯃꯅꯤꯍꯦ ꯊꯤꯕꯗꯣ ꯃꯥꯏꯀꯩ ꯆꯥꯟꯅꯗꯕ ꯍꯥꯏꯗꯣ ꯆꯨꯝꯃꯕꯅꯤꯀꯣ ꯑꯩꯅ ꯑꯣꯏꯗ ꯆꯠꯀꯅꯤ ꯂꯩꯕꯅ ꯌꯦꯠꯇ ꯂꯩꯒꯅꯤ ꯑꯗꯨꯅ ꯑꯃꯕ ꯑꯩꯅ ꯆꯠꯂꯁꯨ ꯊꯦꯡꯅꯗꯕ ꯑꯗꯨꯝꯕ ꯑꯣꯏꯅ ꯇꯧꯔꯕꯖꯥꯠꯅꯤ ꯑꯁꯤ ꯑꯂꯩꯕ ꯃꯤꯅ ꯈꯪꯉꯣꯏ ꯂꯩꯇꯕꯒꯤ ꯑꯋꯥꯕꯁꯤ ꯊꯤꯕꯕꯨ ꯀꯜꯂꯗꯤ ꯐꯪꯉꯦ ꯍꯥꯏꯅ ꯑꯩꯗꯤ ꯊꯤꯕ ꯐꯅꯌꯥꯝꯗꯤ ꯌꯥꯝ ꯊꯤꯕꯅꯦ ꯁꯨꯡꯐꯪ ꯍꯦꯛ ꯐꯪꯗꯦ ꯀꯔꯣꯝꯗ ꯀꯃꯥꯏꯅ ꯇꯧꯔꯒ ꯃꯤꯅ ꯑꯌꯨꯛ ꯅꯨꯡꯊꯤꯟꯗ ꯊꯤꯔꯦ ꯑꯩꯅ ꯅꯨꯃꯤꯗꯥꯡꯗ ꯊꯤꯔꯕ꯭ꯔꯥ ꯀꯩꯅꯣ ꯇꯧꯔ ꯂꯩ ꯃꯇꯝ ꯆꯥꯅꯗꯕꯒꯤꯀꯣ ꯃꯤꯅ ꯋꯥꯔꯤꯕꯨꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯑꯗꯣ ꯄꯨꯡꯁꯨ 11 ꯇꯥꯁꯜꯂꯛꯑꯦ ꯑꯩ ꯂꯥꯏꯚꯁꯦ ꯌꯥꯝ ꯀꯨꯏꯅꯗꯤ ꯇꯧꯔꯔꯣꯏ ꯃꯤꯅꯤꯠ ꯈꯔ ꯂꯩꯔꯒ ꯃꯤꯅꯤꯠ 10 ꯃꯨꯛ ꯂꯩꯔꯒ ꯑꯩ ꯂꯣꯏꯁꯟꯅꯕ ꯇꯧꯔꯒꯦꯅ ꯂꯨꯍꯦꯟ ꯅꯤꯡꯊꯧꯖꯝꯅ ꯏꯌꯥꯝꯕ ꯑꯥꯏꯀ꯭ꯌꯨ G7S ꯁꯦ ꯑꯣꯚꯔꯊꯤꯡ ꯇꯧꯕ ꯍꯧꯔꯛꯑꯦ ꯀꯩꯒꯤ ꯑꯣꯏꯗꯣꯏꯅꯣ ꯍꯥꯏ ꯕꯦꯇ꯭ꯔꯤ ꯀꯟꯗꯤꯁꯟ ꯕꯦꯇ꯭ꯔꯤ ꯍꯦꯜꯊ ꯐꯠꯂꯛꯇꯕꯒꯤꯁꯨ ꯑꯣꯏꯕ ꯌꯥꯏ ꯑꯗꯨꯒ ꯐꯣꯟꯗꯨꯗ ꯑꯩꯈꯣꯏꯒꯤ ꯔꯦꯝꯒꯤ ꯏꯁꯄꯦꯁꯇꯨ ꯌꯥꯝꯅ ꯑꯣꯀꯨꯄꯥꯏ ꯇꯧꯁꯤꯜꯂꯛꯄꯒꯤ ꯔꯦꯝꯗꯨ ꯆꯤꯟꯁꯤꯜꯂꯛꯄꯒꯤ ꯑꯗꯨꯝꯕꯩꯁꯨ ꯑꯣꯏꯕ ꯌꯥꯏ ꯑꯗꯨꯅ ꯏꯁꯝ ꯁꯝꯕꯤꯗ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯀꯔꯤ ꯇꯧꯕ ꯌꯥꯒꯦ ꯍꯥꯏ ꯇꯥꯔꯒꯗꯤ ꯑꯟꯋꯥꯟꯇꯦꯠ ꯑꯦꯞꯁꯀꯨꯝꯕ ꯕ꯭ꯂꯣꯠꯋꯦꯌꯔꯒꯨꯝꯕ ꯌꯥꯎꯕꯁꯤꯡꯗꯣ ꯁꯤꯖꯤꯟꯅꯗꯕ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯌꯥꯝ ꯍꯦꯚꯤ ꯔꯦꯝꯗ ꯑꯣꯀꯨꯄꯥꯏꯠ ꯇꯧꯔ ꯂꯩꯕ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯑꯗꯨꯝ ꯂꯩꯕꯅꯤꯀꯣ ꯌꯥꯝꯅ ꯑꯩꯈꯣꯏꯅ ꯏꯟꯁꯇꯣꯜꯗꯤ ꯇꯧꯁꯜꯔꯒ ꯁꯨꯡꯁꯤꯟ ꯁꯤꯖꯤꯟꯅꯗꯕꯗ ꯅꯣꯡꯃꯗ ꯊꯥ ꯑꯃꯗ ꯑꯃꯨꯛꯀꯛꯀ ꯁꯤꯖꯤꯟꯅꯕ ꯑꯦꯄ꯭ꯂꯤꯀꯦꯁꯟꯒ ꯌꯥꯎꯕꯁꯤꯡꯗꯣ ꯂꯣꯏꯅ ꯑꯟꯏꯟꯁꯇꯣꯜ ꯇꯧꯊꯣꯛꯄꯤꯔꯣ ꯗꯔꯀꯥꯔ ꯇꯥꯕ ꯃꯇꯝꯗ ꯑꯃꯨꯛ ꯍꯥꯞꯄꯣ ꯑꯗꯣ ꯔꯦꯝꯗꯣ ꯉꯁꯥꯏꯒꯤ ꯈꯔ ꯍꯥꯡꯍꯟꯕꯤꯔꯣ ꯐ꯭ꯔꯤ ꯑꯣꯏꯍꯟꯕꯤꯔꯣ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯑꯣꯚꯔ ꯍꯤटिꯡꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤ ꯈꯤꯇꯪꯗꯤ ꯐꯅꯤꯅ ꯈꯜꯂꯤ ꯑꯗꯨꯒ ꯕꯦꯇ꯭ꯔꯤ ꯀꯟꯗꯤꯁꯟ ꯐꯠꯂꯛꯇꯕꯗꯁꯨ ꯑꯣꯏꯗꯣꯏꯅꯤ ꯃꯗꯨꯅ ꯕꯦꯇ꯭ꯔꯤꯁꯦ ꯆꯥꯔꯖ ꯇꯧꯕ ꯃꯇꯝꯗ ꯉꯁꯥꯏꯁꯨ ꯍꯥꯏꯔꯤꯕꯗꯣ ꯑꯣꯚꯔ ꯆꯥꯔꯖ ꯇꯧꯗꯕ ꯊꯜꯂꯒꯁꯨ ꯑꯗꯨꯝ ꯅꯝꯁꯤꯜꯂꯒ ꯊꯝꯕꯁꯦ ꯁꯤꯁꯨ ꯑꯐꯕ ꯑꯃꯗꯤ ꯑꯣꯏꯗꯦ ꯑꯗꯨꯒ ꯕꯦꯇ꯭ꯔꯤꯁꯤ ꯆꯥꯔꯖ ꯇꯧꯕ ꯃꯇꯝꯗ 100% ꯐꯥꯎ ꯌꯧꯅꯕ ꯐꯨꯜꯗ ꯆꯥꯔꯖ ꯇꯧꯁꯟꯕꯁꯦ ꯁꯤꯁꯨ ꯑꯐꯕ ꯑꯣꯏꯗꯦ ꯑꯗꯨꯒ ꯕꯦꯇ꯭ꯔꯤꯁꯦ ꯗ꯭ꯔꯦꯟ ꯇꯧꯕ ꯍꯥꯏꯗꯅ ꯑꯩꯈꯣꯏꯅ ꯍꯦꯛꯇ ꯖꯤꯔꯣ ꯐꯥꯎ ꯁ꯭ꯋꯤꯆ ꯑꯣꯐ ꯇꯥꯕꯥꯎ ꯁꯤꯖꯤꯟꯅꯊꯣꯛꯄꯁꯦ ꯁꯤꯁꯨ ꯐꯠꯇꯦ ꯑꯗꯨꯅ ꯕꯦꯇ꯭ꯔꯤꯁꯦ ꯌꯥꯝ ꯆꯦꯛꯁꯤꯟꯅ ꯁꯤꯖꯤꯟꯅꯕꯤꯒꯗꯕꯅꯤ ꯁꯥꯒꯠꯄ ꯈꯣꯠꯄꯁꯤ ꯇꯧꯗꯅꯕ ꯑꯗꯣ ꯄ꯭ꯔꯣꯁꯦꯁꯔꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯨ ꯑꯣꯏꯕ ꯌꯥꯏ ꯍꯤꯇꯤꯡ ꯏꯁꯨꯁꯦ ꯑꯗꯨꯅ ꯄ꯭ꯔꯣꯁꯦꯁꯔꯒꯤꯗꯒꯤ ꯑꯣꯏꯔꯥ ꯀꯗꯥꯏꯋꯥꯏꯗꯅ ꯁꯥꯔꯤꯕꯗꯣ ꯑꯗꯨ ꯌꯦꯡꯉꯨ ꯈꯪꯗꯣꯛꯅꯕ ꯍꯣꯠꯅꯕꯤꯌꯨ ꯁꯥꯔꯤꯕꯗꯣ ꯄ꯭ꯔꯣꯁꯦꯁꯔꯁꯦ ꯑꯌꯥꯝꯕꯅ ꯐꯣꯟꯒꯤ ꯃꯊꯛ ꯊꯪꯕ ꯑꯞꯄꯔ ꯄꯥꯔꯠꯁꯤꯗ ꯀꯦꯃꯦꯔꯥ ꯂꯩꯕꯒꯤ ꯅꯥꯀꯟ ꯑꯗꯥꯏꯋꯥꯏꯗꯨꯗ ꯄ꯭ꯔꯣꯁꯦꯁꯔꯁꯦ ꯑꯌꯥꯝꯕꯅ ꯂꯩꯕꯅꯦ ꯑꯗꯨꯋꯥꯏꯋꯥꯏꯗꯒ ꯑꯣꯏꯇꯥꯔꯗꯤ ꯄ꯭ꯔꯣꯁꯦꯁꯔꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯣꯏꯗꯣꯏꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯒꯦꯝꯒꯨꯝꯕ ꯁꯥꯟꯅꯕꯒꯨꯝꯕꯗ ꯁꯥꯒꯠꯄ ꯑꯣꯏꯇꯥꯔꯒꯗꯤ ꯃꯥꯒꯤ ꯔꯦꯝꯒꯤ ꯏꯁꯄꯦꯁꯇꯣ ꯌꯥꯝ ꯍꯥꯡꯉ ꯂꯩꯇꯕꯒꯤ ꯑꯗꯨꯃꯥꯏꯅ ꯁꯥꯒꯠꯄꯁꯨ ꯑꯣꯏꯗꯣꯏꯅꯤ ꯑꯗꯨ ꯀꯔꯝꯕꯅꯣ ꯍꯥꯏꯗꯨ ꯌꯦꯡꯕꯤꯔꯛꯑꯣ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯅ ꯉꯁꯥꯏꯒꯤ ꯍꯥꯏꯈꯤꯕꯗ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯁꯤꯖꯤꯟꯅꯗꯕ ꯔꯦꯝꯗ ꯀꯜꯂꯒ ꯂꯩꯕ ꯑꯣꯀꯨꯄꯥꯏ ꯇꯧꯁꯟꯕꯗꯣ ꯈꯔ ꯑꯟꯏꯟꯁꯇꯣꯜ ꯇꯧꯁꯟꯕꯤꯔ ꯂꯧꯊꯣꯛꯑꯒ ꯈꯔ ꯍꯥꯡꯍꯟꯕꯤꯔꯣ ꯇꯣꯝꯕ ꯂꯥꯛꯑꯦ ꯍꯥꯏ ꯁꯥꯔ ꯍꯥꯏ ꯇꯣꯝꯕ ꯂꯦꯡꯁꯤꯜꯂꯛꯑꯣ ꯇꯣꯝꯕ ꯂꯣꯏꯔꯝꯗꯥꯏꯗ ꯆꯪꯉꯦ ꯇꯣꯝꯕꯁꯦ ꯑꯩ ꯍꯧꯖꯤꯛ ꯃꯤꯅꯤꯠ 10 ꯂꯩꯔꯒ ꯑꯩ ꯂꯥꯏꯐꯁꯦ ꯂꯣꯏꯁꯤꯜꯂꯒꯦꯅ ꯈꯜꯂꯒ ꯂꯩꯔꯝꯃꯕꯅꯦ ꯑꯗꯣ ꯂꯥꯏꯐꯁꯨ ꯃꯌꯥꯝ ꯌꯦꯡꯉꯤ ꯑꯗꯣ ꯑꯩꯁꯦ ꯌꯥꯝ ꯇꯣꯏꯅꯁꯨ ꯍꯥꯏꯗꯤ ꯍꯥꯏꯖꯗꯕꯅꯤ ꯑꯗꯣ ꯅꯧꯅ ꯊꯦꯡꯅꯕꯤꯕ ꯑꯣꯏꯇꯥꯔꯒꯗꯤ ꯍꯧꯖꯤꯛ ꯂꯥꯏꯐꯁꯤ ꯌꯦꯡꯉꯤꯉꯩꯗ ꯅꯠꯇ꯭ꯔꯒꯅ ꯂꯥꯏꯐꯁꯤ ꯂꯣꯏꯈ꯭ꯔꯀꯥꯟꯗ ꯚꯤꯗꯤꯑꯣ ꯑꯣꯏꯅ ꯊꯦꯡꯅꯕ ꯌꯦꯡꯕ ꯃꯤꯁꯨ ꯃꯌꯥꯝ ꯌꯥꯎꯏꯀꯣ ꯑꯗꯨꯝꯕ ꯃꯌꯥꯝꯗꯣ ꯑꯣꯏꯔꯒꯅ ꯚꯤꯗꯤꯑꯣꯁꯤ ꯌꯦꯡꯅ ꯌꯦꯡꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯔꯝꯃꯣ ꯆꯦꯅꯦꯜꯁꯦ ꯅꯧꯅ ꯊꯦꯡꯅꯕ ꯑꯣꯏꯇꯥꯔꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯗ꯭ꯔꯤꯕ ꯑꯣꯏꯔꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯔꯝꯃꯣ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯔꯤꯈꯩ ꯃꯌꯥꯝꯅ ꯚꯤꯗꯤꯑꯣ ꯌꯦꯡꯕꯤꯕ ꯑꯗꯩꯗꯤ ꯆꯦꯅꯦꯜꯁꯦ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯑꯗꯨꯒ ꯃꯌꯥꯝꯅ ꯁꯤꯌꯔ ꯇꯧꯕꯤꯔꯤꯈꯩ ꯍꯦꯟꯅ ꯃꯄꯨꯡ ꯐꯥꯔꯒꯗꯤ ꯆꯦꯅꯦꯜꯁꯤꯗ ꯑꯩꯒꯤ ꯀꯔꯤ ꯍꯥꯏꯅꯤ ꯑꯩꯉꯣꯟꯗꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯚꯤꯗꯤꯑꯣ ꯁꯦꯝꯅꯤꯡꯕꯗꯨꯁꯨ ꯍꯦꯟꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯄꯨꯛꯅ ꯁꯦꯝꯅꯤꯡꯕꯗꯨꯁꯨ ꯄꯣꯛꯀꯗꯣꯏꯅꯤ ꯑꯗꯨꯅ ꯆꯦꯅꯦꯜꯁꯦ ꯍꯧꯖꯤꯛ ꯐꯥꯎꯒꯤꯗꯤ ꯌꯥꯝꯅ ꯑꯅꯧꯕ ꯌꯪ ꯑꯣꯏꯔꯤꯕ ꯍꯥꯏꯇꯥꯔꯦ ꯃꯇꯝ ꯆꯍꯤꯗꯤ ꯀꯨꯏꯔꯕꯀꯣ ꯍꯧꯔꯛꯄ ꯆꯍꯤꯗꯤ ꯀꯨꯏꯔꯦ ꯑꯗꯨꯒ ꯆꯦꯅꯦꯜꯁꯦ ꯃꯤ ꯃꯁꯤꯡ ꯌꯥꯝ ꯌꯥꯝꯗ꯭ꯔꯤꯕ ꯌꯥꯝꯅ ꯅꯧꯔꯤꯕ ꯆꯦꯅꯦꯜ ꯑꯃ ꯑꯣꯏꯕꯅꯤꯅ ꯃꯄꯨꯡ ꯐꯥꯅꯕ ꯍꯣꯠꯅꯕꯗ ꯑꯩ ꯏꯇꯣꯝꯇꯅꯁꯨ ꯉꯝꯗꯕ ꯂꯩꯌꯦ ꯑꯗꯨꯅ ꯃꯌꯥꯝꯁꯨ ꯃꯇꯦꯡ ꯈꯤꯇꯪ ꯄꯥꯡꯕꯤꯌꯨ ꯁꯤꯌꯔ ꯇꯧꯕ ꯌꯥꯕ ꯂꯩꯔꯗꯤ ꯁꯤꯌꯔ ꯇꯧꯁꯟꯕꯤꯔꯒ ꯆꯦꯅꯦꯜꯁꯦ ꯍꯦꯟꯅ ꯃꯤ ꯃꯁꯤꯡ ꯌꯥꯝꯅꯕ ꯁꯤꯝꯇꯪꯗꯤ ꯑꯩ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯒꯦ ꯍꯥꯏꯇꯥꯔꯦ
ꯑꯣꯖꯥ ꯃꯔꯤꯡꯅ ꯁꯥꯡꯕ ꯁꯪꯕꯥꯏꯗꯤ ꯅꯥꯃ ꯍꯥꯡꯗꯦ ꯍꯥꯏꯅꯔꯤ ꯑꯣꯖꯥꯒꯤꯁꯨ ꯂꯥꯏꯅ ꯇꯝꯕꯤꯕ ꯑꯗꯨꯃꯛ ꯂꯩꯔꯝꯒꯅꯤ ꯑꯣꯖꯥ ꯗꯣꯟ ꯋꯥꯔꯤ ꯍꯥꯏ ꯃꯥꯅꯦ ꯑꯩ ꯀꯣꯔꯦꯟ ꯑꯩ ꯀꯩꯁꯨ ꯑꯗꯨꯒꯤꯗꯃꯛꯇ ꯑꯋꯥꯕ ꯀꯩꯝ ꯂꯩꯇꯦ ꯃꯔꯤꯡꯗꯤ ꯁꯪꯕꯥꯏ ꯅꯥꯃ ꯍꯪꯅꯗꯦ ꯍꯥꯏꯕꯁꯦ ꯑꯩꯁꯨ ꯇꯥꯔꯦ ꯑꯩꯈꯣꯏ ꯏꯄꯥ ꯏꯄꯨꯅ ꯍꯥꯏꯔꯝꯕ ꯀꯩꯅꯣꯅꯦ ꯖꯨꯔꯥ ꯑꯃꯗꯤ ꯑꯗꯨꯝ ꯂꯩꯔꯝꯒꯅꯤꯅ ꯍꯥꯏꯌꯦꯀꯣ ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯦ ꯑꯗꯨꯅ ꯃꯤꯠ ꯇꯥꯡꯕ ꯑꯣꯏꯔꯁꯨ ꯅꯥ ꯄꯪꯕ ꯑꯣꯏꯔꯁꯨ ꯑꯃꯗꯤ ꯑꯗꯨꯝ ꯂꯩꯔꯝꯗ꯭ꯔꯣꯅꯦꯕ ꯑꯩ ꯊꯣꯟꯅ ꯑꯗꯨꯒꯤꯗꯃꯛꯇꯗꯤ ꯀꯩꯁꯨ ꯋꯥꯗꯦꯗ ꯅꯠꯇ꯭ꯔꯥ ꯑꯗꯨ ꯂꯩꯔꯝꯗ꯭ꯔꯒꯁꯨ ꯁꯨꯡꯂꯩ ꯂꯩꯔꯝꯗ꯭ꯔꯒꯁꯨ ꯏꯇꯣꯝꯇ ꯂꯩꯈꯤ ꯇꯥꯔꯒꯁꯨ ꯑꯗꯨꯝ ꯑꯗꯨꯗ ꯀꯩꯁꯨꯝ ꯀꯩ ꯍꯥꯏꯅꯤ ꯋꯥꯔꯧꯒꯗꯕ ꯀꯝꯄ꯭ꯂꯦꯟ ꯇꯧꯒꯗꯕ ꯃꯤꯗꯣ ꯑꯣꯏꯒꯟꯗꯦꯕ ꯑꯩꯗꯤ ꯑꯗꯨꯝ ꯏꯇꯣꯝ ꯇꯧꯔꯁꯨ ꯑꯗꯨꯝ ꯍꯤꯡꯈꯤꯒꯦꯅ ꯈꯟꯕ ꯑꯗꯨꯝꯕ ꯃꯤꯗꯥ ꯑꯃ ꯑꯣꯏꯅ ꯇꯧꯋꯦ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯀꯩꯁꯨꯕꯨ ꯈꯜꯂꯨꯗꯦꯗ ꯍꯣꯔꯦꯟ ꯑꯗꯣ ꯍꯥꯏꯔꯛꯏꯕ ꯄ꯭ꯔꯃꯥꯟꯁꯤꯕꯨꯗꯤ ꯌꯥꯝ ꯐꯖꯕ ꯄ꯭ꯔꯃꯥꯟꯅꯤ ꯑꯩ ꯇꯥꯈ꯭ꯔꯦ ꯑꯩꯁꯨ ꯃꯃꯥꯡꯗ ꯄꯥꯈꯪ ꯄꯩꯁꯥ ꯃꯇꯝ ꯂꯣꯏꯔꯝꯗꯥꯏꯁꯦ ꯄꯔꯦꯡ ꯂꯦꯡꯉꯒ ꯂꯥꯛꯄꯅꯤ ꯑꯣ ꯃꯗꯨꯗꯩ ꯈꯟꯕ ꯍꯩꯍꯧꯗ꯭ꯔꯗꯤ ꯈꯪꯗ꯭ꯔꯦꯀꯣ ꯍꯥꯏ ꯏꯌꯥꯝꯕ ꯄꯔꯦꯡ ꯌꯦꯡꯉꯒ ꯂꯥꯛꯇꯦꯅꯦ ꯑꯩꯗꯤ ꯂꯥꯛꯄꯨ ꯂꯥꯛꯑꯗꯤ ꯀꯔꯝꯕꯅꯣ ꯑꯃ ꯍꯦꯛꯇ ꯇꯥꯕꯗ ꯈꯨꯗꯥꯡ ꯄꯥꯏꯔꯒ ꯐꯥꯔꯒꯦꯅ ꯇꯧꯅꯤ ꯁꯨꯡꯂꯥꯛ ꯂꯥꯛꯇꯗꯅ ꯑꯋꯥꯕ ꯑꯃ ꯑꯣꯏꯔꯅꯤ ꯇꯧꯔꯤꯁꯦ ꯂꯝꯕꯤꯁꯦ ꯑꯩꯅ ꯏꯌꯥꯝꯕꯅ ꯉꯁꯥꯏ ꯍꯥꯏꯕꯗꯣ ꯑꯩꯁꯦ ꯂꯝꯕꯤꯁꯦ ꯑꯣꯟꯅꯔ ꯃꯥꯜꯂꯦ ꯑꯩꯁꯦ ꯆꯤꯡ ꯂꯝꯕꯤꯗ ꯑꯣꯏꯅ ꯀꯥ ꯂꯩꯔ ꯃꯥꯜꯂꯦ ꯇꯥꯎ ꯑꯗꯨꯅ ꯂꯝꯕꯤꯁꯦ ꯑꯣꯟꯅꯕꯗꯨꯅ ꯀꯩꯅꯣ ꯊꯦꯡꯅꯗ꯭ꯔꯕ ꯁꯤꯁꯇꯦꯝꯒꯤ ꯑꯞꯗꯦꯠ ꯑꯅꯧꯕ ꯇꯧꯁꯤꯟꯕꯁꯤ ꯐꯕ꯭ꯔꯥ ꯃꯤꯅ ꯁꯨꯝ ꯍꯥꯏꯅꯕꯗ ꯅ꯭ꯌꯨ ꯑꯞꯗꯦꯠꯁꯤ ꯇꯧꯒꯅꯨ ꯍꯥꯏ ꯀꯔꯝꯕꯅ ꯐꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ ꯍꯥꯏ ꯁꯤꯁꯇꯦꯝ ꯑꯅꯧꯕ ꯑꯞꯗꯦꯠ ꯇꯧꯕ ꯍꯥꯏꯕꯁꯤꯗꯤꯀꯣ ꯐꯩꯌꯦꯕ ꯃꯥꯒꯤ ꯀꯥꯟꯅꯕꯁꯨ ꯂꯩꯌꯦꯕ ꯃꯥꯡꯖꯕꯁꯨ ꯂꯩꯌꯦ ꯐꯕ ꯂꯩꯔꯗꯤ ꯐꯠꯇꯕ ꯂꯩ ꯍꯥꯏꯗꯨꯒꯨꯝꯕ ꯆꯞ ꯃꯥꯟꯅꯔꯦꯅꯦ ꯃꯁꯤ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯑꯅꯧꯕ ꯉꯁꯥꯏꯒꯤ ꯑꯦꯟꯗ꯭ꯔꯣꯏꯗ ꯚꯔꯖꯟ 13 ꯀꯥꯏꯅ 11 ꯀꯥꯏꯅ ꯑꯔꯤꯕ ꯚꯔꯖꯟ ꯌꯥꯎ ꯂꯩꯔꯝ ꯇꯥꯔꯗꯤ ꯑꯅꯧꯕꯗꯨ ꯇꯧꯊꯣꯛ ꯇꯥꯔꯗꯤ ꯑꯅꯧꯕꯗꯨꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯗꯣꯏꯅꯦꯕꯀꯣ ꯐꯤꯆꯔ ꯑꯅꯧ ꯑꯅꯧꯕ ꯀꯩꯅꯣꯒꯁꯦ ꯂꯦꯑꯥꯎꯠꯀꯁꯦ ꯑꯅꯧ ꯑꯅꯧꯕ ꯍꯣꯡꯉꯛꯇꯅ ꯐꯣꯟꯗꯨ ꯌꯦꯡꯕꯗ ꯍꯦꯟꯅ ꯁꯤꯖꯤꯟꯅꯕꯗ ꯍꯦꯟꯅ ꯅꯨꯡꯉꯥꯏꯗꯣꯏꯅꯦꯕ ꯑꯗꯨꯕꯨ ꯃꯥꯒꯤ ꯁꯤꯁꯇꯦꯝ ꯑꯞꯗꯦꯠ ꯇꯧꯕ ꯃꯇꯝꯗ ꯔꯦꯝꯗꯗꯤ ꯑꯣꯀꯨꯄꯥꯏꯠ ꯈꯔ ꯇꯧꯔꯛꯑꯅꯤ ꯃꯥꯗꯤ ꯑꯅꯧꯕꯗꯣ ꯃꯥꯗꯤ ꯀꯩꯅꯣꯁꯤꯁꯨ ꯃꯥꯒꯤ ꯁꯥꯏꯖꯁꯨ ꯈꯔ ꯆꯥꯎꯋꯦꯀꯣ ꯑꯦꯟꯗ꯭ꯔꯣꯏꯗ ꯍꯟꯗꯛꯀꯤ ꯂꯥꯛꯈꯤꯕ ꯑꯦꯟꯗ꯭ꯔꯣꯏꯗ 15 ꯑꯩꯉꯣꯟꯗ 3GB ꯑꯣꯏ ꯑꯗꯨꯁꯨ ꯑꯃꯨꯛ ꯑꯣꯏꯔꯦ ꯑꯗꯨꯒ ꯑꯞꯗꯦꯠ ꯇꯧꯔꯛꯄ ꯃꯇꯝꯗ ꯀꯝꯄꯅꯤꯁꯤꯡꯁꯤꯅ ꯋꯤꯂꯤꯡꯂꯤ ꯍꯥꯏꯇꯥꯔꯦ ꯍꯤꯟꯗꯤꯗ ꯍꯥꯏꯔꯒ ꯖꯥꯟ ꯕꯨꯁꯀꯦ ꯍꯥꯏꯗꯣ ꯈꯪ ꯇꯧꯕ ꯌꯥꯎ ꯇꯧꯕꯗꯣ ꯉꯁꯥꯏꯒꯤ ꯐꯣꯟꯁꯤꯡꯁꯦ ꯑꯔꯤꯕ ꯐꯣꯟꯁꯤꯡꯁꯦ ꯍꯦꯡ ꯆꯠꯅꯕ ꯍꯥꯏꯅ ꯁꯤꯖꯤꯟꯅꯕ ꯅꯨꯡꯉꯥꯏꯇꯅꯕ ꯍꯥꯏꯅ ꯑꯞꯗꯦꯠꯁꯤꯗ ꯑꯩꯈꯣꯏ ꯈꯪꯍꯟꯗꯅ ꯑꯃ ꯍꯥꯞꯆꯜꯂꯦꯕ ꯃꯔꯝꯗꯤ ꯆꯍꯤ 5 ꯃꯃꯥꯡꯗ ꯐꯣꯟ ꯂꯩꯈꯤꯕ ꯐꯣꯟ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯑꯍꯟꯕ ꯑꯗꯨꯃꯥꯏꯅ ꯅꯨꯡꯉꯥꯏ ꯁꯤꯖꯤꯟꯅ ꯂꯩꯇꯥꯔꯗꯤ ꯑꯩꯈꯣꯏꯁꯨ ꯐꯣꯟ ꯑꯍꯟꯕ ꯑꯃ ꯂꯩꯒꯦ ꯍꯥꯏꯔꯔꯣꯏ ꯀꯝꯄꯅꯤꯁꯤꯡꯗꯤ ꯐꯣꯟ ꯃꯣꯏ ꯁꯥꯔꯤ ꯐꯣꯟ ꯀꯅꯥ ꯂꯩꯕꯤꯗꯣꯏ ꯀꯃꯥꯏꯅ ꯁꯤꯠꯇꯣꯏ ꯑꯗꯨꯅ ꯍꯥꯟꯅꯒꯤ ꯐꯣꯟꯗꯣ ꯌꯥꯗ꯭ꯔꯒꯅꯦꯕ ꯑꯅꯧꯕ ꯂꯩꯗꯣꯏꯁꯦ ꯑꯗꯨꯗꯨꯅ ꯊꯑꯣꯏꯀꯤ ꯌꯥꯗꯅꯕꯁꯨ ꯏꯟꯖꯟꯕ ꯁꯣꯐꯋꯦꯌꯔ ꯄꯨꯁ ꯇꯧꯕꯁꯨ ꯑꯞꯗꯦꯠ ꯄꯨꯁ ꯇꯧꯕꯁꯨ ꯌꯥꯎꯗꯕ ꯅꯠꯇꯦ ꯑꯗꯣ ꯑꯥꯏꯐꯣꯟ ꯐꯥꯎꯕꯗ ꯇꯧꯏ ꯍꯥꯏꯗꯅ ꯃꯃꯥꯡꯗ ꯀꯦꯁ ꯇꯧꯅꯈꯤꯕ ꯂꯩꯔꯦꯗꯅꯀꯣ ꯑꯗꯨꯗꯨꯅ ꯃꯗꯨꯗꯨꯒꯤꯅꯤ ꯃꯌꯥꯝꯅ ꯐꯠꯇꯦ ꯍꯥꯏꯗꯅ ꯔꯦꯗꯃꯤ 14 ꯄ꯭ꯔꯣ ꯄ꯭ꯂꯁ ꯄꯥꯏꯕ ꯌꯥꯕ꯭ꯔꯣ ꯍꯥꯏꯌꯦ ꯑꯕꯨꯡ ꯑꯊꯣꯛꯄꯝꯅ ꯑꯕꯨꯡ ꯉꯁꯥꯏ ꯃꯃꯥꯡꯗꯁꯨ ꯀꯅꯥꯅꯁꯨ ꯌꯥꯝ ꯍꯪꯉꯛꯈ꯭ꯔꯦ ꯂꯨꯄꯥ 30,000 ꯈꯔ ꯍꯦꯟꯅ ꯂꯩ ꯍꯥꯏꯕ ꯃꯥꯜꯂꯦ 31 32 ꯂꯩꯕ ꯃꯥꯜꯂꯦ ꯐꯣꯟꯗꯤ ꯐꯔꯒ ꯐꯣꯟꯗꯤ ꯄ꯭ꯔꯣꯁꯦꯁꯔ ꯌꯦꯡꯉꯁꯨ ꯐꯩ ꯗꯤꯖꯥꯏꯟ ꯌꯦꯡꯉꯁꯨ ꯌꯥꯝ ꯐꯖꯩ ꯕꯦꯇ꯭ꯔꯤꯁꯨ ꯑꯗꯨꯝ ꯌꯥꯔꯦ ꯀꯦꯃꯦꯔꯥꯒꯁꯨ ꯁꯣꯅꯤꯒꯤ ꯁꯦꯟꯁꯔ ꯌꯥꯎꯔꯦ ꯐꯔꯦ ꯑꯗꯨꯒ ꯃꯃꯥꯡꯗ ꯔꯦꯗꯃꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯨꯝꯕ ꯐꯣꯟꯁꯤꯒꯤ ꯀꯝꯄ꯭ꯂꯦꯟꯁꯦ ꯑꯃ ꯑꯅꯤꯈꯛ ꯂꯩꯈꯤꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯀꯥꯟꯗ ꯉꯁꯥꯏꯒꯤ ꯀꯦꯃꯦꯔꯥꯁꯤ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯁꯦꯡꯉꯛꯇꯕꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃ ꯂꯩꯌꯦꯅ ꯃꯌꯥꯝ ꯍꯥꯏ ꯀꯦꯃꯦꯔꯥ ꯁꯦꯡꯉꯛꯇꯕꯁꯨ ꯑꯩꯁꯨ ꯊꯦꯡꯅꯔꯦꯕꯀꯣ ꯑꯗꯨꯒ ꯍꯟꯗꯛꯀꯤ ꯑꯅꯧꯕ ꯍꯥꯏꯄꯔ ꯑꯣꯏꯁꯦ ꯁꯥꯎꯃꯤꯒꯤ ꯃꯁꯤ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯦꯅ ꯍꯥꯏꯕ ꯑꯅꯤꯁꯤ ꯅꯠꯇꯅ ꯑꯇꯣꯞꯄ ꯀꯩꯝ ꯂꯩꯇꯦ ꯑꯥꯏ ꯑꯦꯝ ꯂꯤꯜ ꯕꯤꯠ ꯕꯤꯖꯤ ꯍꯥꯏꯌꯦ ꯇꯣꯝꯕ ꯅꯣ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯇꯣꯝꯕ ꯑꯗꯨꯝ ꯑꯆꯤꯟꯕ ꯃꯇꯝꯗꯨꯗꯁꯨ ꯑꯗꯨꯝ ꯉꯥꯏꯍꯥꯛꯇꯪ ꯑꯣꯏꯁꯨ ꯂꯥꯏꯐꯇ ꯁꯔꯨꯛ ꯌꯥꯁꯜꯂꯛꯏꯁꯦ ꯌꯥꯝ ꯐꯔꯦ ꯇꯣꯝꯕꯁꯤ ꯁꯥꯇ꯭ꯔꯅꯤ ꯂꯥꯏꯔꯤꯛ ꯇꯝꯃꯤ ꯍꯥꯏꯕꯅꯤ ꯑꯩ ꯉꯔꯥꯡ ꯂꯥꯏꯐ ꯊꯦꯡꯅꯕꯅꯤ ꯃꯥꯅ ꯀꯃꯦꯟꯇ ꯍꯥꯏꯔꯛꯄꯗꯒꯤ ꯈꯪꯍꯧꯕꯅꯤ ꯗꯨꯕꯥꯏꯗ ꯂꯥꯏꯔꯤꯛ ꯇꯝꯃꯒ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯏꯅꯥꯎ ꯑꯃꯅꯤ ꯃꯥꯁꯦ ꯕꯣꯏꯅꯥꯎ ꯋꯥꯍꯦꯡꯕꯝ ꯆꯪꯉꯦ ꯑꯁ ꯀꯨꯏꯔꯕꯩ ꯇꯨꯡꯗ ꯉꯔꯥꯡꯁꯨ ꯎꯗ꯭ꯔꯦ ꯂꯥꯏꯐꯇ ꯌꯥꯎꯕ ꯉꯁꯤ ꯑꯃꯨꯛ ꯆꯪꯉꯦ ꯂꯣꯏꯔꯝꯗꯥꯏꯁꯤꯗ ꯆꯪꯉꯦ ꯃꯤꯅꯤꯠ 5ꯃꯨꯛ ꯂꯩꯔ ꯂꯣꯏꯁꯤꯜꯂꯒꯦꯅ ꯈꯜꯂꯤꯉꯩ ꯀꯥꯟꯁꯤꯗ ꯏꯅꯥꯎ ꯍꯟꯗꯛꯁꯤꯕꯨ ꯖꯤꯑꯣꯁꯦ ꯅꯦꯠ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ 5Gꯁꯨ ꯐꯨꯜ ꯐꯪꯉꯤ BSNLꯒ ꯍꯦꯟꯅ ꯅꯦꯠ ꯅꯨꯡꯉꯥꯏꯕꯗꯧꯅ ꯇꯧꯏ ꯍꯥꯏ ꯃꯥꯅꯤ ꯏꯌꯥꯝꯕ ꯑꯩꯅ ꯃꯃꯥꯡꯗ ꯍꯥꯏꯖꯈꯤꯕꯗꯣ ꯖꯤꯑꯣꯒꯤ ꯅꯦꯠꯁꯦ ꯍꯟꯗꯛ ꯈꯔ ꯑꯅꯤꯁꯦ ꯈꯔ ꯅꯠꯇꯦ ꯐꯔ ꯀꯨꯏꯔꯦ ꯑꯩꯒꯤꯗꯁꯨ ꯂꯥꯏꯚ ꯊꯥ ꯃꯇꯝꯗ ꯅꯦꯠꯋꯥꯔꯛ ꯌꯥꯗꯗꯅ ꯄꯠ ꯇꯠꯇꯅ ꯂꯥꯏꯚꯀ ꯃꯇꯠ ꯇꯧꯗꯅ ꯇꯧꯈꯤꯕꯗꯣ ꯈꯔꯗꯤ ꯐꯔꯦ ꯅꯨꯡꯉꯥꯏꯔꯦ ꯍꯧꯖꯤꯛꯇꯤ ꯀꯌꯥ ꯊꯣꯏꯅ ꯇꯧꯗ꯭ꯔꯦ ꯁ꯭ꯋꯥꯏꯗꯗꯤ ꯑꯗꯨ ꯖꯤꯑꯣꯒꯤ ꯅꯦꯠꯋꯥꯔꯛ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕꯁꯤꯗꯤ ꯑꯩ ꯈꯛꯇ ꯅꯠꯇꯦ ꯃꯤ ꯂꯣꯏꯅꯃꯛ ꯂꯣꯏ ꯍꯥꯏꯅꯔꯝꯃꯤ ꯖꯤꯑꯣ ꯄꯥꯏꯕꯁꯤꯡꯅ ꯂꯣꯏ ꯍꯥꯏꯅꯔꯕꯅꯤ ꯑꯗꯨꯅ ꯖꯤꯑꯣꯁꯦ ꯄꯩꯁꯥ ꯍꯣꯡꯕꯩ ꯋꯥꯅꯤ ꯅꯦꯠꯋꯥꯔꯛ ꯅꯨꯡꯉꯥꯏꯇꯦꯅꯀꯣ ꯑꯗꯨꯅ BSNLꯕꯨ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯇꯧꯏ ꯍꯥꯏꯁꯦ ꯍꯣꯏ ꯍꯦꯟꯅꯕꯨ ꯅꯨꯡꯉꯥꯏꯔꯝꯕ ꯌꯥꯏ ꯍꯥꯏꯇꯥꯔꯦ ꯏꯅꯥꯎ ꯏꯕꯨꯡꯉꯣ ꯄꯨꯡꯁꯦ ꯌꯥꯔꯛꯇ꯭ꯔꯦ ꯇꯨꯝꯃꯒꯦ ꯒꯨꯗ ꯅꯥꯏꯠ ꯍꯥꯏ ꯏꯌꯥꯝꯕꯗꯤ ꯇꯨꯝꯃꯕ
ꯇꯧꯔꯕꯅꯤꯁꯦ ꯒꯨꯗ ꯅꯥꯏꯠ ꯍꯥꯏꯔꯒ ꯇꯨꯝꯒꯤ ꯐꯃꯨꯡꯗ ꯆꯣꯡꯈꯠꯈꯤꯗꯣꯏꯅꯤ ꯑꯩꯗꯤ ꯁꯣꯝꯗ ꯆꯥꯛ ꯑꯃꯨꯛ ꯆꯥꯈꯤꯗꯣꯏꯅꯤ ꯇꯧꯔꯤꯁꯦ ꯑꯃꯨꯛ ꯑꯌꯥꯝꯕ ꯒꯨꯗ ꯅꯥꯏꯠ ꯑꯣꯏꯔꯁꯦ ꯊꯦꯡꯖꯜꯂꯦ ꯃꯇꯝꯁꯦ ꯑꯩꯁꯨ ꯂꯥꯏꯐꯁꯦ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯒꯦ ꯃꯤꯅꯤꯠ 4ꯒꯤ ꯃꯅꯨꯡꯗ 26 ꯆꯠꯂꯦ 30ꯗ ꯂꯣꯏꯁꯤꯜꯂꯒꯦ ꯄꯨꯡ 1 ꯃꯈꯥꯏ ꯆꯞ ꯆꯥꯅ ꯂꯥꯏꯐ ꯊꯥꯔꯝꯃꯒꯦ ꯑꯗꯨꯒ ꯂꯣꯏꯁꯤꯜꯂꯒꯦ ꯃꯌꯥꯝ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕ ꯌꯥꯕ ꯂꯩꯔꯒꯗꯤ ꯃꯤꯅꯤꯠ 1-2ꯁꯤꯗ ꯁꯥꯖꯟꯕꯤꯔꯛꯑꯣ ꯑꯗꯨꯒ ꯑꯩꯁꯨ ꯆꯥꯛ ꯆꯥꯗ꯭ꯔꯤꯕꯅꯤꯅ ꯆꯥꯛꯁꯨ ꯂꯥꯝꯁꯤꯜꯂꯛꯑꯦ ꯑꯗꯨꯒ ꯂꯥꯏꯐꯁꯤꯁꯨ ꯂꯣꯏꯁꯤꯜꯂꯒꯦꯅ ꯃꯇꯝꯁꯨ ꯈꯜꯂꯛꯄ ꯃꯇꯝꯁꯨ ꯌꯧꯔꯕꯅꯤꯅ ꯃꯔꯝ ꯌꯥꯗꯦ ꯅꯨꯡꯉꯥꯏꯕꯨ ꯏꯇꯥꯎ ꯑꯁ꯭ꯋꯥꯏꯗꯗꯤ ꯖꯤꯑꯣ ꯅꯨꯡꯉꯥꯏꯔꯤ BSNLꯁꯨ ꯍꯥꯞꯄꯦ ꯑꯦꯌꯥꯔꯇꯦꯜꯗ ꯑꯣ ꯑꯁ BSNL ꯍꯥꯞꯄꯤꯗꯣ ꯌꯥꯝ ꯐꯔꯦ ꯑꯩꯅ BSNLꯒꯤ ꯄꯥꯝ ꯂꯩꯔꯝꯃꯕꯅꯤ ꯁꯤꯝꯁꯦ ꯑꯗꯨꯗ ꯌꯨꯝꯗ ꯂꯥꯛꯑꯒ ꯑꯩ BSNL ꯑꯣꯏꯅ ꯑꯣꯜꯂꯅꯤ ꯖꯤꯑꯣꯁꯤꯗꯤ ꯅꯨꯡꯕꯨꯗꯤ ꯅꯨꯡꯉꯥꯏꯕꯅꯦꯕꯀꯣ ꯑꯩꯈꯣꯏ ꯂꯩꯀꯥꯏꯗꯗꯤ ꯖꯤꯑꯣꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯁꯦꯡꯕꯩꯁꯨ ꯅꯨꯡꯉꯥꯏ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯍꯦꯛ ꯃꯃꯥꯡꯗ ꯇꯥꯋꯔꯁꯨ ꯂꯩꯔꯦ ꯑꯗꯨ ꯇꯥꯋꯔ ꯂꯩꯕꯩꯇ ꯅꯠꯇꯅ ꯅꯦꯠꯋꯥꯔꯛꯁꯦ ꯁꯤꯗ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕ ꯀꯣꯜ ꯇꯧꯕꯗ ꯀꯣꯜ ꯗ꯭ꯔꯣꯞꯀ ꯇꯧꯔꯤꯕ ꯈꯣꯠꯂꯤꯕꯁꯦ ꯑꯩ ꯌꯨꯝꯗ ꯂꯩꯔꯤꯉꯩꯗ ꯅꯣꯡꯐꯥꯎ ꯊꯦꯡꯅꯗꯦꯕ ꯑꯗꯣ ꯍꯧꯖꯤꯛ ꯁꯤꯗꯩꯁꯤꯗ ꯅꯨꯡꯉꯥꯏꯇꯕꯁꯦ ꯁꯤꯜꯂꯁꯤꯔ ꯑꯣꯜꯂꯁꯤꯔꯥ ꯍꯥꯏꯅ ꯑꯃꯨꯛ ꯈꯜꯂꯦ ꯑꯗꯨꯒ ꯑꯃꯨꯛ ꯑꯇꯣꯞꯄ ꯏꯌꯥꯔꯇꯦꯜꯒꯨꯝꯕꯁꯤꯅ ꯑꯃꯨꯛ ꯔꯤꯆꯥꯔꯖ ꯄ꯭ꯂꯥꯟꯁꯦ ꯌꯥꯝ ꯆꯥꯎꯕ ꯋꯥꯡꯕꯁꯤꯗ ꯑꯗꯣ BSNL ꯍꯦꯛ ꯅꯨꯡꯉꯥꯏꯔꯕ ꯑꯩꯈꯣꯏ ꯂꯩꯀꯥꯏꯗ ꯏꯌꯥꯔꯇꯦꯜ ꯀꯩꯅꯣꯗꯨꯗ BSNL ꯍꯥꯞꯄꯦ ꯍꯥꯏꯔꯗꯅ ꯑꯩꯗꯤ BSNL ꯑꯣꯜꯂꯅꯤ ꯑꯩꯒꯤ ꯁꯤꯝꯁꯦ ꯅꯝꯕꯔꯁꯦ ꯑꯩ BSNL ꯑꯣꯜꯂꯅꯤ ꯔꯤꯆꯥꯔꯖ ꯄ꯭ꯂꯥꯟꯁꯨ ꯍꯣꯡꯉꯦ ꯃꯣꯏꯅ ꯑꯩꯗꯤ ꯑꯗꯨꯝ ꯑꯣꯜꯂꯒꯦꯅ ꯑꯩ ꯈꯜꯂ ꯂꯩꯔꯝꯕ ꯅꯍꯥꯟꯗꯒꯤ ꯑꯣꯀꯦ ꯑꯣꯖꯥ ꯒꯨꯗ ꯅꯥꯏꯠ ꯒꯨꯗ ꯁ꯭ꯂꯤꯞ ꯕꯥꯏ ꯍꯩ ꯀꯣꯔꯦꯟ ꯍꯣꯏ ꯒꯨꯗ ꯅꯥꯏꯠ ꯑꯃꯨꯛ ꯍꯌꯦꯡ ꯑꯃꯨꯛ ꯊꯦꯡꯅꯔꯁꯦ ꯂꯣꯏꯍꯟ ꯊꯧꯖꯝꯁꯨ ꯒꯨꯗ ꯅꯥꯏꯠ ꯍꯥꯏꯔꯦ ꯇꯣꯝꯕ I will keep your comment on your video please return it ꯍꯥꯏ ꯇꯣꯝꯕ ꯑꯩꯅ ꯍꯥꯏꯒꯗꯕꯗꯤ ꯁꯤ ꯇꯣꯝꯕꯗꯀꯣ ꯇꯣꯝꯕꯁꯨ ꯂꯥꯏꯔꯤꯛ ꯇꯝꯃꯒ ꯂꯩꯔꯤ ꯒ꯭ꯔꯦꯖꯨꯑꯦꯁꯟ ꯇꯝꯃꯤ ꯍꯥꯏꯕꯅꯤꯅ ꯑꯩꯒꯤ ꯂꯥꯏꯐꯇ ꯆꯪꯉꯛꯄꯁꯤꯒꯤꯗꯤ ꯑꯩꯅ ꯊꯥꯒꯠꯅꯤꯡꯉꯥꯏ ꯑꯣꯏ ꯑꯗ ꯑꯩꯉꯣꯟꯗ ꯀꯃꯦꯟ ꯇꯧꯕꯤꯔꯛꯄ ꯈꯣꯠꯂꯛꯄꯁꯦ ꯁꯤ ꯀꯩ ꯍꯥꯏꯅꯤ ꯑꯩꯒꯤ ꯁꯞꯄꯣꯔꯠ ꯇꯧꯕ ꯆꯦꯅꯦꯜ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕꯅꯦꯅ ꯑꯩꯅ ꯅꯨꯡꯁꯤꯕ ꯅꯨꯡꯉꯥꯏꯕꯗꯤ ꯐꯣꯡꯗꯣꯛꯆꯩ ꯑꯗꯨꯕꯨ ꯑꯩꯒꯤ ꯆꯦꯅꯦꯜꯗ ꯂꯥꯏꯛ ꯊꯥꯕ ꯃꯇꯝꯗ ꯀꯃꯦꯟ ꯇꯧꯔꯛꯇꯦ ꯅꯠꯇ꯭ꯔꯒ ꯇꯧꯔꯛꯑꯦ ꯍꯥꯏꯅ ꯑꯩ ꯀꯩꯁꯨ ꯊꯣꯏꯅ ꯋꯥꯔꯧꯕ ꯂꯩꯇꯦ ꯉꯥꯛꯇꯪ ꯑꯣꯏꯔꯁꯨ ꯆꯪꯉ ꯌꯦꯡꯕꯤꯔꯤꯁꯦ ꯌꯥꯝ ꯐꯩ ꯏꯁꯥꯒꯤ ꯃꯇꯝ ꯑꯍꯥꯡꯕ ꯃꯇꯝꯗ ꯀꯥꯏꯊꯣꯛꯑ ꯆꯪꯕꯤꯔꯛꯏꯁꯦ ꯑꯗꯨ ꯇꯣꯝꯕꯁꯦ ꯍꯣꯠꯅꯕ ꯐꯖꯅ ꯍꯣꯠꯅꯕꯤꯌꯨ ꯑꯐꯕ ꯃꯥꯏ ꯄꯥꯛꯄ ꯃꯤ ꯑꯃ ꯑꯣꯏꯕꯤꯌꯨ ꯂꯥꯏꯐꯇ ꯀꯃꯦꯟ ꯇꯧꯕꯤꯔꯛꯏꯁꯦ ꯁꯤꯒꯤꯗꯃꯛꯇ ꯊꯥꯒꯠꯆꯔꯤ ꯑꯗꯨꯒ ꯄ꯭ꯂꯤꯁ ꯔꯤꯇꯔꯟ ꯏꯠ ꯍꯥꯏꯁꯤꯗꯤ ꯀꯩꯒꯤꯗꯃꯛꯇꯅꯣ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯍꯟꯗꯣꯔꯛꯑꯣ ꯍꯥꯏꯔ ꯁꯤꯕꯨ ꯃꯅꯤꯄꯨꯔꯗ ꯀꯌꯥꯝ ꯂꯩꯔꯒ ꯐꯖꯅ 4G ꯐꯪꯗꯣꯏꯖꯥꯠꯅꯣ ꯍꯥꯏ ꯃꯁꯤ ꯆꯞ ꯆꯥꯕ ꯀꯌꯥꯝ ꯀꯨꯏ ꯂꯩꯔꯒ ꯐꯪꯗꯣꯏꯅꯣ ꯍꯥꯏꯕꯁꯤꯗꯤ ꯑꯩ ꯍꯥꯏꯕ ꯉꯝꯗꯦ ꯍꯥꯏꯕ ꯈꯪꯗꯦ ꯍꯥꯏꯇꯥꯔꯦ ꯃꯔꯝꯗꯤ ꯀꯩꯅꯣꯅꯤꯅ ꯃꯣꯏꯗ ꯍꯧꯖꯤꯛ ꯄꯤꯔꯤꯕ ꯀꯣꯟꯇ꯭ꯔꯦꯛ ꯄꯤꯔꯤꯁꯦ TCS ꯍꯥꯏꯅ ꯇꯥꯇꯥ ꯀꯟꯁꯜꯇꯦꯟꯁꯤ ꯁꯥꯔꯚꯤꯁ ꯍꯥꯏꯅ TCS ꯀꯝꯄꯅꯤꯁꯤꯗ ꯃꯣꯏꯗ ꯍꯟꯗꯛꯀꯤ ꯆꯍꯤꯁꯤ ꯂꯣꯏꯁꯤꯜꯂꯛꯄ ꯃꯇꯝꯗ BSNLꯒꯤ ꯇꯥꯋꯔ ꯂꯩꯇꯕ ꯖꯒꯥꯁꯤꯡꯁꯤꯗ ꯑꯅꯧꯕ ꯇꯥꯋꯔ ꯌꯨꯡꯕ ꯅꯠꯇ꯭ꯔꯒꯅ ꯍꯥꯟꯅꯗꯒꯤ ꯇꯥꯋꯔ ꯂꯩꯕ ꯃꯐꯝꯁꯤꯡꯗ ꯀꯩ ꯍꯥꯏꯅꯤ ꯃꯣꯏ ꯑꯞꯒ꯭ꯔꯦꯗ ꯇꯧꯅꯕꯒꯤꯁꯦ 90,000 ꯇꯥꯋꯔꯁꯤꯡ ꯏꯟꯁꯇꯣꯜ ꯇꯧꯅꯕꯒꯤ ꯄ꯭ꯔꯣꯖꯦꯛꯠꯁꯦ ꯃꯣꯏꯅ ꯄꯤꯈ꯭ꯔꯦꯕ ꯇꯥꯇꯥ ꯀꯟꯁꯜꯇꯦꯟꯁꯤ ꯁꯥꯔꯚꯤꯁꯁꯤꯗꯩꯁꯤꯗ ꯑꯗꯨꯗ ꯍꯟꯗꯛꯀꯤ ꯆꯠꯈꯤꯕ ꯖꯨꯂꯥꯏ ꯊꯥ ꯁ꯭ꯋꯥꯏ ꯐꯥꯎꯕꯁꯤꯗ ꯔꯤꯄꯣꯔꯠ ꯐꯪꯕꯗ 19,000 ꯁꯤꯒꯤ 18,000 ꯈꯔ 19,000 ꯐꯥꯎꯒꯤ ꯁ꯭ꯋꯥꯏꯐꯥꯎꯒꯤ ꯃꯅꯨꯡꯗ ꯃꯣꯏ ꯇꯥꯋꯔ ꯏꯟꯁꯇꯣꯜ ꯇꯧꯕ ꯂꯣꯏꯈ꯭ꯔꯦ ꯑꯗꯨꯒ 90,000 ꯍꯟꯗꯛꯀꯤ ꯆꯍꯤꯒꯤ ꯂꯣꯏꯕ ꯐꯥꯎꯗ ꯃꯣꯏ ꯏꯟꯁꯇꯣꯜ ꯇꯧꯅꯦꯅ ꯄ꯭ꯂꯥꯟ ꯇꯧꯔꯦꯕ ꯑꯗꯨꯗ 4Gꯁꯦ ꯐꯖꯅ ꯃꯐꯝ ꯈꯨꯗꯤꯡꯃꯛ ꯔꯤꯃꯣꯠ ꯑꯦꯔꯤꯌꯥ ꯐꯥꯎꯗ ꯔꯣꯜ ꯑꯥꯎꯠ ꯇꯧꯕ ꯂꯣꯏꯔꯀꯥꯟꯗ 5Gꯒꯤ ꯁꯥꯔꯚꯤꯁ ꯑꯃꯨꯛ ꯍꯧꯅꯕ ꯍꯥꯏꯅ ꯇꯧꯔꯤ 5Gꯁꯦ ꯃꯣꯏꯒꯤ ꯃꯃꯤꯡ ꯀꯩ ꯊꯣꯟꯁꯤꯒꯦꯅ ꯃꯌꯥꯝꯗ ꯍꯪꯉꯦ ꯃꯣꯏꯅ ꯇ꯭ꯋꯤꯇꯔꯗ ꯀꯩꯗ ꯄꯣꯜ ꯂꯧꯗꯅ ꯑꯗꯨ ꯃꯃꯤꯡ ꯊꯣꯟꯈ꯭ꯔꯦ ꯀ꯭ꯋꯥꯟꯇꯝ 5G ꯍꯥꯏꯅ Q5G ꯍꯥꯏꯅ ꯊꯣꯜꯂꯦ ꯑꯗꯨꯒ ꯍꯥꯏꯗ꯭ꯔꯕꯥꯠꯇ ꯂꯣꯟꯆ ꯇꯧꯈ꯭ꯔꯦ ꯍꯥꯏꯗ꯭ꯔꯕꯥꯠꯇ ꯀ꯭ꯋꯥꯟꯇꯝ 5Gꯁꯤꯅ ꯃꯣꯏꯒꯤ ꯖꯤꯑꯣꯒꯤ ꯑꯦꯌꯥꯔꯇꯦꯜꯒꯤ ꯏꯌꯔ ꯐꯥꯏꯕꯔ ꯂꯩꯕ ꯑꯗꯨꯃꯥꯏꯅ ꯃꯣꯏꯁꯨ ꯏꯌꯔ ꯐꯥꯏꯕꯔꯒꯤ ꯇꯥꯏꯞꯇ 5Gꯒꯤ ꯅꯦꯠꯋꯥꯔꯛꯇꯒꯤ 5Gꯒꯤ ꯁꯥꯔꯚꯤꯁꯁꯦ ꯍꯧꯈ꯭ꯔꯦ ꯑꯗꯨꯒ ꯄ꯭ꯂꯥꯟꯁꯦ ꯑꯩꯈꯣꯏꯒꯤ 999ꯗꯒꯤ ꯍꯧꯔꯀꯥꯟꯗ 999ꯁꯤꯅ 30 Mbps ꯂ ꯀꯩꯅꯣꯝ ꯑꯣꯏꯕꯅꯦ ꯃꯣꯏꯒꯤꯗꯣ ꯀꯥꯎꯔꯦ ꯆꯞ ꯆꯥꯕ ꯑꯩ ꯁꯤꯗꯩꯁꯤꯗ ꯍꯥꯏꯐꯦꯠ ꯅꯣꯠ ꯇꯧꯈꯤꯕꯅꯤ 100 Mbps ꯀꯣ 100 Mbps ꯂꯨꯄꯥ 1,000 ꯂꯩꯔꯦ 999 ꯑꯗꯨꯒ 300 Mbps ꯑꯣꯏꯔꯒꯗꯤ ꯂꯨꯄꯥ 1,150 1499 ꯁꯤꯗ ꯄ꯭ꯂꯥꯟꯁꯦ ꯍꯧꯈ꯭ꯔꯦ ꯕꯦꯡꯒꯂꯨꯔꯨ ꯑꯗꯩꯗꯤ ꯕꯤꯁꯥꯈꯥꯄꯠꯅꯝ ꯑꯗꯩ ꯄꯨꯅꯦ ꯃꯨꯝꯕꯥꯏ ꯑꯗꯩꯗꯤ ꯒ꯭ꯋꯥꯂꯤꯌꯔ ꯁꯨꯝꯕ ꯁꯤꯇꯤꯁꯤꯡꯗꯁꯨ ꯃꯣꯏ ꯌꯥꯝ ꯊꯨꯅ ꯔꯣꯜ ꯑꯥꯎꯠ ꯇꯧꯔꯅꯤꯅ ꯍꯥꯏꯔꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯇꯞꯅ ꯇꯞꯅ ꯇꯧꯔꯛꯄ ꯃꯇꯝꯗ ꯃꯅꯤꯄꯨꯔ ꯌꯧꯔꯛꯄꯗ ꯃꯇꯝꯗꯤ ꯈꯔ ꯀꯨꯏꯅ ꯆꯪꯈꯤꯅꯤ ꯑꯗꯨꯅ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯔꯀꯥꯟꯗ ꯀꯔꯝ ꯀꯥꯟꯗ ꯀꯌꯥꯝ ꯅꯨꯡꯉꯥꯏꯗꯣꯏꯅꯣ ꯍꯥꯏꯕꯗꯨꯃꯗꯤ ꯆꯞ ꯆꯥꯕ ꯑꯩ ꯍꯥꯏꯕ ꯉꯝꯃꯔꯣꯏ ꯒ꯭ꯌꯥꯟ ꯉꯥꯎꯕ ꯃꯥꯜꯂꯦ ꯅꯪ ꯀꯃꯦꯟ ꯄꯥꯕꯗ ꯍꯥꯏꯌꯦ ꯍꯣꯏ ꯊꯣꯏꯕ ꯀꯩꯅꯣꯅꯦ ꯀꯃꯦꯟꯁꯦꯀꯣ ꯏꯔꯛꯄꯁꯤꯗ ꯈꯨꯏꯁꯤꯗ ꯄꯥꯊꯣꯛꯄꯗ ꯒ꯭ꯌꯥꯟ ꯇꯥꯗꯕꯁꯨ ꯌꯥꯎꯋꯦ ꯑꯗꯨꯒ ꯍꯥꯏꯅꯤꯡꯉꯤꯁꯤ ꯀꯩꯅꯣ ꯍꯥꯏꯅ ꯂꯧꯁꯟꯕ ꯉꯝꯗꯕꯁꯨ ꯑꯗꯨꯝ ꯃꯔꯛ ꯃꯔꯛꯇꯗꯤ ꯌꯥꯎꯋꯦ
BSNLꯗꯤ ꯅꯦꯠ 2-3 ꯈꯛ ꯐꯪꯂꯁꯨ ꯁꯤꯖꯤꯟꯅꯕ ꯌꯥꯏ, ꯖꯤꯑꯣꯒꯤꯗꯤ ꯐꯨꯜ ꯐꯪꯂꯁꯨ ꯅꯦꯠ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏ꯫ ꯍꯣꯏ, ꯉꯁꯥꯏꯒꯤ ꯇꯥꯋꯔꯒꯤ ꯁ꯭ꯇꯔꯦꯡꯊꯇꯣ ꯐꯨꯜꯂꯤ ꯀꯥꯕ ꯀꯥꯗꯕꯩ ꯋꯥꯇ ꯅꯠꯇꯅ ꯃꯣꯏꯒꯤ ꯀꯩ ꯍꯥꯏꯅꯤ, ꯃꯣꯏꯁꯨ ꯁꯝꯅ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯋꯥꯏꯐꯥꯏꯒꯤ ꯔꯥꯎꯇꯔꯒꯨꯝꯕꯅꯦ ꯍꯥꯏꯇꯥꯔꯦ꯫ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯔꯥꯎꯇꯔ ꯊꯝꯃꯀꯥꯟꯗ ꯑꯩꯈꯣꯏ ꯐꯣꯟꯗ ꯋꯥꯏꯐꯥꯏ ꯊꯥꯗꯣꯛꯄ ꯑꯗꯨꯃꯥꯏꯅ ꯇꯥꯋꯔꯁꯤꯡꯁꯤꯗ ꯑꯗꯨꯒꯨꯝꯕ ꯑꯆꯧꯕ ꯗꯤꯚꯥꯏꯁ ꯑꯃ ꯏꯟꯁꯇꯣꯜ ꯇꯧꯔꯒ ꯑꯗꯨꯒꯤ ꯗꯤꯚꯥꯏꯁꯇꯨꯅ ꯊꯥꯗꯣꯛꯏꯅꯦꯕ꯫ ꯑꯗꯨ ꯃꯣꯏꯒꯤ ꯃꯦꯒꯥ ꯍꯔꯁ ꯍꯥꯏꯇꯥꯔꯦꯅꯦꯀꯣ, ꯋꯥꯏ ꯐꯥꯏꯒꯤꯗ ꯑꯩꯈꯣꯏꯅ ꯂꯩꯕꯗꯣ 2.4 ꯒꯤꯒꯥ ꯍꯔꯠꯁ ꯀꯥꯏꯅ, ꯑꯗꯩꯗꯤ ꯑꯩꯈꯣꯏꯒꯤ 5 ꯒꯤꯒꯥ ꯍꯔꯠꯁ ꯀꯥꯏꯅ ꯂꯩꯗꯅ, ꯑꯗꯨꯃꯥꯏꯅ ꯃꯣꯏꯒꯤ ꯃꯦꯆꯤꯟꯗꯨꯒꯤ ꯀꯔꯝꯕ ꯁ꯭ꯄꯤꯠꯇ ꯀꯔꯝꯕ ꯐ꯭ꯔꯤꯀ꯭ꯋꯦꯟꯁꯤꯗ ꯊꯥꯗꯣꯛꯏꯅꯣ, ꯑꯗꯨꯒ ꯃꯣꯏꯒꯤ ꯔꯦꯟꯖꯁꯦ ꯀꯣꯚꯔꯦꯖꯁꯦ ꯀꯌꯥꯝ ꯁꯥꯡꯅ ꯂꯩꯅꯣ ꯍꯥꯏꯇꯥꯔꯗꯤ ꯑꯗꯨꯃꯥꯏꯅ ꯑꯗꯨꯒꯤ ꯃꯈꯥ ꯌꯥꯝ ꯄꯣꯟꯕꯅꯦ꯫ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯅꯛꯅ ꯂꯩꯔꯒꯁꯨ ꯅꯨꯡꯉꯥꯏꯅꯤ ꯍꯥꯏꯕ ꯂꯩꯇꯦ, ꯂꯥꯞꯅ ꯂꯩꯔꯒꯁꯨ ꯅꯨꯡꯉꯥꯏꯔꯣꯏ ꯍꯥꯏꯕ ꯂꯩꯇꯦ꯫ ꯑꯗꯨꯒꯤ ꯃꯣꯏꯒꯤ BSNLꯅꯗꯤ ꯍꯦꯟꯅꯗꯤ ꯅꯨꯡꯉꯥꯏꯅꯤ ꯑꯩ ꯋꯥꯈꯜꯗ꯫ ꯀꯩꯒꯤꯅꯣ ꯍꯥꯏ ꯇꯥꯔꯗꯤ BSNLꯗꯤ ꯍꯥꯏꯕꯗꯤ ꯒꯣꯔꯃꯦꯟꯒꯤ ꯑꯣꯏꯕ ꯄꯥꯕ꯭ꯂꯤꯛ ꯁꯦꯛꯇꯔ ꯀꯝꯄꯅꯤ ꯑꯃꯅꯤꯅ, ꯑꯗꯨꯒꯤ ꯄꯥꯕ꯭ꯂꯤꯛ ꯁꯦꯛꯇꯔꯒꯤ ꯑꯗꯨꯒꯨꯝꯕ ꯀꯩꯅꯣꯁꯤꯡꯗꯨꯒꯤ ꯁꯦꯇꯤꯂꯥꯏꯠꯀꯤ ꯅꯦꯠꯋꯔꯛ ꯁꯤꯌꯔꯗꯣ, ꯑꯗꯨꯒꯤ ꯁ꯭ꯄꯦꯛꯇ꯭ꯔꯝꯁꯤꯡꯗꯣ ꯄ꯭ꯔꯥꯏꯚꯦꯠ ꯀꯝꯄꯅꯤꯁꯤꯡꯅ ꯂꯩꯔꯒ, ꯁꯤꯌꯔ ꯈꯔ ꯂꯩꯔꯒ ꯑꯗꯨꯗ ꯃꯌꯥꯝ ꯄ꯭ꯔꯥꯏꯚꯦꯠ ꯀꯝꯄꯅꯤꯁꯤꯡꯅ ꯆꯂꯥꯏꯔꯤꯅꯦ꯫ ꯑꯁꯦꯡꯕꯗꯤ ꯃꯄꯨꯗꯤ BSNLꯒꯤ ꯀꯩꯅꯣꯅꯤꯅ, ꯁꯦꯇꯤꯂꯥꯏꯠꯇꯨꯐꯥꯎ ꯃꯣꯏꯒꯤꯅꯤ ꯍꯥꯏꯇꯥꯔꯦ, ꯒꯣꯔꯃꯦꯟꯒꯤꯅꯤꯅ, ꯑꯗꯨꯃꯥꯏꯅ ꯃꯣꯏꯅꯗꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯅꯤ ꯍꯥꯏꯇꯥꯔꯦ꯫ ꯑꯁꯨꯝ ꯍꯥꯏꯕꯅꯤ, ꯆꯦꯅꯦꯜꯒ ꯄꯤꯕ ꯇꯥꯏꯝ ꯐꯪꯗꯦ ꯍꯥꯏ, ꯄꯥꯏꯕ ꯇꯥꯏꯝ ꯐꯪꯗꯦ ꯍꯥꯏ꯫ ꯍꯣꯏ, ꯑꯇꯣꯝꯕ ꯃꯇꯝ ꯁꯪꯗꯕꯒꯤ ꯑꯣꯏꯔꯝꯕꯕꯨꯗꯤ ꯌꯥꯏ, ꯀꯩꯁꯨ ꯊꯣꯏꯅ ꯑꯗꯨꯗ ꯈꯟꯅꯤꯡꯉꯥꯏ ꯂꯩꯇꯦ꯫ ꯑꯗꯨꯝ ꯆꯪꯉꯛꯏꯁꯦ ꯌꯥꯝ ꯐꯔꯦ꯫ ꯒꯨꯗ ꯅꯥꯏꯠ ꯏꯇꯥꯎ꯫ ꯏꯇꯥꯎ ꯒꯨꯗ ꯅꯥꯏꯠ ꯑꯣꯏꯔꯁꯦ, ꯑꯩꯁꯨ ꯂꯥꯏꯚꯁꯦ ꯂꯣꯏꯁꯤꯜꯂꯗꯕꯅꯦ꯫ ꯑꯗꯨꯝ ꯀꯃꯦꯟ ꯈꯔ ꯂꯥꯛꯄꯗꯣ ꯄꯥꯔꯝꯕꯅꯤ꯫ ꯑꯩ ꯄꯨꯡ 1.5 ꯐꯥꯔꯦ ꯑꯩꯅ ꯂꯥꯏꯚ ꯊꯥꯔꯤꯁꯦ꯫ ꯑꯩꯁꯨ ꯆꯥꯛ ꯆꯥꯗ꯭ꯔꯤ, ꯁꯤ ꯂꯣꯏꯔ ꯆꯥꯛ ꯆꯥꯔꯒ ꯇꯨꯝꯃꯗꯕꯅꯤ꯫ ꯑꯗꯨꯅ ꯃꯌꯥꯝꯁꯨ ꯀꯃꯦꯟ ꯇꯧꯔꯛꯏꯁꯤꯡꯁꯤꯁꯨ ꯊꯥꯒꯠꯆꯔꯤ꯫ ꯑꯩ ꯃꯇꯝꯁꯤꯁꯨ ꯂꯣꯏꯁꯤꯜꯂꯛꯑꯦ, ꯑꯩꯁꯨ ꯂꯥꯏꯚꯁꯦ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯒꯦ꯫ ꯃꯌꯥꯝꯅ ꯍꯪꯅꯤꯡꯕ ꯍꯥꯏꯅꯤꯡꯕ ꯂꯩꯔꯒꯗꯤ ꯂꯥꯏꯚꯁꯦ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯑꯣ, ꯃꯤꯅꯤꯠ 1-2ꯇꯪꯗꯤ ꯑꯗꯨꯝ ꯃꯌꯥꯝ ꯀꯃꯦꯟ ꯂꯥꯛꯄ ꯍꯥꯏꯅ ꯌꯦꯡꯉꯒ, ꯑꯗꯨꯒ ꯑꯩ ꯂꯣꯏꯁꯤꯟꯖꯔꯒꯦ꯫ ꯃꯌꯥꯝꯗ ꯒꯨꯗ ꯅꯥꯏꯠ ꯍꯥꯏꯕ ꯑꯩꯁꯨ ꯍꯧꯕꯅꯤ, ꯃꯊꯪ ꯃꯊꯪ ꯒꯨꯗ ꯅꯥꯏꯠ ꯍꯥꯏꯅ ꯍꯥꯏꯔꯒ ꯂꯣꯏꯁꯤꯟꯖꯔꯒꯦ꯫ ꯁꯣꯍꯦꯜ, ꯑꯩꯗꯤ ꯍꯧꯖꯤꯛꯇ ꯆꯪꯉꯛꯑꯦ ꯍꯥꯏꯌꯦ꯫ ꯁꯣꯍꯦꯜ, ꯅꯪ ꯑꯁ ꯆꯪꯉꯛꯏꯁꯦ ꯌꯥꯝ ꯊꯦꯡꯉꯦ, ꯑꯩ ꯂꯥꯏꯚ ꯂꯣꯏꯁꯤꯜꯂꯒꯦꯅ꯫ ꯑꯩꯗꯤ ꯇꯁꯦꯡꯅ ꯂꯣꯏꯁꯤꯜꯂꯒꯦ, ꯌꯥꯝ ꯋꯥꯔꯦ, ꯃꯤꯅꯤꯠ ꯄꯨꯡ 1.5 ꯐꯥꯔꯦ꯫ ꯑꯗꯨꯒ ꯅꯪꯒꯤ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡ ꯊꯥꯗꯣꯏ ꯍꯣꯏ ꯀꯩ ꯍꯣꯏ ꯏꯌꯥꯝꯕ ꯍꯣꯏꯁꯤꯡꯅ ꯃꯌꯥꯝꯅ ꯀꯧꯔꯝꯕꯅꯤ, ꯅꯪ ꯊꯦꯡꯅꯗꯦꯅ꯫ ꯊꯣꯏꯕꯤ ꯌꯥꯎꯕꯤꯖꯝ, ꯌꯥꯝ ꯂꯣꯏꯁꯤꯟꯅꯤꯡꯉꯝꯃꯣꯏ꯫ ꯂꯣꯏꯁꯤꯟꯅꯤꯡꯕꯁꯦ, ꯃꯌꯥꯝꯒꯗꯤ ꯋꯥꯔꯤ ꯁꯥꯟꯅꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯕꯀꯣ, ꯑꯗꯨꯕꯨ ꯀꯩꯅꯣꯅꯤ, ꯆꯥꯛ ꯂꯥꯝꯁꯜꯂꯕ, ꯆꯥꯛ ꯆꯥꯗ꯭ꯔꯤꯕ, ꯑꯗꯨꯗꯨꯅ ꯆꯥꯛ ꯆꯥꯗ꯭ꯔꯤꯕꯅꯤꯅ ꯂꯥꯏꯚꯁꯦ ꯂꯣꯏꯁꯤꯜꯂꯒꯦꯅ꯫ ꯄꯨꯡꯁꯨ ꯊꯦꯡꯖꯤꯜꯂꯛꯄꯗꯨꯗꯀꯣ, ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗꯗꯤ ꯄꯨꯡ 12:13 ꯇꯥꯕ ꯍꯥꯏꯁꯤꯗꯤ ꯌꯥꯝ ꯊꯦꯡꯉꯦꯗꯅꯀꯣ, ꯃꯤ ꯇꯨꯝꯃ ꯃꯤꯀꯞ ꯊꯣꯛꯅꯔ ꯃꯇꯝ ꯌꯧꯔꯕꯅꯦ꯫ ꯄ꯭ꯔꯣꯀ꯭ꯔꯥꯁꯇꯤꯅꯦꯁꯟ ꯊꯣꯛꯏ ꯉꯁꯤꯗꯤ ꯕ꯭ꯔꯗꯔ ꯍꯥꯏ꯫ ꯀꯩꯅꯣ ꯍꯧꯖꯤꯛꯇ ꯆꯪꯉꯛꯏ ꯃꯌꯥꯝꯁꯦ, ꯁꯣꯍꯦꯜꯗꯒꯤ ꯀꯩꯗꯒꯤ, ꯀꯩꯒꯤꯅꯣ ꯅꯠꯇ꯭ꯔꯒ ꯉꯁꯥꯏꯉꯩ ꯌꯦꯡ ꯂꯩꯔꯒ ꯀꯃꯦꯟ ꯇꯧꯗꯕ ꯖꯥꯠꯂꯥ? ꯃꯤ ꯃꯌꯥꯝ ꯍꯦꯛꯇ ꯈꯨꯄꯥꯛ ꯑꯃ ꯍꯧꯗꯅ ꯃꯁꯤ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯅ ꯄꯨꯡ 1.5 ꯐꯥꯔꯀꯥꯟꯁꯤꯗ ꯍꯧꯖꯤꯛꯇ ꯆꯪꯉꯛꯏꯁꯤꯕꯨ ꯀꯩꯒꯤꯅꯣ? ꯑꯗꯨꯛ ꯊꯦꯡꯅ ꯆꯥꯕ ꯍꯥꯏ, ꯀꯩꯅꯣꯅꯦ, ꯂꯥꯏꯚꯁꯦ ꯍꯧꯗ꯭ꯔꯤꯉꯩꯗ ꯆꯥꯛꯇꯤ ꯂꯣꯏꯔꯦꯕꯀꯣ ꯉꯁꯥꯏ꯫ ꯑꯃꯨꯛ ꯈꯔ ꯑꯃꯨꯛ ꯊꯦꯡꯊꯈ꯭ꯔꯅꯤ, ꯂꯥꯏꯚ ꯂꯣꯏꯔ ꯆꯥꯒꯦꯅ ꯆꯥꯗꯕꯤ ꯉꯁꯥꯏꯗꯒꯤ ꯉꯥꯏ ꯂꯩꯕꯅꯦ꯫ ꯑꯗꯨꯗꯤ ꯑꯗꯨꯝ ꯑꯌꯥꯝꯕ ꯃꯇꯝꯗ ꯑꯗꯨꯝ ꯊꯦꯡ ꯆꯥꯏ꯫ ꯅꯨꯃꯤꯗꯥꯡꯁꯦ ꯌꯥꯝ ꯊꯦꯡ ꯆꯥꯏ, ꯅꯨꯡꯊꯤꯟꯁꯨ ꯊꯦꯡꯅ ꯆꯥꯕꯅꯤꯅ ꯑꯗꯨꯝ ꯅꯨꯡꯊꯤꯟ ꯊꯦꯡꯅ ꯆꯥꯕꯩ ꯂꯥꯝꯗꯕꯗꯣ, ꯑꯗꯨꯅ ꯊꯦꯡꯅ ꯑꯗꯨꯝ ꯆꯥꯏ ꯍꯥꯏꯇꯥꯔꯦ ꯅꯨꯃꯤꯗꯥꯡꯁꯦ꯫ ꯃꯌꯥꯝ ꯀꯃꯦꯟ ꯇꯧꯁꯟꯕꯤꯔꯛꯑꯣ, ꯀꯩꯅꯣꯁꯦ ꯂꯥꯏꯚꯁꯦ ꯑꯩꯁꯨ ꯂꯣꯏꯁꯤꯜꯂꯒꯦꯅ ꯇꯧꯔꯃꯤ꯫ ꯃꯌꯥꯝ ꯍꯧꯖꯤꯛ ꯆꯪꯉꯛꯄꯁꯨ ꯌꯥꯎꯔꯤ, ꯁꯣꯍꯦꯜ ꯍꯣꯏꯁꯨ ꯍꯧꯖꯤꯛꯇ ꯆꯪꯉꯛꯄ ꯌꯥꯎꯔꯤ꯫ ꯑꯗꯨꯅ ꯃꯌꯥꯝꯒꯤ ꯈꯜꯂꯒ ꯑꯩ ꯃꯤꯅꯤꯠ 1-2 ꯉꯥꯏꯍꯥꯛ ꯆꯣꯟꯊꯖꯕꯅꯤ꯫ ꯑꯗꯨꯗ ꯃꯌꯥꯝꯅ ꯀꯃꯦꯟ ꯇꯧꯁꯟꯕꯤꯔꯛꯑꯒꯗꯤ ꯋꯥꯔꯤ ꯑꯗꯨꯝ ꯁꯥꯟꯅꯕꯗꯨ ꯉꯥꯏꯍꯥꯛ ꯂꯩꯕ ꯌꯥꯔꯦ꯫ ꯑꯗꯨ ꯅꯠꯇ꯭ꯔꯒꯗꯤ ꯀꯃꯦꯟꯁꯨ ꯂꯥꯛꯇ꯭ꯔꯒꯗꯤ ꯑꯩꯁꯨ ꯊꯦꯡꯖꯤꯜꯂꯛꯄꯒ ꯃꯇꯝꯁꯦ, ꯆꯥꯛꯁꯨ ꯂꯥꯝꯁꯤꯜꯂꯛꯄꯒ ꯑꯩ ꯂꯣꯏꯁꯤꯟꯅꯕꯗꯤ ꯇꯧꯔꯒꯦꯅꯗꯤ ꯈꯟꯕ ꯍꯧꯔꯕꯅꯦ꯫ ꯃꯩ ꯂꯥꯛꯄꯒ ꯆꯪꯉꯛꯄꯅꯦ ꯍꯥꯏ꯫ ꯁꯣꯍꯦꯜ, ꯀꯩꯒꯤꯅꯣ ꯃꯩ ꯂꯥꯛꯇ꯭ꯔꯤꯁꯤꯕꯨ? ꯃꯅꯤꯄꯨꯔꯗ ꯅꯣꯡꯕꯨꯗꯤ ꯇꯥꯏ ꯍꯥꯏ, ꯅꯣꯡ ꯇꯥꯕꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯩ ꯆꯥꯡ ꯅꯥꯏꯗ꯭ꯔꯕ꯭ꯔꯥ ꯀꯩꯒꯤꯅꯣ ꯃꯩ ꯂꯥꯛꯄꯒ ꯆꯪꯉꯛꯄꯅꯦ ꯍꯥꯏꯁꯦ? ꯍꯌꯦꯡꯗꯩꯗꯤ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯒ ꯂꯥꯏꯚꯇꯣ ꯊꯥꯔꯛꯑꯣ ꯍꯥꯏꯌꯦ ꯊꯣꯏꯕꯤ ꯍꯧꯕꯤꯖꯝꯅ꯫ ꯊꯣꯏꯕꯤ, ꯀꯩꯅꯣꯅꯤ, ꯂꯥꯏꯚ ꯆꯥꯛ ꯆꯥ ꯂꯣꯏꯔꯒ ꯊꯥꯔꯛꯄ ꯍꯥꯏꯁꯦ, ꯍꯣꯏ ꯑꯩꯁꯨ ꯑꯗꯨꯃꯥꯏꯅ ꯆꯥꯛ ꯆꯥꯊꯣꯛꯑꯒ ꯂꯣꯏꯔ ꯊꯥꯕꯗꯣ ꯑꯗꯨꯅꯗꯤ ꯐꯩꯌꯦꯅꯗꯤ ꯈꯜꯂꯦ꯫ ꯑꯗꯣ ꯍꯦꯛꯇ ꯃꯇꯝ ꯆꯥꯅꯗꯕꯅꯤ, ꯅꯪꯍꯧꯗꯕꯅ ꯊꯥꯕ ꯉꯝꯍꯧꯗꯦ꯫ ꯑꯗꯨꯕꯨ ꯍꯌꯦꯡꯗꯤ ꯑꯩ ꯂꯥꯏꯚ ꯊꯥꯔꯔꯣꯏ꯫ ꯑꯩꯗꯤ ꯂꯥꯏꯚꯁꯦ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯊꯥꯗꯦ,
Saturday numitka Sunday khatani aina tharise Saturday Sunday da sumaina pung ama makhai gumba tharadi sigutane thari masi tasengna di aigi channel se hodi ngapa kanguda koigi question answer gi ko mayamna question hangpa adugi pakum aina pathokpa adum video ma series ama torome video yamna chama chani hena adugumba video thagatkre adu ai matam khara video adugi video sem ngamdana yam ko lepure ko lepasida hojemu ai je adugi video sem se kitang farak tagadaba leibagi mayamgi wahang pakum chingje sumaina live oina direct wari utai face to face wari sanam sumaina oina sanarage Saturday numitida Sunday numitida ine khallaga Saturday Sunday khak tawbuni aduna live se edi nuti idi Monday Tuesday Wednesday amta thade Saturday Sunday khaktani ngarang ngasi thagi busuna mu ai mathangi hadak laiba Saturday sida mu tharakadoni aduna live se nuti thadre mathangdagi di hoi sak saraga maina thaba aduna hena di fani adumaina tawna di thanle mi loi tum khabo kaino udre hai tum gre soil kaino nang thek ni changaga yama kena sam do tum magi good night haram mai naw haram ga pamung song ga threng saina tabu taram moi ngang se tak sa thu thenge mathang gi weekend da amuk pulase amuk hai hoi mathang gi weekend da muk ngai na ai live ek khop pari changgir o duga wari ku ina sangna sai pung ama makai sana rak pai se sanga bani ko noi no jit changak pai ne duga ꯍꯧꯖꯤꯛ ꯊꯦꯡꯉꯀꯥꯟꯗ ꯆꯪꯉꯀꯥꯟꯗ ꯑꯩꯉꯣꯟꯗ ꯇꯥꯏꯅ ꯁꯟꯗꯅ ꯇꯧꯕꯗꯨꯗꯤ ꯐꯠꯇꯦꯍꯦ ꯍꯧꯖꯤꯛ ꯑꯩ ꯊꯦꯡꯉꯕꯅꯤ ꯃꯤ ꯆꯥꯛ ꯂꯥꯝꯈꯠꯂꯛꯑꯕꯅꯤ ꯀꯩꯅꯣ ꯑꯩꯁꯨ ꯃꯤꯑꯣꯏꯕꯅꯤ ꯊꯋꯥꯏ ꯄꯥꯟꯕ ꯖꯤꯕ ꯑꯃꯅꯤꯅ ꯆꯥꯛ ꯂꯥꯝꯈꯠꯂꯛꯏꯅꯤ ꯑꯗꯨꯗ ꯅꯣꯏꯅ ꯁꯥꯎꯖꯟꯕꯗꯣ ꯐꯠꯇꯦꯀꯣ ꯏꯁ ꯂꯣꯏꯔꯦ ꯁꯦꯇꯔꯗꯦ ꯁꯟꯗꯦ ꯑꯣꯟꯂꯤ ꯃꯥꯅꯦ ꯊꯣꯏꯕꯤ ꯑꯩꯗꯤ ꯁꯦꯇꯔꯗꯦ ꯁꯟꯗꯦ ꯈꯛꯇꯅꯦ ꯑꯩꯗꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤꯁꯨ ꯂꯥꯏꯚ ꯊꯥꯗꯦ ꯁꯦꯇꯔꯗꯦꯒ ꯁꯟꯗꯦꯒ ꯂꯥꯏꯚ ꯊꯥꯔꯤꯁꯦ ꯁꯤꯐꯥꯎꯗ ꯑꯩ ꯌꯥꯝ ꯇꯥꯡꯅ ꯍꯥꯏꯇꯥꯔꯦ ꯑꯩꯉꯣꯟꯗꯗꯤ ꯌꯥꯝ ꯃꯇꯝꯁꯦ ꯀꯥꯏꯊꯣꯛꯑ ꯍꯣꯠꯅꯖꯔꯕꯅꯤ ꯌꯥꯝ ꯂꯨꯕ ꯋꯥ ꯑꯃꯉꯩꯅꯦ ꯅꯨꯄꯤ ꯊꯤꯔꯕ ꯋꯥꯍꯩ ꯊꯤꯔꯤ ꯀꯟꯅ ꯊꯤꯔꯤ ꯐꯪꯗ꯭ꯔꯤ ꯊꯤꯕꯗꯤ ꯂꯦꯞꯇꯦ ꯀꯨꯏꯔꯦ ꯊꯤꯕ ꯐꯪꯗꯕꯩ ꯋꯥꯅꯤ ꯀꯃꯦꯟꯁꯤ ꯂꯥꯛꯁꯜꯂꯛꯇ꯭ꯔꯦ ꯁꯦꯇꯔꯗꯦ ꯁꯟꯗꯦ ꯇꯧꯔꯦ ꯑꯃꯒ ꯍꯥꯞꯆꯜꯂꯁꯦ ꯋꯦꯅꯁꯗꯦꯗꯁꯨ ꯇꯧꯁꯦ ꯂꯥꯏꯚ ꯍꯥꯏꯌꯦ ꯁꯣꯏꯜ ꯃꯗꯨ ꯌꯥꯏꯑꯕꯀꯣ ꯑꯗꯣ ꯅꯨꯃꯤꯗꯥꯡꯗ ꯁꯨꯃꯥꯏꯅ ꯇꯧꯕꯒꯤ ꯑꯣꯞꯁꯟꯗꯤ ꯂꯩꯇ꯭ꯔꯦ ꯄꯨꯡꯅꯦ ꯄꯨꯡ ꯃꯉꯥꯗꯩꯅ ꯃꯉꯥ ꯃꯈꯥꯏ ꯁ꯭ꯋꯥꯏꯐꯥꯎꯁꯤꯗ ꯄꯨꯡꯈꯥꯏꯃꯨꯛ ꯀꯩꯃꯨꯛ ꯇꯧꯕꯒꯗꯤ ꯌꯥꯅꯤ ꯑꯩꯉꯣꯟꯗ ꯃꯇꯝꯁꯦ ꯑꯗꯨꯅ ꯑꯗꯨ ꯅꯠꯇ꯭ꯔꯒꯗꯤ ꯑꯩ ꯈꯤꯇꯪ ꯐꯔꯛ ꯇꯥꯒꯗꯧ ꯃꯥꯜꯂꯦ ꯁꯣꯏ ꯏꯁ ꯍꯥꯏꯖꯅꯁꯤ ꯌꯦꯡꯉꯣ ꯍꯥꯏꯖꯅꯕ ꯅꯠꯇꯦ ꯂꯣꯏ ꯈꯪꯕꯅꯦ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤ ꯌꯦꯡꯕ ꯃꯌꯥꯝ ꯂꯣꯏ ꯈꯪꯕꯅꯦ ꯀꯨꯏꯔꯕꯅꯦ ꯑꯩ ꯆꯦꯅꯦꯜꯁꯤꯗ ꯍꯥꯟꯅꯗꯤ ꯑꯩꯈꯣꯏꯗꯤ ꯃꯔꯨꯞ ꯃꯄꯥꯡ ꯅꯨꯡꯉꯥꯏꯅ ꯂꯣꯏꯅꯔꯛꯄ ꯉꯥꯛꯇꯅꯤ ꯂꯣꯏ ꯁꯦꯡ ꯍꯥꯏꯗꯣꯛꯄꯅꯦ ꯑꯩꯗꯤ ꯑꯔꯣꯟꯕꯁꯦ ꯀꯌꯥ ꯑꯗꯨꯃꯥꯏꯅ ꯆꯤꯟ ꯊꯤꯕ ꯈꯣꯠꯄꯁꯦ ꯑꯩ ꯍꯥꯏꯗꯦ ꯉꯁꯤꯐꯥꯎ ꯑꯩ ꯆꯤꯟ ꯊꯤꯕ ꯑꯣꯏꯗꯕꯁꯦ ꯈꯪꯕꯅꯦ ꯍꯥꯏꯇꯥꯔꯦ ꯑꯩꯉꯣꯟꯗ ꯁꯝꯅ ꯍꯥꯏꯔꯀꯥꯟꯗ ꯃꯤ ꯑꯅꯤ ꯑꯩꯒꯤ ꯃꯔꯨꯞ ꯑꯅꯤ ꯑꯩꯒ ꯇꯤꯟꯅꯕ ꯃꯔꯨꯞ ꯑꯅꯤꯁꯦ ꯃꯣꯏ ꯑꯅꯤꯁꯦ ꯈꯟꯅꯔꯀꯥꯟꯗ ꯃꯥ ꯍꯥꯏꯕ ꯆꯨꯝꯃꯤ ꯃꯥ ꯍꯥꯏꯕ ꯆꯨꯝꯃꯤ ꯍꯥꯏꯁꯦ ꯃꯣꯏ ꯑꯅꯤꯁꯦ ꯗꯤꯁꯤꯖꯟ ꯂꯧ ꯉꯝꯗ꯭ꯔꯀꯥꯟꯗ ꯑꯩꯉꯣꯟꯗ ꯍꯪꯉꯛꯇꯣꯏꯅꯦꯕ ꯃꯥꯏꯁꯦ ꯆꯨꯝꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯃꯥꯏꯁꯦ ꯂꯥꯟꯕ꯭ꯔꯥ ꯍꯥꯏꯅ ꯑꯩꯗꯤ ꯗꯥꯏꯔꯦꯛ ꯍꯦꯛꯇ ꯑꯁꯦꯡꯕꯗꯣ ꯃꯥꯏꯗꯣ ꯂꯥꯜꯂꯦ ꯃꯥ ꯍꯥꯏꯗꯣ ꯑꯆꯨꯝꯕꯅꯦꯅ ꯇꯣ ꯍꯥꯏꯕꯗ ꯑꯗꯨꯃꯥꯏꯅ ꯍꯥꯏꯒꯟꯕ ꯃꯤ ꯑꯣꯏꯅ ꯑꯩ ꯆꯤꯟ ꯊꯤꯕ ꯑꯣꯏꯗꯕꯁꯦ ꯉꯥꯡꯒꯟꯗꯦ ꯑꯩꯗꯤ ꯅꯨꯄꯤꯁꯦ ꯊꯤꯔꯤ ꯀꯟꯅ ꯊꯤꯔꯤ ꯐꯪꯗ꯭ꯔꯤ ꯊꯤꯕꯗꯤ ꯀꯨꯏꯔꯦ ꯅꯨꯄꯤ ꯊꯤꯕꯗꯤ ꯀꯩꯅꯣꯅꯦ ꯊꯤꯔꯕꯅꯤ ꯅꯨꯄꯤꯗꯤ ꯑꯗꯨ ꯅꯨꯄꯤ ꯂꯩꯇ꯭ꯔꯤꯕ ꯍꯥꯏꯇꯥꯔꯦ ꯉꯔꯥꯡ ꯀꯃꯦꯟ ꯐꯖꯕ ꯑꯃ ꯌꯥꯎꯈꯤꯕꯅꯦ ꯑꯥꯏ ꯃꯦꯛꯇ ꯕꯥꯇꯣꯟ ꯅꯝꯕꯒꯤꯗꯣ ꯂꯩꯈꯠꯂꯦ ꯑꯗꯨꯗꯤ ꯀꯔꯤ ꯍꯥꯏ ꯈꯨꯝꯃꯨꯅꯤ ꯑꯩꯁꯨ ꯑꯗꯨꯝ ꯌꯥꯅꯤ ꯍꯥꯏꯕ ꯇꯥꯕꯅꯤ ꯀꯩꯅꯣ ꯁꯣꯏꯍꯟ ꯍꯥꯏꯁꯤ ꯌꯦꯡꯉꯣꯗꯣ ꯏꯌꯥꯝꯕꯒꯤ ꯅꯨꯄꯤ ꯀꯟꯅ ꯊꯤꯌꯦ ꯅꯪꯁꯨ ꯈꯔ ꯊꯤꯔꯛꯑꯣ ꯊꯣꯏꯕꯤ ꯍꯥꯏ ꯃꯥꯅꯦ ꯈꯪꯉꯤꯁꯦ ꯑꯣꯏꯔꯦꯗꯅ ꯁꯣꯏꯍꯟ ꯂꯣꯏ ꯑꯗꯨꯝ ꯈꯪꯕꯅꯦꯕ ꯃꯤ ꯑꯗꯨꯝ ꯂꯣꯏ ꯈꯪꯕꯅꯤ ꯅꯪꯅ ꯉꯁꯤꯈꯛ ꯀꯩꯅꯣ ꯇꯧꯕꯗꯨꯗ ꯑꯩꯅ ꯍꯥꯏꯕꯗꯨꯅ ꯐꯥꯒꯤ ꯃꯥꯜꯂꯝꯒꯅꯤ ꯊꯣꯏꯕꯤꯅ ꯀ ꯍꯥꯏꯁꯦ ꯑꯁꯦꯡꯕꯅꯦ ꯍꯥꯏꯁꯦ ꯑꯩ ꯊꯤꯔꯤ ꯌꯥꯝ ꯀꯟꯅ ꯊꯤꯔꯤ ꯊꯤꯕꯁꯤ ꯂꯦꯞꯇꯦ ꯀꯨꯏꯔꯕꯅꯤ ꯊꯤꯕꯁꯨ ꯑꯗꯣ ꯐꯪꯗꯕꯩ ꯋꯥꯅꯤ ꯂꯩꯇꯕꯩ ꯋꯥꯅꯤ ꯂꯩꯇꯕ ꯑꯃ ꯌꯥꯎꯔꯛꯇꯕꯅꯤ ꯃꯁꯤ ꯂꯩꯇꯕꯒꯤ ꯑꯋꯥꯕꯁꯤ ꯑꯔꯩꯕ ꯃꯤꯅ ꯈꯪꯉꯤ ꯍꯥꯏꯁꯦ ꯁꯤꯅꯤ ꯑꯔꯩꯕ ꯃꯤꯅ ꯂꯩꯇꯕꯒꯤ ꯑꯋꯥꯕꯁꯤ ꯈꯪꯉꯣꯏ ꯍꯥꯏꯁꯦ ꯁꯤꯅꯤ ꯅꯨꯡꯉꯥꯏꯕꯅ ꯑꯋꯥꯕ ꯈꯪꯗꯦ ꯍꯥꯏꯁꯦ ꯂꯣꯏꯔꯕꯅꯤ ꯏꯄꯥ ꯏꯄꯨꯒꯤ ꯄ꯭ꯔꯃꯥꯟꯗ ꯊꯥꯗꯣꯏ ꯁꯅꯥꯗꯁꯨ ꯑꯗꯨꯅꯁꯨ ꯅꯨꯄꯤ ꯁꯦꯝꯕꯤꯅꯤ ꯍꯥꯏꯔꯒ ꯁꯦꯝꯕꯤꯗ꯭ꯔꯦ ꯃꯥꯅꯦ ꯁꯣꯏꯍꯜꯂ ꯁꯦꯝꯕꯤꯅꯤ ꯍꯥꯏ ꯍꯧꯖꯤꯛ ꯂꯥꯏꯐꯄꯨ ꯌꯦꯡꯕꯗꯤ ꯂꯣꯏ ꯆꯠꯈ꯭ꯔꯦ ꯊꯥꯗꯣꯛꯑ ꯆꯠꯈ꯭ꯔꯦ ꯍꯧꯖꯤꯛ ꯑꯩꯅꯁꯨ ꯂꯣꯏꯁꯤꯜꯂꯒꯦ ꯃꯌꯥꯝꯒꯤ ꯈꯜꯂꯒ ꯂꯣꯏꯁꯤꯟ ꯉꯝꯗ ꯂꯩꯔꯦꯗꯅ ꯑꯗꯣ ꯃꯣꯏꯅ ꯁꯤꯗ ꯂꯥꯏꯐꯀꯁꯦ ꯂꯣꯏ ꯂꯪꯊꯣꯛꯑꯃ ꯌꯥꯝꯃꯒꯗꯣ ꯐꯃꯨꯡ ꯆꯣꯡꯈꯠꯂꯒ ꯇꯨꯝꯈ꯭ꯔꯦ ꯀꯧ ꯇꯥꯔꯔꯣꯏ ꯍꯧꯖꯤꯛ ꯅꯣꯏ ꯃꯌꯥꯝ ꯊꯣꯡ ꯊꯤꯜꯂꯁꯨ ꯀꯅꯥꯝ ꯈꯨꯝꯃꯔꯣꯏ
ꯑꯩ ꯁꯦꯝꯕꯤꯔꯛꯑꯣꯔꯣ ꯍꯥꯏꯌꯦ ꯑꯁ ꯌꯥꯕꯖꯥꯠꯅꯤ ꯁꯦꯝꯕꯤꯔꯛꯑꯣ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯨꯝ ꯑꯩꯈꯣꯏꯗꯤ ꯆꯤꯜꯍꯥꯎ ꯊꯤꯒꯟꯗꯦ ꯑꯗꯨꯝ ꯃꯌꯥꯝꯅ ꯐꯩꯌꯦꯗ ꯑꯗꯨꯝ ꯇꯧꯔꯗꯕꯅꯦ ꯑꯗꯨꯝꯕ ꯀꯩꯝ ꯂꯩꯇꯦ ꯀꯥꯏ ꯅꯨꯄꯤ ꯊꯤꯔꯝꯃꯒ ꯁꯨꯃꯥꯏꯅ ꯇꯧ ꯌꯥꯒꯗ꯭ꯔꯣ ꯂꯥꯏꯞ ꯊꯥ ꯐꯝꯂ ꯌꯥꯒꯗ꯭ꯔꯣ ꯐꯨ ꯁꯤꯔꯣꯏꯗ꯭ꯔꯣ ꯀꯔꯤꯅꯣ ꯉꯥꯡꯉꯤꯗꯣ ꯉꯁꯥꯏꯒꯤ ꯆꯕꯦꯡ ꯉꯥꯡꯉꯤꯗꯣ ꯇꯥꯅꯤꯡꯗ꯭ꯔꯦꯅ ꯀꯥꯏ ꯀꯣꯔꯐꯨꯔ ꯀꯩꯅꯣ ꯈꯥꯕꯩꯔ ꯑꯃ ꯀꯣꯛꯒ ꯉꯁꯥꯏ ꯀꯥꯏꯔꯣꯏꯗ꯭ꯔꯣ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯁꯥꯟꯇꯤꯗ ꯐ꯭ꯔꯤ ꯑꯣꯏꯅ ꯐꯝꯉꯝꯃꯤꯁꯦ ꯑꯗꯨꯅꯅꯤ ꯘꯇꯣꯛ ꯀꯣꯛ ꯍꯥꯏꯅ ꯍꯥꯏ ꯁꯦꯠ ꯍꯥꯏꯅ ꯑꯗꯨꯒ ꯅꯣꯡ ꯅꯤꯅꯤ ꯉꯥꯏꯌꯣ ꯍꯥꯏ ꯅꯣꯡ ꯅꯤꯅꯤꯇ ꯅꯠꯇꯦ ꯐꯅꯌꯥꯝ ꯀꯨꯏꯅ ꯉꯥꯏꯔꯁꯨ ꯑꯗꯨꯝ ꯉꯥꯏ ꯑꯗꯨꯝ ꯑꯩꯈꯣꯏ ꯁꯨꯛ ꯀꯩꯕꯁꯤ ꯀꯩꯅꯣ ꯆꯍꯤ ꯀꯌꯥꯅꯣ ꯑꯩ ꯉꯥꯏ ꯂꯥꯛꯏꯁꯦ ꯑꯩꯗꯤ ꯉꯥꯏꯔ ꯑꯗꯨꯝ ꯂꯩꯔꯗꯕꯅꯤ ꯉꯥꯏꯕꯒꯤ ꯊꯕꯛꯁꯤꯃꯗꯤ ꯑꯩꯈꯣꯏꯗꯤ ꯌꯥꯝ ꯍꯩꯌꯦ ꯉꯥꯏꯕꯁꯤꯗꯤꯀꯣ ꯈꯨꯒꯥꯏ ꯀꯟꯈ꯭ꯔꯕꯖꯥꯠꯅꯤ ꯆꯥꯛ ꯆꯥꯔꯕ꯭ꯔꯣ ꯍꯥꯏ ꯆꯥꯗ꯭ꯔꯤꯕꯣ ꯉꯁꯥꯏꯗꯒꯤ ꯂꯥꯏꯚ ꯂꯣꯏꯔ ꯆꯥꯒꯦꯅ ꯇꯧꯕ ꯂꯣꯏꯁꯤꯜꯂꯒꯦꯅ ꯇꯧꯕ ꯀꯥꯟꯗ ꯂꯣꯏꯁꯤꯜꯂꯝꯗꯥꯏꯁꯤꯗ ꯑꯩꯈꯣꯏꯒꯤ ꯂꯥꯏꯚꯇ ꯅꯨꯡꯇꯤꯒꯤ ꯆꯪꯕ ꯃꯔꯨꯞ ꯈꯔ ꯆꯪꯉꯛꯇꯅ ꯃꯣꯏ ꯃꯌꯥꯝ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯗꯅ ꯂꯩꯈꯤꯕꯗ ꯆꯣꯟꯊꯗꯅ ꯂꯩꯈ꯭ꯔꯦ ꯂꯣꯏꯁꯤꯟ ꯉꯝꯗ ꯂꯩꯔꯦ ꯄꯨꯡ 12:30 ꯁꯣꯏ ꯂꯣꯏꯁꯤꯜꯂꯅꯤ ꯃꯌꯥꯝ ꯀꯃꯦꯟ ꯇꯥꯔ ꯏꯔꯥꯁꯦ ꯄꯥꯁꯟꯅꯗꯕꯤ ꯎꯁꯟꯅꯗꯕꯤ ꯂꯣꯏꯁꯤꯟꯈꯤꯗ꯭ꯔꯕꯅꯤ ꯁꯨꯌꯜꯅ ꯊꯣꯏꯕꯤ ꯅꯪ ꯑꯣꯏꯕ ꯌꯥꯗ꯭ꯔꯕꯣ ꯃꯗꯨꯗꯤ ꯍꯥꯏꯔꯨꯅꯨꯍꯦ ꯃꯤ ꯃꯥꯏ ꯅꯨꯄꯥꯅ ꯅꯪ ꯐꯨꯗꯅ ꯍꯥꯠꯈꯤꯗꯅꯀꯣ ꯁꯨꯍꯦꯜ ꯁꯝꯒ ꯐꯣꯏꯈꯤꯗꯅ ꯏꯕꯣ ꯍꯧꯖꯤꯛꯀꯥꯟ ꯌꯥꯝ ꯀꯤꯔꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯌꯥꯝ ꯇꯥꯏ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯉꯥꯡꯉꯨꯅꯨꯀꯣ ꯑꯩꯗꯤ ꯑꯗꯨꯝꯕ ꯀ꯭ꯔꯥꯏꯝꯗ ꯌꯥꯎꯅꯤꯡꯗꯦꯍꯦ ꯑꯩꯈꯣꯏꯗꯤ ꯌꯥꯝ ꯆꯝꯅ ꯏꯆꯨꯝ ꯆꯨꯝꯅ ꯂꯩꯖꯅꯤꯡꯕ ꯃꯤꯅꯤ ꯀꯅꯥ ꯅꯨꯄꯥ ꯍꯥꯏꯔꯤꯌꯦ ꯁꯣꯏꯍꯜꯂꯣ ꯀꯩꯅꯣ ꯅꯪ ꯇ꯭ꯔꯥꯏ ꯇꯧꯁꯜꯂꯨꯗꯅ ꯀꯩꯅꯣ ꯋꯥꯔꯤꯁꯦ ꯅꯨꯡꯉꯥꯏꯈꯠꯂꯛꯏ ꯆꯥꯛ ꯆꯥꯔꯝꯗ ꯆꯥꯛ ꯂꯥꯝꯃꯛꯑ ꯀꯥꯟꯁꯤꯗ ꯑꯩꯁꯨ ꯌꯥꯎꯖꯗꯦ ꯍꯥꯏꯌꯦ ꯃꯥꯅꯤ ꯁꯣꯏꯍꯜ ꯑꯗꯨꯝꯕꯗꯣ ꯌꯥꯎꯔꯣꯏꯗꯕꯅꯤ ꯀꯥꯏꯗꯒꯤꯀꯣ ꯍꯧꯖꯤꯛꯀꯥꯟ ꯅꯨꯄꯥ ꯀꯣꯏꯕꯒ ꯍꯩꯖꯗꯦꯀꯣ ꯑꯩꯈꯣꯏ ꯑꯗꯨ ꯁꯤ ꯃꯇꯥꯡꯁꯤꯗꯗꯤ ꯑꯃꯨꯛ ꯑꯩꯅ ꯑꯃꯨꯛ ꯊꯥꯖꯔꯛꯑꯔꯣꯏꯕ ꯁꯤꯅꯤ ꯂꯨꯔꯤꯁꯦ ꯇꯧꯔꯤꯁꯦ ꯑꯃꯨꯛ ꯁꯪꯁꯥꯔꯁꯦ ꯇꯧꯅꯩꯁꯦ ꯑꯩꯅ ꯍꯥꯏꯕꯗꯨ ꯃꯤꯅ ꯑꯃꯨꯛ ꯊꯥꯖꯗꯕ ꯅꯣꯏ ꯍꯥꯏꯕꯗꯨ ꯑꯃꯨꯛ ꯑꯩꯅ ꯊꯥꯖꯗ꯭ꯔꯤꯕꯅꯦꯕ ꯊꯥꯖꯕꯁꯨ ꯌꯥꯔꯣꯏꯗꯣꯏꯅꯦꯕ ꯇꯧꯔꯤꯕ ꯃꯇꯝꯁꯤꯅꯀꯣ ꯁꯤ ꯌꯥꯝ ꯂꯨꯈ꯭ꯔꯕ ꯀꯩꯅꯣ ꯑꯃꯅꯦ ꯑꯗꯣ ꯑꯁꯦꯡꯕꯗꯤ ꯑꯩꯅ ꯍꯥꯏꯁꯤꯅ ꯑꯁꯦꯡꯕꯅꯤ ꯅꯣꯏ ꯍꯥꯏꯗꯤ ꯐꯥꯒꯤ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯆꯍꯤ ꯀꯌꯥ ꯁꯨꯔꯒꯦ ꯏꯌꯥꯝꯕꯒ ꯆꯥꯟꯅꯕ꯭ꯔꯥ ꯌꯦꯡꯒꯦ ꯑꯩꯒꯤ ꯆꯍꯤꯁꯤ ꯀꯌꯥ ꯁꯨꯔꯒꯦꯕꯨ ꯃꯌꯥꯝ ꯂꯣꯏ ꯈꯪꯕꯅꯦꯕ ꯀꯩꯅꯣꯁꯤꯡꯁꯦ ꯑꯩꯒꯤ ꯆꯦꯅꯦꯜ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯃꯌꯥꯝ ꯂꯣꯏ ꯈꯪꯕꯅꯦ ꯑꯩꯗꯤ ꯑꯁꯦꯡꯕ ꯇꯣꯇꯣ ꯍꯥꯏꯗꯣꯛꯄꯅꯤꯅꯀꯣ ꯑꯗꯨꯅ ꯏꯌꯥꯝꯕꯒ ꯆꯥꯟꯅꯕ ꯌꯦꯡꯒꯦꯅ ꯍꯥꯏꯖꯤꯜꯂꯛꯏꯁꯦ ꯇꯧꯔ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯇꯧꯔꯨꯅꯨꯀꯣ ꯁꯣꯍꯦꯜ ꯋꯥꯔꯤꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯑꯩꯗꯤ ꯃꯇꯝ ꯉꯥꯏꯔꯤꯕꯅꯤꯀꯣ ꯄꯨꯡ 12:30 ꯁꯣꯏ ꯂꯣꯏꯁꯤꯜꯂꯗꯕꯅꯤꯍꯦ ꯂꯥꯏꯐꯁꯦ ꯑꯩ ꯈꯥꯡꯕ ꯋꯥꯁꯜꯂꯛꯑꯕꯅꯤ ꯆꯥꯛꯁꯦ ꯂꯥꯝꯒꯠꯂꯛꯑꯕꯅꯤꯅ ꯃꯌꯥꯝꯁꯦ ꯆꯥꯁꯜꯂꯒ ꯁꯤꯗꯩꯗ ꯐꯃꯨꯡꯗ ꯆꯣꯡꯈꯠꯈꯤꯗꯣꯔꯝꯒꯅꯤ 38 ꯁꯨꯔꯝꯗꯧ ꯃꯥꯜꯂꯦ ꯍꯥꯏꯌꯦ ꯑꯩꯒꯤ ꯆꯍꯤꯔꯣ ꯍꯥꯏꯁꯦ ꯑꯩꯗꯤ ꯆꯍꯤ 38 ꯍꯦꯜꯂꯦꯍꯦ ꯅꯝꯗꯅ ꯑꯃ ꯁꯤꯟꯗꯕ ꯌꯥꯗꯕꯅꯤ ꯍꯥꯏꯔꯤ ꯁꯨꯍꯦꯜꯅ ꯃꯥꯅꯤꯅꯦ ꯑꯃꯗꯤ ꯀꯩꯅꯣ ꯉꯁꯥꯏꯗꯁꯨ ꯀꯣꯔꯣꯏꯪ ꯍꯥꯏꯕ꯭ꯔꯥ ꯑꯃꯁꯨ ꯀꯣꯔꯤꯌꯪ ꯍꯥꯏꯕ ꯑꯃꯁꯨ ꯆꯪꯉꯝꯕꯅꯤ ꯃꯥ ꯊꯣꯛꯈ꯭ꯔꯦ ꯂꯥꯏꯐꯁꯦ ꯌꯥꯎꯈꯤꯗ꯭ꯔꯦ ꯃꯔꯤꯡꯒꯤ ꯁꯪꯐꯥꯏ ꯅꯥꯝꯃ ꯍꯥꯡꯍꯩꯗꯦ ꯍꯥꯏꯅ ꯄ꯭ꯔꯃꯥꯟꯒ ꯌꯥꯝ ꯇꯧꯔꯝꯃꯕꯅꯤ ꯃꯥ ꯑꯩꯉꯣꯟꯗ ꯃꯌꯥꯝ ꯀꯃꯦꯟꯁꯨ ꯂꯥꯛꯇ꯭ꯔꯦ ꯑꯩ ꯂꯣꯏꯁꯟꯅꯕ ꯇꯧꯔꯒꯦ ꯇꯟꯖꯥ ꯆꯥꯔꯤꯉꯩꯁꯤꯗ ꯃꯥꯂꯦꯝ ꯉꯥꯟꯕꯒꯁꯦ ꯍꯧꯖꯤꯛꯇ ꯆꯪꯉꯛꯏ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯏꯌꯥꯝꯕ ꯉꯔꯥꯡꯒ ꯉꯁꯤꯒꯗ ꯏꯃꯥꯕꯣꯛ ꯂꯩꯇꯕꯩ ꯂꯥꯏ ꯌꯦꯡꯕ ꯉꯝꯍꯧꯗ꯭ꯔꯦ ꯍꯥꯏ ꯃꯥꯂꯦꯝ ꯅꯨꯡꯉꯥꯏꯇꯕ ꯀꯩꯅꯣꯅꯤꯀꯣ ꯍꯣꯏ ꯑꯩ ꯂꯥꯏꯐꯁꯤꯅ ꯃꯔꯨ ꯅꯠꯇꯦ ꯑꯗꯨꯝ ꯄꯨꯟꯁꯤ ꯍꯥꯏꯕꯁꯤ ꯃꯈꯜ ꯃꯊꯦꯜꯅꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯃꯌꯥꯝ ꯑꯃ ꯂꯩ ꯑꯗꯨꯗ ꯉꯥꯏꯍꯥꯛꯇꯪ ꯑꯣꯏꯔꯁꯨ ꯆꯪꯕꯤꯔꯛꯏꯁꯦ ꯁꯤꯗꯒꯤ ꯌꯥꯎꯕꯤꯔꯛꯏꯁꯦ ꯌꯥꯝ ꯐꯔꯦ ꯑꯩ ꯂꯥꯏꯕꯛ ꯌꯥꯝ ꯐꯕꯅꯤ ꯍꯥꯏꯇꯥꯔꯦ ꯑꯩ ꯅꯨꯡꯁꯤꯕꯤꯕꯅꯦꯅ ꯈꯟꯖꯔꯒ ꯑꯗꯨꯗ ꯑꯋꯥ ꯅꯨꯡꯉꯥꯏ ꯑꯗꯨꯝ ꯁꯤꯌꯔ ꯇꯧꯃꯤꯟꯅꯁꯤ ꯑꯗꯨꯝ ꯂꯥꯏꯐꯇ ꯅꯨꯄꯥ ꯀꯟꯅ ꯊꯤꯔꯤ ꯑꯩꯁꯨ ꯋꯥꯏꯑꯦ ꯍꯣꯠꯅꯧ ꯐꯪꯕ꯭ꯔꯥ ꯌꯦꯡꯉꯣ ꯀꯩꯗꯧꯕꯩꯁꯨ ꯐꯪꯉꯣꯏ ꯍꯣꯠꯅꯕꯕꯨ ꯀꯜꯂꯗꯤ ꯍꯣꯠꯅꯕꯕꯨ ꯂꯦꯞꯇ꯭ꯔꯗꯤ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯃꯥꯏ ꯄꯥꯛꯀꯅꯤ ꯍꯥꯏꯅꯕ ꯂꯩ
ꯃꯤ ꯌꯦꯡꯗꯤ ꯌꯦꯡꯉꯤ ꯀꯅꯥꯝ ꯆꯦꯠ ꯇꯧꯔꯛꯇꯦ ꯀꯩꯒꯤꯅꯣ ꯍꯥꯏꯌꯦ ꯃꯥꯅꯤꯅꯦ ꯌꯦꯡꯗꯤ ꯌꯦꯡꯉꯤ ꯈꯔꯗꯤ ꯑꯗꯨꯝ ꯆꯦꯠ ꯇꯧꯔꯛꯇꯦ ꯆꯍꯤ ꯀꯌꯥ ꯁꯨꯔꯒꯦ ꯊꯣꯏꯕꯤꯁꯦ ꯍꯥꯏꯌꯦ ꯀꯌꯥꯝ ꯑꯣꯏꯔꯝꯗꯧ ꯃꯥꯜꯂꯤ ꯍꯥꯏꯌꯦ ꯆꯍꯤ 24 25 ꯃꯉꯥꯏꯗꯅꯀꯣ ꯁꯨꯒꯦꯅ ꯁꯨꯔꯕꯗ ꯀꯌꯥꯝ ꯁꯨꯔꯝꯅꯤ ꯅꯠꯇ꯭ꯔꯥ ꯁꯣꯍꯦꯟ ꯑꯗꯨꯃꯥꯏꯅ ꯑꯣꯏꯔꯝꯗꯧ ꯃꯥꯜꯂꯤ ꯑꯩꯅꯁꯨ ꯍꯧꯖꯤꯛ ꯊꯥꯔꯝꯈꯤꯗ꯭ꯔꯥ ꯍꯥꯏꯅ ꯆꯪꯉꯛꯄꯅꯦ ꯍꯥꯏ ꯃꯥꯂꯦꯝ ꯍꯣꯏ ꯑꯩꯁꯦ ꯂꯣꯏꯁꯜꯂꯒꯦꯅ ꯇꯧꯔꯕꯅꯦꯕꯀꯣ ꯄꯨꯡ ꯃꯤꯅꯤꯠ 35 ꯆꯣꯟꯊꯔꯛꯑꯕꯅꯦ ꯃꯔꯛꯁꯤꯗꯩꯗ ꯃꯌꯥꯝꯁꯨ ꯀꯃꯦꯟ ꯇꯥꯛꯄ ꯂꯥꯛꯄꯗꯨꯗ ꯄꯥꯎꯈꯨꯝ ꯄꯤꯔꯝꯗꯅ ꯂꯣꯏꯁꯤꯟꯕꯗꯨꯗꯤ ꯅꯨꯡꯉꯥꯏꯔꯣꯏꯅꯀꯣ ꯑꯩ ꯉꯁꯥꯏ ꯊꯥꯔꯛꯄꯁꯤꯗ ꯄꯨꯡ ꯑꯃꯒ ꯃꯤꯅꯤꯠ 50ꯕꯨ ꯐꯥꯖꯤꯜꯂꯛꯑꯦ ꯑꯩꯅ ꯂꯥꯏꯚ ꯊꯥꯔꯤꯁꯦ ꯑꯩ ꯄꯨꯡ 12 ꯃꯈꯥꯏꯗ ꯂꯣꯏꯁꯤꯜꯂꯒꯦꯅ ꯉꯥꯏꯔꯝꯃꯕꯅꯦ ꯑꯗꯨꯒ ꯆꯥꯛꯁꯨ ꯆꯥꯗ꯭ꯔꯤꯕ ꯑꯩ ꯆꯥꯛꯁꯨ ꯂꯥꯝꯁꯜꯂꯛꯑꯕ ꯑꯗꯨꯅ ꯑꯗꯨꯒꯤꯅꯦ ꯏꯌꯥꯝꯕꯅ ꯍꯥꯏꯁꯦ ꯑꯣꯏꯔꯝꯗꯧꯔꯤꯅꯦ ꯍꯥꯏ 22 ꯍꯥꯏ ꯑꯣ ꯃꯥꯏꯁꯦ 22ꯗ ꯂꯦꯞꯈ꯭ꯔꯦ 22ꯗ ꯁꯨꯝ ꯂꯩꯔꯛꯄꯗ ꯆꯍꯤ 3 ꯁꯨꯔꯦ ꯍꯥꯏꯗꯨꯅꯦ ꯃꯥꯒꯤꯁꯦ ꯑꯩꯁꯨ ꯆꯍꯤ 30ꯗ ꯂꯩꯔꯛꯏꯁꯦ ꯆꯍꯤ 4 5 ꯁꯨꯖꯜꯂꯛꯑꯦ ꯑꯗꯨ ꯇꯥꯔꯦꯅꯦ ꯑꯗꯨꯒꯤ ꯐꯤꯕꯝ ꯇꯥꯔꯦ ꯉꯁꯤꯒꯤ ꯂꯥꯏꯛ ꯇꯧꯁꯜꯂꯒꯦ ꯍꯥꯏꯌꯦ ꯍꯣꯏ ꯂꯥꯏꯛ ꯇꯧꯁꯟꯕꯤꯔꯝꯃꯣ ꯑꯗꯨꯒ ꯉꯁꯤꯒꯤ ꯂꯥꯏꯚꯁꯦ ꯃꯥꯂꯦꯝ ꯉꯥꯟꯕ ꯍꯧꯖꯤꯛ ꯈꯛꯇ ꯆꯪꯉꯛ ꯇꯥꯔꯒꯁꯨ ꯍꯣꯔꯦꯟ ꯅꯠꯇ꯭ꯔꯒꯅ ꯍꯌꯦꯡ ꯑꯣꯏ ꯇꯥꯔꯒꯁꯨ ꯁꯪꯕ ꯃꯇꯝꯗ ꯑꯗꯨꯝ ꯚꯤꯗꯤꯑꯣ ꯑꯣꯏꯅ ꯑꯗꯨꯝ ꯂꯩꯅꯤꯗꯅꯀꯣ ꯆꯦꯅꯦꯜꯁꯤꯗ ꯑꯗꯨꯝ ꯚꯤꯗꯤꯑꯣ ꯑꯣꯏꯅ ꯆꯪꯉꯒ ꯑꯗꯨꯝ ꯌꯦꯡꯉꯣ ꯃꯌꯥꯝ ꯀꯔꯤ ꯍꯥꯏꯅꯈꯤꯕ ꯀꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯈꯤꯕꯗꯣ ꯑꯩ ꯋꯥꯈꯜꯗꯁꯨ ꯅꯨꯡꯉꯥꯏꯕ ꯀꯃꯦꯟꯁꯤꯡ ꯇꯧꯔꯛꯈꯤꯕꯁꯨ ꯌꯥꯎꯋꯦ ꯑꯗꯨꯒ ꯐꯣꯟꯒꯤ ꯃꯇꯥꯡꯗ ꯐꯣꯟ ꯑꯃ ꯂꯩꯕ ꯃꯇꯝꯗ ꯀꯔꯤ ꯀꯥꯟꯅꯕ ꯀꯃꯥꯏꯅ ꯌꯦꯡꯒꯗꯒꯦ ꯍꯥꯏꯕꯁꯤ ꯃꯇꯥꯡꯗ ꯌꯥꯝ ꯐꯖꯅꯗꯤ ꯉꯁꯤꯗꯤ ꯍꯥꯏꯈ꯭ꯔꯕꯅꯦ ꯃꯌꯥꯝꯅ ꯁꯨꯝ ꯍꯪ ꯂꯩꯕꯗꯣ ꯑꯩ ꯍꯟꯖꯤꯟ ꯍꯥꯏꯕꯗꯣ ꯍꯥꯏ ꯇꯨꯡꯗꯁꯨ ꯑꯗꯨꯝ ꯍꯥꯏꯅꯤ ꯑꯩ ꯈꯪꯉꯦ ꯑꯗꯨꯝ ꯍꯪꯉꯛꯈꯤꯅꯦ ꯑꯗꯨꯕꯨ ꯍꯦꯟꯅ ꯈꯪꯗꯣꯛꯄ ꯂꯥꯏꯅꯕ ꯍꯥꯏꯅ ꯉꯁꯤ ꯑꯃꯨꯛ ꯍꯦꯟꯅ ꯐꯖꯅꯁꯨ ꯍꯥꯏꯈ꯭ꯔꯕꯅꯦ ꯑꯗꯨꯅ ꯑꯗꯨꯝ ꯉꯁꯥꯏ ꯍꯧꯔꯛꯄꯗꯒꯤꯅ ꯂꯩꯈꯤꯕ ꯃꯌꯥꯝꯗꯣ ꯑꯗꯨꯝ ꯌꯦꯡꯉꯣ ꯑꯗꯨꯝ ꯚꯤꯗꯤꯑꯣ ꯑꯣꯏꯅ ꯑꯗꯨꯝ ꯂꯩꯔꯅꯤ ꯆꯦꯅꯦꯜꯗ ꯑꯗꯨ ꯃꯌꯥꯝ ꯑꯩ ꯍꯧꯖꯤꯛ 11:28 ꯆꯠꯂꯛꯏ ꯄꯨꯡ 12 ꯃꯈꯥꯏꯗꯗꯤ ꯂꯥꯏꯚꯁꯦ ꯂꯣꯏꯁꯤꯟꯖꯔꯒꯦꯀꯣ ꯋꯥꯔꯧꯕ ꯌꯥꯗꯦ ꯑꯩ ꯊꯦꯡꯕ ꯉꯟꯕꯒꯤ ꯋꯥ ꯅꯠꯇꯅ ꯑꯩꯕꯨꯗꯤ ꯑꯗꯨꯝ 12 ꯐꯥꯎ ꯇꯧꯔꯁꯨ ꯌꯥꯏ ꯆꯥꯛ ꯆꯥꯗꯣꯔꯦ ꯆꯥꯛ ꯈꯤꯇꯪ ꯂꯥꯝꯁꯤꯜꯂꯛꯄꯒꯤ ꯇꯧꯕꯅꯦ ꯋꯥꯔꯧꯕ ꯌꯥꯗꯦ ꯑꯥꯏꯐꯣꯟꯒꯤ ꯑꯦꯗꯥꯞꯇꯔ ꯑꯃ ꯂꯩꯕꯅꯦ ꯑꯣꯔꯤꯖꯤꯅꯦꯜꯅꯦꯅ 1800 ꯌꯥꯕ꯭ꯔꯣ ꯑꯗꯨꯝ ꯍꯥꯏ 1800 ꯍꯣꯏ ꯂꯨꯄꯥ 2,000 ꯃꯌꯥꯗꯤ ꯑꯗꯨꯝ ꯄꯤꯕꯅꯦ ꯑꯥꯏꯐꯣꯟꯒꯤ ꯑꯦꯗꯥꯞꯇꯔꯁꯤ ꯍꯣꯏ ꯀꯩꯁꯨ ꯀꯥꯏꯗꯦ ꯃꯥꯂꯦꯝ ꯂꯨꯄꯥ 1,190 ꯄꯤꯕ ꯍꯥꯏꯗꯣ ꯌꯥꯔꯦ ꯑꯗꯨꯝ ꯑꯦꯚꯔꯦꯖꯇ ꯌꯥꯝ ꯇꯥꯡꯕꯁꯨ ꯑꯣꯏꯗꯦ ꯌꯥꯝ ꯍꯣꯡꯕꯁꯨ ꯑꯣꯏꯗꯦ ꯑꯗꯨꯒ ꯑꯣꯔꯤꯖꯤꯅꯦꯜ ꯑꯣꯏꯔꯒꯗꯤ ꯌꯥꯝ ꯐꯔꯦ ꯌꯥꯔꯦ ꯑꯗꯨꯗꯤ ꯆꯞ ꯆꯥꯔꯦ ꯅꯨꯄꯥꯅ ꯍꯜꯂꯒꯅ ꯐꯔꯗꯕꯅꯤ ꯈꯠꯅꯕ ꯁꯥꯎꯅꯕ ꯌꯥꯎꯗꯕꯤꯗ ꯍꯥꯏꯌꯦ ꯍꯜꯂꯒꯅ ꯐꯔꯤꯔꯥ ꯍꯟꯗ꯭ꯔꯒꯅ ꯐꯔꯤꯔꯥ ꯑꯗꯣ ꯍꯥꯏꯅꯕ ꯑꯃꯗꯤ ꯂꯩꯕꯅꯤ ꯅꯨꯄꯤꯅ ꯍꯜꯂꯗꯤ ꯄꯩꯁꯥ ꯄꯥꯏ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣꯝ ꯍꯥꯏꯅꯕ ꯑꯃ ꯂꯩꯕꯅꯤ ꯃꯌꯥꯝꯁꯨ ꯀꯃꯦꯟꯁꯦ ꯂꯥꯛꯇ꯭ꯔꯦꯀꯣ ꯑꯩ ꯀꯃꯦꯟ ꯂꯥꯛꯇ꯭ꯔꯤꯉꯩꯁꯤꯗ ꯇꯟꯖꯥ ꯂꯧꯍꯧꯔꯒꯦ ꯂꯥꯏꯚꯁꯦ ꯂꯣꯏꯁꯟꯅꯕ ꯃꯥꯂꯦꯝꯅ ꯑꯃꯨꯛ ꯇꯧꯁꯜꯂꯛꯏ ꯑꯩ ꯌꯥꯎꯗꯕꯁꯦ ꯂꯥꯏꯚꯁꯦ ꯃꯥꯟꯗ꯭ꯔꯦꯍꯦ ꯍꯥꯏꯌꯦ ꯃꯥꯅꯤꯅꯦ ꯃꯥꯂꯦꯝ ꯉꯁꯥꯏꯗꯒꯤ ꯃꯤ ꯃꯁꯤꯡ ꯋꯥꯠꯂꯦ ꯋꯥꯔꯤ ꯁꯥꯟꯅꯕꯗꯁꯨ ꯀꯃꯦꯟꯁꯦ ꯏꯊꯣꯛ ꯊꯣꯛꯇ꯭ꯔꯦ ꯏꯌꯥꯝꯕꯗꯒꯤ ꯍꯦꯟꯅ ꯊꯤꯅꯤꯡꯉꯤꯔꯣꯏ ꯑꯩ ꯊꯤꯅꯤꯡꯗꯦ ꯑꯁꯨꯝ ꯍꯥꯏꯅꯕ ꯂꯩꯌꯦꯅ ꯍꯥꯏꯕꯅꯤ ꯑꯩ ꯊꯤꯅꯤꯡꯗꯦꯀꯣ ꯑꯩꯉꯣꯟꯗꯒꯤ ꯍꯟꯕ ꯊꯤꯅꯤꯡꯉꯤꯔꯥ ꯑꯩ ꯊꯤꯅꯤꯡꯗꯦ ꯅꯨꯡꯉꯥꯏꯔꯤ ꯀꯃꯦꯟ ꯂꯥꯛꯇ꯭ꯔꯤꯉꯩꯁꯤꯗ ꯑꯩ ꯃꯌꯥꯝ ꯂꯣꯏꯁꯤꯟꯖꯍꯧꯔꯒꯦ ꯃꯌꯥꯝ ꯋꯥꯔꯧꯕꯤ ꯌꯥꯗꯦ ꯉꯁꯤꯒꯤꯗꯤ ꯃꯇꯝꯁꯨ ꯌꯥꯝ ꯊꯦꯡꯉꯦ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯊꯣꯏꯕꯤꯁꯨ ꯇꯧꯔꯛꯑꯦ ꯑꯗꯨꯒ ꯏꯌꯥꯝꯕ ꯉꯔꯥꯡꯗꯩꯁꯨ ꯇꯨꯝꯃꯛꯇ꯭ꯔꯤ ꯒꯨꯗ ꯅꯥꯏꯠ ꯑꯣꯏꯔꯁꯦ ꯑꯩ ꯍꯌꯦꯡ ꯉꯟꯅ ꯚꯤꯗꯤꯑꯣ ꯑꯣꯏꯅ ꯌꯦꯡꯉꯒꯦ ꯍꯣꯏ ꯃꯥꯂꯦꯝ ꯄꯣꯊꯥꯔꯣ ꯑꯗꯨꯁꯨ ꯊꯦꯡꯉꯦ ꯄꯣꯊꯥꯅꯕ ꯇꯧꯔꯅꯤ ꯆꯥꯛ ꯆꯥꯗ꯭ꯔꯤ ꯑꯩꯗꯤ ꯆꯥꯛꯇꯤ ꯆꯥꯈꯤꯗꯣꯏꯅꯤ ꯑꯗꯨꯅ ꯂꯣꯏꯁꯤꯜꯂꯅꯤ ꯑꯗꯣ ꯃꯌꯥꯝꯁꯨ ꯂꯥꯏꯚ ꯌꯦꯡꯕꯤꯔꯤꯕ ꯃꯌꯥꯝꯁꯨ ꯋꯥꯔꯧꯕꯤꯔꯣꯏꯅ ꯈꯜꯂꯤ ꯉꯁꯤ ꯂꯥꯏꯚꯁꯤ ꯍꯧꯕꯗ ꯌꯦꯡꯍꯧꯗ꯭ꯔꯒꯁꯨ ꯍꯌꯦꯡ ꯚꯤꯗꯤꯑꯣ ꯑꯣꯏꯅ ꯑꯗꯨꯝ ꯌꯦꯡꯕꯤꯔꯣ ꯃꯊꯪ ꯂꯥꯏꯚꯇ ꯊꯦꯡꯅꯔꯁꯦ ꯍꯣꯏ ꯃꯊꯪ ꯂꯥꯏꯚꯇ ꯊꯦꯡꯅꯔꯁꯦ ꯃꯊꯪꯒꯤ ꯁꯦꯇꯔꯗꯦ ꯅꯨꯃꯤꯠꯇ ꯉꯥꯏꯕꯤꯔꯝꯃꯣ ꯃꯊꯪꯒꯤ ꯁꯦꯇꯔꯗꯦ ꯅꯨꯃꯤꯠꯇ ꯄꯨꯡ 4ꯗꯒꯤꯅ 9:30 ꯃꯥꯄꯟ ꯁ꯭ꯋꯥꯏꯋꯥꯏꯗꯒꯤꯅ ꯑꯗꯨꯝ ꯑꯩ ꯂꯥꯏꯚ ꯇꯧꯔꯛꯅꯕ ꯍꯣꯠꯅꯔꯒꯦ ꯊꯦꯡꯉꯕꯗ 9:30 ꯐꯥꯎ ꯃꯅꯨꯡꯗ ꯂꯥꯏꯚ ꯁꯣꯏꯗꯅ ꯇꯧꯔꯛꯑꯅꯤ ꯑꯗꯨꯗ ꯑꯃꯨꯛ ꯉꯁꯤꯒꯤ ꯁꯨꯃꯥꯏꯅ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯃꯌꯥꯝ ꯁꯥꯟꯅꯔꯁꯦ ꯑꯗꯨꯒ ꯇꯣꯄꯤꯛ ꯃꯌꯥꯝ ꯑꯃ ꯄꯨꯊꯣꯛꯑꯒ ꯋꯥꯔꯤ ꯁꯥꯟꯅꯅꯕ ꯋꯦꯅꯁꯗꯦꯁꯨ ꯊꯥꯔꯛꯄ ꯌꯥꯕ꯭ꯔꯥ ꯌꯦꯡꯉꯣ ꯕ꯭ꯔꯗꯔ ꯍꯥꯏꯌꯦ ꯋꯦꯅꯁꯗꯦꯗꯣ ꯑꯩ ꯍꯧꯖꯤꯛꯁꯨ ꯍꯥꯏꯁꯤꯅꯦ ꯋꯦꯅꯁꯗꯦꯗꯣ ꯑꯩ ꯄꯨꯡ 5 ꯑꯗꯨꯋꯥꯏꯗ ꯑꯩ ꯄꯨꯡꯈꯥꯏꯃꯨꯛꯇꯪ ꯌꯥꯔꯒꯗꯤ ꯑꯗꯨꯋꯥꯏꯗ ꯊꯥꯔꯛꯅꯕ ꯍꯣꯠꯅꯒꯦ ꯑꯗꯨꯒ ꯃꯌꯥꯝ ꯆꯪꯕꯤꯔꯛꯑꯒꯗꯤ ꯌꯥꯝ ꯐꯔꯦ ꯆꯪꯉꯛꯇ꯭ꯔꯒꯗꯤ ꯃꯗꯨꯗ ꯌꯥꯝꯅ ꯃꯄꯨꯡ ꯐꯥꯕ ꯑꯣꯏꯗ꯭ꯔꯒꯗꯤ ꯑꯩ ꯃꯈꯥ ꯆꯠꯊꯒꯗ꯭ꯔꯥ ꯆꯠꯊꯔꯣꯏꯗ꯭ꯔꯥ ꯍꯥꯏꯕꯗꯣ ꯑꯗꯨꯁꯨ ꯑꯃꯨꯛ ꯌꯦꯡꯉꯁꯤ
ꯑꯗꯨꯒ ꯚꯦꯂꯦꯟꯇꯤꯅꯥ ꯍꯦꯟ ꯍꯥꯏꯔꯛꯏ ꯚꯦꯂꯦꯟꯇꯤꯅꯥꯁꯨ ꯍꯧꯖꯤꯛꯇ ꯆꯪꯉꯛꯏ ꯃꯥꯜꯂꯦ ꯇꯧꯔꯤꯁꯦ ꯂꯥꯏꯚꯁꯤꯅ ꯂꯣꯏꯁꯤꯜꯂꯒꯦ ꯇꯧꯕ ꯃꯇꯝꯁꯤꯗ ꯃꯌꯥꯝꯁꯦ ꯍꯧꯖꯤꯛꯇ ꯆꯪꯁꯤꯜꯂꯛꯏ ꯀꯔꯤꯅꯣ ꯑꯣꯏꯅ ꯍꯥꯏꯗꯣꯏꯁꯤ ꯒ꯭ꯌꯥꯟꯒ ꯇꯥꯁꯜꯂꯛꯇ꯭ꯔꯦ ꯆꯥꯛꯇꯤ ꯁꯣꯝꯗ ꯂꯥꯝꯃ ꯂꯣꯏꯔꯦ ꯄꯨꯡ ꯉꯁꯥꯏ 8:30ꯗꯒꯤ ꯊꯥꯕꯅꯤꯅꯀꯣ ꯍꯧꯖꯤꯛ ꯄꯨꯡ 12:30 ꯇꯥꯔꯛꯄ ꯍꯥꯏꯁꯦ ꯄꯨꯡ 2 ꯐꯥꯖꯤꯜꯂꯛꯑꯦꯗꯅꯀꯣ ꯅꯟ ꯁ꯭ꯇꯣꯞꯇ ꯀꯟꯇꯤꯅ꯭ꯌꯨꯁꯂꯤ ꯉꯥꯡꯅꯩꯁꯤꯁꯨ ꯁꯤꯗꯩꯁꯤ ꯄꯥꯜꯂꯤꯕ ꯈꯅꯥꯎ ꯃꯆꯥꯁꯤꯗꯁꯨ ꯐꯕꯗꯤ ꯑꯣꯏꯔꯣꯏꯕ ꯀꯨꯏꯅ ꯉꯥꯏꯕ ꯋꯥꯏꯅꯦꯍꯦ ꯍꯥꯏꯌꯦ ꯃꯥꯅꯦ ꯋꯥꯕꯨꯗꯤ ꯋꯥꯔꯝꯒꯅꯤ ꯊꯥꯡꯖ ꯑꯃꯗꯒꯤ ꯊꯥꯡꯖ ꯑꯃ ꯉꯥꯏꯕ ꯍꯥꯏꯕꯁꯦ ꯅꯨꯡꯉꯥꯏꯕ ꯍꯞꯇꯥ ꯑꯃꯃꯝ ꯉꯥꯏꯕ ꯍꯥꯏꯁꯦ ꯑꯗꯨꯕꯨ ꯑꯩꯒꯤꯁꯨ ꯎꯄꯥꯏ ꯂꯩꯇꯕ ꯑꯃ ꯂꯩꯅ ꯇꯧꯔꯤꯅꯤ ꯃꯌꯥꯝ ꯋꯥꯔꯧꯕ ꯌꯥꯗꯦ ꯀꯩ ꯂꯝꯗꯩꯅꯣ ꯕ꯭ꯔꯗꯔ ꯍꯥꯏꯌꯦ ꯚꯦꯂꯦꯟꯇꯤꯅꯥꯅ ꯑꯩꯗꯤ ꯚꯦꯂꯦꯟꯇꯤꯅꯥ ꯁꯥꯏꯇꯣꯟꯗꯒꯤꯅꯤ ꯁꯥꯏꯇꯣꯟ ꯍꯥꯏꯁꯦ ꯇꯥꯔꯕ꯭ꯔꯥ ꯇꯥꯗ꯭ꯔꯤꯕ꯭ꯔꯥ ꯇꯥꯔꯝꯗꯧꯁꯨ ꯃꯥꯜꯂꯦ ꯚꯦꯂꯦꯟꯇꯤꯅꯥꯁꯦ ꯑꯅꯧꯕ ꯃꯥꯜꯂꯦ ꯍꯣꯏ ꯚꯦꯂꯦꯟꯇꯤꯅꯥꯁꯦ ꯉꯁꯤ ꯈꯛꯇ ꯊꯦꯡꯅꯕ ꯃꯥꯜꯂꯦ ꯂꯥꯏꯚꯁꯤꯗꯁꯨ ꯀꯃꯦꯟ ꯇꯧꯔꯛꯄꯁꯦ ꯉꯁꯤꯅ ꯑꯍꯥꯟꯕꯅꯦ ꯑꯩꯅ ꯊꯦꯡꯅꯔꯤꯁꯦ ꯆꯦꯅꯦꯜꯁꯦ ꯅꯧꯅ ꯊꯦꯡꯅꯕ ꯑꯣꯏꯔꯒꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯗ꯭ꯔꯤꯕ ꯑꯣꯏꯔꯗꯤ ꯇꯧꯁꯤꯟꯕꯤꯔꯝꯃꯣ ꯑꯗꯨꯒ ꯆꯦꯅꯦꯜꯒꯤ ꯚꯤꯗꯤꯑꯣꯁꯤꯡ ꯊꯥꯒꯠꯄꯁꯨ ꯌꯦꯡꯕꯤꯔꯣ ꯑꯗꯨꯒ ꯂꯥꯏꯚꯁꯤ ꯂꯣꯏꯈ꯭ꯔꯀꯥꯟꯗꯁꯨ ꯚꯤꯗꯤꯑꯣ ꯑꯣꯏꯅꯁꯨ ꯌꯥꯎꯔ ꯂꯩꯕꯗꯨꯗ ꯆꯪꯉꯀꯥꯟꯗ ꯃꯌꯥꯝ ꯉꯁꯤꯒꯤ ꯂꯥꯏꯚꯁꯤꯗ ꯀꯔꯤ ꯀꯔꯤ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏ ꯋꯥꯔꯤ ꯇꯧꯈꯤꯕꯒꯦ ꯍꯥꯏꯕꯗꯣ ꯑꯗꯨ ꯑꯗꯨꯝ ꯊꯦꯡꯅꯔꯅꯤ ꯇꯥꯔꯦ ꯍꯥꯏꯌꯦ ꯁꯥꯏꯇꯣꯟꯁꯦ ꯍꯣꯏ ꯁꯥꯏꯇꯣꯟꯗꯒꯤꯅꯤ ꯑꯩ ꯁꯥꯏꯇꯣꯟ ꯍꯥꯏꯅ ꯌꯥꯝ ꯄꯤꯛꯄ ꯈꯨꯡꯒꯪ ꯑꯃꯈꯛꯅꯤ ꯑꯩꯈꯣꯏꯒꯤ ꯂꯝꯁꯤꯗꯤ ꯅꯨꯡꯁꯤꯖꯕ ꯅꯝꯕꯣꯜꯒꯤꯅꯤ ꯑꯩ ꯍꯥꯏ ꯍꯣꯏ ꯅꯝꯕꯣꯜꯗꯤ ꯑꯩꯅ ꯆꯠꯊꯣꯛ ꯆꯠꯁꯤꯟꯗꯣ ꯑꯗꯨꯝꯇ ꯇꯧꯔ ꯂꯩꯕ ꯑꯩꯒꯤ ꯂꯝꯕꯤꯅꯤ ꯑꯗꯨꯗꯤ ꯂꯝꯕꯤꯁꯤꯗꯤꯀꯣ ꯑꯗꯨꯝꯇ ꯇꯧ ꯂꯩꯔꯤꯕ ꯂꯝꯅꯤ ꯅꯝꯕꯣꯜꯗ ꯑꯩꯒꯤ ꯃꯔꯨꯞ ꯃꯄꯥꯡ ꯃꯌꯥꯝ ꯑꯃꯁꯨ ꯅꯝꯕꯣꯜ ꯕꯖꯥꯔꯗꯨꯗꯒ ꯅꯣꯏꯒꯤ ꯕꯖꯥꯔ ꯃꯊꯛꯀꯤꯗꯨꯗꯒ ꯐꯤꯒꯤ ꯗꯨꯀꯥꯟꯒ ꯇꯧꯕ ꯑꯩꯒꯤ ꯃꯔꯨꯞꯁꯤꯡ ꯀꯣꯂꯦꯖ ꯇꯝꯃꯤꯟꯅꯕ ꯑꯁ ꯃꯔꯨꯞ ꯃꯄꯥꯡ ꯌꯥꯝ ꯂꯩꯗ ꯅꯝꯕꯣꯜꯗꯗꯤ ꯄꯩꯉꯩ ꯂꯩ ꯑꯩ ꯅꯝꯕꯣꯜꯁꯨ ꯈꯪꯉꯤ ꯑꯗꯨꯝ ꯑꯩꯒꯤ ꯂꯝꯕꯤꯅꯤꯅꯀꯣ ꯑꯩ ꯐꯖꯅ ꯈꯪꯉꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝꯁꯦ ꯃꯌꯥꯝ ꯑꯝꯇꯪ ꯒꯨꯗ ꯅꯥꯏꯠ ꯑꯅ ꯍꯥꯏꯖꯤꯟꯕꯤꯔꯗꯤ ꯐꯅꯤꯅꯦ ꯁꯥꯏꯇꯣꯟꯁꯦ ꯇꯥꯔꯦ ꯀꯗꯣꯝꯗꯣ ꯀꯗꯥꯏꯗ ꯂꯩꯒꯦꯗꯤ ꯈꯪꯗꯦ ꯍꯥꯏ ꯁꯣꯏꯜ ꯀꯩꯅꯣꯅꯦ ꯇꯤꯗꯤꯝ ꯂꯝꯕꯤꯗ ꯀꯩꯁꯥꯝꯄꯥꯠꯇꯒꯤ ꯍꯧꯔꯒ ꯆꯨꯔꯆꯥꯟꯄꯨꯔ ꯆꯠꯈꯤꯕꯁꯦ ꯇꯤꯗꯤꯝ ꯂꯝꯕꯤ ꯍꯥꯏꯗꯅꯀꯣ ꯇꯤꯗꯤꯝ ꯂꯝꯕꯤꯁꯤꯗ ꯁꯨꯝ ꯂꯥꯛꯑꯀꯥꯟꯗ ꯂꯣꯏ ꯂꯥꯟꯊꯔꯒ ꯃꯣꯏꯔꯥꯡꯒ ꯂꯥꯟꯊꯔꯀꯥꯟꯗ ꯀꯧꯇꯥ ꯍꯥꯏꯅ ꯃꯨꯁꯂꯤꯝ ꯇꯥꯕ ꯂꯝ ꯑꯃ ꯂꯩꯕꯗꯣ ꯄꯥꯡꯒꯟ ꯇꯥꯕ ꯂꯝꯗꯣ ꯑꯗꯨ ꯂꯥꯟꯊꯔꯀꯥꯟꯗ ꯄꯣꯔꯣꯛ ꯆꯥꯎꯈꯥꯏꯑꯅ ꯃꯌꯥꯝꯅ ꯏꯔꯥꯡꯒꯤꯗ ꯇꯣꯔꯕꯨꯡ ꯀꯪꯕꯥꯏ ꯍꯥꯏꯅ ꯌꯥꯝ ꯃꯃꯤꯡ ꯆꯠꯈꯤꯕ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯏꯔꯥꯡ ꯌꯥꯝ ꯀꯟꯕ ꯖꯒꯥꯗꯣ ꯑꯗꯨ ꯌꯧꯗ꯭ꯔꯤꯉꯩꯗ ꯂꯝꯕꯤ ꯑꯃꯈꯛ ꯃꯃꯥꯡ ꯄꯥꯡꯅ ꯆꯪꯒꯅꯦꯕ ꯑꯗꯨꯗ ꯆꯪꯉꯀꯥꯟꯗ ꯁꯥꯏꯇꯣꯟ ꯍꯥꯏꯅ ꯂꯝ ꯑꯃꯈꯛ ꯂꯩ ꯑꯗꯨꯗꯒꯤꯅꯤ ꯑꯗꯨꯗꯤ ꯃꯌꯥꯝꯁꯦ ꯒꯨꯗ ꯅꯥꯏꯠ ꯑꯣꯏꯔꯁꯦ ꯃꯌꯥꯝ ꯒꯨꯗ ꯅꯥꯏꯠ ꯑꯃꯅ ꯀꯃꯦꯟ ꯑꯃꯇ ꯇꯧꯁꯟꯕꯤꯔꯛꯑꯣ ꯅꯠꯇ꯭ꯔꯗꯤ ꯑꯩꯁꯨ ꯂꯣꯏꯁꯟꯕ ꯉꯝꯗ ꯂꯩꯔꯦ ꯃꯌꯥꯝꯅ ꯀꯃꯦꯟ ꯇꯧꯔꯒ ꯑꯩꯅ ꯔꯤꯄ꯭ꯂꯥꯏ ꯄꯤꯔꯝꯗꯅ ꯂꯣꯏꯁꯟꯕꯗꯨꯗꯤ ꯑꯩꯁꯨ ꯅꯨꯡꯉꯥꯏꯇꯦꯅ ꯑꯗꯨꯝ ꯇꯧ ꯆꯣꯟꯊꯗꯅ ꯄꯨꯡ 2 ꯐꯥꯖꯤꯟꯈ꯭ꯔꯦ ꯃꯊꯪꯒꯤ ꯑꯣꯏꯅ ꯁꯇꯔꯗꯦ ꯅꯨꯃꯤꯠꯇ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯋꯦꯅꯁꯗꯦꯗꯣ ꯌꯥꯔꯒꯗꯤ ꯑꯩ ꯂꯥꯏꯚ ꯇꯧꯅꯕ ꯇꯧꯒꯦ ꯑꯃꯁꯨ ꯆꯪꯂꯛꯏꯌꯦ ꯅꯛꯂꯣꯡꯅꯩ ꯍꯥꯏꯅ ꯃꯣꯜꯁꯣ ꯍꯥꯏꯅ ꯇꯧꯔꯛꯏ ꯀꯔꯤ ꯍꯥꯏꯅꯣ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯁꯣꯝꯗ ꯂꯣꯏꯁꯟꯕ ꯀꯟꯅ ꯃꯌꯥꯝ ꯂꯣꯏꯁꯤꯜꯂꯒꯦ ꯍꯥꯏꯔꯤꯉꯩꯗ ꯅꯧꯅ ꯍꯧꯖꯤꯛꯇ ꯊꯦꯡꯅꯕ ꯃꯤꯒꯁꯨ ꯌꯥꯎꯔꯤ ꯇꯧꯔꯤꯁꯤ ꯊꯦꯡꯅ ꯑꯊꯦꯡꯕꯗ ꯊꯥꯕꯜ ꯐꯒꯠꯂꯛꯄꯩ ꯃꯑꯣꯡꯅꯤ Where are you from? I am from Manipur, a village called Saiton. And Malkungi, from where are you? Which language is it? This is Manipuri language. In Manipur, Manipuri language is the official language, and Manipuri is my mother tongue. So I was doing live with my fellow colleagues in my local dialect. I don't know why. How should you know that? I think you have only seen me today itself, and how you come to know that. I heard. I think from where you are. uh, Where are you from? Tell me if you are in from India. You should definitely know that Manipur is a part of India, and it is the one of the rich culture. I am from Japan. Okay. Oh, nice to see you, man. Japan is one of my dream land where I wanted to visit because our looks are somehow similar because we Manipuri are Mongoloid, so our looks, our lifestyle, our food habits are very similarities are there. So Japan is one of the advanced country which I wanted to visit there. In Manipur also, bamboo shoot.
We used to eat the bamboo shoot, raw, fermented. This type of foods are mostly found in this uh, many Mongoloid peoples are fond of this. Live sum yang bache sum to taurakte kedaroge mi noibo hai noi set sabat tautaba mi siyawe. Hi brother, if I can, I'll definitely visit Japan one day. Japan and or Manipur have a close relation in the Second World War. The first place where, with the help of Japanese army and Indian National Army INA, hosted the tricolor flag of India in place called Moirang in Manipur. Manipur have a very close relationship with these eastern countries, Southeast Asia, not only by culture, the lifestyle, the food habits, the looks. I think they are very similar in between us. BTS, BTS dari Korea aja orang wanita. Ungongori ay hay. ungongori kaygino ngasaygi Japanese nupasi urubade. Maybe BTS lover. ꯊꯦꯡꯉꯒ ꯊꯥꯕꯜ ꯐꯒꯠꯂꯛꯏ ꯁꯣꯏꯜꯁꯨ ꯁꯣꯝꯗ ꯑꯩꯅ ꯂꯣꯏꯁꯟꯅꯤꯡꯉꯗꯅ ꯈꯣꯔꯣꯛ ꯈꯣꯠ ꯃꯇꯝ ꯑꯗꯨ ꯌꯧꯔꯛꯑꯕꯅꯤ ꯑꯗꯨꯒ ꯂꯥꯏꯐꯁꯦ ꯏꯃꯥ ꯄꯨꯡ ꯕꯥꯔꯣ ꯇꯥꯗꯣꯔꯦꯅꯦ 12 ꯃꯤꯅꯤꯠ 9 ꯆꯠ ꯂꯩꯔꯝꯃꯦ ꯃꯌꯥꯝ ꯌꯥꯗ꯭ꯔꯦ ꯁꯤꯗꯤ ꯃꯔꯨ ꯌꯥꯗꯦ ꯑꯩ ꯂꯣꯏꯁꯟꯅꯕ ꯇꯧꯗ ꯌꯥꯔꯣꯏ ꯆꯥꯛ ꯂꯥꯝꯕꯅ ꯍꯦꯟꯅ ꯂꯥꯏꯔꯗꯅ ꯃꯇꯝꯁꯤꯗꯤ ꯌꯥꯗ꯭ꯔꯦ. What should I do? I will stay here. Yeah, I don't think so because you will totally we are speaking in our not native language and you won't be able to understand whatever we are speaking and we are talking over here. But I would thank you for visiting my channel and being a part of this live show and you comment and participate on this. If you want to know and if you want to explore the peoples of Manipur, especially this part of India is closely related with the Japan in culture and tradition and food habits. So if you want to explore the people like us who are living in India, then you should definitely I think you subscribe my channel so that I can share my somehow lifestyle videos in other different another channel also. Then you should come to know that the people of Manipur and how we are living our lifestyle and very much culture, rich culture, the food habits you can come to know by my channel. I will suggest you from other channel also which is having showing this kind of shows in the YouTube so that you can come to know. And if you have a chance to come to visit in Manipur, please, I would like to invite you to come in Manipur so that you can see there is a special place which is called India Peace Memorial, which is set up by the government of Japan in Manipur, especially because of in memory of Second World War, the soldiers of Japan who lost their lives in Manipur, especially in the Battle of Imphal and the Battle of Kohima. So Manipur and Japan has a very far relation, close relation with Manipur. So I think you should definitely have a good interest on this thing. I think so. Okay. ꯃꯈꯥꯁꯤꯗ ꯑꯃꯨꯛ ꯍꯥꯏꯔꯛꯏꯁꯦ ꯏꯌꯥꯝꯕꯁꯦ ꯆꯥꯛ ꯂꯥꯝꯕ ꯂꯣꯏꯔꯕ ꯃꯥꯜꯂꯦ ꯍꯣꯜꯂ ꯍꯣꯜꯂ ꯀꯟꯅ ꯈꯥꯡ ꯂꯩꯔꯦ ꯃꯥꯅꯤ ꯆꯥꯛ ꯂꯥꯝꯕ ꯂꯣꯏꯔꯦ ꯁꯤ ꯅꯨꯄꯥꯁꯦ ꯈꯪꯒꯨꯝ ꯇꯧꯔꯦ ꯑꯩ ꯍꯥꯏ ꯀꯅꯥ ꯑꯣꯏꯗꯣꯏꯅꯣ ꯃꯥꯅ ꯈꯪꯉꯤ ꯍꯥꯏꯁꯦ ꯁꯤꯒꯤ ꯀꯩꯅꯣꯁꯦ ꯑꯣꯏꯗꯣꯏꯔꯥ ꯀꯣꯡꯒꯩ ꯍꯥꯏꯁꯦ ꯑꯣꯏꯗꯣꯏꯔꯥ ꯀꯅꯥꯅꯣ ꯖꯄꯥꯟ ꯅꯨꯄꯥꯁꯦ ꯅꯪ ꯈꯪꯕ꯭ꯔꯣ ꯍꯥꯏꯌꯦ ꯑꯣ ꯖꯄꯥꯟ ꯅꯨꯄꯥꯁꯦ ꯑꯝꯇ
I have heard a lot about Manipur. Definitely, Manipur is one of the mm, rich in the sports also. The players from Manipur participate representing India in various, I think, all over the globe. Recently, from my village, also nearby my village, one of the player got gold medal in the international level tournament. So many peoples from Manipur, I can't mention all those names. There are many peoples who represent India from Manipur and play in the international level, even in the Olympics also, and they got not only participate, they got medals, and they saw the bright moment of the state called Manipur. So I think Manipur is people who have general awareness about what is going on in the world and what is happening around the world, around the globe. They will definitely come to know Manipur. And even recently, the very sadly, the ethnic classes between the Manipuri and the Kuki communities are going on from the last 2 years, from 2023, May 2023. This news is widely spread all over the globe, and definitely for that also Manipur is come to known to other part of the world. So I think you have heard about Manipur. Yeah, and that will be Hobism. Okay, it means isim khara thaksan lu hai. Isim khara thaksan la suya roi chakla magi. ꯃꯍꯨꯠꯁꯤꯗꯤ ꯑꯇꯣꯞꯄ ꯏꯁꯤꯡꯅꯁꯨ ꯁꯤꯟꯕ ꯌꯥꯗꯦ, ꯏꯁꯤꯡ ꯈꯧꯔꯥꯡꯕꯁꯦ ꯍꯩ ꯃꯍꯤꯅꯁꯨ ꯌꯥꯗꯦ. ꯑꯗꯨꯃꯥꯏꯅ ꯆꯥꯛ ꯂꯥꯝꯕ ꯍꯥꯏꯕꯁꯤ ꯃꯍꯨꯠ ꯁꯤꯟꯕ ꯌꯥꯕ ꯄꯣꯠꯁꯤ ꯆꯥꯛ ꯆꯥꯔꯒꯇ ꯐꯒꯗꯕꯅꯤ. ꯆꯥꯛ ꯆꯥꯅꯤꯡꯕꯅ ꯂꯣꯏꯔꯕꯅꯤ. ꯏꯁꯤꯡ ꯏꯁꯤꯡꯅ ꯆꯥꯛ ꯃꯍꯨꯠ ꯁꯤꯟꯕ ꯌꯥꯔꯗꯤ ꯉꯁꯥꯏꯅ ꯊꯛꯈ꯭ꯔꯅꯤ ꯍꯥꯏ. ꯃꯥꯅꯦ ꯁꯣꯍꯦꯜ, ꯆꯨꯝꯃꯕ ꯋꯥꯐꯝꯅꯦ. ꯏꯁꯤꯡꯅ ꯆꯥꯛꯀꯤ ꯃꯍꯨꯠ ꯁꯤꯟꯕ ꯌꯥꯗꯦ. ꯑꯗꯨꯗꯤ ꯃꯌꯥꯝꯁꯨ ꯃꯤꯁꯨ ꯌꯥꯝ ꯌꯥꯝꯕꯁꯨ ꯑꯣꯏꯗ꯭ꯔꯦ, ꯃꯤ ꯌꯥꯝꯕꯒꯤ ꯋꯥ ꯈꯛꯇ ꯅꯠꯇꯅ ꯃꯇꯝ ꯊꯦꯡꯉꯕꯅꯤꯅ ꯒꯨꯗ ꯅꯥꯏꯠ ꯑꯣꯏꯔꯁꯦ ꯃꯌꯥꯝ. ꯒꯨꯗ ꯅꯥꯏꯠ ꯑꯅ ꯀꯃꯦꯟ ꯑꯃꯃꯝꯇ ꯇꯧꯁꯟꯕꯤꯔꯛꯑꯣ, ꯂꯣꯏꯁꯤꯜꯂꯁꯦ. ꯑꯩꯁꯨ ꯃꯌꯥꯝ ꯒꯨꯗ ꯅꯥꯏꯠ ꯍꯥꯏꯔꯝꯃꯒ ꯂꯣꯏꯁꯟꯒꯦꯅ ꯉꯥꯏ ꯂꯩꯕꯅꯤ. ꯌꯥꯝ ꯊꯦꯡꯉꯕꯅꯤꯅ ꯃꯊꯪ ꯑꯃꯨꯛ ꯀꯣꯟꯅ ꯊꯦꯡꯅꯔ ꯂꯣꯏꯔꯦ. My congratulations message. I have heard a lot about Manipur and Kuki. Would you like to say a little about them? I thought you're playing. I don't know. You're only commenting. How can I come to know that what is your reality? But you told me that you are from Japan, and the people of Japan, I respect their culture, the lifestyle, even the most, you know, uh, lifespan, longest lifespan, people of lifespans are living in Japan. So I respect your culture, your identity. But if you are playing a game, or if you are not hiding your identity, and if you want to know really about the Kuki community, I'll definitely tell you one thing. Kuki is not a community which is originally, how to say that, indigenous people of Manipur, because they are brought to Manipur by one of our king, and they stay in Manipur. They're there, and after that, many Kuki peoples are migrated from Myanmar. This is the neighboring country of India, which is border state with our state, Manipur, and so on. They settle in Manipur, the place of settled Manipur, and they have a right. They become citizens of Manipur. They become the citizens of India. But yeah, they are staying from some 19th centuries. In 1917, there are also an incident took place, the Kuki rebellion, which was in the era of British colonial era, and that rebellion was took place in Manipur by the British with the Kuki community and the British. But the indigenous peoples of Manipur is not one of them. Kuki is not one of them. Yeah, I do respect the peoples. I do love the peoples. I have many friends in Kuki community also. But the thing which they are doing right now, and the claim they are claiming on Manipur is not. I think they are not doing
in the good way, I think. So I don't want to elaborate on all these things, on these matters, because I'm not a social or political commentator or speaker. So I don't like to go deeper in this side. But I have very much knowledge on these thing matters, on these matters also. If you want to know, I'll tell you one day in a proper place, on proper platform. But I think this is not a good place for me to elaborate on this thing and these matters. So I'll say this much only. ꯏꯪꯈꯪ ꯆꯠꯂꯗꯤ ꯐꯩꯗꯅ ꯒꯨꯗ ꯅꯥꯏꯠ ꯏꯌꯥꯝꯕ ꯄꯣꯊꯥꯖꯔꯣ ꯄꯨꯡ ꯉꯥꯏꯍꯥꯛ ꯐꯝꯃꯒ ꯂꯩꯕꯁꯤꯁꯨ ꯅꯨꯡꯉꯥꯏꯕ ꯅꯠꯇꯦ ꯁꯣꯍꯦꯜꯅ ꯊꯣꯏꯕꯤꯁꯦ ꯀꯥꯏꯗꯩꯅꯣ ꯍꯥꯏ ꯊꯣꯏꯕꯤꯁꯤꯅ ꯃꯣꯏꯔꯥꯡꯗꯩꯅꯦ ꯁꯣꯍꯦꯜꯅ ꯑꯣ ꯍꯥꯏꯔꯦ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯃꯌꯥꯝꯁꯤ ꯑꯩ ꯉꯁꯤꯒꯤ ꯂꯥꯏꯚꯇ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩ ꯂꯣꯏꯁꯤꯟꯖꯔꯒꯦ ꯄꯨꯡꯁꯨ ꯑꯩꯅ ꯊꯥꯔꯤꯁꯦ ꯂꯥꯏꯚ ꯊꯥꯔꯤꯁꯦ ꯄꯨꯡ 2 ꯐꯥꯔꯦ ꯑꯗꯨꯅ ꯃꯌꯥꯝ ꯃꯊꯪꯒꯤ ꯁꯦꯇꯔꯗꯦ ꯉꯥꯏꯕꯤꯔꯝꯃꯣ ꯑꯗꯨꯗ ꯑꯣꯏꯅ ꯋꯥꯔꯤ ꯐꯖꯅ ꯁꯥꯟꯅꯍꯧꯔꯁꯦ ꯉꯁꯤꯒꯤ ꯄꯦꯟꯗꯕ ꯍꯥꯏꯅꯤꯡꯕ ꯂꯩꯕ ꯃꯌꯥꯝꯗꯨ ꯅꯤꯡꯁꯤꯡꯉꯒ ꯉꯥꯏꯕꯤꯔꯝꯃꯣ ꯑꯗꯨꯗꯩꯗꯨꯗ ꯃꯌꯥꯝꯒꯤ ꯑꯋꯥꯕ ꯅꯨꯡꯉꯥꯏ ꯄꯥꯎꯈꯨꯝ ꯄꯨꯝꯅꯃꯛ ꯑꯩ ꯄꯤꯅꯕ ꯍꯣꯠꯅꯖꯔꯒꯦ ꯑꯗꯨꯒ ꯃꯌꯥꯝꯗꯒꯤ ꯑꯣꯏꯅꯗꯤ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯑꯩ ꯀꯥꯏꯅꯅꯕ ꯌꯥꯊꯪ ꯅꯤꯖꯔꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯋꯥꯔꯧꯕꯤꯔꯣꯏ ꯒꯨꯗ ꯅꯥꯏꯠ ꯑꯣꯏꯔꯁꯦ ꯃꯇꯝꯁꯨ ꯌꯥꯝ ꯊꯦꯡꯖꯤꯜꯂꯛꯄꯒ ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯩꯁꯨ ꯆꯥꯛ ꯂꯥꯝꯁꯤꯜꯂꯛꯄꯅꯅꯦ I am unable to understand what is right and what is wrong Manipur and Kuki hai. There are lots of things. This is a very huge scope, I think. If I start explaining on this matter, it will take more than an hour. Not more than an hour, it will take a whole day, entire day also. And in this much of time, that much of time is not with me right now because I was trying to end the session for the day because I am doing this live session from last 2 hours. I'm sitting in this way, so I wanted to end the session for right in this moment. If you want to know more about the Kuki, I just simply tell you the Kuki are not the people who are not indigenous people of Manipur, and they are claiming their their ancestral land in Manipur, and they want a separate administration within the state of Manipur. They want a new separate state in Manipur itself. So this won't be possible because Manipur is a kingdom which is more than 2,000 years of history, one of the ancient civilization, and they are came to another state, another kingdom or another place, and they settle there and they are start claiming the land as their own. So I think this is not and they are trying to make a new country. I think there are their sense they are trying to make a new country by taking some parts of Manipur, some parts of Myanmar, and they are trying to build a new country. This won't be possible. So this is the main issue that is running plan, and all this is going from long back. So there are lots of things to explain on this matters. If you want to know more, just Google it and find out who are cookies and how they came to Manipur. And there are all the records, all the histories are available over there. I just mentioning only few parts, which I can let you know some basic ideas about the Kuki community peoples. I'll tell you one day if you want to know more on this thing, on this matter. Just wait for me on next Saturday. I'll go my live session on Saturday. On that, you join my live session, and I'll tell you. I'll explain all those matters because today it's been a long time I'm doing this live session. I wanted to end this session for the day because I haven't had my dinner yet, and 11:30 is a midnight in our country. Good night. Iyamba processor da thing and phone the 5 minutes je kari no hai kita haibiramo hai bidan da changa thienga kan hangle kilometer 4 minute 5 minute haibase moigi processor do sari bogi akhoi architecture ka no duni ko aduga 3 4 5 9 bis da pin ke gi power and battery efficient oi be heli bidan da ai mathangi live session do ina patana explain tawge ngasi ki oina de ai thengjalak pasina ai matamse loisalage khanbasina ai khara son oina ten haibane hainu sak saru ro loisan lo live to live hai hoi ai live se loisan jarage mayam na su hai ngai sida ai tanja chaba oina lawroga. Okay, Saturday and Sunday, yeah. Just wait for me on next Saturday. I'll definitely tell you whole the story, what is going on in Manipur and what about this thing, all these things, all these matters. I also wanted to let the other people's people in all other parts of the globe will come to know what is going on in Manipur, and the people, the innocent people of Manipur, like Meitei, we are suffering
because of the illegal immigrants from the other country, and we are suffering in our country, in our land. This is not, I think, acceptable. So I'll let you know all these matters next Saturday. If you want to join my live session, just wait for me on Saturday. I will definitely tell you the whole story, what is going on in Manipur. Please subscribe my channel so that you can come to know when I go for live. Thank you. ꯑꯗꯨꯗꯤ ꯃꯌꯥꯝ ꯑꯩ ꯂꯣꯏꯁꯤꯟꯖꯔꯒꯦꯀꯣ ꯉꯁꯤꯒꯤ ꯂꯥꯏꯐꯁꯦ ꯑꯩ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯋꯥꯔꯧꯕꯤꯕ ꯌꯥꯗꯦ ꯃꯌꯥꯝ ꯌꯦꯡꯉꯤꯕ ꯈꯔꯁꯤꯁꯨ ꯃꯇꯝꯁꯨ ꯊꯦꯡꯖꯜꯂꯦ ꯃꯌꯥꯝꯁꯨ ꯄꯣꯊꯥꯕꯤꯔꯣ ꯑꯩꯁꯨ ꯒꯨꯗ ꯅꯥꯏꯠ ꯑꯣꯏꯔꯒꯦ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯒꯨꯗ ꯅꯥꯏꯠ ꯕꯥꯏ ꯑꯦꯚ꯭ꯔꯤꯋꯥꯟ Thoibi it is very beautiful okay Thoibi is beautiful yes okay good night everyone good night ma'am good night boys